ꯑꯗꯨꯒꯗꯤ ꯍꯥꯏꯕꯒ ꯇꯧꯕ ꯅꯨꯄꯤꯁꯦ ꯄꯨꯁꯜꯂ ꯂꯥꯛꯑꯦꯕ ꯃꯗꯩꯗꯤ ꯍꯦꯛꯇ ꯅꯨꯄꯤ ꯑꯍꯟꯁꯤꯅ ꯁꯨꯝꯆꯤꯠꯁꯤ ꯂꯧꯊꯣꯛꯎꯔꯒ ꯃꯃꯥꯏꯁꯦ ꯁꯨꯝꯆꯤꯠꯁꯤना ꯐꯠ ꯀꯟꯕꯅꯦꯕ ꯌꯨꯝꯗ ꯑꯇꯤꯊꯤ ꯑꯃ ꯂꯥꯛꯄ ꯑꯣꯛꯄꯗꯤ ꯕꯦꯕꯥꯔꯒ ꯂꯣꯏꯅꯅ ꯑꯣꯛꯄꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯅꯪꯒꯨꯝꯕ ꯑꯣꯛꯇꯕꯤ ꯂꯥꯛꯄꯗꯤ ꯁꯨꯝꯆꯤꯠꯅ ꯑꯣꯛꯀꯗꯕꯅꯦꯅ ꯍꯦꯛꯇ ꯃꯥꯅ ꯄꯨꯔꯥ ꯀꯟꯕꯅꯦꯕ ꯎꯕꯣꯛ ꯂꯩꯈꯤꯗ꯭ꯔꯦ ꯃꯅꯦꯝꯕꯣꯛ ꯂꯩ ꯃꯧꯁꯤꯒ ꯃꯕꯥꯅꯤꯁꯤ ꯉꯥꯏꯍꯥꯛ ꯂꯩꯇꯪ ꯈꯟꯅꯕꯒꯤ ꯃꯅꯦꯝꯕꯣꯛꯁꯦ ꯇꯣꯉꯥꯟ ꯆꯥꯏꯌꯦꯕꯀꯣ ꯑꯗ ꯅꯨꯄꯤꯁꯤꯅ ꯉꯁꯥꯏ ꯐꯣꯟꯁꯦ ꯑꯗꯨꯝ ꯄꯥꯏꯕꯗ ꯅꯨꯄꯥ ꯑꯃ ꯃꯥꯁꯦ ꯐꯣꯟꯗ ꯈꯪꯅꯔꯦꯕ ꯈꯪꯅꯕꯗꯤ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯃꯦꯁꯦꯖ ꯊꯥꯅꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯃꯕꯥꯅꯤꯁꯦ ꯃꯇꯝ ꯂꯦꯟꯐꯝ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯅꯨꯄꯥꯁꯤꯒ ꯃꯥꯒꯁꯦꯀꯣ ꯑꯗꯨꯝ ꯂꯦꯜꯂꯦ ꯃꯕꯥꯅꯤꯁꯦ ꯑꯗꯩ ꯀꯩꯅꯣꯁꯦ ꯃꯥꯅ ꯌꯥꯝ ꯇꯧ ꯉꯝꯕꯒꯤ ꯆꯥꯡ ꯑꯕꯨꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯈꯤꯕ ꯃꯅꯥꯛꯇꯨꯗ ꯄꯨꯂꯞꯁꯨ ꯇꯨꯃꯤꯟꯅꯩꯅꯤꯀꯣ ꯐꯃꯨꯡ ꯑꯄꯥꯛꯄꯁꯤꯗ ꯃꯆꯥꯁꯤꯅ ꯃꯌꯥꯏ ꯊꯪꯉꯒ ꯅꯨꯄꯥꯁꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯁꯦ ꯃꯥ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯅꯩꯌꯦꯕ ꯅꯨꯄꯥ ꯑꯃꯁꯤꯒꯀꯣ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯒꯁꯦ ꯇꯨꯝꯃꯤꯌꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯗꯩ ꯌꯥꯝ ꯁꯥꯊꯤꯕꯩ ꯌꯥꯝ ꯁꯥꯊꯤꯕꯩ ꯆꯥꯡꯁꯦ ꯑꯗꯩ mayambu khurumjari and a very good evening. Ipo media miyang tabir pupunma mapu ahan mamaktada Suraj Khongban tabamna taramna okchabagalona na ikai khumdaba ucheri ngasi su mayam gidamukta puduna lakchiri mayam na khawrang ngai biriba amadi mayam gi comments mayam tabada khoisu pukning penjai amadi mayam na khawrang ngai ba sida khoisu kitang mayam gi oiba kitang thoidok hendokpa khara hekta hapning bagi wakhalon si lai adubu mayam na comments pibi rakliba hapta amada anirak haibda akhoi adu work tong naba kan hona jari aduba akhoi ni hek ngambaga mayamda akhoi phongdok chage amadi mayam gi seba penna matolomna akhoi pangthokpa ngamnaba akhoi na su kan hona jari mayam ngaiminasi ngasi gi every Saturday night crime diaries yengbiro pumna mapu hanana thagachari amadi amukus hana mayamdagi ekhoina nijaning basi hena subscribe to honbiu amadi hena ekhogi like share to biraga manipur gi ekhogi kachin koya pumda maksu ekhogi crime diaries ki kana basi lohan janing duna mayamda amuka ekhoina hanjinna ekhogi Ipo Media ki Crime Diaries every Saturday night live podcast asibu subscribe to view share to view haina hana mayamda ekhoina haijabani ngasigi Ipo Media na every Saturday night 6 p.m. Crime Diaries episode Nepal sujalakpa yengbiriba pumna makpu hana dolukchari amadi thagachaba phongdokchari ekhogi Ipo Media na series 9 puthokchari ba Crime Diaries asibu ekhoibu yamna thawai happy duna sponsor to biriba Brilliant Management Red Heaven amadi Madhavigi ekhogi Brilliant Management na mayamda pibiriba ekhogi servicing the wedding planners event management catering services kayamna chingba Brilliant Management dagi mayamna able to view amadi Red Heaven dagi mayamna hojiksi ekhogi chaphom si aduki matik leire adubu Red Heaven gi su yamna unique oiba test makhal kayamasu ekhogi mayam gi damakta provide tawzari offer tawzari aduga ai isamaksu Red Heaven gi test tawzare aduga makhoi gi yamna unique oiba test khara su leijai aduna mayam visit tobirga Red Heaven da ekhogi food items mayam ama enjoy tobiu haina thamjage aduga ahum suba ekhogi special sponsor sina Madhabi gi Manipur gi ekhogi pothok tagi mayam gi damakta cosmetic items skin care thau sabon amadi ekhogi lip balm kayana chingba Manipur gi pothokna Madhabi gi product oiduna mayam gi damakta seba tawzari aduga Madhabi gi ekhogi herbal products mayam asi mayamna taste obiraga magi flavor do lobiu hana thamjage mayamda ekhogi ngasigi Ipo Media every Saturday night yengbibagi hanana thagachari aduga ngasi si yamna special oba mayam gi damakta amuk puduna lakchari ngasigi title haibadi mayam si nupida crime chathaba nupida otpiba nupida neiba haina mayam kayama mayamna su akhoi comments sa udaba natte comments anambana akhoi da pibirakliba singsi akhoi gi yamna wakhal thauna amadi akhoi da yamna motivate toba ngakta oibanina mayam bu hanana thagachari aduga ngasigi title si akhoi na pangthorakpa series 8 phokta nattaba Nepal subasina kara top topa ma akhoi na sinjare haibadi ngasigi title si ichena thambibasi hak manghan biraba nupa kaya haina thamjare adubu akhoi gi ozana thambiriba hak manghan biraba nupa kaya sigi wari se chathadringai da ngasi se akhoi na hathu lakpada oja se
ngasi mayam akhoi si studio da changam dai da akhoi si groom tawraga akhoi changpam matam oza se khitang athoi ba ahen ba ama tawraga puduna lae mayam yengbiu oza se akhoi gi phajana akhoi gi make semlaba matung da akhoi gi maitai gi mayek tawraga akhoi gi lengyan ama yalaga lae adu si han heta hangning ba phaure adu si han mayam hangsi adu makha ta basi oza gi wari mayam tamina si ahan bedo oza da laksaning se oza ngasi si make semba sida oza na mu akhoi gi kay hai tare akhoi athon ba akhoi kaino ma lengyan hapirak libasi kari arthano kari phongdok ning bano amade akhoi da kari haining bano hoi ahan bada koi ipom media gi subscribers sing viewers sing aduga crime diaries pu hek hobodai ngasi bo leptana yengbi ba khuding makta aina ikongno na khurumjari ngasi gi pi je akhoi handak phangsan lamda aingonda yalakpane laisabi masamna aduda mana aingonda yan hairamba isema isema crime diaries to tai hek hobda yam nungai ado si phijim tadi handakti yan biro nungsi na sum yan bane ado mayamda aina jo haijaning baje khoi gi kaino je khoi sele group ana group manipur ge tum lam gi lekai gi loi seme ba ada nupi mau maroi na mau na hasing yam pulle ba adu gi meeting moi gi pun bagi function da dum ai je moi haibire adu ai dum adumaina nupi pun ba mafam jing je akhoi na hojik se mau jing nupa koi khalakpa dagi di akhoi gi yu thakalakpa asoi ba ma ma tawrakpa je sidai da akhoi na ju nupi jing jiga akhoi ga tana hogada ba dai macha semhaning ba adum ba akhoi gi khatang akhang kal hanning ba isa gi nam ka thokning ba dum ba ma akhoi nupi jing ga oina tana ning ba ma am lei ba adu duna adum ba tana ning ba ma am lei aduna adum ba gi nupi ma am hek pun ba thom jing da dum haibiro ai saru ya jage dai sport kai adum chairaw bagi handak yaw sangi adum thauri singna bi football taw ba ma ama ise nam ta hodok bi hona ai ma ama adum hodok sai do khuding mak adum manipur gi mafam adum haibiro ai adum saru ya jage yam nungai adumai na mayam go yam machum bani ozana thambiri ba haibidi ngasi su congratulation haijage haibidi lengyan ozada thonbi rakli ba lengyan si ozada akhoi gi ozada request to biraga lengyan si khoi crime diaries tamutang yan biro haina haibase akhoi da tabadu su yam nungai je aduga ngasi gi yan birakli ba akhoi gi madam du busu akhoi na congratulation haina thamjage aduga ipom na akhoi puthok chariba crime diaries leptana yengbiu amade share kya tawbiraga mayamda isung imanaba kaya da hen educate tawbiba amadi awareness pibiba akhoi gi crime diaries gi impactful oba society sida akhoi na crimes mitigate tawnabagi akhoi gi pandam si mayamna thunghanbiu haina haijage aduga akhoi gi han su akhoi haijare haibadi akhoi gi crime diaries sida akhoi na ozana puduna lagliba wari singsi akhoi gi fact findings mayama adagi true stories mayamum oibani na akhoi na disclaimer thamjabadu mayamda hanna ningsingjage haibadi below 18 years na akhoi crime diaries asi yengbidana ba akhoi avoid to bina ba haina request tawjage waro biroi amadi crime diaries sida akhoi su phajana ba sinba matamda akhoi na soigiba kaya yauraga akhoi minus below 18 years da akhoi na si sina akhoi da mokhoi da bad intentions kumba image ama imagination sama sakragadi akhoi na adubu akhoi na kanjaba ngamoidabagi leibani na akhoi na below 18 years na avoid to bina ba haina hanna haijari waro biroi aduga makhasi oza ngasigi title hak manghan biraba nupa kaya haibasigi wakhalon amadi masi karamna thokpano karamna mayamda mit nakong oigadabno haidu mathambiyoza asidi kano jing asigi episode sidi ai kano khoi nupa jing da lamdam jigi pakhang jing aduga yum balaba naha oiba nupa jing aduga nupi selorba nupa jing sumaina haiba nupa jing jida ai dedicate tawjage ado adum ayambana akhoi nupi da nupa na saitheng pibagi hak mangbase nupi na mangbagi nupi na wakalakpagi oina ayamba oibajida adum nupa gi hak mang hobei ju adumba crime jing lairagadi haibir on yam hai do ngasidi loinamak nupa da nupi na piramba saitheng nupa jing hak mang hoba adumba gi wari ngakta I thamjage aduga kaino makhal ani ni sida ida lak toi jing asije mayum palaga mai nupa na mai nupi na mai mapuroi bagi mayum makta dagi sien gi ba jingi wari aduga sielaba matung da nusinaga siela matung da atopa nupa da chen thokiba adugi hakmanga ba nupa jing si case makhal ani jidane ba aduga aina ju sigi case makhal ani jida nupa jing jida khanghanning ba akhoi gi kaino jing jina khangdaba khanghaudaba yadaba adum bagi akhoi gi mitna kong oina ba mayam ju sida ai naina ninge ba sigi matang jida aduga wari je liba haudingai da
ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯃꯔꯛꯇ ꯑꯩꯈꯣꯏ ꯆꯤꯊꯍꯧꯕ ꯍꯥꯏꯅꯤꯡꯕ ꯋꯥꯔꯤꯁꯤꯡꯗ ꯑꯗꯨꯝꯕ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯇꯦꯛꯁꯤꯡꯗꯣ ꯍꯥꯟꯅ ꯍꯥꯏꯖꯔꯝꯒꯦꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯁꯨꯝ ꯂꯤꯔꯛꯄꯗ ꯑꯩꯅ ꯍꯦꯛ ꯉꯍꯥꯃꯨꯛꯀꯤ ꯖꯦꯜꯒꯤ ꯋꯥꯔꯤꯗꯨꯗꯁꯨ ꯑꯩꯈꯣꯏ ꯃꯆꯥꯅꯨꯄꯥꯁꯦ ꯃꯄꯥꯟꯗ ꯀꯩꯅꯣ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯩ ꯍꯥꯏꯒꯗꯕꯁꯦ ꯊꯕꯛ ꯇꯧꯔ ꯂꯩꯌꯦꯅ ꯍꯦꯛ ꯍꯥꯟꯅ ꯍꯧꯔꯨꯕ ꯑꯗꯩ ꯋꯥꯔꯤꯗꯣ ꯀꯥꯎꯕꯒꯤꯀꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯍꯣꯏ ꯌꯥꯝꯁꯜꯂꯛꯄꯅꯤꯅ ꯑꯣꯟꯅꯈꯤꯕꯗꯣ ꯑꯁꯣꯏꯕ ꯑꯗꯨꯝꯕ ꯍꯦꯛ ꯌꯥꯎꯔꯁꯨ ꯌꯥꯎꯋꯦ ꯃꯌꯥꯝꯅ ꯑꯩꯅ ꯑꯃꯨꯛ ꯉꯥꯛꯄꯤꯐꯝ ꯌꯦꯡꯉꯀꯥꯟꯗ ꯍꯥꯟꯅ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯋꯥꯔꯤꯗꯨꯒꯤ ꯇꯥꯔꯀꯥꯟꯗ ꯁꯤꯁꯦ ꯃꯆꯥꯅꯨꯄꯥ ꯍꯥꯏꯒꯗꯧꯅꯤ ꯁꯣꯏꯈꯤꯕ ꯃꯥꯅꯦꯅ ꯁꯨꯝ ꯈꯟꯕꯤꯌꯣ ꯑꯗꯨꯒ ꯖꯦꯟꯒꯤ ꯋꯥꯔꯤꯁꯤꯗꯁꯨ ꯑꯩꯅ ꯆꯤꯊꯍꯧꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯈꯛꯁꯨ ꯌꯥꯎꯋꯦꯕ ꯃꯥꯅ ꯃꯆꯥꯗꯣ ꯊꯥ 9 ꯁꯨꯕꯗ ꯃꯥꯁꯦ ꯖꯦꯟ ꯆꯪꯉꯛꯄ ꯑꯗꯣ ꯆꯍꯤ ꯀꯌꯥꯐꯧꯅꯣ ꯑꯩ ꯑꯗꯨꯗꯣ ꯑꯩꯒꯤ ꯂꯤꯒꯦꯜ ꯑꯦꯗꯚꯥꯏꯖꯔꯗ ꯑꯩ ꯆꯞ ꯆꯥꯅ ꯍꯪꯉꯛꯇ꯭ꯔꯦ ꯉꯁꯤꯁꯦ ꯑꯩ ꯀꯥꯎꯔꯦ ꯆꯍꯤ 2ꯔ 3ꯔ ꯁꯨꯃꯥꯏꯅ ꯑꯉꯥꯡꯁꯦ ꯖꯦꯟꯗ ꯄꯨꯁꯟꯕ ꯌꯥꯏꯑꯕ ꯑꯗꯣ ꯃꯣꯏꯒꯤꯗꯤ ꯃꯥꯅ ꯄꯨꯁꯟꯗꯦꯕ ꯃꯆꯥꯗꯣ ꯖꯦꯟꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯃꯣꯏꯅ ꯃꯌꯨꯝꯗ ꯌꯧꯍꯜꯍꯧꯕ ꯑꯗꯣ ꯑꯉꯥꯡꯗꯣ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯀꯥꯕ ꯌꯨꯝꯁꯀꯩꯁ ꯏꯔꯥꯏ UTPꯒꯤ ꯎꯅꯕ ꯅꯨꯃꯤꯠꯁꯤꯡꯁꯦ ꯑꯉꯥꯡꯁꯦ ꯄꯣꯔꯛꯑꯒ ꯖꯦꯟ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯃꯕꯨꯛ ꯄꯤꯛꯊꯍꯟꯕꯀꯣ ꯑꯗꯨꯗꯣ ꯌꯣꯠꯂꯤꯁꯤꯒꯤ ꯋꯥꯡꯕꯅꯤꯗꯅ ꯄꯤꯊꯛꯇꯣꯏꯕ ꯃꯕꯨꯛꯁꯦ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯗꯕ ꯃꯌꯥꯝꯁꯤꯅꯀꯣ ꯑꯗꯨꯃꯛ ꯑꯩ ꯃꯃꯥꯡꯗ ꯂꯤꯔꯝꯗꯦꯕ ꯆꯨꯝꯕꯅꯦ ꯁꯤꯟꯗꯣ ꯌꯥꯝꯅ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯅꯨꯡꯉꯥꯏꯇꯕ ꯁꯤꯟ ꯌꯦꯡꯕꯗ ꯑꯗꯒꯤ ꯑꯃꯈꯛꯅ ꯑꯩꯈꯣꯏꯒꯤ ꯉꯍꯥꯃꯨꯛꯀꯤ ꯃꯌꯥꯝꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯈꯤꯕ ꯋꯥꯔꯤ ꯀꯥꯏꯈ꯭ꯔꯕ ꯂꯨꯍꯣꯡꯕ ꯑꯗꯨꯗ ꯅꯤꯡꯖꯕꯁꯦ ꯑꯩꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤꯁꯤꯗ ꯑꯩꯅ ꯆꯤꯊꯔꯝꯕ ꯌꯥꯝ ꯐꯖꯕ ꯄꯣꯏꯜ ꯑꯃꯈꯛ ꯌꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯅ ꯆꯦꯟꯕꯗ ꯑꯩꯈꯣꯏꯒꯤ ꯊꯤꯟꯕ ꯀꯥꯟꯗ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯐꯤꯔꯣꯜꯁꯦ ꯔꯥꯅꯤ ꯐꯤ ꯃꯄꯥꯟ ꯅꯥꯏꯕ ꯕꯦꯛ ꯑꯗꯒꯤ ꯈꯣꯡꯎꯞ ꯂꯣꯏꯅꯃꯛ ꯕ꯭ꯔꯥꯎꯁ ꯂꯣꯏ ꯊꯣꯜꯂꯤꯗꯅ ꯑꯗꯨꯒꯤ ꯐꯤꯁꯦ ꯃꯣꯏ ꯂꯧꯅꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯀꯦꯁ ꯇꯧꯅꯕꯗ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯁꯨꯃꯥꯏꯅ ꯆꯦꯜꯂꯨꯔꯒ ꯂꯧꯅꯗꯕꯁꯤꯡꯁꯦ ꯐꯤꯁꯦ ꯍꯟꯗꯣꯛꯅꯩꯌꯦꯕ ꯑꯗꯣ ꯑꯣꯐꯤꯁꯇ ꯃꯣꯏꯅ ꯄꯤꯊꯣꯛꯑꯝꯃꯦꯕ ꯃꯣꯏꯅ ꯊꯣꯛꯂꯛꯈꯤꯕ ꯐꯤꯁꯤꯡꯗꯣ ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯃꯣꯏꯒꯤꯁꯨ ꯃꯥꯅ ꯆꯦꯟꯕꯗ ꯉꯁꯥꯏꯒꯤ ꯁꯦꯠꯈꯤꯕ ꯐꯤ ꯃꯥꯏ ꯐꯤꯔꯣꯜ ꯍꯣꯡꯉꯝꯕꯗꯣ ꯑꯗꯨ ꯄꯤꯕꯤꯔꯛꯑꯣꯅ ꯃꯁꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯀꯩꯅꯣꯗ ꯕ꯭ꯂꯦꯛ ꯑꯥꯔꯠꯇꯒ ꯌꯥꯝ ꯁꯤꯖꯤꯟꯅꯩ ꯀꯥꯏꯅ ꯂꯧꯅꯩꯌꯦꯕ ꯑꯗꯣ ꯃꯥꯅ ꯆꯦꯟꯕꯗ ꯑꯃꯨꯛ ꯐꯤꯔꯣꯜꯗꯣ ꯃꯥꯒꯤ ꯊꯝꯃꯝꯃꯤꯅꯤꯅ ꯆꯦꯜꯂꯛꯄꯗ ꯁꯦꯠꯄꯗꯣ ꯑꯗꯨ ꯄꯨꯕꯤꯔꯛꯑꯣ ꯑꯗꯨꯒ ꯚꯤꯖꯨꯋꯦꯜ ꯅꯣꯏꯅ ꯑꯅꯧꯕ ꯍꯣꯡꯉꯒ ꯆꯠꯄꯅꯤꯅ ꯍꯣꯏ ꯑꯗꯨꯒꯤ ꯅꯣꯏꯒꯤ ꯐꯤꯗꯨꯁꯨ ꯑꯩꯈꯣꯏ ꯄꯨꯊꯣꯔꯛꯀꯦꯅ ꯄꯤꯅꯔꯝꯃꯦꯕ ꯑꯗꯨꯁꯦ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯅ ꯅꯤꯡꯖꯕꯁꯦ ꯃꯥꯅ ꯃꯣꯏꯅ ꯄꯤꯊꯣꯛꯑꯝꯕ ꯐꯤꯔꯣꯜꯗꯣ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯁꯦꯠꯂꯨꯔꯕꯅꯤꯗꯅꯀꯣ ꯃꯣꯏ ꯃꯥꯃꯛꯅꯦ ꯈꯜꯂꯒ ꯌꯣꯝꯃꯒ ꯌꯥꯝ ꯐꯖꯅ ꯊꯝꯃꯦꯕ ꯑꯗꯨꯝ ꯅꯨꯄꯤꯁꯤꯃꯛꯅꯦ ꯈꯜꯂꯒ ꯃꯥꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯑꯗꯨꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯤꯁꯤꯅꯁꯨꯅꯦ ꯃꯥꯒꯤ ꯅꯨꯄꯥꯁꯤꯗ ꯂꯨꯍꯣꯡꯕꯗ ꯁꯅꯥꯏ ꯂꯤꯛ ꯍꯨꯛꯀꯦꯅ ꯈꯨꯗꯣꯞ ꯁꯅꯥꯏ ꯂꯤꯛ ꯂꯣꯏ ꯁꯥꯕ ꯂꯣꯏꯔꯦꯕ ꯑꯗꯨꯗꯣ ꯃꯥꯅ ꯅꯪꯒꯤꯗꯃꯛꯅꯦꯅ ꯇꯝꯈ꯭ꯔꯕꯅꯤ나 ꯖꯇ꯭ꯔꯥ ꯀꯥꯏꯈ꯭ꯔꯕ ꯑꯩꯒꯤ ꯁꯅꯥꯏ ꯂꯤꯛ ꯈꯨꯗꯣꯞꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯗꯣꯏꯕ ꯅꯨꯄꯥꯁꯤꯗꯗꯤ ꯁꯤꯍꯜꯂꯔꯣꯏꯅ ꯄꯨꯗ꯭ꯔꯦ ꯃꯄꯥꯝꯗ ꯊꯝꯃꯝꯃꯦꯕ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯁꯤꯁꯦ ꯄꯤꯕꯗ ꯁꯤꯁꯤꯒꯤ ꯃꯄꯨ ꯑꯣꯏꯕꯗ ꯁꯤꯒꯤ ꯂꯤꯛ ꯁꯦꯡꯈ꯭ꯔꯕ ꯂꯤꯛꯁꯦ ꯅꯪꯒꯤ ꯅꯉꯛ ꯁꯝꯗꯨꯗ ꯁꯤꯕꯗ ꯃꯇꯤꯛ ꯆꯥꯗꯦꯅꯅꯦ ꯃꯥꯅ ꯃꯉꯣꯟꯗꯁꯨ ꯄꯤꯔꯝꯗ꯭ರೆ ꯃꯄꯥꯝꯗ ꯊꯝꯃꯝꯃꯦꯕ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯐꯖꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯅꯤꯡꯖꯕ ꯂꯥꯠꯆꯕꯗꯣ ꯍꯣꯏ ꯑꯗꯨꯒ ꯅꯤꯡꯖꯕꯁꯤꯒꯤ ꯑꯩꯅ ꯃꯃꯤꯡꯁꯦ ꯃꯥꯒꯤ ꯅꯤꯡꯖꯕꯅ ꯄꯤꯔꯛꯄꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯃꯥꯅ ꯑꯗꯨꯝ ꯅꯨꯄꯤꯁꯦ ꯅꯤꯡꯖꯔꯒ ꯄꯨꯟꯁꯤꯒꯤ ꯂꯩꯍꯧꯕꯗꯣ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯑꯩꯅ ꯅꯤꯡꯖꯕꯅ ꯄꯤꯕꯅꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯇꯦꯛ ꯃꯇꯦꯛ ꯆꯤꯊꯍꯧꯕ ꯈꯣꯠꯄ ꯂꯩꯕꯁꯤꯡꯁꯦ ꯑꯩꯅ ꯑꯃꯨꯛ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯑꯗꯨꯝ ꯈꯔ ꯈꯔ ꯍꯥꯏꯖꯔꯛꯀꯦꯕ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯀꯟꯅ ꯑꯗꯨꯝ ꯋꯤꯛ ꯑꯝꯗ ꯑꯅꯤꯔꯛ ꯇꯧꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯑꯗꯩ ꯄꯨꯡ 2 ꯂꯤꯕꯤꯌꯨ ꯋꯥꯔꯤꯁꯦ ꯂꯤꯈꯤꯕꯒ ꯂꯣꯏꯕ ꯈꯪꯍꯧꯗꯦ ꯂꯣꯏꯒꯅꯤ ꯈꯟꯕꯗ ꯋꯥꯏ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯒ ꯌꯥꯝ ꯍꯥꯏꯔꯛꯑꯦ ꯀꯃꯦꯟꯁꯤꯡꯁꯦ ꯑꯩꯗꯤ ꯂꯣꯏ ꯄꯥꯖꯩ ꯑꯗꯣ ꯑꯩꯅꯁꯨ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯩꯁꯦ ꯀꯃꯦꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨꯅ ꯀꯃꯦꯟꯁꯦ ꯋꯥꯔꯤ ꯄꯥꯏꯕ ꯈꯨꯗꯤꯡꯃꯛꯅ ꯏꯁꯥꯗ ꯐꯤꯜ ꯇꯧꯕ ꯋꯥꯍꯩ ꯈꯔꯇꯪ ꯑꯣꯏꯔꯁꯨ ꯏꯕꯤꯔꯛꯑꯣꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟ 3,000 ꯑꯣꯏꯁꯅꯨ ꯑꯗꯒꯤ 1,000 ꯑꯣꯏꯁꯅꯨ ꯑꯩ ꯂꯣꯏ ꯄꯥꯖꯒꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯤꯁꯤꯅ ꯑꯩꯉꯣꯟꯗ ꯄꯣꯊꯥꯏꯕꯀꯣ ꯑꯗꯣ ꯀꯃꯦꯟꯗ ꯑꯁ ꯑꯩ ꯐꯨꯜꯂ ꯁꯤꯗꯣꯔꯦ ꯋꯥꯔꯤꯁꯦ ꯇꯥꯕꯗꯒ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯀꯃꯦꯟꯁꯦ ꯂꯣꯏ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯃꯌꯥꯝꯒꯤ ꯀꯩꯅꯣꯗꯣ ꯂꯧꯁꯟꯖꯔꯒ ꯑꯗꯨꯗꯨꯅꯁꯨ ꯑꯩꯈꯣꯏꯗ ꯌꯥꯝ ꯀꯩꯅꯣ ꯑꯣꯏꯌꯦꯕ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯗꯨꯃꯇꯪ ꯑꯩꯈꯣꯏꯅ ꯈꯪꯗꯣꯛꯄ ꯉꯝꯕꯗꯣ ꯈꯪꯗꯣꯛꯄ ꯉꯝꯃꯦꯕ ꯑꯗꯨꯒ ꯀꯃꯦꯟꯁꯤꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯐꯤꯂꯝ ꯑꯣꯏꯅ ꯅꯝꯕꯤꯔꯗꯤ ꯐꯗꯧꯅꯤ ꯍꯥꯏꯕꯁꯦ ꯑꯗꯩ ꯐꯤꯂꯝ ꯃꯥꯜꯂꯦ ꯋꯥꯔꯤꯁꯦ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯁꯦꯡꯅ ꯃꯣꯏꯅ ꯂꯤꯈꯤꯕ ꯋꯥꯔꯤꯗꯣ ꯋꯥꯔꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯤꯖꯕꯅꯦꯕꯀꯣ ꯑꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯐꯤꯂꯝ ꯑꯣꯏꯅ ꯎꯕꯤꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯍꯣꯏ ꯅꯤꯡꯕ ꯊꯨꯡꯅꯕ ꯑꯗꯨꯝ ꯑꯩꯈꯣꯏꯒꯩ ꯈꯟꯅꯩ ꯏꯄꯣꯝꯒꯤ ꯇꯤꯝꯒ ꯁꯨꯃꯥꯏꯅ ꯐꯤꯂꯝ ꯈꯔ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯒ ꯐꯤꯂꯝ ꯑꯣꯏꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯖꯦꯅ ꯑꯗꯣ ꯃꯣꯏꯁꯨ ꯏꯄꯣꯝꯒꯤ ꯇꯤꯝꯅꯁꯨ ꯑꯗꯨꯝ ꯍꯣꯏ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯌꯥꯝꯅ ꯄꯥꯝꯕꯤꯅ ꯐꯣꯡꯗꯣꯛꯑꯕꯅꯤꯅ ꯑꯗꯨ ꯏꯆꯦ ꯑꯩꯈꯣꯏ ꯍꯣꯠꯅꯔꯁꯦꯅ ꯃꯣꯏꯅꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯦ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯠ ꯊꯥꯕꯥꯟ ꯑꯐꯕ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯃꯊꯪ ꯊꯥꯗꯒꯤ ꯑꯩꯈꯣꯏ ꯐꯤꯂꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯋꯥꯔꯤꯁꯤꯡꯁꯦ ꯅꯝꯕ ꯍꯧꯅꯕꯁꯨ ꯑꯩꯈꯣꯏꯁꯦ ꯈꯟꯅꯕ ꯂꯩꯖꯩ ꯑꯩ ꯁꯤꯃꯁꯨ ꯃꯌꯥꯝꯗ ꯑꯩ ꯄꯥꯎꯗꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕꯁꯤ ꯃꯌꯥꯝꯅ
ꯊꯥꯕꯤꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯗꯕꯦꯛꯁ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯄꯨꯊꯣꯛꯆꯔꯤꯕ ꯑꯃꯗꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤꯅ ꯑꯩꯈꯣꯏꯅ ꯄꯤꯖꯅꯤꯡꯉꯤꯕ ꯃꯦꯁꯦꯖ ꯑꯩꯈꯣꯏꯒꯤ ꯃꯣꯔꯥꯜꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯐꯤꯗꯕꯦꯛꯇꯨꯅ ꯑꯩꯈꯣꯏꯗ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯣꯏꯔꯒ ꯍꯦꯟꯅ ꯑꯩꯈꯣꯏꯗꯁꯨ ꯂꯥꯏꯚꯂꯤ ꯑꯣꯏꯍꯟꯕ ꯑꯃꯗꯤ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯕꯨ ꯂꯥꯏꯚꯂꯤ ꯑꯣꯏꯍꯟꯕꯤꯕꯅꯤ ꯍꯥꯏꯅ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯐꯤꯗꯕꯦꯛꯁꯤꯡꯁꯤ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤ 1,000 ꯑꯣꯏꯔꯕꯁꯨ 10 ꯑꯣꯏꯔꯕꯁꯨ 50 ꯑꯣꯏꯔꯕꯁꯨ ꯑꯗꯨꯃꯛ ꯊꯥꯕꯤꯔꯛꯎ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯈꯟꯕ ꯐꯤꯂꯤꯡꯁ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤꯗ ꯃꯌꯥꯝꯅ ꯄꯥꯝꯖꯕ ꯑꯃꯗꯤ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯑꯣꯏꯔꯤꯕꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯄꯦꯟꯖꯔꯒ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯨꯛ ꯊꯧꯅꯥ ꯍꯥꯞꯄ ꯉꯝꯖꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯅꯤꯡꯕꯅꯤ ꯃꯌꯥꯝ ꯂꯦꯞꯇꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯌꯦꯡꯗꯨꯅ ꯂꯩꯕꯤꯌꯨ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯊꯖꯔꯛꯀꯗꯧꯔꯤꯕ एपिसोड कया अमा वाटलिबनिना मयामने येंगदुना लेबियो अमदी अखोइना क्राइम डायरीज पुथोकचबगी मोटो हाइबदी एवरी नुक एंड कॉर्नर दा अखोइगी सिटीजन्स मयाम दा लोइमक क्राइम डायरीजना कानबा पीरगा अखोइगी एजुकेट अमदी अवेयर तौनबा अवेयर ओइनबा अखोइना सिंजा लांगजबदा मपुंग फाहनबियु हाइना थमजगे अदुगा ओजा अखोइगी ngasiगी टाइटल हक मांगहन बिरबा नुपा कया हाइबसी कमाइना थोकपनो करमबनो मयाम खौरांना ngainarabani adu ओजाना सिगी मखा चथबिसे ꯑꯁꯤꯗꯤ ꯋꯥꯔꯤꯁꯤꯡꯁꯤꯁꯨ ꯌꯥꯝ ꯁꯥꯡꯉꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯔꯝꯃꯤ ꯃꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯍꯥꯏꯕꯁꯤꯗꯤ ꯏꯁꯣꯔꯒꯤ ꯈꯣꯜꯂꯥꯎꯅꯦ ꯑꯗꯣ ꯃꯌꯥꯝꯁꯤꯅ ꯀꯟꯅ ꯄꯨꯡ 2 ꯂꯤꯕꯤꯌꯨ ꯑꯗꯩ ꯋꯤꯛ ꯑꯃꯗ 2ꯔꯛ ꯂꯤꯕꯤꯌꯨꯁꯦ ꯀꯟꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯦ ꯈꯤꯇꯪꯗꯤ ꯑꯩꯈꯣꯏ ꯈꯟꯅꯖꯦꯅ ꯏꯄꯣꯝꯒꯤ ꯇꯤꯝꯗꯁꯨ ꯑꯩ ꯐꯣꯡꯗꯣꯛꯆꯩꯅ ꯑꯩꯅ ꯀꯟꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯣ ꯉꯁꯤꯁꯤꯗꯪꯗꯤ ꯑꯩꯅ ꯏꯄꯣꯝꯒꯤ ꯇꯤꯝꯗ ꯑꯩ ꯀꯟꯅ ꯉꯁꯥꯏ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯦ ꯑꯩ ꯉꯁꯤꯗꯤ ꯄꯨꯡ 2 ꯋꯥꯔꯤ ꯂꯤꯒꯦ ꯃꯌꯥꯝꯅ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯃꯌꯥꯝꯒꯤ ꯃꯅꯤꯡ ꯊꯨꯡꯍꯜꯂꯝꯒꯦꯅ ꯉꯁꯤꯗꯤ ꯑꯩꯅ ꯉꯁꯥꯏ ꯑꯌꯥꯕ ꯂꯧꯖꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯅ ꯐꯖꯅ ꯂꯤꯖꯔꯛꯀꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯅꯍꯥꯁꯤꯡꯁꯤꯗ ꯑꯈꯥꯡ ꯀꯜꯂꯛꯇꯕ ꯑꯗꯩ ꯍꯣꯠꯅꯅꯤꯡꯗꯕ ꯃꯣꯏꯗ ꯊꯧꯅꯥ ꯂꯩꯇꯕ ꯅꯨꯄꯥ ꯈꯛꯇꯪꯅ ꯑꯩꯈꯣꯏꯁꯦ ꯊꯥꯛꯑꯒ ꯆꯥꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯂꯣꯏ ꯂꯩꯕ ꯁꯤ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯈꯔ ꯑꯈꯥꯡ ꯀꯜꯍꯟꯅꯤꯡꯕ ꯍꯣꯠꯅꯍꯟꯅꯤꯡꯕ ꯃꯣꯏ ꯃꯔꯤꯜ ꯂꯩꯍꯟꯅꯤꯡꯕꯁꯦ ꯁꯤ ꯐꯨꯗꯣꯛꯅꯕ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯏꯄꯤꯁꯣꯗ 1ꯗ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯁꯦ ꯑꯩ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯍꯧꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯂꯤꯔꯒ ꯍꯥꯟꯅ ꯍꯧꯗꯣꯔꯛꯏꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯏꯄꯤꯁꯣꯗ 1ꯗ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨꯗꯤ ꯃꯇꯦꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯈꯤꯖꯤꯛ ꯈꯛꯇꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗꯅ ꯑꯩꯈꯣꯏ ꯍꯛ ꯃꯥꯡꯍꯜꯂꯕ ꯅꯨꯄꯥꯁꯤꯡꯒꯤ ꯀꯩꯅꯣꯁꯤ ꯑꯩ ꯐꯖꯅ ꯂꯤꯊꯣꯛꯑꯒꯦ ꯑꯗꯨꯒ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯣꯔꯦꯟ ꯑꯩꯒꯤ ꯑꯩꯈꯣꯏ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯊꯦꯡꯀꯥꯡ ꯊꯦꯡꯅꯔꯛꯄ ꯑꯋꯥꯕ ꯍꯣꯠꯅꯔꯛꯄ ꯀꯗꯥꯏꯕ ꯍꯣꯠꯅꯔꯛꯄ ꯃꯌꯥꯝꯁꯦ ꯅꯨꯄꯤꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯊꯧꯅꯥ ꯐꯨꯗꯣꯛꯅꯕ ꯑꯩ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯔꯤꯗꯨꯒ ꯑꯃꯨꯛ ꯍꯣꯔꯦꯟ ꯂꯤꯖꯒꯦ ꯐꯅꯤ ꯐꯅꯤ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯗꯨꯀꯥꯟ ꯐꯝꯕꯅꯤꯀꯣ ꯍꯛ ꯃꯥꯡꯍꯟꯕꯤꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯋꯥꯀꯠ ꯃꯥꯒꯤ ꯍꯥꯟꯅ ꯍꯧꯔꯛꯀꯦꯀꯣ ꯍꯥꯏꯕꯤꯌꯨ ꯃꯣꯏꯁꯤ ꯗꯨꯀꯥꯟ ꯐꯝꯕꯅꯤ ꯑꯗꯣ ꯃꯣꯏ ꯗꯨꯀꯥꯟꯁꯦ ꯌꯥꯝ ꯆꯥꯎꯅ ꯐꯝꯃꯤ ꯑꯗꯨꯒ ꯒꯣꯗꯥꯎꯟꯒ ꯆꯥꯎꯅ ꯂꯩ ꯒꯣꯗꯥꯎꯟꯁꯦ ꯃꯌꯨꯝꯗ ꯑꯃꯁꯨ ꯆꯥꯎꯅ ꯂꯩ ꯑꯗꯨꯒ ꯗꯨꯀꯥꯟꯁꯤꯗꯁꯨ ꯑꯃꯨꯛ ꯒꯣꯗꯥꯎꯟ ꯑꯃ ꯆꯥꯎꯅ ꯂꯩ ꯑꯗꯨꯒ ꯗꯨꯀꯥꯟꯁꯦ ꯃꯥꯏ ꯅꯨꯄꯤꯒ ꯑꯗꯒꯤꯗꯤ ꯄꯥꯈꯪ ꯃꯆꯥ ꯑꯃꯒ ꯃꯣꯏ ꯍꯨꯝꯅ ꯐꯝꯃꯤ ꯃꯥꯏ ꯅꯨꯄꯤꯅ ꯄꯩꯁꯥ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯍꯤꯡꯁꯥꯞ ꯄꯥꯕ ꯑꯣꯏ ꯄꯥꯈꯪ ꯃꯆꯥꯁꯤꯅ ꯄꯣꯠ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯁꯤꯅ ꯑꯃꯨꯛ ꯀꯣꯏꯆꯦꯜ ꯆꯦꯜꯂꯦ ꯄꯣꯠ ꯆꯩ ꯑꯋꯥꯠꯄ ꯂꯧꯊꯕ ꯀꯩꯅꯣꯔꯣꯝꯗꯒꯤ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯃꯣꯏ ꯒꯣꯗꯥꯎꯟꯗꯒꯤ ꯇꯤꯛꯎꯕ ꯈꯣꯠꯂꯨꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣই ꯄꯣꯠꯁꯦ ꯈꯔ ꯌꯥꯝꯅ ꯂꯧꯔꯒꯅ ꯃꯌꯨꯝꯒꯤ ꯒꯣꯗꯥꯎꯟꯗꯒꯤ ꯄꯨꯂꯞ ꯑꯃꯨꯛ ꯂꯧꯃꯤꯟꯅꯔꯨꯕ ꯁꯨꯝꯕ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟꯁꯦ ꯑꯣꯏꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯗꯤ ꯒ꯭ꯌꯥꯟꯁꯦ ꯌꯥꯝ ꯇꯥꯖꯕ ꯅꯨꯄꯥ ꯑꯣꯏꯕ ꯋꯥꯁꯨ ꯌꯥꯝ ꯉꯥꯡꯖꯗꯕ ꯑꯩꯈꯣꯏꯅ ꯈꯜꯂꯤꯀꯣ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯅꯨꯄꯤꯁꯤꯗ ꯃꯥꯏ ꯅꯨꯄꯥꯁꯤꯡꯁꯤꯅ ꯐꯨꯕ ꯈꯣꯠꯄ ꯑꯣꯠꯄ ꯅꯩꯕꯩ ꯉꯥꯛꯇ ꯊꯦꯡꯅꯈ꯭ꯔꯕꯅꯤꯅ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯅ ꯑꯝꯇꯒ ꯐꯅ ꯎꯗꯕꯗꯣ ꯅꯨꯄꯤꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯄꯥꯁꯤꯡꯁꯦ ꯉꯥꯡꯕꯒ ꯆꯩꯕꯒ ꯐꯨꯕ ꯇꯧꯔꯒ ꯋꯥꯅ ꯂꯩꯀꯥꯟꯗ ꯑꯗꯣ ꯑꯐꯕ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯗ ꯁꯨꯡꯉꯥꯡ ꯉꯥꯡꯗꯕ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯃꯊꯧꯁꯦ ꯈꯛ ꯍꯣꯠꯅꯖꯔꯒꯅꯦ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗ ꯋꯥꯍꯩ ꯑꯀꯟꯕ ꯊꯥꯗꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗꯤ ꯃꯥꯒꯤ ꯍꯤꯁꯥꯞ ꯍꯣꯠꯆꯕ ꯑꯗꯩ ꯅꯣꯡꯉꯥꯟꯕꯒ ꯗꯨꯀꯥꯟ ꯊꯣꯛꯈꯤꯅꯤ ꯃꯥꯒꯤ ꯍꯤꯁꯥꯞ ꯍꯣꯠꯀꯅꯤ ꯑꯗꯩ ꯄꯣꯠꯁꯦ ꯃꯥꯒꯤ ꯏꯝꯐꯥꯜ ꯂꯣꯝꯗꯩ ꯑꯃꯨꯛ ꯇꯤꯛꯎꯕ ꯑꯗꯩ ꯃꯤꯅ ꯀꯁꯇꯃꯔ ꯃꯌꯥꯝꯒꯤ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯑꯗꯨꯝꯕ ꯇꯧꯕꯗ ꯁꯪꯖꯗꯕ ꯑꯗꯩ ꯃꯊꯧꯗꯗꯪ ꯄꯨꯛꯅꯤꯡ ꯆꯪꯖꯕ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9-10 ꯃꯌꯨꯝꯗ ꯍꯟꯖꯜꯂꯛꯄ ꯑꯗꯩ ꯃꯣꯏ ꯃꯆꯥ 2 ꯂꯩꯔꯦ ꯃꯆꯥ 2ꯁꯦ ꯃꯣꯏ ꯑꯣꯖꯥ ꯊꯝꯃꯒ ꯌꯨꯝꯗ ꯐꯖꯅ ꯑꯉꯥꯡꯁꯤꯡꯁꯦ ꯁꯦꯟꯅꯍꯟꯗꯅ ꯑꯗꯒꯤ ꯃꯃꯥ ꯃꯄꯥꯒ ꯇꯧꯔꯒ ꯃꯣꯏ ꯑꯉꯥꯡꯁꯦ ꯁꯦꯟꯅꯗꯅ ꯌꯥꯝ ꯐꯖꯅ ꯂꯩ ꯑꯗꯨꯒ ꯃꯣꯏꯁꯨ ꯍꯥꯏꯔꯤꯕ ꯂꯝꯁꯤꯗ ꯌꯥꯝ ꯏꯖꯠ ꯂꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯃꯌꯨꯝ ꯃꯀꯩ ꯅꯨꯡꯉꯥꯏꯅ ꯁꯥꯗꯅ ꯂꯩꯕ ꯏꯃꯨꯡꯅꯦꯕ ꯑꯗꯨꯒ ꯃꯥꯁꯦ ꯑꯃꯨꯛ ꯌꯥꯝꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯩꯈꯣꯏ ꯀ꯭ꯂꯕꯁꯤꯡ ꯀꯩꯁꯤꯡ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯊꯥꯕꯜ ꯆꯣꯡ ꯀꯩꯅꯣꯝ ꯇꯧꯕꯗ ꯗꯣꯅꯦꯁꯟꯁꯦ ꯌꯥꯝ ꯆꯥꯎꯅ ꯍꯥꯞꯄꯀꯣ ꯑꯗꯨꯝ ꯑꯗꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝ ꯄꯥꯡꯒꯟꯕ ꯑꯗꯩ ꯃꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅꯒ ꯑꯩ ꯏꯆꯥꯁꯦ ꯁꯨꯃꯥꯏꯅ ꯃꯄꯥꯟꯗ ꯁꯥꯟꯅꯕ ꯆꯠꯇꯣꯔꯤ ꯄꯩꯁꯥ ꯂꯩꯇ꯭ꯔꯦꯒ ꯍꯥꯏꯕꯁꯦ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯀ ꯀꯛꯄꯤꯕ ꯑꯗꯨꯃꯥꯏꯅ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯃꯨꯛꯄ ꯈꯣꯠꯄ ꯑꯗꯨꯝꯕ ꯇꯧꯗꯕ ꯑꯃꯗꯤ ꯍꯣꯏ ꯃꯨꯛꯆꯦꯜ ꯆꯥꯎꯕ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯏꯖꯠ ꯑꯝꯗ ꯂꯩꯖꯕꯀꯣ ꯃꯥꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯀꯩꯝꯇ ꯋꯥꯠꯍꯟꯕꯁꯨ ꯅꯠꯇ꯭ꯔꯦꯀꯣ
ꯁꯅꯥ ꯂꯨꯄꯥꯅ ꯌꯣꯝꯗꯅ ꯂꯩꯔꯤꯕꯅꯤ ꯃꯌꯨꯝ ꯃꯀꯩ ꯀꯣꯟꯅꯨꯡꯗꯧꯅ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯕ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅꯦꯕ ꯃꯣꯏꯁꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯣꯠꯄ ꯅꯩꯕꯒꯤ ꯆꯩꯅꯥ ꯑꯃ ꯂꯩꯕ ꯅꯠꯇ꯭ꯔꯦ ꯄꯩꯁꯥꯒꯤ ꯃꯊꯥ ꯑꯃ ꯂꯩꯕ ꯅꯠꯇ꯭ꯔꯦ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯀꯣꯏ ꯅꯤꯁꯥ ꯆꯥꯏ ꯑꯗꯨꯒ ꯍꯜꯂꯒ ꯐꯨꯏ ꯅꯩ ꯍꯥꯏꯕꯒꯤ ꯀꯔꯤꯝꯇ ꯀꯩꯅꯣꯁꯦ ꯐꯪꯗ꯭ꯔꯕꯅꯦꯕ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯌꯥꯎꯔꯤꯕ ꯄꯥꯈꯪ ꯃꯆꯥꯁꯤꯒ ꯃꯕꯥꯅꯤꯁꯦ ꯌꯥꯝ ꯊꯥꯖꯗꯅ ꯔꯤꯂꯦꯁꯟꯁꯦ ꯂꯩꯅꯔꯛꯄ ꯑꯗꯨ ꯂꯩꯅꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯕꯥꯅꯤꯁꯦ ꯅꯨꯄꯥꯁꯤꯅ ꯁꯨꯈꯪ ꯈꯪꯖꯗꯕ ꯁꯨꯈꯪ ꯈꯪꯖꯗꯕ ꯃꯥꯗꯤ ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯅ ꯍꯦꯛ ꯌꯨꯝ ꯂꯣꯝꯗ ꯆꯠꯈ꯭ꯔꯤꯉꯩ ꯑꯗꯒꯤ ꯏꯝꯐꯥꯜꯗ ꯄꯣꯠ ꯆꯩ ꯂꯧꯊꯕ ꯆꯠꯈ꯭ꯔꯤꯉꯩ ꯑꯗꯨꯝ ꯃꯕꯥꯅꯤꯁꯤꯗꯤ ꯃꯣꯏꯒꯤꯁꯦ ꯗꯨꯀꯥꯟꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯒꯣꯗꯥꯎꯟꯁꯦ ꯁꯤꯗ ꯃꯣꯏ ꯀꯤꯆꯟ ꯃꯆꯥ ꯑꯃꯁꯨ ꯊꯝꯃꯦꯕ ꯑꯗꯨꯗ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯂꯩꯃꯤꯟꯅꯕ ꯑꯗꯩ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯄ ꯃꯤꯁꯤꯡꯁꯤꯅ ꯑꯗꯨꯝ ꯀꯧꯊꯣꯛꯅꯕ ꯃꯤꯁꯦ ꯀꯁꯇꯃꯔꯁꯦ ꯍꯦꯛ ꯂꯩꯔꯤꯉꯩꯅ ꯃꯃꯥꯡꯁꯤꯗ ꯂꯩꯔꯒ ꯑꯗꯨꯝ ꯀꯁꯇꯃꯔꯒꯤ ꯄꯣꯠ ꯆꯩ ꯇꯝꯕ ꯀꯁꯇꯃꯔꯁꯤ ꯂꯩꯇ꯭ꯔꯒꯅ ꯑꯗꯨ ꯀꯥꯗ ꯑꯗꯨꯝ ꯂꯩꯕ ꯀꯁꯇꯃꯔ ꯂꯥꯛꯄꯗ ꯑꯗꯨꯝ ꯀꯧꯊꯣꯛꯅꯕ ꯁꯨꯃꯥꯏꯅ ꯃꯣꯏ ꯑꯅꯤꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯕ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯃꯕꯥꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯦ ꯐꯖꯅ ꯁꯥꯡꯅ ꯂꯩꯅꯔꯦꯀꯣ ꯐꯖꯅ ꯁꯥꯡꯅ ꯂꯩꯅꯔꯦ ꯑꯗ ꯅꯣꯡꯃꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯍꯜꯂꯛꯇ꯭ꯔꯦꯕ ꯅꯨꯄꯤꯁꯦ ꯍꯜꯂꯛꯇ꯭ꯔꯦ ꯅꯨꯄꯥꯁꯦ ꯗꯨꯀꯥꯟ ꯊꯣꯛꯂꯛꯇꯦ ꯅꯨꯃꯤꯠꯁꯦꯀꯣ ꯅꯨꯄꯤꯁꯦ ꯍꯜꯂꯛꯇ꯭ꯔꯦ ꯃꯥꯁꯦ ꯑꯗꯨꯒ ꯃꯥꯁꯦ ꯊꯕꯛ ꯑꯃ ꯆꯧꯈꯤꯒꯦ ꯑꯩ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯈꯤꯒꯦ ꯍꯥꯏꯔ ꯆꯠꯈꯤꯕꯅꯦꯕ ꯗꯨꯀꯥꯟꯗꯒꯤ ꯍꯜꯂꯛꯇ꯭ꯔꯦ ꯃꯥꯁꯦ ꯅꯨꯃꯤꯠꯁꯦ ꯀꯩꯅꯣꯅꯦ ꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤꯁꯦ ꯉꯁꯤꯁꯤꯕꯨ ꯐꯣꯟꯁꯨ ꯑꯣꯐ ꯂꯩ ꯑꯗꯒꯤ ꯃꯣꯏꯁꯦ ꯀꯩꯅꯣꯅꯦꯅ ꯍꯪꯅꯩ ꯃꯄꯥꯝꯗꯁꯨ ꯍꯪꯉꯤ ꯑꯗꯩ ꯃꯄꯥꯝꯗꯁꯨ ꯃꯣꯏꯁꯦ ꯏꯅꯛ ꯅꯛꯅꯩꯕ ꯃꯄꯥꯝꯒꯤ ꯃꯃꯥ ꯍꯣꯏꯒꯁꯦ ꯂꯥꯛꯇꯅ ꯈꯣꯠꯇꯅ ꯂꯩꯀꯥꯏ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯑꯣꯏꯕ ꯑꯣꯏꯕꯅꯤꯅ ꯑꯉꯥꯡꯒꯁꯦ ꯃꯣꯏꯗ ꯑꯃꯨꯛ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯒ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯐꯖꯅ ꯉꯥꯏꯁꯦ ꯂꯩꯃꯤꯟꯅꯕꯗꯨꯅꯦꯕ ꯑꯗꯨꯒ ꯃꯄꯥꯝꯒꯤ ꯃꯤꯈꯩꯁꯨ ꯂꯥꯛꯑ ꯀꯩꯅꯣ ꯀꯥꯏ ꯆꯠꯈꯤꯅꯣ ꯍꯥꯏꯁꯤꯕꯣꯅ ꯃꯣꯏꯁꯨ ꯉꯛꯅꯗꯅ ꯇꯧꯋꯦ ꯅꯨꯃꯤꯠꯁꯦ ꯃꯣꯏꯁꯦ ꯀꯣꯏꯊꯤ ꯊꯤꯅꯩꯀꯣ ꯑꯗꯩ ꯀꯣꯏꯊꯤ ꯊꯤꯅꯩ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯐꯥꯎ ꯍꯜꯂꯛꯇ꯭ꯔꯦ ꯑꯗꯨꯗꯗꯤ ꯃꯤꯁꯤꯡꯒꯤ ꯄꯣꯠ ꯑꯃ ꯇꯧꯁꯦꯅ ꯇꯧꯔꯦꯕ ꯑꯗꯨ ꯇꯧꯀꯥꯟꯗ ꯃꯌꯥꯝ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯨꯄꯤꯁꯦ ꯍꯜꯂꯛꯇ꯭ꯔꯕꯅꯤꯅ ꯃꯇꯝꯒ ꯐꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯐꯠꯇꯕ ꯃꯤꯅꯒ ꯐꯥꯔꯒ ꯍꯥꯠꯄꯤꯈ꯭ꯔꯕ ꯁꯣꯝꯗ ꯈꯟꯅꯩꯌꯦꯕ ꯍꯣꯏ ꯑꯗꯩ ꯃꯥꯁꯤ ꯁꯅꯥ ꯂꯤꯀꯣꯟꯒ ꯑꯗꯨꯝ ꯃꯌꯥꯝ ꯁꯤꯕꯅꯤꯅ ꯑꯗꯨꯝꯕꯒꯤ ꯍꯥꯠꯄꯤꯈ꯭ꯔꯕ꯭ꯔꯥ ꯀꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯃꯤꯁꯦ ꯄꯨꯜꯂꯛꯑꯕꯅꯤꯅ ꯋꯥꯁꯦ ꯃꯥꯏ ꯃꯥꯏ ꯍꯧꯗꯣꯛꯅꯔꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏ ꯗꯨꯀꯥꯟ ꯐꯝꯕ ꯃꯌꯥꯝꯁꯨ ꯂꯣꯏ ꯂꯥꯛꯑꯦꯀꯣ ꯅꯨꯃꯤꯠꯁꯦ ꯃꯣꯏ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯜꯂꯦꯀꯣ ꯏꯌꯥꯝꯕ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯏꯌꯥꯝꯕꯗꯗꯤ ꯍꯥꯏꯗꯕꯅꯤ ꯃꯣꯏ ꯅꯣꯏꯒꯤ ꯗꯨꯀꯥꯟ ꯌꯥꯎꯕ ꯑꯉꯥꯡꯁꯦ ꯃꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯑꯝꯇ ꯄꯥꯎ ꯂꯧꯕꯤꯌꯨ ꯁꯤꯅꯦꯕ ꯃꯥꯏ ꯐꯣꯟ ꯑꯝꯇ ꯇꯧꯔ ꯌꯦꯡꯕꯤꯌꯣꯅ ꯑꯩꯗꯤ ꯚꯥꯞ ꯑꯣꯏꯗꯦꯅꯦ ꯃꯥꯗꯣ ꯉꯔꯥꯡꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯑꯌꯨꯛꯇ ꯐꯣꯟ ꯇꯧꯔꯒ ꯗꯨꯀꯥꯟ ꯊꯣꯛꯂꯛꯇꯦ ꯑꯗ ꯑꯩꯁꯨ ꯃꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯐꯣꯟ ꯇꯧꯗꯦ ꯍꯧꯖꯤꯛꯐꯥꯎ ꯈꯪꯗꯦꯅꯦꯅ ꯁꯨꯃꯥꯏꯅ ꯏꯌꯥꯝꯕ ꯃꯕꯥꯅꯤꯁꯦ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯏ ꯏꯌꯥꯝꯕꯅ ꯂꯩꯇ꯭ꯔꯀꯥꯟꯗꯅ ꯁꯨꯝ ꯆꯤꯡꯅꯕ ꯃꯑꯣꯡꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯏ ꯑꯗꯨ ꯇꯧꯏ ꯑꯩꯈꯣꯏꯅꯁꯨ ꯅꯣꯏ ꯃꯤ ꯂꯥꯛꯏ ꯏꯇꯩꯃꯥꯅ ꯀꯧꯊꯣꯛꯄꯗ ꯍꯦꯛ ꯆꯤꯡꯅꯕ ꯃꯑꯣꯡꯗ ꯃꯕꯥꯅꯤꯁꯦ ꯊꯣꯛꯂꯛꯄ ꯑꯗꯨꯝꯕ ꯈꯔ ꯃꯕꯥꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯁꯦ ꯏꯌꯥꯝꯕ ꯁꯨꯃꯥꯏꯅ ꯂꯩ ꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯩ ꯐꯣꯟ ꯇꯧꯔꯒ ꯅꯨꯄꯥꯁꯦ ꯐꯣꯟ ꯇꯧꯕꯗ ꯃꯥꯁꯦ ꯑꯣꯞ ꯂꯩꯔꯦꯕꯀꯣ ꯑꯗꯩ ꯃꯣꯏ ꯃꯌꯨꯝꯗ ꯃꯤ ꯈꯔ ꯊꯥꯔꯦꯕ ꯑꯗ ꯃꯥꯁꯨ ꯉꯔꯥꯡ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈꯤꯅ ꯃꯃꯥ ꯃꯄꯥꯁꯤꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯌꯥꯝ ꯀꯟꯅ ꯊꯤꯅꯔꯦ ꯊꯤꯅꯕꯁꯤ ꯀꯟꯅ ꯊꯤꯅꯔꯦ ꯑꯗꯩ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯁꯨ ꯌꯥꯝ ꯋꯥꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯂꯣꯏꯅ ꯌꯦꯡꯕꯤꯌꯦꯕ ꯑꯗꯩ ꯑꯁ ꯃꯣꯏꯅ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣꯅ ꯃꯣꯏꯗꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯏꯀꯥꯏꯕ ꯇꯧꯐꯝ ꯈꯪꯗꯕꯗꯣ ꯁꯦꯝꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯟꯁꯤꯜꯂ ꯆꯥꯏꯗꯣ ꯊꯣꯛꯑꯦꯅꯦꯅ ꯃꯣꯏꯁꯦ ꯏꯁꯆꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯅꯤꯅ ꯃꯣꯏꯒ ꯊꯦꯡꯅꯕꯗ ꯉꯝꯃꯛꯑꯣꯏꯗꯕꯅꯤꯅ ꯃꯤꯒꯤ ꯑꯗꯨ ꯏꯅꯥꯛ ꯈꯨꯟꯈ꯭ꯔꯕ ꯏꯃꯨꯡꯗꯨꯒꯤ ꯃꯧꯗꯨꯕꯨ ꯃꯥꯅ ꯃꯣꯏꯁꯦ ꯉꯥꯎꯋꯦꯕ ꯃꯃꯥ ꯃꯄꯥꯁꯦ ꯑꯗꯩ ꯀꯣꯏꯊꯤ ꯊꯤꯅꯩ ꯃꯇꯝ ꯈꯔꯁꯦ ꯐꯪꯗꯦ ꯑꯗꯩꯗꯤ ꯃꯥꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯑꯥꯏꯔꯟ ꯒꯣꯗ꯭ꯔꯦꯖꯀꯤ ꯃꯅꯨꯡꯁꯤꯗ ꯊꯝꯕ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥ ꯁꯅꯥ ꯑꯆꯧꯕ ꯅꯦꯀ꯭ꯂꯦꯁ ꯑꯃꯐꯧ ꯂꯩꯔꯝꯗ꯭ꯔꯦꯀꯣ ꯃꯥꯗꯤ ꯄꯨꯔꯥ ꯃꯇꯝꯁꯦ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯃꯥꯗꯤ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛ 10,000ꯃꯨꯛ ꯃꯉꯣꯟꯗ ꯗꯨꯀꯥꯟꯒꯤ ꯃꯣꯏꯗꯤ ꯁꯦꯄꯣꯠ ꯑꯗꯨꯝ ꯆꯥꯎꯅ ꯊꯝꯃꯤꯗꯅ ꯑꯗꯨꯒꯤ ꯊꯝꯕ ꯄꯩꯁꯥ ꯃꯉꯣꯟꯗ ꯄꯤꯁꯟꯕ ꯑꯗꯩ ꯑꯩ ꯉꯁꯤꯗꯤ ꯕꯖꯥꯔꯗ ꯄꯣꯠ ꯑꯋꯥꯠꯄ ꯂꯧꯊꯔꯨꯒꯦ ꯂꯥꯛ 5 ꯄꯤꯔꯛꯑꯣ ꯂꯥꯛ 3 ꯄꯤꯔꯛꯑꯣꯅ ꯑꯗꯨꯝ ꯂꯧꯔ ꯆꯠꯂꯦꯕ ꯑꯗ ꯅꯨꯃꯤꯠꯁꯤꯗꯤ ꯅꯣꯡ ꯅꯤꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯂꯥꯛ 10ꯁꯦ ꯄꯤꯁꯟꯈꯤꯕ ꯑꯗꯨꯁꯨ ꯑꯃꯐꯥꯎ ꯂꯩꯔꯝꯗꯕ ꯑꯗꯩ ꯅꯨꯄꯥꯁꯤ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯅꯤꯡꯕꯨꯡ ꯆꯦꯜꯂꯝꯃꯅꯤ ꯍꯥꯏꯕꯁꯤ ꯂꯣꯏ ꯍꯥꯏꯅꯔꯦꯀꯣ ꯃꯥꯁꯤ ꯏꯀꯥꯏꯕꯅ ꯉꯥꯎꯗꯅ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥन ꯊꯣꯛꯄꯁꯨ ꯉꯝꯗꯕꯤ ꯁꯨꯡꯂꯥꯟꯁꯨ ꯂꯥꯟꯖꯗꯕ ꯃꯉꯣꯟꯗ ꯑꯗꯒꯤ ꯃꯆꯥꯈꯩꯁꯤꯅ ꯏꯃꯥꯗꯤ ꯍꯪꯒꯠꯂꯛꯄ ꯑꯗꯩ ꯃꯥꯏ ꯅꯨꯄꯤꯒ ꯃꯣꯏ ꯑꯗꯨꯝ ꯗꯨꯀꯥꯟ ꯐꯝꯃꯤꯟꯅ ꯅꯣꯡꯃꯒꯤ ꯇꯧꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯂꯣꯏ ꯀꯥꯏꯔꯛꯄ ꯗꯨꯀꯥꯟ ꯍꯥꯡ ꯉꯝꯃꯛꯇꯕ ꯄꯨꯔꯥ ꯅꯨꯄꯥꯁꯤ ꯅꯥꯔꯒ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯌꯦꯕ ꯑꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯑꯩꯈꯣꯏ ꯃꯣꯏ ꯐꯣꯟꯁꯨ ꯂꯣꯏꯅ ꯑꯣꯐ ꯂꯩꯕꯅꯤꯅ ꯄꯨꯂꯤꯁꯇꯁꯨ ꯔꯤꯄꯣꯔꯠ ꯑꯃ ꯇꯧꯔꯨꯔꯒꯁꯨ ꯑꯩꯈꯣꯏ ꯊꯤꯐꯝ ꯆꯥꯐꯝꯁꯦ ꯈꯪꯗꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯁꯨ ꯃꯣꯏꯅ ꯄꯥꯎꯁꯦ ꯄꯤꯔꯒ ꯐꯖꯅ ꯊꯝꯃꯦꯀꯣ ꯑꯗꯨꯒꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯃꯣꯏꯁꯦ ꯑꯔꯥꯞꯄ ꯃꯣꯏꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯟꯅꯕ ꯑꯃꯈꯛ ꯑꯔꯥꯞꯄꯗ ꯑꯩꯈꯣꯏꯒꯤ ꯐꯥꯝ ꯑꯃ ꯁꯦꯟꯅꯔ ꯂꯩꯕꯖꯥꯠꯅꯦꯕ ꯑꯗꯨꯒꯤꯗ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎꯁꯦ ꯐꯪꯕꯗꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯇꯤꯝꯒ ꯆꯠꯂ ꯂꯧꯈꯠꯂꯦꯕꯀꯣ ꯌꯥꯝ ꯂꯥꯞꯄꯤ ꯄꯥꯠꯁꯤ ꯈꯣꯡꯅ ꯆꯪꯉꯤ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯂꯩꯔꯝꯃꯦ ꯃꯣꯏ ꯑꯅꯤꯁꯦꯀꯣ ꯑꯗꯨꯒꯤ ꯃꯐꯝꯁꯤꯗ
ꯑꯁ ꯃꯄꯥꯝꯒꯤꯅꯦ ꯃꯃꯥꯁꯨ ꯌꯥꯎꯏ ꯆꯠꯂꯤꯁꯦ ꯑꯗꯩ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯂꯣꯏ ꯌꯥꯎꯏꯀꯣ ꯐꯨꯕꯁꯦ ꯑꯩꯈꯣꯏꯅꯒ ꯐꯨꯕ ꯅꯪꯗꯦ ꯅꯨꯄꯤꯗꯨꯁꯨ ꯃꯄꯥꯝꯒꯤ ꯃꯃꯥꯗꯨꯗꯅ ꯐꯨꯕꯗꯅꯦ ꯈꯥꯝꯅꯕꯗ ꯋꯥꯏ ꯅꯨꯄꯥꯗꯨꯁꯨ ꯃꯃꯥ ꯃꯄꯥꯅ ꯐꯨꯕꯗꯅꯦ ꯈꯥꯝꯅꯕꯗ ꯑꯩꯈꯣꯏ ꯑꯣꯏꯅ ꯋꯥꯏꯑꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯄꯨꯔ ꯂꯥꯛꯑꯦꯕꯀꯣ ꯄꯩꯁꯥꯁꯤ ꯂꯣꯏ ꯄꯨꯔꯝꯃꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯅꯨꯄꯤꯁꯤꯒꯤ ꯕꯦꯒꯁꯦ ꯇꯥꯛ ꯂꯧꯁꯜꯂꯦꯕ ꯉꯁꯥꯏ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯄꯨꯈꯤꯕꯅꯤꯅ ꯂꯣꯏ ꯌꯥꯎꯔꯝꯃꯦ ꯑꯗꯣ ꯄꯩꯁꯥꯁꯦ ꯃꯣꯏ ꯂꯨꯄꯥ ꯂꯥꯈꯃꯨꯛꯇꯤ ꯂꯣꯏꯁꯜꯂꯝꯃꯦꯀꯣ ꯕꯟꯗꯟꯁꯦ ꯂꯥꯈ 1,000ꯗꯤ ꯀꯥꯏꯔꯝꯗꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯈꯠꯂꯦ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯅꯣꯟꯊꯈꯤꯕꯗꯩꯅꯦ ꯃꯆꯥ ꯑꯅꯤꯁꯦ ꯃꯥꯅ ꯆꯦꯠꯅ ꯀꯣꯜꯂꯤꯀꯣ ꯃꯆꯥ ꯑꯅꯤꯗꯨꯅꯗꯤꯅꯦ ꯃꯃꯥꯁꯤꯁꯨ ꯀꯞꯄꯒ ꯃꯆꯥꯁꯤꯗ ꯌꯦꯡꯉꯤ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯑꯉꯥꯡꯅꯤꯅ ꯃꯃꯥꯅ ꯀꯩ ꯇꯧꯔꯨꯕꯅꯣ ꯈꯪꯖꯄꯣꯟꯇꯦꯗꯅ ꯉꯁꯥꯏꯒꯤ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯁꯦ ꯃꯃꯥ ꯀꯥꯏꯅꯔꯛꯄꯒꯤ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡ ꯃꯄꯥꯗ ꯑꯃꯨꯛ ꯌꯦꯡ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯃꯥꯁꯤꯅꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣꯅ ꯏꯪꯒꯤꯠ ꯇꯧꯕ ꯃꯄꯥꯁꯤꯅ ꯆꯠꯈꯤꯅꯨꯅꯅꯦ ꯁꯨꯃꯥꯏꯅ ꯑꯉꯥꯡ ꯑꯅꯤꯁꯦ ꯀꯣꯜꯂꯒ ꯆꯠꯈꯤꯅꯦꯅ ꯄꯥꯈꯠꯇꯅ ꯐꯥꯔꯒ ꯑꯗꯨꯝ ꯅꯣꯟꯊꯔ ꯂꯩꯌꯦꯕ ꯑꯉꯥꯡ ꯑꯅꯤꯁꯦ ꯀꯞꯄꯤ ꯑꯗꯩ ꯉꯥꯡꯉꯤ ꯅꯨꯄꯤꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯉꯥꯡꯉꯤ ꯅꯪꯒꯨꯝꯕ ꯏꯆꯥꯗꯤ ꯁꯤꯈꯤꯕꯅ ꯐꯩ ꯅꯪꯒꯨꯝꯕ ꯏꯆꯥꯕꯨꯅ ꯌꯥꯝ ꯉꯥꯡꯉꯤ ꯑꯗꯒꯤ ꯅꯨꯄꯥ ꯑꯃ ꯍꯧꯖꯤꯛꯀꯤ ꯆꯦꯜꯂꯤꯕ ꯄꯥꯈꯪ ꯃꯆꯥ ꯗꯨꯀꯥꯟ ꯌꯥꯎꯕꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅꯁꯨ ꯅꯣꯏꯒꯤ ꯗꯗꯥꯁꯤꯅ ꯑꯩꯈꯣꯏꯗ ꯌꯦꯡꯕꯤꯔꯤꯕ ꯌꯦꯡꯉꯨ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏ ꯌꯦꯡꯉꯤꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯏ ꯑꯅ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦꯅ ꯌꯥꯝ ꯉꯥꯡꯉꯤ ꯅꯪꯁꯦ ꯁꯤꯈ꯭ꯔꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯌꯥꯔꯦ ꯅꯪꯒꯤꯅꯦꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯐꯧ ꯅꯪ ꯁꯤꯔꯦ ꯍꯥꯏꯔꯁꯨ ꯑꯃ ꯇꯧꯔꯦ ꯍꯥꯏꯔꯁꯨꯅꯦ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯐꯧ ꯅꯃꯥ ꯅꯄꯥꯅꯤꯅ ꯆꯣꯡꯊꯣꯛꯑꯔꯣꯏ ꯑꯅ ꯇꯧ ꯌꯥꯝ ꯊꯤꯅ ꯇꯧꯍꯩꯗꯕ ꯂꯤꯆꯠꯅꯤ ꯅꯣꯏꯅ ꯆꯠꯂꯤꯁꯤꯗꯤꯅ ꯑꯗꯩ ꯅꯨꯄꯤꯒꯤ ꯃꯃꯥꯗꯨꯅꯁꯨ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯄꯩꯅꯣ ꯅꯨꯄꯥꯁꯤꯅ ꯀꯔꯤ ꯋꯥꯠꯍꯜꯂꯤ ꯅꯨꯄꯥꯁꯤꯅ ꯀꯔꯤ ꯑꯣꯠꯂꯤ ꯅꯩ ꯑꯗꯨ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣꯅ ꯅꯆꯥꯈꯩꯁꯦ ꯅꯪ ꯅꯨꯡꯁꯤꯗꯕ꯭ꯔꯥꯅ ꯌꯥꯝ ꯉꯥꯡꯉꯦꯕ ꯑꯗꯩꯗꯤ ꯑꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏ ꯅꯨꯄꯥꯁꯤꯅ ꯑꯩ ꯀꯔꯤꯝ ꯄꯥꯝꯗ꯭ꯔꯦ ꯂꯣꯏꯁꯟꯅꯖꯔꯒꯦ ꯑꯩ ꯏꯅꯦꯒ ꯃꯥꯝꯃꯁꯤꯒꯤ ꯈꯜꯂꯒ ꯑꯩ ꯀꯔꯤꯝ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯇꯨꯃꯤꯟꯅ ꯂꯣꯏꯁꯟꯅꯖꯔꯒꯦ ꯍꯥꯏꯌꯦꯕ ꯑꯗ ꯅꯨꯄꯥ ꯄꯥꯈꯪ ꯃꯆꯥꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏ ꯑꯩꯈꯣꯏ ꯏꯆꯥꯅ ꯁꯣꯏꯔꯨꯕꯅꯤ ꯂꯥꯜꯂꯨꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯥꯅ ꯁꯣꯏꯔꯨꯕꯒꯤ ꯑꯩꯈꯣꯏꯗꯒꯤ ꯏꯆꯥꯗꯥꯕꯤ ꯂꯧꯕꯤꯒꯦ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯌꯨꯝ ꯍꯤꯡꯒꯣꯜꯁꯦ ꯌꯣꯟꯊꯣꯛꯆꯒꯦ ꯑꯩꯈꯣꯏ ꯚꯔꯥꯗ ꯑꯣꯏꯁꯨ ꯂꯩꯒꯦ ꯏꯆꯥꯅ ꯂꯥꯜꯂꯨꯕꯩ ꯑꯩꯈꯣꯏ ꯄꯤꯖꯒꯦꯅ ꯍꯥꯏꯌꯦꯕꯀꯣ ꯃꯥꯝꯃ ꯏꯅꯦ ꯑꯩ ꯂꯧꯔꯣꯏ ꯀꯔꯤꯝꯐꯧ ꯂꯧꯔꯣꯏ ꯑꯩꯒꯤ ꯅꯨꯄꯤꯅ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯂꯒ ꯑꯗꯨꯒꯤ ꯄꯩꯁꯥ ꯐꯠꯇꯕ ꯄꯩꯁꯥꯗꯣ ꯂꯧꯒꯗꯕ ꯅꯨꯄꯥꯗꯣ ꯑꯩ ꯅꯠꯇꯦ ꯃꯗꯨ ꯃꯥꯡꯒꯣꯜ ꯑꯣꯏꯔꯣꯏ ꯑꯩ ꯂꯧꯔꯣꯏ ꯑꯩ ꯀꯔꯤꯝ ꯄꯥꯝꯗꯦ ꯐꯠꯇ꯭ꯔꯕ ꯃꯥꯁꯦ ꯑꯩ ꯋꯥ ꯈꯛꯇꯪ ꯂꯣꯏꯁꯟꯅꯖꯔ ꯆꯠꯆꯈ꯭ꯔꯒꯦ ꯑꯗꯨꯒ ꯃꯥꯁꯦ ꯅꯣꯏꯅ ꯂꯧꯒꯦꯔꯥ ꯂꯧꯔꯣꯏꯔꯥ ꯑꯗꯨꯅ ꯏꯃꯨꯡ ꯑꯅꯤꯒꯤ ꯋꯥꯔꯤ ꯇꯥꯔꯦꯅ ꯍꯥꯏꯔꯒꯅꯦ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯋꯥꯁꯦ ꯂꯣꯏꯁꯟꯅꯔꯒ ꯆꯠꯈꯤꯕꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯆꯥ ꯑꯅꯤꯁꯤꯅꯅꯦ ꯃꯃꯥꯅ ꯂꯥꯛꯑꯣꯅ ꯁꯨꯃꯥꯏꯅ ꯂꯥꯡꯕ ꯆꯠꯀꯦ ꯇꯧꯕꯗ ꯃꯥꯅꯅꯦ ꯐꯥꯔꯒꯅꯦ ꯃꯥꯅ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩ ꯀꯥꯎꯗꯦꯕ ꯄꯥꯞ ꯆꯦꯜꯂꯕꯅꯤꯅ ꯃꯥꯁꯦ ꯃꯥꯅ ꯁꯣꯛꯈꯤ ꯇꯥꯔꯒꯗꯤ ꯅꯣꯏ ꯑꯅꯤ ꯄꯥꯞ ꯆꯦꯜꯂꯅꯤ ꯃꯥꯏ ꯃꯆꯥꯗꯤ ꯄꯥꯞ ꯆꯦꯜꯂꯕꯅꯤ ꯅꯣꯏ ꯑꯅꯤ ꯁꯣꯛꯍꯟꯕ ꯌꯥꯔꯣꯏ ꯃꯥꯅ ꯍꯥꯏꯔꯒ ꯆꯦꯟꯒꯦ ꯇꯧꯕ ꯃꯆꯥꯁꯦ ꯇꯥꯛ ꯀꯣꯟꯁꯤꯟꯈꯤꯕꯅꯦ ꯃꯥꯅ ꯑꯗꯩ ꯆꯦ ꯆꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯂꯣꯏꯁꯟꯅꯔꯒ ꯃꯥ ꯍꯟꯈꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯃꯥꯡꯉꯤꯕ ꯏꯖꯠ ꯃꯥꯅ ꯑꯗꯨꯝ ꯃꯆꯥꯈꯩꯗꯣ ꯍꯌꯦꯡꯋꯥꯏꯐꯥꯎ ꯃꯣꯏ ꯃꯃꯥꯗꯣ ꯆꯦꯟꯈ꯭ꯔꯕꯅꯤ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯍꯌꯦꯡꯋꯥꯏꯐꯥꯎ ꯇꯧꯕꯤꯗꯣꯏꯅꯦꯕ ꯃꯆꯥꯁꯤꯡꯗꯨꯗ ꯃꯤꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥ ꯃꯌꯥꯝꯗꯁꯨ ꯍꯛꯁꯦ ꯃꯥꯡꯉꯦꯕ ꯑꯗꯣ ꯅꯨꯄꯤꯁꯤꯡꯁꯤꯅ ꯉꯝꯃꯛꯏꯕ ꯆꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅꯁꯨ ꯍꯣꯏ ꯅꯨꯄꯤ ꯂꯣꯟꯕ ꯑꯗꯩ ꯃꯥꯏ ꯅꯨꯄꯤ ꯂꯩ ꯅꯨꯄꯤ ꯆꯦꯟꯁꯤꯜꯂꯛꯄ ꯃꯌꯥꯝ ꯊꯣꯛꯏꯀꯣ ꯑꯗꯨ ꯅꯨꯄꯤꯅꯁꯨ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯑꯩꯈꯣꯏ ꯁꯥꯎꯅꯔꯒ ꯀꯥꯏꯅꯔ ꯃꯌꯨꯝꯗ ꯂꯩꯔꯒ ꯃꯌꯨꯝꯗꯒꯤ ꯆꯦꯟꯕ ꯅꯠꯇꯕ ꯃꯥꯏ ꯅꯨꯄꯥꯁꯤꯒꯤ ꯃꯌꯨꯝꯗꯒꯤ ꯆꯦꯟꯕ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯧꯁꯦ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯪꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯥꯏꯟꯗ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯤꯒꯦꯜ ꯑꯦꯗꯚꯥꯏꯖꯔ ꯃꯌꯥꯝꯒ ꯑꯩꯈꯣꯏ ꯇꯥꯟꯅꯩꯌꯦꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯧꯕ ꯑꯩꯈꯣꯏꯅ ꯈꯪꯍꯟꯖꯅꯤꯡꯕꯁꯦꯀꯣ 497 ꯑꯦꯗꯜꯇꯔꯤ ꯂꯣꯅ ꯑꯃꯈꯛ ꯂꯩꯔꯝꯃꯦꯕ ꯑꯩꯈꯣꯏ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯝꯇ ꯆꯦꯜꯂꯕ ꯑꯗꯨꯑꯣꯏꯗꯤ ꯃꯥꯅ ꯏꯖꯗꯥꯕꯤ ꯂꯧꯕꯁꯦ ꯌꯥꯏꯑꯕ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯂꯣꯁꯦ ꯀꯛꯈ꯭ꯔꯦꯕ ꯑꯗꯨ ꯀꯛꯈ꯭ꯔꯕꯅꯤꯅ ꯅꯨꯄꯤꯁꯤꯒꯤ ꯃꯁꯥꯒꯤ ꯑꯄꯥꯝꯕꯅꯤ ꯃꯁꯥꯒꯤ ꯍꯛꯅꯦꯅꯅꯦ ꯀꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯑꯀꯣꯟꯕ ꯅꯨꯄꯥꯁꯤꯗꯒꯤ ꯀꯩꯝ ꯇꯥꯟꯕ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯂꯨꯍꯣꯡꯕꯁꯤꯗꯤꯅꯦ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯒ ꯂꯨꯍꯣꯡꯕꯁꯤꯗꯤ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯑꯃ ꯂꯣꯜꯂꯛꯑꯒ ꯂꯨꯍꯣꯡꯕꯁꯨ ꯑꯥꯏꯟꯅ ꯌꯥꯗꯦ ꯖꯦꯜ ꯆꯪꯕ ꯌꯥꯏ ꯑꯗꯩ ꯅꯨꯄꯤꯁꯤꯅꯁꯨ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯒ ꯃꯥꯏ ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯑꯃꯗ ꯆꯦꯟꯈ꯭ꯔꯒ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯈꯤꯕꯁꯦ ꯁꯤꯗꯤ ꯌꯥꯗꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯧ ꯆꯦꯟꯕꯁꯤꯗꯤ ꯀꯅꯥꯁꯨ ꯂꯨꯍꯣꯡꯅꯗꯦꯕ ꯑꯗꯨ ꯂꯨꯍꯣꯡꯅꯗꯕꯅꯤꯅ ꯃꯣꯏꯗꯤ ꯆꯦꯜꯂꯨꯔꯒ ꯅꯣꯡꯅꯤ ꯂꯣꯠꯃꯤꯟꯅꯔꯒ ꯂꯧꯅꯗꯕꯅꯁꯨ ꯑꯌꯥꯝꯕꯅꯦꯕ ꯑꯗꯩ ꯂꯣꯠꯂꯒ ꯂꯩꯈꯤꯕꯅꯁꯨ ꯑꯌꯥꯝꯕꯅꯦꯕ ꯈꯜꯂꯛꯑꯒ ꯊꯣꯛꯂꯛꯄ ꯑꯗꯨꯅ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯂꯨꯍꯣꯡꯕꯁꯨ ꯅꯠꯇ꯭ꯔꯕꯅꯤꯅ ꯀꯃꯥꯏꯅ ꯍꯛ ꯇꯥꯜꯂꯨꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯁꯤꯗ ꯃꯥꯏ ꯅꯨꯄꯥꯁꯤꯡꯁꯤꯅ ꯃꯥꯏ ꯅꯨꯄꯤꯁꯦ ꯆꯦꯟꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯎꯄꯥꯏ ꯂꯩꯇꯅ ꯌꯦꯡꯉ ꯂꯩꯍꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦꯕꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯀꯥꯟꯗ
mai nupise mai nupasina khainarage habadadi yadedana ko khainaningena ai nupise khainarage ai pamdre habdi yadedana ado sida aina nupasida mapuroi khudong chapa khakti piba mai nupise sigi matang sidadi mana khaina hoba yaiba simadi piba aina aduga masije khoigi nupa jingi kainoneba khoina matam amda sigi je khoigi 497 adultery law je khoi supreme court na kaklak pa je sida khoi si revoke tawbiu hangat piu si je kakki taragadi khoi nupi ma mana atop nupa da siendana dandi do leitrabanina ado imung meam kaira ani si jena ma pa kaina macha meam leira ani imung meam kaina ra ani na khoina yam sauna rally satana Bishnepur district ki Thauban district ki ai pongmai kai gi mai kai da khoi district rally satan honai ba ko matam du da khoi gi kaino da yamna khoi na hauri ba ko kaino jing kharana akoi organization gi adumba thodang du smai ga har pa yawe ba nupa na nupi lon ba di yar ga noi kai dau ngammi ado nupi na smai pan ba di noi na kai dau bai no smai chong thora ise ga hai ba ado moi na wa khan do khanda da na wangang e ba hadi nupa na nupi chelak pa da di ne nupi lon ba di ne ain da yam sauna magi nupi na ne nupa do jen thajan ba ju yai ko dai mai maintenance tan ba ju yai ba adugi de dum lairaga akhoi na ju ai nupa do nupi ma sele nupi ma lo le hai ba da hak ta laga dum di sang sena lai ba ain da ju sauna lai jari akoi nupa am na nupi sele lo le har ga akhoi na lem na lai ba na te ba mi du na complain la ga di akhoi na mateng pang ga dum lai ba adu som da di adultery ro je kak khibani na asai gi magi mapuroi ba du gi hak ma ngai ne ba mapuroi ba jina akon ba nupa ngausan ba nupa ngausan ba nupi adugi na hak se kang khat pa ne ba ma na ngausan ba nupa da gi mai mapuroi ba jina hak khara tan ja ga dab je tan phangde na ko adu ma ngai ne ba adu du gi akhoi di ada imung gi angang ma ma ngak pa ada nupi khunai da soira ka da ma du gi akhoi na tawrak pa ne ba da moi da di adu do khanda da bida khoi gi nupa na nupi lom da yara noi nga ga ke dau lei ga na aran ba rom da tawe ha ba adu di adum yenga lairaga nupi ma'am hojik mayum pangkhala iba cheng khala iba imung kai da isne ba ma'am akhoi gi dona isala moina khoina ma'am gi lairobani na nupi gi oiba kaino jingje society je thokla iba khoi gi lam je thokla iba ma'am je akhoi di mangjau na akhoi di khangdana ne akhoi na loina khoi tholang lawom thokpa lawe ba akhoi di adu mayam na sidai da masam sana mina ko ngoiraga masana section jagadam ne ba khoi gi di loina lawom thokpa thodang khuding mak ta law la e ba adai mu amana sidai da mu magi nupi sina dine mu ne hoji ka kon basi liba nupa sina ma je lawbi dra ba adoi di ai je pure ba ju kaina hale mana sen bi re du ai lawbi dre na mana di mu ijada bi tan ba yai ba nupa du dani ad maina si lai si je ma khangan janinge ba adai mu case ama mu lira aga mu adugi point tong lak jage ba ko mai matang sana sina mu kamai do no hai makha chathadringai da oza break ma cham tang lojage mayam meng ta dun le biu oza gi hojiki ahan ba segment du loraga makha segment si tadringai da break ma cham tang lojage mayam meng ta dun le biu Madhavi gi Manipur gi amat ngairaba personal care products puthokliba startup venture ni hariba products asi 100% handmade organic amasung vegan and cruelty free ni Madhavi gi products asi iramdam bi reicha sing local pothok sing season aduna pothok sabni Madhavi ki products kara panjarabada makhal kaya ki soaps Cham amadi hakchang da sizinanaba special oils handmade soaps manam nungsiraba lip balms shampoo and conditioner amadi skin products kaya ni mayamna Madhavi ki quality na pick thalaba products sing asibu amuktang sizinabiduna support tawbiu amadi order toksin biu Welcome back after the break. Break ki matung da taram nok cheri akhoi gi oza robita laimagi akhoi gi aseng ba thodok wathok mayam da akhoi na yumpham oizaraga crime diaries yengbirabe singbu akhoi na hana thaga cheri aduga oza akhoi gi break ki matung sida oza gi ngasai gi chathajarakadwa makha gi akhoi gi nupa gi hak mat khibagi matang da oza na akhoi gi title thambiribagi ani suba segment da thambiyo ho aduga ani suba jina ne mai tawbane moije nupaji cheki yum saba boro mistri ne bako maje dum thabengang je sujaraga maju gyan yam ta na leijabani ado mai masam leire ado mai nupi da paisa nung saji dum loisin nei marup thanglo yaw bo khotpa marup phangba nupi si thamjalo ya dei marup tu phange nang sana le kon sajalu
ꯇꯧ ꯅꯣꯡꯉꯥꯟꯕꯒ ꯊꯕꯛ ꯆꯠꯈꯤꯅꯤ ꯅꯨꯡꯗꯥꯡ ꯍꯜꯂꯛꯀꯅꯤ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯆꯥꯛ isim ꯅꯨꯡꯗꯥꯡꯒꯤ ꯊꯣꯡꯉꯝꯃꯒ ꯆꯥꯗꯅ ꯑꯗꯨꯝ ꯃꯣꯏ ꯑꯌꯨꯛꯅ ꯉꯟꯇꯥ ꯆꯥꯔ ꯆꯠꯈꯤꯕ ꯑꯗꯩ ꯑꯌꯥꯝꯕꯅ ꯑꯌꯨꯛꯇꯤ ꯃꯣꯏ ꯊꯕꯛ ꯃꯐꯝꯗ ꯆꯥꯔꯦ ꯑꯗꯩ ꯅꯨꯡꯗꯥꯡꯁꯤꯅ ꯅꯨꯄꯤꯅ ꯆꯥꯛ isimꯁꯦ ꯑꯗꯨꯝ ꯊꯣꯡꯉ ꯈꯣꯠꯂ ꯊꯝꯃꯝꯃꯒ ꯏꯁꯤꯡ ꯑꯔꯨꯝꯕ ꯊꯥꯡꯗꯣꯛꯇꯅ ꯃꯥꯏ ꯏꯔꯨꯖꯅꯕ ꯈꯣꯠꯅꯕ ꯇꯧꯔꯒ ꯅꯨꯄꯥꯁꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯃꯆꯥꯒ ꯀꯩꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯄꯩꯁꯥꯒꯤ ꯅꯨꯡꯁꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯕ ꯑꯗꯨꯗꯨ ꯍꯥꯏꯔꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯈꯤꯕ ꯃꯥꯗꯤꯀꯣ ꯑꯗ ꯌꯥꯝ ꯊꯥꯖꯗꯅꯅꯦ ꯑꯗꯨꯒꯤꯁꯤꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯤꯁꯤꯗꯤ ꯑꯗꯨꯝ ꯊꯕꯛꯁꯦ ꯂꯩꯇ꯭ꯔꯕꯅꯤꯅ ꯉꯁꯥꯏ ꯐꯣꯟꯁꯦ ꯑꯗꯨꯝ ꯌꯦꯡ ꯂꯩꯌꯦꯕ ꯃꯆꯥꯁꯤꯁꯨ ꯑꯌꯨꯛꯅ ꯀꯩꯅꯣ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦꯗꯅ ꯑꯗꯩ ꯑꯃꯨꯛ ꯍꯜꯂꯛꯑꯒꯅ ꯅꯨꯡꯊꯤꯟ ꯑꯃꯨꯛ ꯇꯨꯏꯁꯟ ꯆꯠꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯡꯗꯥꯡ ꯈꯛꯇꯅꯦ ꯃꯆꯥꯁꯤ ꯌꯨꯝ ꯂꯩꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥꯗꯤ ꯑꯗꯨꯝ ꯌꯨꯝ ꯂꯩꯔꯦ ꯅꯨꯄꯥꯁꯤꯅ ꯀꯔꯤꯝ ꯋꯥꯠꯍꯟꯗ꯭ꯔꯦ ꯊꯕꯛ ꯍꯥꯏꯔ ꯂꯩꯇ꯭ꯔꯦ ꯑꯗꯩ ꯃꯣꯏꯁꯦ ꯃꯀꯨꯕꯣꯛ ꯂꯩꯈꯤꯗ꯭ꯔꯦ ꯃꯅꯦꯝꯕꯣꯛ ꯂꯩ ꯃꯧꯁꯤꯒ ꯃꯕꯥꯅꯤꯁꯤ ꯉꯥꯏꯍꯥꯛ ꯂꯩꯇꯪ ꯈꯟꯅꯕꯒꯤ ꯃꯅꯦꯝꯕꯣꯛꯁꯦ ꯇꯣꯉꯥꯟ ꯆꯥꯏꯌꯦꯕꯀꯣ ꯑꯗ ꯅꯨꯄꯤꯁꯤꯅ ꯉꯁꯥꯏ ꯐꯣꯟꯁꯦ ꯑꯗꯨꯝ ꯄꯥꯏꯕꯗ ꯅꯨꯄꯥ ꯑꯃ ꯃꯥꯁꯦ ꯐꯣꯟꯗ ꯈꯪꯅꯔꯦꯕ ꯈꯪꯅꯕꯁꯦ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯃꯦꯁꯦꯖ ꯊꯥꯅꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯃꯕꯥꯅꯤꯁꯦ ꯃꯇꯝ ꯂꯦꯟꯐꯝ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯅꯨꯄꯥꯁꯤꯒ ꯃꯥꯒꯁꯦꯀꯣ ꯑꯗꯨꯝ ꯂꯦꯜꯂꯦ ꯃꯕꯥꯅꯤꯁꯦ ꯑꯗꯩ ꯀꯩꯅꯣꯁꯦ ꯃꯥꯅ ꯌꯥꯝ ꯇꯧ ꯉꯝꯕꯒꯤ ꯆꯥꯡ ꯑꯕꯨꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯈꯤꯕ ꯃꯅꯥꯛꯇꯨꯗ ꯄꯨꯂꯞꯁꯨ ꯇꯨꯃꯤꯟꯅꯩꯅꯤꯀꯣ ꯐꯃꯨꯡ ꯑꯄꯥꯛꯄꯁꯤꯗ ꯃꯆꯥꯁꯤꯅ ꯃꯌꯥꯏ ꯊꯪꯉꯒ ꯅꯨꯄꯥꯁꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯁꯦ ꯃꯥ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯅꯩꯌꯦꯕ ꯅꯨꯄꯥ ꯑꯃꯁꯤꯒꯀꯣ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯒꯁꯦ ꯇꯨꯝꯃꯤꯌꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯗꯩ ꯌꯥꯝ ꯁꯥꯊꯤꯕꯩ ꯌꯥꯝ ꯆꯥꯡꯁꯦ ꯁꯥꯊꯤꯕꯩ ꯆꯥꯡꯁꯦ ꯑꯗꯩ ꯃꯅꯦꯝꯕꯣꯛꯁꯤꯅ ꯃꯥꯅ ꯑꯗꯨꯝ ꯐꯣꯟ ꯇꯧꯅꯕꯁꯦ ꯀꯅꯥꯒꯅꯣ ꯅꯪꯅ ꯑꯗꯨꯝ ꯐꯣꯟ ꯇꯧꯅꯩꯗꯨꯕꯨ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯏꯃꯥꯒꯅꯤ ꯍꯦꯛ ꯍꯥꯏꯕ ꯑꯗꯩ ꯑꯁ ꯅꯣꯏꯕꯨ ꯑꯉꯥꯡꯁꯦ ꯑꯌꯨꯛ ꯐꯪꯉꯤ ꯆꯥꯛ ꯑꯉꯥꯡꯁꯤꯒ ꯍꯦꯛ ꯆꯥ ꯁꯥꯕꯐꯥꯎ ꯊꯣꯡꯕ ꯍꯦꯛ ꯅꯪꯗꯦ ꯃꯦꯒꯤ ꯈꯔ ꯄꯤꯖ ꯑꯗꯩ ꯌꯦꯔꯨꯝ ꯈꯔ ꯄꯤꯖ ꯑꯉꯥꯡꯁꯦ ꯃꯕꯨꯛ ꯂꯥꯝꯃꯅꯤ ꯆꯖꯤꯛ ꯈꯔ ꯄꯤꯖ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯍꯥꯏꯔꯁꯨ ꯌꯦꯡꯁꯤꯜꯂꯤ ꯑꯅ ꯐꯦꯠ ꯍꯦꯛ ꯇꯧꯕ ꯀꯧꯗꯕ ꯁꯨꯝ ꯇꯧꯕ ꯑꯗꯩ ꯃꯥꯅ ꯍꯦꯛ ꯃꯆꯥꯅꯨꯄꯥꯗ ꯑꯁ ꯃꯧꯁꯦ ꯃꯆꯥꯒꯤ ꯆꯥꯛꯄ ꯍꯦꯛ ꯅꯪꯗꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥ ꯂꯩꯍꯦ ꯑꯩ ꯍꯩꯅꯗꯦꯀꯣꯅ ꯍꯥꯏꯕꯁꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯏꯃꯥꯅ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣꯅꯦ ꯍꯥꯏꯔꯁꯨꯅꯦ ꯑꯁ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟ ꯂꯩꯕꯅꯤ ꯏꯃꯥꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯏꯃꯥꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯅꯪꯅ ꯊꯕꯛ ꯁꯨꯕ ꯈꯣꯠꯄ ꯄꯩꯁꯥ ꯇꯥꯜꯂꯛꯄ ꯑꯗꯩ ꯑꯗꯨꯅ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯏꯃꯥꯅ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯁꯨꯒꯤ ꯀꯩꯒꯤ ꯍꯪꯉꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕꯅꯦ ꯑꯗꯣ ꯑꯩꯅ ꯍꯦꯛ ꯇꯧꯕꯁꯦ ꯀꯜꯂꯛꯏ ꯅꯪꯅ ꯄꯩꯁꯥ ꯀꯩ ꯑꯩꯉꯣꯟꯗ ꯁꯨꯝ ꯄꯤꯁꯟꯕꯁꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯀꯜꯂꯛꯏ ꯑꯗꯨꯅꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯤꯅꯤ ꯈꯣꯠꯂꯤꯅꯤ ꯑꯉꯥꯡꯗꯣ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤꯅꯦ ꯑꯩꯅ ꯊꯣꯡꯗ꯭ꯔꯤꯗꯣ ꯃꯥ ꯃꯦꯒꯤ ꯄꯥꯝꯃꯦ ꯑꯗꯨ ꯄꯥꯝꯃꯦꯅ ꯑꯩ ꯑꯗꯨꯝ ꯊꯣꯡꯉꯤ ꯃꯥꯅ ꯈꯪꯕ꯭ꯔꯥ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯦꯛ ꯈꯨꯝꯃꯛꯄ ꯈꯪꯗꯦ ꯈꯪꯗꯦ ꯌꯥꯅ ꯌꯥꯅꯕ ꯂꯩꯃꯤꯟꯅꯧ ꯈꯣꯠꯂꯨ ꯀꯥꯏꯅ ꯅꯨꯄꯥꯁꯤꯅꯗꯤ ꯑꯗꯨꯝ ꯍꯥꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯦꯕ ꯑꯗꯩ ꯅꯣꯡꯃꯁꯨ ꯃꯅꯦꯝꯕꯣꯛꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯁꯦ ꯌꯥꯝ ꯀꯟꯅ ꯆꯨꯕꯁꯤꯗ ꯑꯍꯤꯡꯁꯤꯗ ꯅꯨꯃꯤꯠꯁꯦ ꯃꯆꯥꯅꯨꯄꯥꯁꯦ ꯍꯜꯂꯛꯇꯦꯕꯀꯣ ꯍꯜꯂꯛꯇ꯭ꯔꯤ ꯃꯣꯏꯁꯦ ꯁꯥꯠ ꯍꯩꯔꯒ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯟꯗꯗꯅ ꯐꯔꯛ ꯇꯥ ꯂꯩꯔꯦ ꯂꯝꯁꯦ ꯈꯔꯁꯨ ꯂꯥꯞꯄ ꯅꯨꯃꯤꯠꯁꯦ ꯂꯦꯛꯂꯛꯑꯒꯦ ꯍꯥꯏꯕ ꯑꯗ ꯑꯍꯤꯡꯁꯦ ꯌꯥꯝꯅ ꯊꯦꯡꯕꯁꯤꯗ ꯅꯣꯡꯁꯦ ꯀꯟꯅ ꯈꯥꯛ ꯂꯥꯎꯇꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯁꯨ ꯅꯨꯄꯤꯁꯦ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯂꯥꯎꯈꯤꯕ ꯑꯃ ꯇꯧꯕꯁꯤꯗ ꯃꯕꯣꯛꯁꯤꯅꯁꯨ ꯄꯥꯈꯠꯇꯅ ꯍꯦꯛ ꯑꯩ ꯀꯩꯅꯣ ꯃꯧ ꯊꯣꯡ ꯍꯥꯡꯉꯨꯅꯦ ꯑꯉꯥꯡꯗꯣ ꯀꯩꯗꯧꯔꯤꯅꯣ ꯑꯅ ꯇꯧꯔꯒ ꯆꯦꯟꯁꯤꯜꯂꯛꯄꯁꯤꯗ ꯊꯣꯡ ꯍꯥꯡꯉꯛꯄꯁꯤꯗ ꯑꯍꯤꯡꯗꯨꯗꯀꯣ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯤꯃꯤꯗꯅ ꯃꯥꯁꯦ ꯌꯥꯝ ꯀꯦꯔꯒ ꯂꯤꯞꯁꯇꯤꯛꯀꯁꯦ ꯉꯥꯡꯁꯪ ꯁꯪꯅ ꯌꯥꯝ ꯀꯦꯔꯒ ꯂꯩꯔꯝꯃꯦꯕ ꯀꯔꯤꯅꯣꯅꯦ ꯃꯧꯁꯤꯕꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯃꯥꯅ ꯀꯦꯔꯤꯁꯤꯕꯣꯅ ꯃꯥꯁꯦ ꯈꯜꯂꯦꯕ ꯃꯥꯗꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯥꯁꯦ ꯑꯍꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯅꯨꯡꯗꯥꯡꯁꯦ ꯑꯗꯨꯝ ꯀꯦꯔ ꯑꯗꯨꯝ ꯂꯩꯌꯦꯕ ꯃꯔꯝꯗꯤ ꯃꯥ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯕꯅꯤꯅ ꯑꯗꯨꯒꯤ ꯀꯦꯔꯤꯅꯦ ꯃꯥ ꯀꯦꯔꯤꯗꯨꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯦ ꯃꯥꯁꯦ ꯑꯗꯩ ꯅꯨꯄꯥꯁꯤꯒ ꯑꯗꯨꯝ ꯃꯕꯥꯅꯤꯁꯤ ꯄꯥꯎ ꯐꯥꯎꯅꯗꯅ ꯈꯣꯠꯅꯗꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯤ ꯃꯥꯁꯦ ꯑꯗꯨꯝ ꯅꯨꯄꯥꯁꯤ ꯋꯥꯈꯟꯗ ꯂꯨꯞꯇꯅꯀꯣ ꯑꯗꯩ ꯄꯩꯁꯥ ꯅꯨꯡꯁꯥꯁꯤ ꯃꯄꯥꯝ ꯆꯠꯎꯒꯦ ꯍꯥꯏꯔꯒ ꯑꯉꯥꯡꯁꯤꯅ ꯃꯄꯥꯝ ꯊꯝꯃꯝꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒ ꯃꯥꯒꯅ ꯑꯗꯨꯝ ꯄ꯭ꯔꯣꯒꯥꯝ ꯆꯠꯃꯤꯟꯅꯕ ꯅꯨꯄꯥꯁꯤꯅ 3,000 ꯄꯤꯌꯨ 4 ꯄꯤꯌꯨ ꯑꯗꯨꯝ ꯄꯤꯕ ꯑꯗꯩ ꯅꯨꯄꯥꯁꯤꯗꯤ ꯑꯁꯣꯝꯗ ꯅꯣꯡꯃꯩ ꯁꯨꯔ ꯆꯥꯕ ꯅꯨꯄꯥꯅꯦꯕ ꯑꯗꯨꯃꯥꯏꯅ ꯁꯨꯔ ꯆꯥꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦ ꯃꯥꯏ ꯅꯨꯄꯤꯁꯦ ꯍꯟꯅ ꯌꯦꯡꯉꯛꯇꯕ ꯃꯥꯏ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥꯁꯦ ꯇꯥꯔꯛꯇꯕ ꯑꯗꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯩꯒꯤ ꯑꯃꯠꯇ ꯀꯩꯅꯣ ꯇꯧꯔꯛꯇꯕ ꯄꯨꯔꯥ ꯅꯨꯄꯤꯁꯤꯒꯤ ꯋꯥꯈꯜꯗ ꯂꯨꯞꯄꯒꯅꯦ ꯂꯩꯈꯤꯕꯁꯤꯗ ꯑꯗꯨꯝ ꯑꯁꯣꯝꯗꯁꯨ ꯃꯇꯩ ꯃꯅꯥꯎꯁꯦ ꯌꯥꯝ ꯈꯠꯅꯔꯦꯕ ꯅꯨꯄꯤꯁꯤꯅꯁꯨ ꯐꯣꯟ ꯃꯨꯟꯗꯅ ꯈꯣꯠꯇꯅ ꯀꯌꯥꯔꯛ ꯐꯥꯔꯦꯕꯀꯣ ꯑꯗꯩ ꯅꯨꯄꯤꯁꯤꯗꯁꯨ ꯃꯥꯅ ꯇꯧꯅꯨ ꯃꯥꯏ ꯅꯨꯄꯥ ꯆꯠꯈ꯭ꯔꯀꯥꯟꯗ ꯐꯣꯟ ꯅꯝꯕꯔꯁꯨ ꯂꯧꯊꯣꯛꯑꯒ ꯑꯇꯣꯞꯄꯗꯩ ꯇꯧꯔꯦꯕ ꯑꯩ ꯃꯥꯏ ꯅꯨꯄꯤꯅꯤ ꯏꯆꯥꯅꯤ ꯂꯩ ꯏꯃꯨꯡꯁꯦ ꯀꯥꯏꯔꯦ ꯅꯪ ꯇꯧꯅꯨ ꯅꯪꯁꯨ ꯅꯨꯄꯥ ꯂꯩ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯅꯪ ꯃꯔꯝꯗ ꯑꯩ ꯂꯣꯏ ꯊꯤꯒꯠꯂꯦ ꯅꯪ ꯅꯨꯄꯥꯗꯨꯗ ꯑꯩ ꯍꯥꯏꯕ ꯂꯥꯛꯀꯅꯤ ꯅꯣꯡꯃꯗꯤ ꯑꯩꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯅꯪ ꯐꯖꯅ ꯌꯥꯎ ꯅꯪꯁꯨ ꯅꯪꯒꯤ ꯅꯌꯨꯝ ꯄꯥꯜꯂꯨ ꯑꯩꯁꯨ ꯑꯩꯒꯤ ꯌꯨꯝ ꯄꯥꯟꯒꯦ ꯑꯩꯒꯤ ꯌꯨꯝ ꯊꯨꯒꯥꯏꯔꯛꯀꯅꯨꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯃꯊꯪꯁꯨ ꯑꯃꯨꯛ ꯐꯥꯏ ꯑꯗꯨꯃꯥꯏꯅ ꯅꯪ ꯑꯗꯨꯝ ꯍꯜꯂꯔꯣꯏꯗ꯭ꯔꯥ ꯅꯪ ꯑꯩ ꯅꯨꯄꯥꯁꯦ ꯀꯌꯥꯝ ꯄꯥꯝꯃꯤ ꯍꯥꯏꯔꯁꯨꯀꯣ ꯅꯪ ꯅꯨꯄꯥꯅ ꯍꯧꯍꯜꯂꯛꯀꯅꯨ ꯃꯥꯅ ꯍꯧꯔꯛꯄꯅꯤ ꯅꯪ ꯅꯨꯄꯥ ꯋꯥꯔꯛꯎ ꯅꯪ ꯅꯨꯄꯥ ꯋꯥꯔꯛꯄꯗꯤ ꯉꯝꯖꯗ꯭ꯔꯒꯅ ꯑꯩꯅꯕꯨ ꯑꯩ ꯅꯨꯄꯥꯁꯦ ꯀꯃꯥꯏꯅ ꯐꯨꯔ ꯋꯥꯔꯛꯇꯣꯏꯅꯣꯅꯦ ꯑꯗꯨꯗꯤ ꯅꯨꯄꯤ ꯃꯁꯦꯟꯅꯤꯅꯦ ꯃꯇꯦꯡ ꯄꯥꯡꯅꯁꯤ ꯅꯪꯅ ꯑꯣꯏꯅ ꯐꯣꯟꯁꯦ ꯑꯩ ꯅꯨꯄꯥꯅ ꯐꯣꯟ ꯇꯧꯕꯗꯣ ꯄꯥꯏꯔꯨꯅꯨ ꯕ꯭ꯂꯣꯛ ꯊꯝꯖꯜꯂꯣ ꯑꯗꯨꯏꯗꯤ ꯑꯩ ꯅꯨꯄꯥꯁꯤꯅ ꯀꯩꯗꯧ ꯉꯝꯃꯛꯇꯣꯏꯅꯣ ꯑꯗꯩ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯨꯅ ꯍꯥꯏ ꯐꯨꯍꯜꯂꯛꯑꯣ ꯃꯤ ꯈꯔ ꯊꯥꯗꯣꯛ ꯐꯨꯍꯜꯂꯛꯑꯣ ꯑꯗꯨꯗꯣ ꯅꯨꯄꯥꯁꯦ ꯌꯥꯝ ꯇꯧꯅꯩꯌꯦꯕꯀꯣ ꯑꯗꯩꯗꯤ ꯁꯣꯝꯗꯁꯨ ꯌꯨꯝ ꯀꯥꯏꯈꯠꯂꯛꯄ ꯇꯧꯕꯁꯤꯗ ꯅꯣꯡꯃꯗꯤ ꯅꯨꯄꯤꯁꯤꯅ ꯋꯥꯏ ꯇꯩ ꯂꯩꯔꯤꯉꯩꯗꯅꯦ
ꯍꯧꯖꯤꯛꯀꯤ ꯑꯁꯣꯝꯒꯤ ꯃꯥꯒ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯁꯦ ꯂꯥꯛꯑꯦꯕꯀꯣ ꯂꯥꯛꯑꯒ ꯍꯦꯛꯇ ꯆꯪꯁꯤꯜꯂ ꯅꯨꯔꯥ ꯆꯐꯨꯒꯁꯦ ꯀꯥꯎꯔ ꯃꯥꯅ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯃꯈꯖꯥꯏꯁꯦ ꯑꯣꯜ ꯊꯥꯔ ꯍꯦꯛꯇ ꯐꯨꯕꯅꯦꯕ ꯅꯪ ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯝ ꯍꯟꯖꯟ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯅꯪ ꯅꯨꯄꯥ ꯀꯧꯊꯣꯔꯛ ꯋꯥ ꯉꯥꯡꯅꯒꯦꯅ ꯇꯧꯗꯅ ꯑꯗꯩꯗꯤ ꯃꯅꯦꯝꯕꯣꯛꯁꯦ ꯊꯣꯛꯂꯛꯑꯦꯕ ꯀꯩꯅꯣ ꯅꯣꯏ ꯉꯥꯡꯅꯩꯗꯣ ꯑꯗꯨꯗꯨꯅ ꯅꯣꯏ ꯅꯃꯧ ꯅꯨꯄꯤꯁꯦ ꯋꯥꯔꯧ ꯃꯥꯏ ꯅꯨꯄꯥ ꯂꯩꯕ ꯃꯥꯅ ꯑꯩ ꯅꯨꯄꯥ ꯀꯣꯏꯅꯔꯒ ꯑꯩ ꯏꯃꯨꯡꯗ ꯄꯨꯀꯥꯏ ꯀꯥꯏꯔꯦ ꯑꯩ ꯅꯨꯄꯥꯅ ꯑꯩꯁꯦ ꯍꯟꯅ ꯌꯦꯡꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯈꯠꯅꯔꯦꯕꯀꯣ ꯑꯗꯩ ꯃꯅꯦꯝꯕꯣꯛꯁꯤꯅꯁꯨ ꯑꯩꯁꯨ ꯃꯧꯁꯦ ꯋꯥꯔꯛꯀꯦ ꯈꯣꯠꯀꯦ ꯑꯗꯨ ꯇꯧꯒꯦ ꯏꯕꯦꯝꯃ ꯑꯗꯨ ꯂꯩꯀꯥꯏ ꯇꯥꯅꯤ ꯁꯣ ꯅꯪꯁꯨꯅ ꯃꯥꯅ ꯊꯦꯝꯃꯒ ꯄꯨꯊꯣꯛꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯁꯣꯝꯗꯗꯤ ꯃꯧꯗꯨꯗꯤ ꯉꯁꯥꯏꯒꯤ ꯃꯅꯦꯝꯕꯣꯛꯇꯨꯒ ꯃꯥꯒ ꯍꯥꯟꯅ ꯌꯥꯅꯗꯕꯅꯤꯅ ꯃꯅꯦꯝꯕꯣꯛꯁꯤꯅ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯂꯥꯎꯔ ꯊꯣꯛꯈꯤꯕ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯜꯂꯣꯏ ꯂꯩꯀꯥꯏꯒꯤꯅꯦ ꯃꯩꯔꯥ ꯄꯥꯏꯕꯤꯒ ꯀ꯭ꯂꯕ ꯅꯣꯏꯒꯤ ꯂꯣꯏ ꯇꯥꯛꯀꯅꯤ ꯃꯥ ꯋꯥꯔꯛꯍꯟꯅꯤ ꯑꯗꯨꯒ ꯀꯥꯡꯁꯤ ꯈꯤꯡꯅꯤ ꯑꯩ ꯀꯩꯗꯧꯕꯩ ꯇꯨꯃꯤꯟꯅ ꯍꯟꯗꯣꯏꯕꯅ ꯃꯅꯦꯝꯕꯣꯛꯁꯤꯅ ꯐꯥꯔ ꯄꯨꯊꯣꯛꯈꯤꯕꯗꯣ ꯆꯤꯡꯉꯒ ꯑꯗ ꯀꯩꯅꯣꯁꯤꯅ ꯃꯥꯏ ꯀꯩꯅꯣ ꯃꯧꯁꯤꯗꯤ ꯁꯣꯝꯗ ꯀꯤꯕꯗ ꯂꯣꯏꯔꯦꯕ ꯅꯨꯄꯤꯗꯨꯅ ꯀꯥꯡꯁꯤ ꯈꯤꯡꯉꯛꯑꯗ꯭ꯔꯥ ꯂꯩꯀꯥꯏ ꯇꯥꯛꯑꯗ꯭ꯔꯥ ꯑꯩꯁꯦ ꯃꯌꯥꯝ ꯆꯪꯅ ꯄꯨꯊꯣꯛꯑ ꯐꯨꯔꯗ꯭ꯔꯥ ꯑꯁ ꯈꯣꯡꯒꯣꯏꯅꯔꯗ꯭ꯔꯥꯅ ꯃꯥꯗꯤ ꯑꯗꯨꯝ ꯈꯨꯗꯛꯇꯨꯗ ꯃꯅꯤꯡꯊꯣꯝꯂꯣꯝꯗ ꯑꯗꯨꯝ ꯃꯥ ꯆꯠꯈ꯭ꯔꯦꯕ ꯀꯤꯗꯅꯀꯣ ꯑꯗꯩ ꯃꯥꯅ ꯑꯃꯨꯛ ꯏꯅꯦꯝꯕꯣꯛꯁꯤꯅ ꯑꯩ ꯅꯨꯄꯥꯗꯁꯨ ꯍꯥꯏꯗꯣꯛꯑꯅꯤ ꯋꯥ ꯂꯥꯎꯅꯔꯅꯤ ꯑꯩ ꯅꯨꯄꯥꯅꯁꯨ ꯑꯩ ꯂꯧꯁꯜꯂꯔꯣꯏ ꯑꯗꯨꯏꯗꯤ ꯅꯪꯅ ꯑꯩ ꯌꯨꯝ ꯊꯨꯒꯥꯏꯔꯕꯅꯤ나 ꯑꯩꯅ ꯉꯁꯤꯐꯥꯎ ꯅꯪ ꯅꯨꯄꯥꯗꯣ ꯀꯣꯏꯅꯔꯁꯨ ꯆꯦꯜꯂꯛꯄ ꯅꯠꯇꯦ ꯑꯩ ꯂꯩꯒꯦ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯁꯨ ꯑꯩ ꯅꯨꯄꯥ ꯂꯩ ꯑꯗꯣ ꯅꯪꯅ ꯂꯥꯛꯑꯒ ꯑꯩ ꯌꯨꯝ ꯊꯨꯒꯥꯏꯔꯔꯕꯅꯤꯅ ꯅꯪꯅ ꯌꯨꯝꯁꯨ ꯑꯩꯅ ꯊꯨꯒꯥꯏꯔꯅꯤ ꯑꯩꯅ ꯂꯩꯔꯅꯤ ꯅꯪ ꯅꯨꯄꯥꯁꯦ ꯁꯤꯅꯦꯕ ꯃꯥꯏ ꯆꯦꯂꯦꯟꯖꯁꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯦ ꯐꯣꯟ ꯇꯧꯔꯦꯀꯣ ꯂꯥꯛꯑꯣ ꯅꯪ ꯅꯨꯄꯤꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯦ ꯂꯥꯛꯑꯣ ꯍꯧꯖꯤꯛꯃꯛ ꯋꯥ ꯉꯥꯡꯅꯁꯤꯅ ꯀꯧꯔꯦ ꯅꯨꯄꯥꯁꯦ ꯂꯥꯛꯑꯦ ꯑꯗꯩ ꯑꯩꯗꯤ ꯍꯟ ꯉꯝꯃꯔꯣꯏ ꯅꯪ ꯅꯨꯄꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯕꯅꯤ ꯑꯩ ꯅꯨꯄꯥꯅꯁꯨ ꯂꯧꯁꯜꯂꯔꯣꯏ ꯑꯩꯅ ꯆꯦꯜꯂꯍꯧꯔꯤꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯃꯌꯥꯝ ꯆꯪꯅ ꯏꯕꯥꯅꯤꯁꯦ ꯀꯧꯊꯣꯛꯑꯒꯅꯦ ꯈꯣꯡꯒꯣꯏꯅꯔ ꯀꯩꯅꯥ ꯀꯠꯇꯅ ꯐꯨꯗꯅ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯇꯧꯍꯧꯔꯤꯁꯦ ꯌꯥꯝ ꯐꯔꯕꯅꯦꯅ ꯑꯁ ꯆꯦꯟꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨ ꯇꯧꯔꯣꯏ ꯃꯕꯥꯅꯤꯁꯨ ꯌꯥꯝ ꯉꯪꯅꯔꯦꯀꯣ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯩ ꯋꯥꯅꯤ ꯅꯪꯁꯨ ꯅꯪ ꯅꯨꯄꯥ ꯂꯩ ꯍꯟꯒꯣ ꯆꯠꯂꯣ ꯑꯩꯁꯨ ꯑꯩ ꯅꯨꯄꯤ ꯂꯩ ꯑꯩ ꯀꯃꯥꯏꯅ ꯑꯩ ꯅꯨꯄꯥꯅ ꯂꯧꯁꯟꯗꯣꯏꯅꯣ ꯏꯅꯦꯝꯕꯣꯛ ꯂꯣꯏ ꯈꯪꯍꯧꯔꯦ ꯏꯅꯦꯝꯕꯣꯛꯅ ꯂꯣꯏ ꯍꯥꯏꯈ꯭ꯔꯅꯤ ꯂꯧꯁꯜꯂꯔꯣꯏ ꯑꯩ ꯅꯨꯄꯥꯗꯨꯗꯤ ꯐꯔꯗꯤ ꯌꯥꯝ ꯐꯩ ꯐꯠꯇꯗꯤ ꯌꯥꯝ ꯐꯠꯇꯦ ꯑꯗꯣ ꯅꯪꯒ ꯑꯩꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯃꯥ ꯀꯔꯤꯝ ꯈꯪꯕ ꯅꯠꯇꯦ ꯑꯗꯣ ꯃꯥꯅ ꯁꯤꯟꯅꯔꯛꯄ ꯄꯩꯁꯥ ꯃꯌꯥꯝ ꯃꯌꯥꯝꯁꯦ ꯑꯩ ꯅꯉꯣꯟꯗꯈꯔ ꯄꯤ ꯅꯪꯅ 5,000ꯗ ꯄꯤꯌꯨ 10ꯗ ꯄꯤꯌꯨ ꯑꯗꯨ ꯄꯤꯌꯣꯅ ꯅꯪ ꯐꯣꯟ ꯂꯩꯒꯦ ꯈꯔ ꯂꯩ ꯇꯧꯗꯅ ꯑꯩꯅ ꯐꯅꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉꯤꯗꯨꯅꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯗꯤ ꯍꯟ ꯉꯝꯃꯔꯣꯏꯅ ꯉꯥꯡꯅꯔꯦꯕꯀꯣ ꯑꯗꯩꯗꯤ ꯁꯣꯝꯗ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯦ ꯑꯣꯏꯁꯜꯂꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯊꯕꯛ ꯍꯜꯂꯛꯑꯦꯀꯣ ꯍꯜꯂꯛꯄꯁꯤꯗ ꯃꯅꯦꯝꯕꯣꯛꯁꯤꯅꯅꯦ ꯃꯊꯥꯁꯦ ꯁꯥꯕꯁꯦ ꯃꯧꯁꯦ ꯍꯜꯂꯛꯇꯕꯁꯤꯗꯀꯣ ꯐꯣꯟꯁꯦ ꯇꯧꯔꯁꯨ ꯑꯗꯨꯝ ꯑꯣꯞ ꯂꯩꯕ ꯉꯁꯥꯏꯒꯤ ꯃꯥꯅꯗꯤ ꯃꯅꯦꯝꯕꯣꯛꯁꯦ ꯌꯥꯝ ꯐꯩꯌꯦꯕ ꯀꯅꯥꯒꯨꯝꯕ ꯃꯅꯦꯝꯕꯣꯛꯅ ꯃꯧꯁꯤꯅ ꯈꯤꯇꯪ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯆꯥꯅꯨꯄꯥꯁꯤꯅ ꯉꯥꯡꯍꯟꯗꯣꯏꯒꯤ ꯆꯩꯍꯟꯗꯣꯏꯒꯤ ꯍꯥꯏꯖꯠꯍꯧꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯣ ꯃꯥꯒꯤꯅꯅꯦ ꯃꯥꯅ ꯐꯖꯕꯔꯣꯝꯗ ꯑꯗꯨꯝ ꯍꯥꯏꯖꯩꯌꯦꯕ ꯍꯥꯏꯕꯗꯤ ꯃꯆꯥ ꯃꯧꯁꯦ ꯈꯟꯅꯍꯟꯅꯤꯡꯗꯕꯒꯤꯀꯣ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯁꯨ ꯃꯥꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯏꯆꯥ ꯅꯨꯄꯥꯁꯦ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯃꯥꯁꯤꯅ ꯍꯥꯟꯅ ꯍꯜꯂꯛꯑꯗꯤ ꯐꯅꯤꯗ ꯑꯩꯅ ꯈꯔ ꯉꯥꯡꯉ ꯆꯩꯔꯒ ꯃꯇꯨꯡ ꯇꯧꯅꯣ ꯍꯥꯏꯔꯒ ꯏꯆꯥ ꯏꯃꯧꯁꯦ ꯀꯥꯏꯅꯗꯅꯕ ꯏꯁꯨꯁꯦ ꯂꯩꯔꯕꯅꯤꯅ ꯃꯥꯁꯦ ꯌꯥꯝ ꯉꯥꯏꯖꯩ ꯐꯣꯟ ꯇꯧꯔꯦ ꯑꯣꯞ ꯂꯩ ꯑꯗꯩ ꯅꯨꯄꯤꯁꯦ ꯅꯝꯗꯅ ꯀꯥꯡꯁꯤ ꯈꯤꯡꯅꯤ ꯂꯩꯀꯥꯏ ꯀꯧꯊꯣꯛꯅꯤ ꯑꯩꯗꯤꯅ ꯇꯧꯕ ꯅꯨꯄꯤꯁꯦ ꯃꯥꯅ ꯊꯦꯝꯃꯒ ꯐꯖꯅ ꯊꯥꯈ꯭ꯔꯤꯅꯦꯕꯀꯣ ꯑꯗꯩꯗꯤ ꯅꯨꯡꯗꯥꯡ ꯑꯣꯏꯔꯦ ꯃꯆꯥꯅꯨꯄꯥꯁꯦ ꯍꯜꯂꯛꯑꯦ ꯃꯊꯥ ꯆꯥꯔꯦ ꯃꯃꯥꯁꯤꯗꯤꯀꯣ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯩ ꯅꯨꯡꯊꯤꯟ ꯃꯁꯨ ꯇꯨꯏꯁꯟ ꯊꯤꯜꯂꯨꯔꯦ ꯂꯧꯔꯨꯔꯦ ꯃꯥꯅꯀꯣ ꯑꯗꯩ ꯕꯣꯕꯣꯛ ꯑꯩꯈꯣꯏ ꯃꯃꯥꯗꯤ ꯁꯨꯝ ꯍꯪꯉꯦ ꯑꯣ ꯂꯥꯛꯀꯅꯤ ꯊꯕꯛ ꯆꯠꯈꯤꯅ ꯁꯨꯝ ꯑꯗꯩ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯑꯦ ꯑꯗꯩ ꯑꯁ ꯀꯩ ꯍꯥꯏꯔꯛꯀꯅꯤꯅ ꯃꯃꯥꯁꯤꯅ ꯅꯨꯡꯇꯤꯒꯤ ꯃꯥꯏ ꯅꯨꯄꯤ ꯃꯆꯥ ꯃꯃꯧꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯏꯁꯤꯡ ꯊꯥꯡꯗꯣꯛꯇꯅ ꯐꯗꯤ ꯐꯅꯥꯏ ꯊꯥꯡꯗꯣꯛꯇꯅ ꯏꯔꯨꯖꯅꯕ ꯂꯣꯏ ꯇꯧꯋꯤ ꯅꯨꯄꯤꯁꯦ ꯁꯨꯝ ꯊꯣꯛꯂꯛꯇꯕꯁꯤꯗ ꯅꯨꯄꯥꯁꯦ ꯉꯛꯑꯦꯕ ꯏꯃꯥ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ ꯃꯣꯏꯕꯣꯅ ꯑꯣ ꯀꯗꯥꯏꯗ ꯊꯣꯛꯈ꯭ꯔꯕꯣ ꯈꯪꯗꯦꯅꯦ ꯃꯔꯥꯏ ꯍꯟꯖꯔꯛꯑꯅꯤꯗ ꯃꯥꯁꯨ ꯈꯪꯗꯕ ꯁꯥꯔꯦꯕ ꯑꯩꯉꯣꯟꯗꯁꯨ ꯀꯔꯤꯝ ꯍꯥꯏꯔꯝꯗꯦꯅꯦ ꯑꯗ ꯑꯉꯥꯡ ꯅꯨꯃꯤꯠ ꯇꯥꯔꯛꯑꯕꯣ ꯑꯉꯥꯡ ꯂꯧ ꯆꯠꯇꯕꯗꯨꯗ ꯑꯉꯥꯡꯁꯦ ꯑꯩꯅ ꯑꯉꯥꯡꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗꯒꯤ ꯃꯥꯁꯦ ꯂꯩꯇꯦ ꯑꯗ ꯑꯉꯥꯡꯁꯨ ꯑꯩꯅ ꯇꯨꯏꯁꯟ ꯊꯤꯜꯂꯨꯔꯦ ꯑꯗꯩ ꯑꯉꯥꯡꯁꯨ ꯑꯩꯅ ꯂꯧꯔꯨꯔꯦꯅ ꯑꯗꯨꯗꯤ ꯃꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯤꯕꯅ ꯈꯪꯗꯦ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯝꯗꯦꯒ ꯍꯥꯏꯔꯗꯣ ꯃꯥꯁꯨ ꯂꯩꯖꯔꯦꯕꯀꯣ ꯃꯥꯅ ꯍꯥꯏꯗꯣꯛꯎꯔꯗꯤ ꯉꯁꯥꯏ ꯃꯆꯥꯅꯨꯄꯥꯁꯤꯅ ꯂꯧꯁꯜꯂꯔꯣꯏꯒꯦ ꯍꯥꯏꯔꯛꯑꯅꯤꯅ ꯃꯥꯁꯦ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯁꯨꯝ ꯊꯦꯡꯖꯜꯂꯛꯏꯀꯣ ꯍꯜꯂꯛꯇꯦ ꯃꯄꯥꯝꯂꯣꯝꯗ ꯍꯪꯉꯤ ꯂꯥꯛꯇꯦꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣꯅ ꯇꯧꯋꯦ ꯑꯗꯩꯗꯤ ꯁꯨꯝ ꯊꯦꯡꯖꯜꯂꯛꯏ ꯄꯨꯡ 9-10 ꯁꯨꯃꯥꯏꯅ ꯇꯥꯁꯜꯂꯛꯏꯀꯣ ꯑꯗꯩ ꯃꯣꯏ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯁꯤꯡꯁꯨ ꯃꯥꯒ ꯑꯉꯥꯡ ꯑꯃꯈꯛꯇꯤ ꯌꯥꯝ ꯂꯨꯅ ꯂꯣꯏꯅꯩꯌꯦꯕ ꯗꯥꯆꯧꯕꯅ ꯃꯥꯁꯨ ꯂꯥꯛꯏ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯈꯣꯠꯂꯤꯖꯥꯠꯅꯣꯅ ꯃꯣꯏꯁꯦ ꯄꯨꯂꯤꯁꯇ ꯑꯃꯇꯪꯗꯤ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯁꯤꯔ ꯈꯣꯠꯁꯤꯔꯒ ꯈꯟꯅꯩꯀꯣ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯅꯨꯄꯤꯒꯤ ꯃꯃꯥꯁꯤꯅꯅꯦ ꯃꯃꯥꯒ ꯃꯄꯥꯒ ꯃꯣꯏꯁꯦ ꯂꯥꯛꯑꯦꯕ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯃ ꯂꯩꯕꯀꯣ ꯃꯆꯥ ꯅꯨꯄꯤꯅ ꯀꯔꯤ ꯇꯧꯏꯁꯦ ꯍꯥꯟꯅ ꯁꯨꯡꯅꯩ ꯅꯩꯅꯔꯣꯏꯕ ꯑꯗꯨꯒꯅꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯣꯟꯁꯤꯜꯂ ꯍꯦꯛꯇ ꯉꯥꯡꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯒꯤ ꯆꯠꯅꯕꯤ ꯑꯣꯏꯌꯦꯕꯀꯣ ꯅꯣꯏꯅ ꯏꯆꯥꯅꯨꯄꯤꯗꯣ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯑꯒ ꯅꯣꯏ ꯂꯣꯠꯁꯟꯕ ꯑꯣꯏꯔꯝꯒꯅꯤ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯏꯆꯥꯅꯨꯄꯤꯗꯣꯅ ꯑꯗꯩꯗꯤ ꯃꯅꯦꯝꯕꯣꯛꯁꯦ ꯄ꯭ꯔꯪ ꯉꯥꯎꯈꯩ ꯃꯥꯁꯨ ꯁꯥꯎꯔꯦꯀꯣ
ꯁꯥꯎꯅꯤꯡꯉꯦ ꯃꯥ ꯉꯁꯥꯏ ꯂꯣꯠꯁꯜꯂꯖꯔꯒ ꯀꯨꯞꯁꯟꯖꯔꯒ ꯇꯧꯖꯔꯤꯃꯤꯗꯅ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯁꯤꯅꯦ ꯑꯗꯩ ꯃꯄꯥꯗꯨꯅꯗꯤ ꯃꯃꯥ ꯉꯥꯏꯈꯣ ꯑꯝꯇ ꯋꯥꯁꯦ ꯐꯖꯅ ꯑꯝꯇ ꯉꯥꯡꯅꯈꯤꯁꯤꯅ ꯑꯗꯩ ꯃꯅꯦꯝꯕꯣꯛꯁꯤꯅ ꯍꯥꯏꯔꯛꯑꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯒ ꯅꯆꯥꯅꯨꯄꯤꯒ ꯅꯣꯡꯇ ꯈꯟꯅꯕ ꯅꯪ ꯇꯥꯈꯤꯕ꯭ꯔꯣ ꯅꯆꯥꯅꯨꯄꯤꯅꯒ ꯏꯆꯥꯅꯨꯄꯥꯅ ꯐꯨꯏ ꯉꯥꯡꯉꯤ ꯈꯟꯅꯩꯅꯒ ꯅꯣꯡꯇ ꯍꯥꯏꯔꯝꯕ꯭ꯔꯣ ꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯤꯅꯗꯤ ꯀꯩꯅꯣꯝꯗꯤ ꯁꯣꯏ ꯊꯣꯛꯑꯝꯃꯅꯤ ꯍꯥꯏꯔꯛꯎ ꯑꯁꯦꯡꯕ ꯍꯥꯏꯔꯛꯎ ꯅꯣꯏ ꯏꯃꯨꯡꯗ ꯉꯁꯤ ꯈꯟꯅ ꯆꯩꯅ ꯊꯣꯛꯈꯤꯕ꯭ꯔꯥ ꯏꯆꯥꯅꯨꯄꯤꯁꯦ ꯐꯨꯈꯤꯕ꯭ꯔꯥ ꯍꯥꯏꯔꯛꯎ ꯑꯁꯦꯡꯕ ꯍꯥꯏꯔꯛꯎ ꯑꯩꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯩꯗꯤ ꯑꯅ ꯇꯧꯗꯅꯅꯦ ꯍꯧꯖꯤꯛꯃꯛ ꯏꯆꯥꯅꯨꯄꯤ ꯄꯨꯊꯣꯛꯎ ꯑꯗꯨ ꯇꯧꯔꯦ ꯑꯩꯅ ꯂꯣꯏ ꯍꯥꯏꯗꯣꯔꯛꯑꯗꯤ ꯑꯩ ꯃꯆꯤꯡꯁꯦ ꯀꯥꯔꯛꯑꯦꯅ ꯃꯅꯦꯝꯕꯣꯛꯁꯦ ꯇꯧꯋꯦꯕꯀꯣ ꯑꯗꯩꯗꯤ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯐꯧ ꯅꯆꯥꯅꯨꯄꯤꯒ ꯅꯪꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔ ꯂꯩ ꯀꯔꯤ ꯋꯥꯔꯤꯅꯣꯁꯨ ꯈꯪꯗꯦꯅ ꯍꯥꯏꯕꯁꯤꯗꯅꯦ ꯃꯄꯥꯁꯤꯅ ꯍꯥꯏꯔꯛꯑꯦꯕ ꯑꯩꯗꯤ ꯐꯣꯟꯁꯨ ꯄꯥꯏꯗꯦ ꯁꯥꯖꯗꯦ ꯑꯩ ꯏꯆꯥꯅꯨꯄꯤꯒ ꯋꯥꯔꯤ ꯁꯨꯡꯁꯥ ꯁꯥꯖꯗꯦ ꯑꯗꯨꯗꯤ ꯃꯥꯅ ꯏꯃꯥꯒꯅꯦꯅ ꯅꯣꯡꯉꯥꯟꯕꯗꯩ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯨꯗꯤ ꯀꯅꯥꯒ ꯑꯣꯏꯔꯕ ꯍꯨꯔꯥꯟꯕ ꯐꯥꯔꯦꯅ ꯇꯧꯋꯦꯕꯀꯣ ꯅꯪꯅꯦ ꯑꯩꯅ ꯋꯥ ꯉꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯅꯪ ꯇꯨꯃꯤꯟꯅ ꯍꯜꯂꯛꯑꯣ ꯑꯩꯅ ꯉꯥꯡꯉꯛꯑꯗꯤ ꯀꯌꯥ ꯐꯔꯣꯏ ꯆꯠꯂꯣ ꯅꯪ ꯐꯖꯅ ꯆꯠꯂꯣ ꯐꯖꯅ ꯊꯤꯃꯤꯟꯅꯁꯤ ꯏꯆꯥꯅꯨꯄꯥ ꯇꯥꯕ ꯌꯥꯗꯕ ꯋꯥ ꯌꯥꯝ ꯂꯩ ꯑꯩ ꯍꯥꯏꯒꯦ ꯑꯅ ꯀꯧꯁꯜꯂꯒ ꯃꯥꯁꯤꯅ ꯃꯅꯦꯝꯕꯣꯛꯁꯤꯅ ꯑꯗꯨꯗꯨ ꯋꯥꯔꯤ ꯂꯤꯈ꯭ꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯦꯅ ꯂꯤꯈ꯭ꯔꯦ ꯃꯅꯨꯡꯗ ꯑꯗꯩ ꯃꯣꯏꯁꯦ ꯅꯨꯃꯤꯠꯁꯤꯒꯤꯗꯤ ꯆꯠꯈ꯭ꯔꯦꯀꯣ ꯑꯗꯩꯗꯤ ꯅꯨꯃꯤꯠꯁꯦ ꯃꯥꯅ ꯃꯃꯥꯁꯤꯅ ꯆꯥꯛ ꯆꯥꯊꯣꯛ ꯈꯣꯠꯇꯣꯛ ꯍꯥꯏꯕꯁꯨ ꯃꯥ ꯆꯥꯗꯦ ꯑꯗꯩ ꯃꯆꯥꯅꯨꯄꯤꯗꯣ ꯄꯣꯔꯒ ꯃꯥꯅ ꯁꯨꯃꯥꯡꯁꯤꯗ ꯑꯗꯨꯝ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂ ꯃꯥꯏ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯉꯥꯏꯔꯒꯅꯦ ꯂꯩꯌꯦꯕ ꯑꯗꯩ ꯁꯣꯝꯗꯅ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕꯗ ꯉꯁꯥꯏꯗ ꯑꯩꯅ ꯆꯠꯂꯒ ꯉꯥꯡꯉꯝꯃꯤꯕꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯑꯩ ꯅꯨꯄꯥ ꯍꯜꯂꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅோ ꯐꯣꯟꯁꯨ ꯑꯣꯞ ꯂꯩ ꯃꯕꯥꯅꯤꯁꯦ ꯆꯦꯜꯂ ꯖꯥꯠꯂꯅ ꯉꯥꯏꯅꯔꯦꯀꯣ ꯁꯣꯝꯗꯁꯨ ꯑꯗꯩ ꯃꯅꯦꯝ ꯃꯀꯨꯒꯁꯨ ꯂꯣꯏ ꯉꯥꯏꯅꯔꯦ ꯑꯩꯈꯣꯏꯗꯤ ꯂꯧꯁꯜꯂꯣꯏ ꯑꯩꯈꯣꯏ ꯏꯁꯨ ꯏꯃꯧ ꯂꯨꯍꯣꯡꯉ ꯂꯧꯕ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯂꯩ ꯃꯥꯒꯨꯝꯕ ꯂꯝꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏ ꯂꯧꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯑꯩꯈꯣꯏ ꯁꯥꯒꯩꯁꯤꯗ ꯑꯗꯨꯝꯕ ꯇꯣꯝꯕꯤ ꯂꯣꯟꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯂꯧꯔꯣꯏ ꯑꯅ ꯃꯣꯏꯁꯨ ꯂꯩꯀꯣ ꯉꯥꯏꯅꯔꯒ ꯁꯨꯝ ꯑꯗꯨꯒꯗꯤ ꯍꯥꯏꯕꯒ ꯇꯧꯕ ꯅꯨꯄꯤꯁꯦ ꯄꯨꯁꯜꯂ ꯂꯥꯛꯑꯦꯕ ꯃꯗꯩꯗꯤ ꯍꯦꯛꯇ ꯅꯨꯄꯤ ꯑꯍꯟꯁꯤꯅ ꯁꯨꯝꯆꯤꯠꯁꯤ ꯂꯧꯊꯣꯛꯎꯔꯒ ꯃꯃꯥꯏꯁꯦ ꯁꯨꯝꯆꯤꯠꯁꯤ나 ꯐꯠ ꯀꯟꯕꯅꯦꯕ ꯌꯨꯝꯗ ꯑꯇꯤꯊꯤ ꯑꯃ ꯂꯥꯛꯄ ꯑꯣꯛꯄꯗꯤ ꯕꯦꯕꯥꯔꯒ ꯂꯣꯏꯅꯅ ꯑꯣꯛꯄꯅꯤ ꯍꯔꯥꯎ ꯅꯪꯒꯨꯝꯕ ꯑꯣꯛꯇꯕꯤ ꯂꯥꯛꯄꯗꯤ ꯁꯨꯝꯆꯤꯠꯅ ꯑꯣꯛꯀꯗꯕꯅꯦꯅ ꯍꯦꯛꯇ ꯃꯥꯅ ꯄꯨꯔꯥ ꯀꯟꯕꯅꯦꯕ ꯁꯨꯝꯆꯤꯠꯁꯤꯅ ꯑꯗꯩꯗꯤ ꯃꯥꯅ ꯍꯥꯏ ꯅꯨꯄꯥꯁꯤꯗ ꯑꯗꯩ ꯃꯃꯥꯅꯁꯨ ꯅꯨꯄꯥꯁꯦ ꯐꯨꯏꯀꯣ ꯑꯩꯒꯤ ꯏꯃꯨꯡꯗꯕꯨ ꯁꯤꯒꯨꯝꯕ ꯂꯩꯀꯥꯏꯁꯤ ꯃꯥꯡꯗ ꯏꯀꯥꯏ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯑꯦꯌꯦ ꯃꯣꯏ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯌꯦꯡꯗꯤ ꯋꯥ ꯂꯥꯎꯅꯔꯅꯤ ꯍꯧꯖꯤꯛꯃꯛ ꯊꯤꯟꯗꯣꯛꯆꯣ ꯑꯩꯈꯣꯏꯗꯤ ꯂꯧꯁꯟꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯑꯗꯨꯒꯨꯝꯕ ꯌꯥꯕ ꯅꯠꯇꯦ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦꯒ ꯍꯥꯏꯕꯗ ꯀꯟꯈꯠꯀꯗꯕ ꯃꯧ ꯑꯇꯣꯝꯕꯤ ꯂꯧꯁꯟꯒꯗꯕ ꯍꯥꯟꯅꯩ ꯅꯨꯄꯤ ꯃꯧ ꯀꯥꯏꯅꯔꯒ ꯃꯧ ꯑꯇꯣꯝꯕꯤ ꯀꯟꯈꯠꯀꯗꯕ ꯃꯃꯥ ꯃꯄꯥꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯅꯠꯇꯦ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯑꯩꯈꯣꯏꯗꯤ ꯏꯃꯧ ꯂꯩꯔꯦ ꯏꯁꯨ ꯂꯩꯔꯦ ꯅꯪ ꯅꯣꯏꯁꯨ ꯅꯨꯄꯤ ꯊꯤꯕꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯅ ꯉꯥꯡꯉꯦꯀꯣ ꯌꯥꯝ ꯊꯨꯅ ꯊꯤꯟꯗꯣꯛꯎꯁꯣꯅ ꯑꯗ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯦ ꯀꯣꯏꯁꯜ ꯑꯃ ꯍꯪꯉꯦꯕ ꯅꯪ ꯅꯨꯄꯤꯁꯦ ꯊꯤꯟꯗꯣꯛꯈꯤꯒꯦ ꯆꯠꯍꯟꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒ ꯑꯩ ꯑꯣꯏꯅ ꯆꯠꯈꯣ ꯍꯥꯏꯕ꯭ꯔꯥ ꯅꯨꯄꯤꯁꯦ ꯂꯧꯁꯜꯍꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯣ ꯑꯩꯅ ꯇꯧꯔꯛꯄ ꯀꯦꯁ ꯊꯦꯡꯅꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯨꯄꯤꯅ ꯁꯤꯖꯤꯟꯅ ꯇꯧꯔꯛꯄ ꯀꯦꯁ ꯑꯣꯏꯅ ꯊꯦꯡꯅꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯑꯗꯨꯈꯛ ꯍꯥꯏꯌꯨ ꯅꯪ ꯅꯨꯄꯤꯁꯦ ꯀꯥꯏꯅꯒꯦ ꯍꯥꯏꯔꯒꯅ ꯏꯃꯨꯡꯗ ꯆꯪꯉꯣ ꯃꯥꯅ ꯇꯧꯔꯛꯄ ꯀꯦꯁ ꯈꯨꯗꯤꯡꯃꯛ ꯑꯩꯒ ꯊꯦꯡꯅꯒꯦ ꯁꯤꯅꯦꯕ ꯑꯗꯨꯒ ꯅꯨꯄꯤꯁꯤꯒ ꯅꯪꯒ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯔꯒꯅ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩꯁꯨ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯃꯥ ꯏꯄꯥ ꯂꯣꯏ ꯀꯧꯔꯒ ꯑꯩ ꯆꯠꯀꯅꯤ ꯌꯥꯝ ꯂꯦꯝꯅ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯛꯄ ꯅꯪ ꯌꯦꯡꯉꯣ ꯑꯄꯥꯝꯕ ꯈꯜꯂꯣ ꯍꯥꯏꯌꯦꯕ ꯅꯨꯄꯥꯁꯦ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤꯌꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯇꯣꯝꯕꯤꯗꯣ ꯃꯥꯅ ꯄꯥꯝꯗ꯭ꯔꯦꯗꯅ ꯃꯗꯩꯗꯤ ꯅꯨꯄꯤ ꯀꯩꯅꯣꯁꯤꯅ ꯅꯪꯅ ꯇꯧꯅꯤꯡꯕ ꯃꯐꯝꯗ ꯇꯧꯔꯣ ꯅꯪꯗꯤꯅꯦ ꯂꯝꯒꯤ ꯉꯥꯏꯍꯥꯛ ꯀꯣꯏꯕꯅꯦ ꯑꯩ ꯅꯨꯄꯥꯅ ꯈꯪꯉꯕ ꯑꯩꯅ ꯇꯧꯅꯨꯅ ꯀꯌꯥꯔꯛ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯥ ꯆꯠꯂꯣ ꯅꯪ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥꯗꯤꯅꯦ ꯑꯩꯅ ꯂꯦꯞꯄꯅꯤ ꯑꯩꯒꯤ ꯅꯨꯄꯥꯒꯤꯗꯃꯛꯇ ꯍꯥꯏꯔꯒ ꯆꯪꯈ꯭ꯔꯦꯕ ꯃꯣꯏꯁꯦ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦꯕꯀꯣ ꯑꯗꯩ ꯅꯨꯄꯤꯁꯦ ꯀꯞꯄꯒ ꯎꯄꯥꯏ ꯂꯩꯇꯅ ꯊꯣꯛꯂꯛꯑꯦꯕ ꯃꯥꯁꯦ ꯑꯗꯩ ꯃꯌꯨꯝ ꯃꯄꯥꯝꯗꯁꯨ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯃꯥꯁꯦ ꯃꯟꯗꯣꯝꯆꯥ ꯑꯃꯒꯤꯗ ꯆꯠꯂꯒ ꯃꯟꯗꯣꯝꯆꯥ ꯍꯥꯏꯅ ꯄꯥꯎ ꯄꯤꯔ ꯈꯣꯠꯂ ꯇꯧꯋꯦ ꯑꯗꯩ ꯅꯣꯡꯉꯥꯜꯂꯦ ꯁꯣꯝꯗꯅ ꯃꯆꯥꯁꯤ ꯄꯣꯗꯅ ꯈꯣꯠꯇꯅ ꯑꯍꯤꯡ ꯆꯨꯞꯄꯁꯤꯃ ꯉꯥꯏꯈ꯭ꯔꯦꯀꯣ ꯏꯃꯨꯡꯗ ꯆꯪꯗꯕꯈꯩ ꯃꯅꯦꯝꯕꯣꯛꯅ ꯃꯇꯧꯁꯦ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯁꯦ ꯃꯃꯥꯁꯤꯅ ꯌꯦꯡ ꯉꯝꯗꯗꯅ ꯂꯥꯛꯑꯣ ꯆꯪꯉꯣ ꯑꯉꯥꯡꯗꯨꯁꯨ ꯇꯨꯝꯃꯦ ꯅꯪ ꯋꯥꯔꯅꯤ ꯍꯥꯏꯕꯗꯤ ꯁꯨꯡꯌꯥ ꯌꯥꯈꯤꯗ꯭ꯔꯦꯕ ꯏꯃꯥ ꯑꯩ ꯌꯥꯅꯤꯗ ꯑꯩ ꯁꯨꯝ ꯉꯥꯏꯒꯦ ꯍꯥꯏꯔ ꯂꯩꯈ꯭ꯔꯦꯕ ꯃꯃꯥꯁꯦ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯏꯀꯣ ꯑꯩꯒꯤ ꯏꯆꯥ ꯂꯥꯟꯖꯗꯕꯁꯤꯗ ꯃꯥꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥ ꯂꯥꯟꯖꯗꯕꯁꯤꯗꯅ ꯃꯅꯦꯝꯕꯣꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩꯗꯤ ꯅꯣꯡꯉꯥꯜꯂꯦ ꯑꯗꯨꯒꯗꯤ ꯑꯉꯥꯡ ꯅꯨꯄꯥ ꯉꯁꯥꯏꯒꯤ ꯃꯣꯏꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕꯁꯦ ꯁꯤꯁꯦ ꯂꯥꯛꯑꯦꯀꯣ ꯑꯗꯩ ꯃꯣꯏ ꯃꯄꯥꯝꯒꯤ ꯃꯃꯥ ꯍꯣꯏꯁꯨ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯍꯥꯏꯗꯣꯛꯅꯗꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯣꯡꯉꯥꯜꯂꯛꯑꯕꯅꯤ나 ꯃꯅꯦꯝꯕꯣꯛꯁꯤꯅ ꯍꯥꯏꯔꯦꯕ ꯏꯕꯨꯡꯉꯣ ꯉꯔꯥꯡꯁꯦ ꯁꯨꯃꯥꯏꯅ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯏ ꯑꯩ ꯏꯃꯥ ꯅꯪꯉꯣꯟꯗ ꯍꯥꯏꯗꯕꯅꯤ ꯃꯔꯝꯗꯤ ꯃꯥ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯔꯒꯗꯤ ꯃꯥꯏ ꯅꯨꯄꯤ ꯂꯥꯛꯑꯒ ꯃꯥꯏ ꯅꯨꯄꯥ ꯀꯣꯏꯅꯩ ꯈꯣꯠꯅꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯦ ꯍꯥꯏꯔꯒꯗꯤ ꯅꯪꯅ ꯏꯃꯧꯗꯣ ꯂꯧꯁꯟꯕꯤꯔꯔꯣꯏ ꯏꯁꯨꯁꯤꯒ ꯀꯥꯏꯅꯔꯅꯤ ꯃꯃꯥ ꯃꯆꯥꯅ ꯑꯩꯅ ꯃꯥꯅ ꯀꯩꯒꯨꯝꯕ ꯍꯜꯂꯛꯑꯗꯤ ꯑꯩꯅ ꯑꯣꯏꯅ ꯃꯅꯨꯡꯗ ꯋꯥꯔ ꯋꯥꯇꯦꯝ ꯇꯧꯒꯦꯅ ꯑꯩ ꯍꯥꯏꯗꯣꯛꯇꯕꯅꯤ ꯁꯨꯃꯥꯏꯅ ꯉꯔꯥꯡ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯈꯤ ꯍꯥꯏꯕ ꯑꯗ ꯅꯨꯄꯥꯁꯤꯅ ꯏꯃꯥꯅ ꯉꯔꯥꯡꯅ ꯍꯥꯏꯕꯤꯔꯗꯤ ꯐꯗꯧꯅꯤ ꯍꯥꯏꯀꯣ
ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯗꯥꯏꯒꯤ ꯊꯪꯅꯕ ꯃꯤ ꯈꯔꯁꯨ ꯆꯪꯁꯤꯟꯅꯔꯛꯑꯦꯀꯣ ꯑꯗꯨꯒ ꯗꯨꯀꯥꯟ ꯐꯝꯕꯤ ꯑꯃ ꯂꯩ ꯑꯗꯨꯅ ꯍꯥꯏ ꯁꯨꯃꯥꯏꯅ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯥꯛꯏ ꯑꯗꯨ ꯅꯨꯄꯥꯁꯤ ꯂꯥꯛꯑꯕ ꯅꯣꯏꯒꯤ ꯃꯧꯁꯦ ꯀꯦꯛ ꯊꯣꯛꯂꯛꯑꯒ ꯃꯥ ꯑꯗꯨꯝ ꯊꯣꯛꯈꯤ ꯑꯗꯨꯒ ꯑꯁ꯭ꯋꯥꯏ ꯈꯔ ꯂꯥꯞꯅ ꯑꯗꯨꯝ ꯒꯥꯔꯤ ꯇꯣꯡꯈꯤ ꯑꯗꯨ ꯅꯨꯄꯥꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯂꯩ ꯑꯗꯨꯗ ꯑꯩꯅ ꯍꯪꯕꯗ ꯑꯗꯨ ꯂꯝꯗꯩꯅꯤ ꯍꯥꯏ ꯑꯗꯨꯗꯨꯅ ꯍꯥꯏ ꯑꯗꯩꯗꯤ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯄꯥꯈꯪ ꯃꯆꯥꯁꯦ ꯃꯥꯅ ꯊꯥꯈ꯭ꯔꯦꯕꯀꯣ ꯅꯨꯄꯤꯗꯣ ꯆꯦꯜꯂꯛꯄ ꯌꯦꯡꯉꯣ ꯈꯣꯠꯂꯣꯅꯀꯣ ꯑꯗꯩ ꯄꯥꯎꯁꯦ ꯂꯧꯅꯕꯗ ꯈꯪꯉꯦ ꯑꯗꯩ ꯅꯨꯄꯥ ꯃꯆꯥꯁꯦ ꯍꯜꯂꯛꯑꯦꯀꯣ ꯅꯣꯟꯊꯔꯒ ꯃꯥꯅ ꯍꯥꯏꯕꯁꯦ ꯉꯝꯗꯅ ꯍꯥꯏꯌꯦꯕ ꯑꯆꯧꯕ ꯏꯇꯩꯃꯗꯣ ꯆꯦꯟꯈ꯭ꯔꯦꯅ ꯑꯁ ꯑꯗꯩ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯦꯀꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯁꯤꯅ ꯑꯣꯐꯤꯁꯇ ꯉꯁꯥꯏꯒꯤ ꯃꯇꯦꯡꯁꯦ ꯅꯤꯔꯛꯄꯅꯦꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯃꯥ ꯆꯦꯜꯂꯨꯔꯤꯕ ꯅꯨꯄꯥ ꯃꯥꯏ ꯅꯨꯄꯤ ꯄꯨꯂꯞ ꯃꯣꯏ ꯃꯥꯏꯀꯩ ꯑꯍꯨꯝꯁꯦ ꯐꯝꯃꯦꯗꯅꯀꯣ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯃꯥꯏ ꯍꯧꯖꯤꯛꯀꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯈꯛ ꯌꯥꯝ ꯐꯖꯩꯌꯦ ꯃꯥꯅ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥꯁꯦ ꯅꯥꯈꯩ ꯑꯃ ꯁꯦꯡꯅ ꯁꯤꯈꯤꯕ ꯑꯣꯏꯔꯗꯤ ꯐꯩ ꯑꯗꯣ ꯍꯤꯡꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥ ꯂꯩꯍꯟꯗ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥꯁꯦ ꯑꯩꯅ ꯄꯩꯁా ꯐꯅꯌꯥम ꯄꯥꯏꯔꯁꯨ ꯑꯩꯅ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯐꯪꯉꯔꯣꯏ ꯑꯅꯧꯕ ꯅꯨꯄꯤ ꯑꯃ ꯑꯩꯅ ꯊꯤꯔꯨꯔꯁꯨ ꯑꯗꯨꯒꯤ ꯃꯃꯥꯗꯣ ꯑꯩꯒꯤ ꯏꯆꯥꯅ ꯀꯩꯗꯧꯉꯩꯗ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥꯁꯦ ꯇꯥꯏꯕꯪꯁꯤꯗꯒꯤ ꯍꯤꯡꯅ ꯃꯥꯡꯍꯟꯕꯤꯔꯦ ꯍꯥꯏꯌꯦꯕ ꯅꯪ ꯅꯆꯥ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯅꯨꯄꯤꯅꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯅꯁꯨ ꯅꯨꯄꯤꯁꯤꯁꯨ ꯂꯧꯗ꯭ꯔꯦꯗꯅꯀꯣ ꯑꯗꯩ ꯃꯣꯏꯒꯤ ꯖꯗꯥꯕꯤꯁꯦ ꯇꯥꯟꯕꯁꯤꯗ ꯑꯩꯈꯣꯏꯅ ꯑꯥꯏꯟꯗ ꯁꯨꯃꯥꯏꯅ ꯂꯩꯇ꯭ꯔꯦ ꯑꯗꯜꯇꯔꯤ ꯂꯣꯁꯦ ꯀꯛꯈ꯭ꯔꯦ ꯑꯗꯣ ꯅꯨꯄꯤꯁꯦ ꯃꯥꯅ ꯂꯧꯗ꯭ꯔꯕꯅꯤ나 ꯅꯨꯄꯤꯁꯤꯅꯗꯤ ꯃꯄꯨꯔꯣꯏꯕꯁꯨ ꯀꯥꯏꯅꯍꯜꯂꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅꯁꯨ ꯂꯧꯗ꯭ꯔꯦ ꯑꯗꯨꯅ ꯅꯨꯄꯤꯁꯤꯅꯗꯤ ꯖꯗꯥꯕꯤꯁꯦ ꯂꯧꯕ ꯌꯥꯏꯌꯦꯅ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯑꯗꯣ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯅ ꯍꯥꯏꯔꯦꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯦ ꯃꯥꯅ ꯃꯥꯡꯍꯜꯂꯕꯅꯤꯅ ꯃꯄꯨꯔꯣꯏꯕꯅꯁꯨ ꯍꯧꯖꯤꯛ ꯂꯧꯁꯟꯗ꯭ꯔꯦ ꯃꯥꯅꯁꯨ ꯂꯧꯁꯟꯗ꯭ꯔꯦ ꯏꯆꯥꯁꯤꯒꯤ ꯖꯗꯥꯕꯤ ꯂꯧꯅꯦꯅ ꯃꯣꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯃꯄꯨꯔꯣꯏꯕꯁꯤꯅ ꯑꯩꯒꯤ ꯖꯗꯥꯕꯤꯁꯨ ꯂꯧꯕꯁꯨ ꯌꯥꯕꯁꯨ ꯅꯠꯇ꯭ꯔꯦ ꯐꯔꯦ ꯍꯟꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯄꯨꯟꯁꯤꯁꯤꯃꯒꯤ ꯃꯥꯒ ꯑꯩꯒ ꯂꯝꯕꯤ ꯀꯛꯅꯔꯦ ꯍꯥꯏꯔꯝꯃꯒ ꯃꯣꯏꯁꯦ ꯍꯧꯒꯠꯂ ꯆꯠꯈ꯭ꯔꯦꯕ ꯑꯩꯈꯣꯏꯅꯗꯤ ꯅꯪ ꯆꯦ ꯑꯃ ꯏꯅꯒꯣ ꯅꯕꯥꯅꯤ ꯋꯥ ꯂꯣꯏꯁꯟꯅꯔꯦ ꯍꯥꯏꯕꯒꯤ ꯑꯅ ꯑꯩꯈꯣꯏꯗꯤ ꯍꯥꯏꯌꯦꯕ ꯑꯗ ꯃꯥꯅ ꯏꯅꯔꯔꯣꯏ ꯑꯗꯨꯒꯤ ꯀꯩꯁꯨ ꯗꯔꯀꯥꯔ ꯂꯩꯇꯦ ꯃꯥ ꯆꯦꯟꯈ꯭ꯔꯦ ꯈꯪꯉꯒ ꯂꯩꯔꯕꯁꯤꯅꯤ ꯑꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤꯕꯨ ꯇꯧꯔꯛꯇꯣꯏꯅോ ꯃꯥꯏꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯆꯈ꯭ꯔꯖꯅꯨ ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕ ꯇꯥꯕꯅꯤꯅ ꯍꯥꯏꯔꯝꯃꯒ ꯑꯩꯈꯣꯏꯅ ꯎꯀꯤꯜ ꯑꯃ ꯇꯧꯔꯒ ꯆꯦ ꯆꯥꯡ ꯏꯊꯣꯛꯅꯧ ꯍꯥꯏꯕꯁꯦ ꯃꯥ ꯑꯗꯨꯝ ꯌꯥꯗꯅ ꯆꯠꯈ꯭ꯔꯦꯕ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯗꯒꯤ ꯅꯨꯄꯤꯁꯤꯅ ꯃꯥꯏ ꯖꯗꯥꯕꯤ ꯂꯧꯔꯒ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯀꯦꯁꯁꯦ ꯂꯣꯏꯁꯟꯅꯈꯤꯕ ꯈꯔ ꯂꯩꯔꯒꯅꯦ ꯆꯍꯤ 2ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯀꯟꯇꯦꯛ ꯇꯧꯔꯛꯑꯦꯕ ꯂꯥꯛꯑꯦꯕ ꯃꯥꯁꯦ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯦꯕꯀꯣ ꯂꯩꯁꯥꯕꯤꯅꯤ ꯂꯨꯍꯣꯡꯗꯣꯔꯦ ꯑꯗꯨꯀꯥꯟꯗ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯊꯥꯡꯒꯠꯂꯛꯑꯦꯕ ꯀꯣꯔꯠꯇꯒꯤ ꯀꯦꯁ ꯇꯧꯔꯛꯑꯦꯕꯀꯣ ꯑꯗꯨ ꯑꯩꯈꯣꯏꯅꯗꯤ ꯃꯇꯝꯗꯨꯗ ꯍꯥꯏꯕꯅꯦꯕ ꯁꯨꯃꯥꯏꯅ ꯅꯪ ꯆꯦ ꯑꯃꯗꯤ ꯄꯥꯏꯅꯍꯧ ꯍꯥꯏꯕꯁꯦ ꯃꯥ ꯆꯦꯟꯈ꯭ꯔꯕꯁꯤꯕꯣꯅ ꯄꯥꯏꯈꯤꯗꯕꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯒꯤ ꯅꯨꯄꯥꯁꯤꯡꯅ ꯃꯥꯏ ꯅꯨꯄꯤ ꯆꯦꯟꯈꯤꯕꯁꯦ ꯁꯤꯗ ꯃꯣꯏꯅ ꯆꯦꯟꯈ꯭ꯔꯃꯤꯅ ꯄꯩꯁꯥꯁꯨ ꯖꯗꯥꯕꯤꯁꯨ ꯇꯥꯟ ꯌꯥꯗ꯭ꯔꯦ ꯂꯣ ꯂꯩꯇꯦ ꯍꯥꯏꯔꯃꯤꯅ ꯑꯅ ꯃꯣꯏꯅ ꯀꯦꯁꯁꯦ ꯇꯧꯅꯗꯕꯤꯗ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯊꯣꯛꯅꯩꯕ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯆꯍꯤ 1-2 ꯂꯩꯔꯒ ꯅꯨꯄꯤ ꯑꯃ ꯆꯦꯟꯖꯔꯛꯄ ꯀꯥꯟꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯀꯦꯁ ꯇꯧꯕꯤꯔꯛꯑꯦꯕ ꯃꯄꯨꯔꯣꯏꯕꯁꯤꯗ ꯑꯗꯩ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯀꯨꯏꯈ꯭ꯔꯕꯅꯤꯅ ꯀꯥꯎꯅꯈ꯭ꯔꯦ ꯅꯨꯄꯤꯗꯨꯗꯤ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯒꯅꯦ ꯃꯧ ꯑꯃ ꯍꯥꯏꯕꯁꯦ ꯂꯧꯕꯤꯕꯁꯤꯗꯤ ꯑꯃꯅꯤ ꯈꯛꯇꯅꯦꯕ ꯂꯧꯕꯤꯗꯕ ꯉꯥꯛꯇꯅꯦꯕ ꯃꯇꯝ ꯈꯔ ꯂꯣꯟꯃꯤꯟꯅꯔꯅꯤ ꯑꯃ ꯇꯧꯔꯅꯤ ꯅꯨꯄꯥꯗꯨꯁꯨ ꯃꯥꯏ ꯅꯨꯄꯤ ꯑꯉꯥꯡ ꯀꯥꯏꯅꯔꯛꯑꯅꯤ ꯅꯪꯅ ꯑꯩ ꯅꯨꯄꯤ ꯀꯥꯏꯅꯍꯜꯂꯦꯅ ꯃꯣꯏ ꯑꯅꯤ ꯑꯣꯏꯅ ꯈꯠꯅꯔꯒ ꯑꯗꯨ ꯅꯨꯄꯥꯗꯤ ꯍꯥꯟꯅ ꯃꯐꯝꯗ ꯍꯟꯖꯤꯟꯈꯤꯕꯀꯣ ꯑꯗꯨꯅ ꯆꯦ ꯑꯃꯃꯝꯗꯤ ꯄꯥꯏꯕꯤꯍꯧꯒꯗꯧꯅꯦꯕ ꯁꯤꯁꯦ ꯑꯗꯨꯝ ꯑꯋꯥꯕ ꯑꯗꯨꯝ ꯍꯦꯛꯇ ꯇꯥꯔꯛꯑꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥ ꯀꯣꯏꯅ ꯃꯦꯁꯦꯖꯁꯨ ꯃꯌꯥꯝ ꯐꯥꯔꯕ ꯃꯌꯥꯝ ꯈꯠꯅꯔꯒꯅꯦ ꯃꯄꯥꯝ ꯆꯠꯈꯤꯕ ꯌꯥꯎꯏ ꯃꯇꯝꯗꯨꯗ ꯋꯥꯁꯦ ꯂꯣꯏꯁꯟꯅꯍꯧꯗꯕ ꯅꯨꯄꯥ ꯃꯌꯨꯝꯅ ꯈꯔ ꯂꯩꯔꯒꯗꯤ ꯅꯨꯄꯥꯗꯨꯅ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤ ꯑꯃ ꯆꯦꯟꯖꯗꯅ ꯈꯣꯠꯇꯅ ꯇꯧꯔꯀꯥꯟꯗꯗꯤ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝ ꯀꯣꯔꯠꯇꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯍꯦꯛꯇ ꯇꯥꯜꯂꯛꯄ ꯀꯦꯁ ꯇꯧꯔꯛꯄ ꯑꯗꯨꯗꯣ ꯃꯥꯒꯤ ꯄ꯭ꯔꯨꯐ ꯏꯕꯤꯗꯦꯟꯁꯇꯣ ꯐꯖꯅ ꯂꯩꯔꯤꯉꯩꯗ ꯃꯇꯝ ꯆꯥꯅꯅꯦ ꯃꯥꯏ ꯃꯦꯁꯦꯖ ꯀꯩ ꯊꯥꯅꯔꯝꯕꯗꯣ ꯂꯣꯏ ꯄꯨꯊꯣꯛꯑꯀꯥꯟꯗ ꯇꯧꯕꯤꯍꯧꯒꯗꯧꯕꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯃꯔꯝ ꯆꯠꯂꯝꯕꯩꯅꯤ ꯈꯣꯠꯂꯝꯕꯩꯅꯤ ꯄ꯭ꯔꯨꯐ ꯄꯤꯔꯒ ꯃꯥꯅ ꯀꯥꯏꯅꯖꯍꯧꯕꯗꯣ ꯌꯥꯏꯗꯅ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯄꯥꯗꯣ ꯌꯦꯡꯉꯨꯅꯦ ꯃꯥꯏ ꯅꯨꯄꯤꯗꯨꯅꯁꯨ ꯆꯦꯟꯕꯤꯈꯤꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯅ ꯑꯃꯨꯛ ꯀꯦꯁꯇꯣ ꯑꯃꯨꯛ ꯊꯥꯡꯒꯠꯂꯛꯏꯗꯨꯅꯦꯕ ꯃꯤ ꯂꯨꯍꯣꯡꯖꯗꯧꯔꯀꯥꯟꯗꯨꯗ ꯑꯗꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃꯒ ꯂꯩꯈꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯗꯨꯝ ꯅꯨꯄꯥꯒꯤ ꯃꯌꯨꯝꯁꯤꯗꯒꯤ ꯌꯥꯝ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯍꯦꯛꯇ ꯆꯦꯟꯗꯅ ꯃꯁꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯈꯨꯟꯅꯥꯏꯒꯤ ꯏꯖꯠ ꯌꯥꯝ ꯁꯣꯛꯑꯦꯕ ꯌꯥꯝꯅ ꯏꯀꯥꯏꯌꯦꯕ ꯑꯗꯣ ꯍꯦꯛꯇ ꯍꯥꯏꯔꯨꯔꯒꯗꯤ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯤ ꯅꯨꯄꯤ ꯈꯔꯅ ꯍꯦꯛꯇ नुपानादे अदुम माय नुपी लै लैना नुपी पुसलक्पा यारगा नुपी लोनसलक्पा यारगा अदुदि नुपीसु तौरक्तामी अदुदो अदुम हायबा अदुदि फत्तबजे अखोइसे मानरजे हायरबा नुपाना तौबजे अखोइना फत्ते न मसे मायोक्नरगा अखोइसे लाइनेबको आइनदबौदा लो मयाम थम्मगा अखोइगी मयामजिनाजु अस नुपीगी हक मांगहनबै वारीदली नुपागी मांगहनबैजु लिबिरौगा हाइजे अदु नुपाना द मांगहल्लेना हाइरिनेबको मसिंगजि यामिनेबा अदा नुपीजु तौखलैनेबा अदुदि फत्तबजे अखोइजे लम
ꯃꯥꯟꯅꯁꯦ ꯍꯥꯏꯔꯥ ꯅꯠꯇ꯭ꯔ ꯑꯐꯕꯗ ꯆꯥꯡꯗꯝꯅꯁꯦ ꯍꯥꯏꯕ꯭ꯔꯕ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯑꯩꯈꯣꯏꯅ ꯈꯟꯖꯕꯅ ꯅꯨꯄꯥꯁꯤꯅ ꯄꯩꯁꯥ ꯊꯣꯛꯏ ꯅꯨꯄꯥꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯅꯨꯄꯥꯈꯩꯗꯤ ꯃꯊꯧꯅꯥ lei ꯍꯤꯡꯕꯗ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯇꯥꯟꯗꯦ ꯃꯣꯏꯗꯤ ꯑꯗꯨꯅ ꯃꯣꯏ ꯃꯤꯈꯥ ꯄꯣꯟꯗ꯭ꯔꯤꯅꯦ ꯑꯗꯨꯅ ꯅꯨꯄꯥꯁꯤꯡꯁꯤꯅꯗꯤ ꯁꯦꯟ ꯇꯥꯜꯂꯒ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯉꯒ ꯑꯩꯈꯣꯏ ꯁꯦꯟ ꯊꯣꯛꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯅ ꯑꯗꯣꯝ ꯑꯐꯕꯔꯣꯝꯗ ꯅꯨꯄꯥꯒ ꯑꯩꯈꯣꯏꯒ ꯆꯦꯂꯦꯟꯖꯤꯡꯁꯦ ꯇꯧꯅꯅꯤꯡꯉꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯋꯨꯃꯦꯟ ꯏꯝꯄꯥꯋꯔꯃꯦꯟ ꯍꯥꯏꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯑꯃꯨꯛ ꯍꯥꯏꯖꯅꯤꯡꯉꯦꯕ ꯋꯨꯃꯦꯟ ꯏꯝꯄꯥꯋꯔꯃꯦꯟꯁꯦ ꯌꯥꯝ ꯂꯥꯟꯅ ꯑꯃ ꯆꯠꯂꯦꯕ ꯋꯨꯃꯦꯟ ꯏꯝꯄꯥꯋꯔꯃꯦꯟꯁꯤꯒꯤ ꯑꯥꯔꯊꯗꯤ ꯉꯁꯥꯏ ꯅꯨꯄꯤꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯅ ꯌꯥꯝ ꯊꯧꯅꯥ ꯂꯩꯅ ꯑꯩꯈꯣꯏ ꯍꯤꯡꯕꯁꯤꯗ ꯃꯤꯈꯥ ꯊꯥꯗꯅ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯁꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯋꯨꯃꯦꯟ ꯏꯝꯄꯥꯋꯔꯃꯦꯟ ꯍꯥꯏꯔꯒ ꯅꯨꯄꯥ ꯌꯨ ꯊꯛꯑꯦ ꯑꯩꯈꯣꯏꯁꯨ ꯊꯛꯀꯗꯕꯅꯤ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏ ꯑꯩꯈꯣꯏꯁꯨ ꯀꯣꯏꯒꯗꯕꯅꯤ ꯅꯨꯄꯥ ꯅꯨꯄꯤ ꯂꯣꯜꯂꯦ ꯑꯩꯈꯣꯏꯁꯨ ꯂꯣꯟꯒꯗꯕꯅꯤ ꯁꯤꯗꯩꯁꯤꯗ ꯂꯥꯟꯅ ꯋꯨꯃꯦꯟ ꯏꯝꯄꯥꯋꯔꯃꯦꯟꯁꯦ ꯆꯠꯂꯦꯕ ꯅꯨꯄꯥꯅ ꯐꯨꯔꯗꯤ ꯈꯥꯏꯅꯒꯗꯕꯅꯤ ꯊꯣꯛ ꯑꯗꯣ ꯑꯃꯗ ꯄꯥꯡꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯨꯄꯥꯗꯤ ꯆꯥꯝꯃꯩ ꯃꯄꯨꯅꯦ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯀꯩꯒꯤ ꯌꯥꯔꯣꯏ ꯁꯤꯗꯩꯗ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯗꯤ ꯌꯨꯝꯁꯦ ꯂꯣꯏ ꯀꯥꯏꯔꯛꯀꯅꯦꯕ ꯐꯠꯇꯕꯗꯨꯒ ꯑꯗꯨꯝ ꯆꯥꯡꯗꯝꯅꯔꯁꯦ ꯍꯥꯏꯔꯕ ꯑꯗꯨꯅ ꯋꯨꯃꯦꯟ ꯏꯝꯄꯥꯋꯔꯃꯦꯟꯒꯤ ꯑꯥꯔꯊꯁꯦ ꯋꯥꯍꯟꯊꯣꯛꯁꯦ ꯌꯥꯝ ꯐꯖꯅ ꯃꯨꯟꯅ ꯁꯤ ꯈꯪꯍꯟꯅꯤꯡꯉꯦꯕ ꯅꯨꯄꯤꯁꯤꯡꯗ ꯌꯥꯝ ꯑꯗꯩ ꯑꯆꯨꯝꯕꯅꯤ ꯑꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯥꯏ ꯅꯨꯄꯤ ꯆꯦꯟꯈꯤꯕꯒꯤ ꯀꯦꯁ ꯑꯃꯒꯀꯣ ꯁꯤ ꯍꯣꯏ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯥꯈꯪꯁꯤꯡꯒꯤ ꯃꯥꯏ ꯅꯨꯄꯤ ꯆꯦꯜꯂꯒ ꯑꯇꯣꯞꯄꯗ ꯆꯦꯟꯊꯣꯛꯈꯤꯕꯩ ꯑꯃꯨꯛ ꯂꯤꯖꯒꯦ ꯑꯔꯣꯏꯕ ꯍꯣꯏ ꯃꯄꯨꯔꯣꯏꯕꯒꯤ ꯑꯃꯒ ꯂꯤꯔꯝꯃꯒꯦ ꯊꯝꯕꯤꯌꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯇꯥꯕꯗ ꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯑꯥꯏꯟ ꯂꯩꯀꯣ ꯑꯥꯏꯟꯁꯦ ꯑꯃꯨꯛ ꯆꯠꯅꯩ ꯑꯃꯨꯛ ꯆꯠꯅꯗꯦꯕ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯊꯥꯕꯒꯁꯨ ꯌꯥꯎꯗ꯭ꯔꯥ ꯍꯣꯏ ꯂꯩꯀꯥꯏꯗꯒꯤ ꯃꯣꯞꯇꯒꯤ ꯇꯥꯟꯊꯣꯛꯄꯒꯁꯨ ꯌꯥꯎꯗ꯭ꯔꯥ ꯁꯤꯁꯦ ꯑꯥꯏꯟꯅ ꯌꯥꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯌꯥꯝꯅ ꯇꯧꯈ꯭ꯔꯗꯤ ꯑꯥꯏꯟꯒ ꯎꯄꯥꯏ ꯂꯩꯕ ꯅꯠꯇꯦꯕ ꯑꯥꯏꯟꯅꯒ ꯆꯪꯕ ꯌꯥꯗꯕ ꯖꯒꯥ ꯌꯥꯎꯋꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯤ ꯀꯦꯁꯁꯤꯁꯨ ꯃꯥꯏ ꯅꯨꯄꯤꯁꯤ ꯃꯣꯏꯁꯦ ꯃꯥꯏ ꯅꯨꯄꯥꯁꯤꯗꯤ ꯁꯨꯔ ꯅꯣꯝꯃꯒ ꯑꯗꯨꯝ ꯃꯥꯗꯤ ꯂꯩꯖꯕꯅꯤꯀꯣ ꯅꯨꯄꯥꯁꯤꯗꯤ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯃꯥꯏ ꯅꯨꯄꯤꯁꯤꯗꯤ ꯗꯨꯀꯥꯟ ꯑꯃ ꯐꯝꯃꯦꯕ ꯃꯣꯏ ꯀꯩꯊꯦꯜ ꯃꯆꯥꯁꯤꯗ ꯑꯗꯣ ꯅꯨꯄꯤꯁꯤꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯑꯗꯨꯝ ꯗꯨꯀꯥꯟ ꯐꯝꯁꯦ ꯊꯣꯛꯈꯤꯕ ꯑꯗꯩ ꯅꯨꯄꯥꯁꯤꯁꯨ ꯃꯥꯏ ꯃꯊꯧ ꯑꯗꯨꯝ ꯆꯠꯆꯕ ꯇꯧꯔꯒ ꯆꯝꯅ ꯃꯣꯏꯁꯦ ꯃꯆꯥ ꯑꯅꯤ ꯂꯩꯔꯦ ꯑꯗꯨꯝ ꯍꯤꯡꯖꯕꯅꯦ ꯑꯗꯨꯒ ꯊꯥꯖꯗꯅ ꯃꯣꯏꯒꯤ ꯗꯨꯀꯥꯟ ꯊꯪꯅꯕ ꯅꯨꯄꯥ ꯑꯃ ꯗꯨꯀꯥꯟ ꯐꯝꯕ ꯃꯥꯁꯨ ꯃꯣꯏꯅꯤꯁꯨ ꯀꯣꯏꯅꯔꯦꯕ ꯀꯣꯏꯅꯕꯁꯤꯗꯒꯤ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯆꯤꯡꯅꯔꯦ ꯃꯣꯏꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯩ ꯆꯥꯛꯁꯦ ꯅꯨꯄꯤꯁꯤꯁꯨ ꯑꯁ ꯌꯨꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯅꯤꯡꯗꯦ ꯍꯣꯔꯦꯟ ꯂꯥꯏ ꯗꯨꯀꯥꯟ ꯆꯥꯔꯨꯒꯦ ꯍꯥꯏꯔ ꯄꯨꯈꯤꯕ ꯅꯨꯄꯥꯁꯨ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯅ ꯄꯨꯔꯛꯄꯁꯦ ꯑꯗꯨꯝ ꯆꯥꯃꯤꯟꯅꯕ ꯑꯗꯒꯤꯗꯤ ꯅꯨꯄꯤꯁꯤꯒꯤ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯜꯂꯗꯤ ꯃꯌꯥꯝꯁꯤꯅ ꯍꯥꯏꯅꯔꯦꯀꯣ ꯅꯨꯄꯥꯁꯨ ꯂꯣꯜꯂꯝꯃꯅꯦꯅ ꯅꯨꯄꯤꯁꯦ ꯗꯨꯀꯥꯟ ꯊꯣꯡ ꯍꯥꯡꯈ꯭ꯔꯦ ꯅꯨꯄꯥ ꯍꯥꯡꯉꯅꯤ ꯍꯦꯟꯅ ꯊꯣꯛꯄꯗꯤ ꯄꯨꯂꯞ ꯊꯣꯛꯈꯤꯗꯕ ꯍꯣꯏ ꯑꯗꯨꯒ ꯑꯁ꯭ꯋꯥꯏꯗ ꯊꯦꯡꯅꯔꯨꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯑꯅꯤꯁꯦ ꯃꯕꯥꯅꯤꯒꯤ ꯗꯨꯀꯥꯟꯒꯤ ꯃꯄꯥꯟꯁꯤꯗ ꯌꯦꯡꯅꯕꯩ ꯃꯑꯣꯡ ꯑꯃ ꯑꯗꯩ ꯐꯨꯜ ꯀꯦꯈꯠꯂꯛꯄ ꯑꯃ ꯃꯌꯥꯝꯁꯤꯅ ꯂꯣꯏ ꯈꯪꯅꯔꯦꯕ ꯃꯌꯥꯝꯁꯤꯅ ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯁꯨꯝ ꯉꯥꯡꯅꯩꯀꯣ ꯑꯗꯩꯗꯤ ꯑꯗꯨꯒꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯈꯪꯉꯛꯄꯅꯦꯕ ꯈꯪꯉꯛꯄꯗꯒꯤ ꯅꯩꯅꯔꯛꯑꯦꯀꯣ ꯅꯨꯄꯤꯁꯦ ꯗꯨꯀꯥꯟꯗ ꯂꯥꯛꯑꯦ ꯃꯥꯅ ꯉꯥꯡꯅ ꯆꯩꯗꯅ ꯈꯠꯅꯗꯅ ꯇꯧꯅꯔꯦ ꯑꯗꯨꯒꯤ ꯈꯠꯅꯕꯒꯤ ꯄꯥꯎꯁꯤ ꯉꯁꯥꯏꯒꯤ ꯃꯄꯨꯔꯣꯏꯕꯗꯁꯨ ꯌꯧꯔꯦꯕ ꯑꯗꯩ ꯃꯄꯨꯔꯣꯏꯕꯅꯁꯨ ꯈꯔ ꯐꯨꯗꯅ ꯈꯣꯠꯇꯅ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯑꯗꯨ ꯇꯧꯕ ꯗꯨꯀꯥꯟ ꯊꯣꯛꯑꯒ ꯅꯪꯅ ꯅꯨꯄꯥꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯑꯗꯨ ꯅꯕꯥꯅꯤꯃꯛ ꯍꯥꯠꯀꯗꯕꯅꯤ ꯑꯩꯅ ꯑꯗꯨꯗꯨꯅ ꯅꯨꯄꯥꯁꯤꯅꯁꯨ ꯉꯥꯡꯉꯦꯕ ꯑꯗꯨꯅ ꯑꯍꯥꯟꯕꯩꯁꯤꯗꯤ ꯑꯩ ꯅꯆꯥꯒꯤ ꯌꯦꯡꯉ ꯅꯪ ꯉꯥꯛꯄꯤꯔꯒꯦ ꯑꯗꯨꯅꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯅ ꯍꯣꯏ ꯇꯧꯕꯗꯤ ꯃꯥꯏ ꯅꯨꯄꯤꯁꯦ ꯅꯨꯄꯥꯗꯣ ꯀꯣꯏꯅꯩ ꯈꯣꯠꯅꯩꯅ ꯃꯥꯏ ꯅꯨꯄꯤ ꯑꯗꯨꯒ ꯗꯨꯀꯥꯟꯗ ꯈꯠꯅꯩ ꯈꯣꯠꯅꯩ ꯍꯥꯏꯔꯝꯃꯤ ꯁꯥꯎꯅꯤꯡꯗꯅ ꯃꯥꯁꯦ ꯈꯤꯇꯪ ꯌꯨ ꯅꯨꯡꯊꯥ ꯅꯨꯡꯗꯥꯡꯁꯦ ꯉꯥꯡꯗꯅ ꯆꯩꯗꯅ ꯈꯔ ꯇꯧꯔꯦꯕ ꯍꯣꯏ ꯅꯨꯄꯤꯁꯤꯗꯀꯣ ꯍꯣꯏ ꯈꯔꯕꯨꯗꯤ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯆꯦꯟꯈ꯭ꯔꯦꯕ ꯃꯥꯗꯤ ꯑꯩꯁꯦ ꯑꯣꯠꯂꯦ ꯅꯩꯔꯦ ꯑꯗꯨꯅ ꯑꯩꯅ ꯃꯣꯏꯅꯤꯁꯦ ꯆꯦꯟꯈ꯭ꯔꯦ ꯂꯣꯜꯂꯒ ꯃꯐꯝꯗ ꯂꯩꯃꯤꯟꯅꯈ꯭ꯔꯦꯀꯣ ꯑꯗꯨꯗꯩ ꯃꯄꯨꯔꯣꯏꯕꯁꯤꯅ ꯋꯥꯀꯠꯁꯦ ꯊꯥꯡꯒꯠꯂꯛꯄꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯑꯥꯏꯟꯗ ꯂꯩꯇꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕ ꯌꯥꯗꯦꯕ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯦꯕ ꯃꯣꯏꯗ ꯁꯨꯃꯥꯏꯅ ꯅꯪꯅ ꯋꯥ ꯂꯣꯏꯁꯟꯍꯧꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯑꯥꯏꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯗꯜꯇꯔꯤ ꯂꯣ 497ꯁꯦ ꯀꯛꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯏꯖꯗꯥꯕꯤ ꯇꯥꯜꯂꯨꯕ ꯌꯥꯗ꯭ꯔꯦ ꯃꯣꯏꯅꯤꯁꯦ ꯆꯦꯟꯕ ꯈꯛꯇꯅꯤ ꯂꯨꯍꯣꯡꯕꯗꯤ ꯅꯠꯇꯦ ꯂꯨꯍꯣꯡꯉꯒꯗꯤ ꯌꯥꯏ ꯅꯪꯅ ꯍꯛ ꯇꯥꯟꯕꯁꯨ ꯌꯥꯏ ꯃꯣꯏꯅ ꯖꯦꯜ ꯊꯥꯖꯤꯟꯕꯁꯨ ꯌꯥꯏ ꯍꯣꯏ ꯑꯗꯨꯅ ꯂꯨꯍꯣꯡꯗꯕꯅꯤꯅ ꯆꯦꯟꯕ ꯈꯛꯇꯅꯤꯅ ꯁꯤꯗꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯦꯀꯣ ꯑꯗꯨꯗꯨꯗ ꯃꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯤ ꯋꯥꯈꯛ ꯂꯣꯏꯁꯟꯅꯕ ꯆꯝꯅ ꯑꯩꯒꯤ ꯏꯄꯣꯠ ꯏꯔꯟ ꯑꯩꯒꯤ ꯅꯨꯄꯤ ꯑꯩ ꯌꯨꯝꯗꯒꯤ ꯆꯦꯟꯈ꯭ꯔꯒ ꯑꯩ ꯂꯩꯅ ꯑꯩꯕꯨꯁꯤꯕꯨ ꯑꯁꯤꯕꯔꯣ ꯑꯩꯁꯤꯕꯨ ꯑꯁꯤꯕ꯭ꯔꯥ ꯃꯄꯨ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯑꯗꯣ ꯑꯩ ꯅꯨꯄꯤꯅ ꯆꯦꯟꯈ꯭ꯔꯒ ꯑꯩꯅ ꯌꯦꯡꯉ ꯂꯩꯍꯧꯗꯣꯏꯕ ꯑꯥꯏꯟꯗ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯃꯋꯥ ꯂꯧꯗꯦ ꯍꯣꯏ ꯑꯩ ꯍꯦꯛ ꯅꯕꯥꯅꯤ ꯑꯩꯒꯤ ꯍꯦꯛ ꯏꯖꯗꯥꯕꯤ ꯂꯨꯄꯥ 1,50,000 ꯍꯦꯛ ꯄꯤꯗ꯭ꯔꯕ ꯅꯕꯥꯅꯤ ꯂꯩ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯊꯥꯡꯖꯧꯅꯅꯦ ꯀꯛꯑꯒ ꯍꯥꯠꯀꯗꯕꯅꯤ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯍꯦꯛ ꯎꯕ ꯃꯐꯝꯗꯅ ꯍꯥꯏꯔ ꯁꯤꯡꯉ ꯆꯠꯈꯤꯕꯀꯣ ꯍꯣꯏ ꯑꯗꯩ ꯊꯥꯡꯖꯧꯁꯦ ꯄꯥꯏꯔꯒ ꯃꯥꯅ ꯑꯗꯨꯝ ꯊꯣꯛꯇꯅ ꯆꯠꯇꯅ ꯁꯥꯟꯅꯗꯅ ꯑꯗꯨꯝ ꯂꯩꯔꯕ ꯃꯌꯨꯝꯁꯤꯗꯀꯣ ꯑꯗꯩꯗꯤ ꯎꯄꯥꯏ ꯂꯩꯇꯗꯅꯅꯦ ꯑꯥꯏꯟꯗ ꯂꯩꯇ꯭ꯔꯒꯁꯨ ꯃꯣꯏ ꯑꯥꯗ ꯂꯩꯀꯥꯏ ꯀ꯭ꯂꯕ ꯇꯧꯔꯒ ꯄꯩꯁꯥꯗꯣ ꯄꯤꯔꯒ ꯂꯣꯏꯁꯟꯅꯈꯤꯕ ꯑꯥꯏꯟꯗ ꯂꯩꯇ꯭ꯔꯒꯁꯨ ꯉꯁꯥꯏꯒꯤ
ꯀꯤꯕꯅꯤꯅ ꯅꯨꯄꯥꯗꯨꯅꯀꯣ ꯊꯣꯛꯑꯒ ꯃꯥ ꯑꯗꯨꯝ ꯃꯤꯔꯣꯠ ꯂꯣꯏꯔꯒ ꯂꯩꯔꯛꯇꯣꯏꯃꯤꯗꯅ ꯑꯗꯩ ꯃꯥꯏꯗꯤ ꯗꯨꯀꯥꯟꯗꯣ ꯐꯝꯃ ꯅꯣꯡꯃꯒꯤ ꯃꯥꯅ ꯄꯩꯁꯥ ꯄꯨꯆꯠꯂꯨꯕ ꯈꯣꯠꯆꯠꯂꯨꯕ ꯍꯨꯟꯒꯗꯕ ꯃꯔꯨꯞ ꯇꯥꯟꯅꯕ ꯍꯨꯟꯒꯗꯕ ꯃꯆꯥꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕꯩ ꯈꯣꯠꯄꯩ ꯏꯃꯨꯡ ꯂꯣꯏꯅ ꯀꯥꯏꯔꯛꯄꯗꯣ ꯅꯨꯄꯤꯗꯣ ꯂꯣꯠꯂꯒ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯈꯛ ꯂꯩꯕꯗꯐꯥꯎ ꯐꯅꯌꯥꯝ ꯄꯨꯊꯕ ꯑꯗꯩ ꯂꯣꯠꯂꯒ ꯑꯗꯨꯝ ꯂꯩ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯟꯅꯈꯤꯕ ꯑꯥꯏꯟꯗ ꯂꯩꯇ꯭ꯔꯐꯥꯎꯗ ꯑꯗꯣ ꯁꯤꯅ ꯑꯃꯨꯛ ꯃꯣꯏꯒꯤ ꯂꯩꯀꯥꯏ ꯃꯁꯦꯟ ꯑꯣꯏꯅꯕꯩꯅꯦꯕ ꯑꯃꯨꯛ ꯑꯗꯣ ꯀꯩꯒꯨꯝꯕ ꯂꯝ ꯑꯃꯒ ꯑꯃꯨꯛ ꯑꯣꯏꯔꯝꯃꯗꯤ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯅꯨꯄꯥꯗꯨꯅꯁꯨ ꯍꯦꯛ ꯃꯤꯒꯤ ꯃꯌꯨꯝ ꯑꯃꯗ ꯍꯦꯛ ꯆꯪꯉꯒ ꯈꯨꯜ ꯑꯃꯗ ꯍꯦꯛ ꯆꯪꯉꯒ ꯉꯝꯃꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯀꯥꯏ ꯃꯁꯦꯟꯅꯤꯅ ꯀꯤꯅꯕꯩꯅꯦꯕ ꯑꯗꯨꯃꯥꯏꯅꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤ ꯀꯌꯥꯅ ꯂꯥꯟꯖꯗꯕ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯍꯛ ꯃꯥꯡꯍꯟꯕ ꯏꯃꯨꯡ ꯊꯨꯒꯥꯏꯕ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯃꯥꯡꯍꯟꯕꯀꯣ ꯁꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯑꯦꯕ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯅꯨꯄꯤꯁꯤꯡꯁꯤꯗ ꯇꯧꯍꯟꯅꯤꯡꯗꯕꯁꯦ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯁꯤꯗꯅꯦ ꯆꯦꯜꯂꯒ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯆꯦꯟꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯣꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯍꯥꯟꯕꯩꯁꯤ ꯑꯩꯈꯣই ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯒ ꯂꯩꯕꯁꯤꯗ ꯅꯨꯄꯤꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤ ꯑꯃꯨꯛ ꯀꯣꯏꯔꯦꯕ ꯑꯗꯨꯒꯤ ꯉꯪꯅꯕ ꯈꯠꯅꯕꯁꯤꯗ ꯅꯨꯄꯥꯁꯤꯅ ꯎꯅꯁꯤ ꯂꯥꯎꯅ ꯅꯨꯄꯤꯁꯦ ꯀꯧꯊꯣꯛꯑꯦꯕ ꯀꯧꯊꯣꯛꯑꯀꯥꯟꯗ ꯉꯁꯤꯗꯤ ꯅꯪ ꯍꯟꯕ ꯌꯥꯔꯔꯣꯏ ꯅꯪꯅ ꯅꯨꯄꯥ ꯀꯣꯏꯕ ꯈꯣꯠꯄꯅ ꯈꯟꯅꯔꯦ ꯅꯪ ꯑꯩꯁꯨ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯥꯗꯤ ꯂꯃꯈꯥꯡꯗ ꯉꯔꯥꯡꯈꯛ ꯊꯦꯡꯅꯕꯅꯤ ꯑꯩꯒ ꯅꯪꯒꯗꯤ ꯀꯨꯏꯔꯦ ꯅꯨꯡꯁꯤꯅꯔꯛꯄ ꯑꯗꯨꯅ ꯏꯕꯥꯅꯤ ꯆꯦꯜꯂꯁꯦ ꯑꯗꯨꯗꯨꯅ ꯍꯥꯏꯕꯗꯤ ꯅꯨꯄꯤꯁꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯍꯣꯏ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯥ ꯍꯥꯟꯅ ꯅꯨꯡꯁꯤꯅꯖꯔꯛꯄꯅꯤꯅ ꯍꯣꯏꯅ ꯍꯔꯥꯎ ꯆꯦꯜꯂꯦꯀꯣ ꯊꯤꯜꯂꯦ ꯑꯗꯩ ꯑꯃꯨꯛ ꯃꯌꯨꯝ ꯌꯧꯕꯒꯗꯤ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯐꯣꯟꯁꯦ ꯇꯧꯁꯜꯂꯛꯑꯦꯕ ꯃꯃꯥꯟꯅꯕꯤꯗ ꯑꯃꯨꯛ ꯇꯧꯁꯜꯂꯛꯑ ꯑꯃꯗ ꯑꯃꯨꯛ ꯀꯞꯇꯅ ꯈꯣꯠꯇꯅ ꯑꯩꯗꯤ ꯅꯪ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯅꯪ ꯆꯦꯜꯂꯨꯔꯁꯨ ꯑꯩꯅ ꯂꯧꯅꯤ ꯅꯪ ꯊꯣꯛꯂꯛꯑꯣ ꯑꯗꯨ ꯇꯧꯔꯛꯑꯣ ꯑꯗꯥ ꯇꯧꯔꯛꯑꯣꯅ ꯍꯦꯛꯇ ꯉꯪꯗꯅ ꯈꯣꯠꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯇꯣꯞꯄꯁꯦ ꯑꯃꯨꯛ ꯆꯦꯜꯂꯦꯕ ꯑꯗꯨꯒꯤ ꯀꯦꯁ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯀꯦꯁ ꯌꯥꯝ ꯂꯥꯛꯈ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥ ꯃꯄꯥꯁꯦ ꯆꯪꯍꯠꯂꯦꯕ ꯃꯤꯒꯤ ꯑꯍꯥꯟꯕꯩ ꯆꯦꯜꯂꯨꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯉꯥꯡꯉꯛꯄꯗ ꯈꯨꯝꯐꯝ ꯈꯪꯗꯦꯕꯀꯣ ꯑꯗꯨꯒꯤ ꯀꯦꯁꯁꯤꯗ ꯌꯥꯝ ꯐꯖꯕ ꯑꯃꯈꯛ ꯌꯥꯎꯈꯤ ꯃꯣꯏꯁꯦ ꯑꯍꯥꯟꯕꯩ ꯆꯦꯟꯕ ꯅꯨꯄꯥꯁꯤꯅ ꯋꯥꯀꯠ ꯊꯥꯡꯒꯠꯂꯛꯑꯦꯀꯣ ꯑꯗꯩ ꯅꯨꯄꯤ ꯃꯌꯨꯝꯁꯤꯅꯦ ꯑꯗꯒꯤꯗꯤ ꯑꯀꯣꯟꯕꯩ ꯅꯨꯄꯥ ꯃꯌꯨꯝꯗꯨꯅꯦ ꯐꯝꯗ꯭ꯔꯥ ꯁꯤꯗ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯆꯦꯜꯂꯒ ꯃꯥꯅ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯆꯦꯟꯊꯣꯛꯈꯤꯕꯁꯤꯗꯤ ꯌꯥꯝ ꯎꯁꯤꯠꯃꯟꯗꯕ ꯑꯩꯈꯣꯏꯁꯦ ꯃꯥ ꯉꯔꯥꯡꯈꯛ ꯊꯤꯜꯂꯝꯕ ꯃꯣꯏ ꯃꯧꯗꯣ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝ ꯏꯀꯥꯏ ꯃꯥꯅ ꯆꯦꯟꯒꯦ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯦ ꯄꯥꯝꯗ꯭ꯔꯁꯨ ꯅꯥꯈꯩ ꯑꯃ ꯁꯦꯡꯅ ꯋꯥ ꯂꯣꯏꯁꯟꯕꯤꯔꯝꯃꯒ ꯑꯩ ꯂꯩꯖꯔꯔꯣꯏꯒꯦ ꯍꯥꯏꯔꯒ ꯃꯥ ꯑꯗꯨꯝ ꯆꯦꯟꯖꯈꯣ ꯑꯗꯨꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯎꯁꯤꯠꯇꯕꯅꯤ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯃꯣꯏꯁꯤꯅ ꯇꯥꯜꯂꯦꯕꯀꯣ ꯑꯗ ꯅꯨꯄꯥ ꯑꯀꯣꯟꯕꯩ ꯆꯦꯜꯂꯤꯁꯤꯒꯤꯅꯦ ꯃꯃꯥꯁꯤꯅ ꯀꯩ ꯍꯥꯏꯔꯛꯏ ꯈꯪꯕ꯭ꯔꯥ ꯂꯩꯁꯥꯕꯤꯁꯨ ꯅꯠꯇꯕ ꯆꯦꯜꯂꯨꯕ ꯅꯨꯄꯤꯁꯨ ꯂꯧꯕ ꯆꯦꯜꯂꯨꯕ ꯅꯨꯄꯤ ꯆꯦꯜꯂꯦꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯉꯩꯗ ꯄꯩꯁꯥꯁꯨ ꯑꯃꯨꯛ ꯄꯤꯗꯣꯏꯕ ꯉꯝꯃꯣꯏ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯌꯦꯕ ꯃꯥꯅꯀꯣ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯗꯣ ꯉꯁꯥꯏꯒꯤ ꯂꯩꯁꯥꯕꯤ ꯀꯦꯛꯀꯦꯠ ꯂꯥꯎꯕ ꯑꯃ ꯑꯣꯏꯔꯗꯤ ꯐꯩ ꯑꯗꯨꯝ ꯅꯨꯄꯥꯒꯤ ꯃꯃꯥ ꯃꯄꯥ ꯀꯅꯥꯅꯁꯨ ꯆꯦꯜꯂꯨꯔꯕ ꯅꯨꯄꯤ ꯑꯗꯩ ꯃꯧ ꯑꯣꯏꯔꯨꯔꯕ ꯅꯨꯄꯤ ꯃꯆꯥ ꯄꯥꯈꯪꯅ ꯄꯨꯁꯜꯂꯛꯄꯗ ꯍꯔꯥꯎꯅꯗꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯌꯦꯕ ꯑꯗꯨꯏꯁꯨ ꯃꯤꯒꯤ ꯑꯥꯏꯟꯗ ꯂꯩꯖꯕꯅꯤ나 ꯄꯤꯗ ꯌꯥꯗꯕꯅꯤꯅ ꯄꯤꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯌꯦꯕ ꯁꯤ ꯍꯌꯦꯡ ꯅꯨꯄꯤ ꯃꯌꯨꯝꯗꯨꯗꯤ ꯉꯁꯥꯏꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯏꯆꯥꯁꯦ ꯄꯨꯈ꯭ꯔꯣꯅ ꯏꯟꯊꯣꯛꯈ꯭ꯔꯦꯕꯀꯣ ꯅꯣꯏꯔꯣꯝꯗ ꯂꯨꯍꯣꯡꯒꯦꯔꯥ ꯀꯩꯗꯧꯒꯦꯒꯥꯏꯅ ꯑꯗꯣ ꯉꯁꯥꯏꯒꯤ ꯄꯣꯔꯛꯄꯁꯨ ꯑꯃꯨꯛ ꯅꯨꯄꯤꯗꯣ ꯉꯁꯥꯏ ꯅꯨꯄꯥ ꯑꯀꯣꯟꯕꯩ ꯃꯌꯨꯝꯗꯨꯅ ꯄꯨꯔ ꯂꯥꯛꯏꯃꯤꯗꯅ ꯃꯣꯏꯔꯣꯝꯗꯒꯤ ꯑꯗꯨꯅ ꯑꯗꯨꯝ ꯃꯣꯏꯅ ꯂꯧꯁꯟꯈꯤꯗ꯭ꯔꯦꯕ ꯅꯨꯄꯤꯒꯤ ꯃꯌꯨꯝꯅꯗꯤ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏ ꯅꯪꯅ ꯍꯌꯦꯡ ꯁꯤꯒꯤ ꯏꯃꯨꯡꯁꯤꯗ ꯃꯧ ꯑꯣꯏꯕꯗ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯃꯤꯅ ꯃꯃꯥꯁꯤꯅ ꯍꯥꯏꯔꯤꯁꯤ ꯑꯃꯨꯛ ꯆꯦꯜꯂꯨꯕ ꯅꯨꯄꯤꯁꯨ ꯂꯧꯕ ꯖꯗꯥꯕꯤꯁꯨ ꯇꯤꯡꯕꯅ ꯑꯗꯨ ꯅꯪ ꯐꯖꯅ ꯂꯩꯈꯥꯏ ꯑꯃ ꯇꯥꯅ ꯋꯥ ꯂꯣꯏꯁꯟꯅꯔꯒ ꯅꯪ ꯂꯧꯕ ꯌꯥꯗ꯭ꯔꯥ ꯑꯅ ꯑꯩꯈꯣꯏꯅ ꯆꯦꯟꯕ ꯌꯥꯗ꯭ꯔꯅ ꯑꯩꯈꯣꯏꯅ ꯐꯖꯅ ꯍꯥꯏꯌꯦꯕ ꯑꯗꯩ ꯅꯨꯄꯥ ꯅꯪꯁꯨꯅꯤ ꯆꯦꯜꯂꯨꯔꯦꯅ ꯈꯪꯉꯗꯤ ꯀꯩꯗꯧꯕꯩ ꯅꯪ ꯐꯣꯟ ꯇꯧꯁꯜꯂꯤ ꯀꯩꯗꯧꯕꯩꯅꯣ ꯅꯪ ꯅꯃꯥ ꯅꯄꯥꯁꯤꯅꯗꯤ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪꯅꯁꯨ ꯍꯌꯦꯡ ꯈꯜꯂꯒ ꯊꯛꯑ ꯆꯥꯔꯒ ꯅꯪꯗꯤ ꯆꯦꯜꯂꯨꯕ ꯅꯨꯄꯤ ꯂꯧꯕꯗꯣ ꯅꯃꯥꯟꯅꯕꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤꯁꯤꯗ ꯅꯩꯗꯣꯔꯤꯃꯤ ꯑꯗꯩ ꯈꯥꯏꯅꯕꯩ ꯀꯦꯁ ꯃꯌꯥꯝꯗꯁꯨ ꯑꯗꯨꯒꯨꯝꯕꯗꯣ ꯂꯥꯛꯑꯦꯕ ꯀꯩꯗꯧꯕꯩ ꯈꯥꯏꯅꯩꯅꯣ ꯍꯪꯕꯗ ꯃꯥꯗꯤ ꯍꯥꯟꯅ ꯆꯦꯜꯂꯨꯔꯕꯅꯤ ꯑꯗꯨꯅꯤꯅ ꯍꯥꯏ ꯃꯇꯝꯗꯨꯒꯤꯗꯤ ꯂꯦꯞꯄꯒ ꯑꯩꯅ ꯂꯧꯒꯦꯅꯒ ꯂꯧꯈ꯭ꯔꯒ ꯅꯪ ꯆꯦꯜꯂꯨꯔꯕ ꯅꯨꯄꯤꯅꯤ ꯖꯇ꯭ꯔꯥ ꯅꯠꯇ꯭ꯔꯦ ꯖꯇ꯭ꯔꯥ ꯀꯥꯏꯔꯕ ꯅꯨꯄꯤꯅꯤ ꯑꯩ ꯗꯥꯎ ꯌꯥꯗ꯭ꯔꯦ ꯅꯪ ꯂꯧꯔꯨꯕꯗꯩ ꯏꯃꯥꯟꯅꯕꯅ ꯎꯁꯤꯠꯇ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯦꯒ ꯅꯩꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯈꯥꯏꯅꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯆꯦꯜꯂꯨꯕꯒꯤ ꯀꯦꯁ ꯑꯗꯨꯃꯥꯏꯅ ꯊꯣꯛꯈꯤꯀꯣ ꯑꯃꯁꯨ ꯑꯗꯩ ꯑꯃꯅ ꯑꯃꯨꯛꯅꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯆꯦꯟꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅ ꯈꯪꯅꯗꯕ ꯈꯔ ꯂꯩꯌꯦꯕ ꯌꯥꯝ ꯌꯦꯠꯅꯕ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇꯒꯁꯦꯀꯣ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯧꯗꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ 19 ꯁꯨꯗ꯭ꯔꯤꯕ ꯅꯨꯄꯤꯁꯤ ꯍꯦꯛ ꯆꯦꯜꯂꯨꯔꯒꯗꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤ ꯆꯍꯤ ꯁꯨꯗ꯭ꯔꯤꯕꯅꯤꯅ ꯃꯁꯥꯅ ꯌꯥꯔꯒ ꯐꯖꯅ ꯅꯨꯡꯁꯤꯅꯔꯒ ꯆꯦꯜꯂꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯛꯁꯣ ꯀꯦꯁ ꯑꯃ ꯂꯩꯖꯩꯀꯣ ꯑꯗꯨꯗ ꯑꯗꯨꯝ ꯅꯨꯄꯥꯁꯦ ꯖꯦꯜ ꯆꯪꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯉꯁꯥꯏ ꯃꯣꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯆꯦꯟꯕꯁꯦ ꯅꯨꯄꯤ ꯃꯌꯨꯝꯅꯗꯤ ꯀꯝꯄ꯭ꯂꯦꯟꯁꯦ ꯇꯧꯔꯅꯤꯗꯅ ꯃꯁꯥꯅ ꯌꯥꯝ ꯆꯦꯟꯕꯅꯤ ꯅꯨꯡꯁꯤꯅꯗꯅ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯕꯒꯤ ꯍꯦꯛꯇ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯤꯒꯤꯗꯤ ꯉꯁꯥꯏꯒꯤ ꯑꯥꯏꯟꯅ ꯌꯥꯗꯦꯕ ꯑꯥꯏꯟꯅ ꯆꯍꯤ ꯁꯨꯗꯕ ꯃꯤꯈꯩꯁꯦ ꯆꯦꯟꯗꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯑꯦꯛꯁꯦ ꯊꯝꯕꯤꯔꯝꯃꯤꯅꯦꯕ ꯃꯣꯏ ꯆꯍꯤ ꯁꯨꯗ꯭ꯔꯤꯉꯩꯗ ꯌꯨꯝ ꯄꯥꯟꯗꯅꯕꯅ ꯑꯗꯨꯗꯨꯅ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯅꯗꯕꯅꯤ ꯌꯥꯝ ꯌꯦꯠꯅꯩꯌꯦꯕ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤ ꯃꯌꯨꯝꯁꯤꯅꯅꯦ
ꯃꯣꯏꯁꯦ ꯆꯦꯜꯂꯦ ꯑꯗꯨꯃꯥꯏꯅ ꯆꯍꯤ ꯁꯨꯗꯦꯀꯣ ꯑꯗꯣ ꯅꯨꯄꯤ ꯃꯩ ꯂꯣꯠꯈ꯭ꯔꯦ ꯃꯣꯏꯗꯤ ꯑꯗꯣ ꯃꯣꯏꯁꯦ ꯑꯍꯥꯟꯕ ꯆꯦꯟꯕꯗꯨꯕꯨꯗꯤ ꯊꯤꯜꯂꯛꯑꯒ ꯑꯩꯈꯣꯏ ꯆꯍꯤ ꯁꯨꯗ꯭ꯔꯤꯅꯕꯨꯗꯤ ꯐꯖꯅ ꯊꯝꯅꯕꯖꯥꯠꯅꯦꯕ ꯑꯗꯩ ꯃꯊꯪ ꯑꯃꯨꯛ ꯆꯦꯟꯁꯤꯟꯕ ꯑꯗꯨ ꯆꯦꯟꯁꯤꯟꯕꯗꯗꯤ ꯂꯣꯠꯈ꯭ꯔꯦꯕ ꯃꯣꯏꯁꯨ ꯐꯥꯗꯣꯛꯅꯅꯦꯅ ꯑꯗꯩ ꯑꯃꯨꯛ ꯃꯣꯏꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯦ ꯑꯗꯩ ꯉꯥꯏꯍꯥꯛ ꯂꯩꯒ ꯑꯃꯨꯛ ꯄꯨꯂꯤꯁꯁꯦ ꯑꯃꯨꯛ ꯑꯗꯒꯤꯗꯤ ꯂꯩꯇꯦꯅ ꯍꯥꯏꯔꯁꯨ ꯅꯣꯏꯅ ꯂꯣꯠꯄꯅꯤ ꯄꯨꯊꯣꯛꯑꯣꯅ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯒ ꯃꯃꯥ ꯃꯄꯥꯁꯤꯗꯗꯤ ꯌꯥꯝ ꯇꯦꯟꯁꯟ ꯄꯤꯕꯗꯣ ꯑꯗꯒꯤꯗꯤ ꯐꯥꯒꯠꯂꯛꯑꯦ ꯄꯨꯊꯣꯛꯑꯦ ꯑꯗꯩ ꯀꯦꯁ ꯄꯥꯅꯤ ꯑꯗꯨ ꯇꯧꯅꯦꯅ ꯍꯥꯏꯔꯦꯗꯅꯀꯣ ꯃꯁꯥꯅ ꯌꯥꯕ ꯆꯦꯜꯂꯒꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯆꯍꯤ ꯁꯨꯗꯕ ꯅꯨꯄꯤ ꯃꯁꯥꯅꯗꯤ ꯌꯥꯕ ꯆꯦꯜꯂꯨꯕꯩ ꯅꯨꯄꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯀꯦꯁꯁꯦ ꯄꯥꯜꯂ ꯅꯨꯄꯥ ꯃꯌꯥꯝ ꯖꯦꯜ ꯌꯧꯕ ꯌꯥꯎꯋꯦꯕ ꯑꯗꯩ ꯅꯨꯄꯥꯗꯨꯁꯨ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯖꯨꯚꯦꯅꯥꯏꯜ ꯍꯣꯝꯗ ꯂꯩꯌꯦꯕ ꯁꯨꯃꯥꯏꯅ ꯑꯗꯨꯅ ꯆꯍꯤ ꯁꯨꯗ꯭ꯔꯤꯐꯥꯎꯗꯤ ꯃꯁꯥꯅ ꯌꯥꯔꯁꯨ ꯑꯃ ꯇꯧꯔꯁꯨ ꯁꯨꯛꯆꯦꯟ ꯆꯦꯜꯍꯟꯕꯤꯒꯅꯣꯅ ꯑꯩꯈꯣꯏ ꯁꯤꯃ ꯍꯥꯏꯅꯤꯡꯉꯦꯕ ꯁꯤꯒꯤ ꯀꯦꯁꯁꯦ ꯌꯥꯝ ꯊꯣꯛꯑꯦꯕꯀꯣ ꯅꯨꯄꯤꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅꯗꯤ ꯆꯍꯤ ꯁꯨꯗ꯭ꯔꯤꯕꯅꯤꯅ ꯃꯌꯨꯝꯗꯣ ꯄꯥꯜꯍꯟꯅꯤꯡꯗꯕꯅꯤ나 ꯀꯦꯁꯇꯨ ꯇꯧꯔꯛꯑꯦꯕ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤꯒꯤ ꯃꯃꯥ ꯃꯄꯥꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯀꯦꯁ ꯅꯨꯡ ꯌꯥꯝ ꯇꯧꯅꯕꯩ ꯃꯍꯨꯠꯇꯀꯣ ꯃꯣꯏꯒꯤꯁꯨ ꯃꯆꯥꯗꯣ ꯐꯥꯈꯤꯕ ꯈꯣꯠꯈꯤꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯣꯏꯅꯁꯨ ꯃꯣꯏ ꯃꯆꯥꯗꯨꯁꯨ ꯈꯔ ꯋꯥꯔꯛꯑꯒ ꯁꯨꯃꯥꯏꯅ ꯆꯍꯤ ꯁꯨꯗ꯭ꯔꯤꯅ ꯂꯦꯝꯅ ꯑꯩꯗꯤ ꯀꯦꯁ ꯇꯧꯕꯩ ꯃꯍꯨꯠꯇꯅꯦ ꯃꯣꯏ ꯋꯥꯈꯟꯗꯅ ꯅꯨꯄꯥꯁꯤꯅ ꯃꯣꯏꯊꯦꯝ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯦ ꯅꯝꯗꯅ ꯀꯧꯊꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯅꯦ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯔ ꯃꯆꯥꯒꯤ ꯃꯔꯥꯟꯗꯤ ꯂꯣꯏ ꯂꯣꯠꯂꯦꯕ ꯑꯗꯣ ꯀꯦꯁ ꯇꯧꯔ ꯈꯣꯠꯂ ꯅꯨꯄꯥꯗꯣ ꯑꯋꯥꯕ ꯄꯤꯔ ꯃꯇꯨꯡ ꯆꯦꯟꯗꯅꯕ ꯀꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯏꯔꯦꯟꯅꯅꯦ ꯑꯗꯨꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯅꯨꯡ ꯇꯧꯗꯕꯤꯗ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯨꯝ ꯅꯨꯄꯤꯁꯤꯅ ꯑꯩꯗꯤ ꯊꯣꯛꯂꯛꯑꯅꯤ ꯑꯩ ꯌꯨꯝꯗ ꯂꯩꯕꯗ ꯉꯥꯡꯉꯦ ꯏꯌꯥꯝꯕ ꯏꯕꯨꯡꯅ ꯉꯥꯡꯉꯦ ꯑꯗꯩ ꯕꯕꯥꯅ ꯐꯨꯔꯦ ꯂꯧ ꯂꯥꯎꯒ ꯍꯥꯏꯔ ꯅꯝꯗꯅ ꯆꯦꯜꯂꯝꯕꯁꯨ ꯂꯩꯌꯦꯕ ꯆꯦꯟꯈ꯭ꯔꯒꯅ ꯑꯗꯨꯝ ꯃꯄꯥ ꯑꯣꯏꯅ ꯑꯗꯨꯝ ꯀꯦꯁ ꯑꯗꯨꯝ ꯊꯥꯡꯒꯠꯄ ꯑꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝ ꯃꯌꯥꯝ ꯑꯁꯤꯗ ꯑꯋꯥꯕ ꯇꯥꯏꯌꯦꯕꯀꯣ ꯑꯗꯒꯤ ꯑꯃꯈꯛꯅ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯅꯦ ꯑꯃ ꯍꯥꯏꯖꯔꯝꯒꯦꯕ ꯁ꯭ꯋꯥꯏꯒꯤ ꯅꯨꯄꯤ ꯆꯦꯟꯕꯩ ꯃꯇꯥꯡꯁꯤꯃ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤ ꯃꯇꯥꯡꯁꯤꯃꯗꯤꯅꯦ ꯅꯨꯄꯥꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯣꯜꯂꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯅꯗꯤ ꯆꯦꯜꯂꯀꯥꯟꯗꯅꯦ ꯑꯩ ꯂꯩꯔꯔꯣꯏꯅ ꯍꯥꯏꯕ ꯌꯥꯏꯑꯕ ꯃꯁꯥꯏ ꯍꯛꯅꯦꯅ ꯋꯥ ꯂꯣꯏꯁꯟꯅꯕ ꯌꯥꯏꯑꯕꯀꯣ ꯅꯨꯄꯥꯅꯗꯤ ꯅꯨꯄꯤ ꯆꯦꯜꯂꯨꯔꯒ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯂꯧꯔꯔꯣꯏ ꯍꯥꯏꯕ ꯌꯥꯗꯦꯕ ꯅꯨꯄꯥꯅ ꯍꯥꯏꯔꯨꯔꯗꯤ ꯅꯨꯄꯤꯁꯤꯅ ꯀꯦꯁ ꯄꯥꯜꯂꯛꯑꯒ ꯖꯦꯜ ꯊꯥꯖꯤꯟꯕꯁꯨ ꯌꯥꯏ ꯖꯗꯥꯕꯤ ꯂꯧꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯅꯨꯄꯥꯁꯦ ꯁꯤ ꯃꯇꯥꯡꯗꯗꯤ ꯈꯔ ꯇꯣꯜꯂꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯌꯨꯝꯅꯗꯤ ꯑꯩꯈꯣꯏ ꯂꯨꯍꯣꯡꯈꯩꯔꯣꯏ ꯆꯍꯤ 5 ꯉꯥꯏꯌꯨ ꯑꯗꯨ ꯉꯥꯏꯌꯨꯅ ꯃꯇꯝ ꯌꯩꯊꯣꯛꯄ ꯌꯥꯏ ꯑꯗꯩ ꯅꯨꯄꯤ ꯃꯌꯨꯝꯅ ꯍꯦꯛ ꯍꯥꯏꯕꯁꯦ ꯇꯧꯒꯗꯧꯕ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯕꯤꯗ ꯅꯨꯄꯤ ꯆꯦꯜꯂꯀꯥꯟꯗ ꯍꯧꯖꯤꯛꯃꯛ ꯂꯨꯍꯣꯡꯅꯤ ꯍꯥꯏꯔꯁꯨ ꯅꯣꯡꯃ ꯄꯥꯟꯒꯦꯔꯥ ꯁꯪꯒꯣꯜꯁꯦꯜ ꯑꯣꯏꯒꯦꯔꯥ ꯅꯨꯃꯤꯠ ꯊꯕꯥꯜ ꯌꯦꯡꯕꯤꯕ ꯅꯠꯇꯦ ꯅꯨꯄꯤ ꯃꯌꯨꯝꯅ ꯁꯥꯎꯔꯗꯤ ꯈꯨꯗꯛꯇ ꯍꯣꯡꯗꯣꯏꯅꯤ ꯑꯗꯩ ꯏꯟꯊꯣꯔꯛꯑꯁꯨ ꯅꯣꯏꯔꯣꯝꯗ ꯍꯣꯡꯒꯗꯕꯅꯤ ꯉꯁꯤꯃꯛ ꯑꯩꯈꯣꯏ ꯗꯥꯟ ꯄꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯁꯨ ꯍꯣꯡꯗꯣꯏꯅꯦꯕ ꯅꯨꯄꯤ ꯃꯌꯨꯝꯅ ꯍꯥꯏꯕꯁꯤ ꯇꯧꯗꯣꯏꯅꯦ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯑꯗꯨ ꯍꯦꯛ ꯇꯧꯗꯕꯗ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯅꯨꯄꯥꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯣꯜꯂꯦꯀꯣ ꯑꯗꯩ ꯑꯃꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯃꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯁꯥꯡꯅ ꯐꯖꯅ ꯅꯨꯡꯁꯤꯅꯔꯦꯀꯣ ꯃꯇꯝ ꯁꯥꯡꯅ ꯑꯗꯨꯒ ꯅꯨꯡꯁꯤꯅꯔꯒ ꯆꯦꯜꯂꯦ ꯑꯗꯨꯒ ꯆꯦꯜꯂꯒꯁꯨ ꯂꯩꯔꯦ ꯑꯗꯨꯏ ꯃꯇꯨꯡꯗ ꯀꯩꯅꯣ ꯇꯧꯔꯦ ꯃꯇꯝ ꯈꯔ ꯃꯣꯏꯁꯦ ꯂꯨꯍꯣꯡꯕꯁꯦ ꯉꯥꯏꯅꯕ ꯑꯗꯨꯀꯥꯟꯗ ꯅꯨꯄꯤꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯗꯅ ꯈꯣꯠꯇꯅ ꯑꯗꯩ ꯍꯥꯟꯅꯩ ꯅꯨꯄꯥ ꯃꯥꯅ ꯆꯦꯜꯂꯨꯕꯁꯦ ꯃꯣꯏꯔꯣꯝꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃ ꯊꯣꯛꯑꯗꯤ ꯑꯩꯈꯣꯏ ꯍꯩ ꯑꯃ ꯂꯩ ꯑꯃ ꯊꯤꯟꯕ ꯂꯥꯛꯀꯦꯅ ꯅꯨꯄꯤꯒꯤ ꯊꯤꯟꯅꯩꯗꯅ ꯂꯥꯛꯀꯅꯨ ꯍꯦꯛ ꯍꯥꯏꯕ ꯑꯗꯩ ꯐꯣꯟꯁꯦ ꯅꯨꯄꯤꯁꯦ ꯑꯦꯛꯖꯥꯝ ꯊꯥꯗꯣꯔꯤ ꯃꯇꯝ ꯈꯔ ꯐꯣꯟ ꯐꯥꯎꯅ ꯂꯣꯏꯁꯦ ꯍꯥꯏꯔꯒ ꯅꯨꯄꯤꯁꯦ ꯐꯣꯟ ꯄꯥꯏꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯂꯧꯁꯜꯂꯦ ꯍꯥꯏꯔꯒ ꯐꯣꯟ ꯅꯝꯕꯔꯁꯦ ꯄꯥꯏꯍꯟꯗ꯭ꯔꯥ ꯑꯇꯣꯞꯄ ꯍꯦꯛ ꯄꯥꯏꯍꯟꯕ ꯇꯧꯔꯒ ꯄꯥꯎꯁꯦ ꯁꯨꯃꯥꯏꯅ ꯁꯨꯡꯐꯥꯎ ꯐꯥꯎꯅꯍꯟꯗ꯭ꯔꯦꯕꯀꯣ ꯅꯨꯄꯥꯁꯤꯗ ꯌꯥꯝ ꯆꯥꯛꯄ ꯀꯔꯤꯒꯤꯅꯣꯅ ꯃꯥꯅ ꯊꯤꯒꯠꯂꯛꯄ ꯀꯥꯟꯗꯗꯤ ꯃꯥꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯀꯣꯏ ꯎꯅꯕ ꯆꯠꯂꯤ ꯈꯣꯠꯂꯤ ꯅꯨꯡꯗꯥꯡꯗ ꯀꯩꯗ ꯏꯁꯩ ꯌꯦꯡꯃꯤꯟꯅꯕꯒꯁꯦ ꯆꯠꯂꯦ ꯅꯨꯄꯥꯁꯤꯅ ꯄꯨꯡ 12ꯗꯒ ꯊꯤꯜꯂꯦ ꯍꯥꯏꯕ ꯄꯥꯎꯁꯦ ꯃꯥ ꯇꯥꯔꯦꯕꯀꯣ ꯑꯗꯨꯒꯤ ꯅꯩꯅꯔꯦ ꯅꯣꯏꯒꯤ ꯅꯨꯄꯤꯁꯦ ꯅꯨꯄꯥ ꯀꯣꯏ ꯈꯣꯠꯂꯤ ꯑꯗꯨꯗꯣ ꯑꯩꯅ ꯊꯦꯡꯅꯕ ꯃꯐꯝꯗ ꯐꯥꯅꯤ ꯈꯣꯠꯅꯤ ꯍꯟꯗꯛꯇꯤ ꯀꯥꯏꯅ ꯀꯟꯅ ꯄꯥꯎꯒ ꯇꯧꯅꯔꯛꯄꯁꯤꯗ ꯀꯤꯗꯅ ꯅꯨꯄꯤꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦꯕ ꯍꯧꯖꯤꯛꯀꯤ ꯃꯥ ꯀꯣꯏꯅꯩ ꯍꯥꯏꯁꯤꯗ ꯑꯗꯨꯗ ꯆꯦꯟꯈꯤꯕꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯁꯤꯅꯅꯦ ꯑꯩꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯒꯠꯀꯅꯤ ꯅꯪꯒ ꯑꯩꯒꯒꯤ ꯑꯩꯈꯣꯏ ꯃꯣꯏꯁꯦ ꯅꯨꯡꯁꯤꯅꯕꯗ ꯃꯌꯥꯝ ꯑꯃ ꯃꯔꯤꯁꯦ ꯊꯝꯅꯈꯤꯕꯒꯤ ꯑꯩꯈꯣꯏ ꯍꯣꯇꯦꯜꯗ ꯔꯦꯁꯇꯨꯔꯦꯟꯗ ꯎꯅꯈꯤꯕ ꯑꯗꯨꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯦ ꯅꯨꯄꯥꯁꯤꯗ ꯂꯩꯕ ꯁꯤ ꯊꯥꯒꯠꯀꯅꯤ ꯑꯗꯨ ꯇꯧꯅꯦꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯗ ꯅꯨꯄꯤꯁꯤꯗ ꯊꯥꯈꯣ ꯑꯗꯨ ꯇꯧꯈꯣꯅ ꯑꯗꯩ ꯑꯇꯣꯞꯄ ꯅꯝꯕꯔꯗꯒꯤ ꯅꯨꯄꯤꯁꯤꯒꯤ ꯅꯝꯕꯔꯗ ꯃꯥꯒꯤ ꯅꯝꯕꯔꯗꯨꯗꯤ ꯕ꯭ꯂꯣꯛ ꯊꯝꯖꯤꯟꯕꯤꯔꯝꯃꯤꯅ ꯃꯥꯅ ꯊꯥꯖꯤꯜꯂꯛꯄ ꯈꯣꯠꯆꯜꯂꯛꯄ ꯃꯌꯥꯝꯒꯁꯦ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯦꯕ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯆꯥꯏꯊꯣꯔꯛꯀꯅꯤ ꯑꯩꯗꯤ ꯑꯗꯩ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯁꯤꯁꯦ ꯂꯣꯏ ꯊꯥꯖꯤꯜꯂꯨꯅꯦ ꯀꯥꯏꯅ ꯇꯧꯕꯁꯤꯗ ꯉꯁꯥꯏꯒꯤ ꯂꯨꯍꯣꯡꯕꯁꯦ ꯀꯥꯏꯔꯗ꯭ꯔꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯌꯨꯝꯁꯦ ꯀꯤꯔꯛꯇꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯋꯥꯀꯠꯁꯦ ꯊꯥꯡꯒꯠꯄ ꯂꯥꯛꯄꯅꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯁꯦ ꯅꯥꯛ ꯌꯦꯠ ꯑꯅꯤꯁꯦ ꯐꯝꯃꯤꯟꯅꯔꯦ ꯑꯗꯨ ꯐꯝꯃꯤꯟꯅꯔꯀꯥꯟꯁꯤꯗꯗꯤ ꯋꯥꯔꯤꯁꯦ ꯂꯣꯏ ꯂꯤꯅꯔꯦ ꯅꯨꯄꯥꯁꯤꯅ ꯀꯞꯇꯅ ꯍꯥꯏꯀꯣ ꯑꯩꯗꯤ ꯅꯪ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩ ꯅꯨꯄꯥꯗꯣ ꯅꯪ ꯋꯥ ꯂꯣꯏꯁꯟꯅꯀꯣ ꯑꯩꯅ ꯅꯪ ꯂꯧꯒꯦ ꯑꯩꯗꯤ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯅꯪꯅ ꯍꯦꯛ ꯑꯗꯨꯃꯥꯏꯅ ꯃꯉꯣꯟꯗ ꯂꯨꯍꯣꯡꯈ꯭ꯔꯒꯗꯤ ꯑꯩꯗꯤ ꯂꯣꯏꯅꯃꯛ ꯊꯥꯒꯅꯤ ꯃꯉꯣꯟꯗ
ꯑꯗꯒꯤ ꯃꯣꯏ ꯃꯌꯨꯝꯗꯁꯨ ꯆꯠꯂꯒ ꯅꯪꯒ ꯑꯩꯒꯒꯤ ꯂꯩꯅꯈꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯨ ꯂꯣꯏ ꯍꯥꯏꯒꯅꯤ ꯑꯗꯨ ꯇꯧꯅꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯂꯣꯏ ꯃꯤ ꯈꯪꯍꯜꯂꯝꯒꯅꯤ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦꯅ ꯑꯩ ꯖꯦꯟ ꯆꯪꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯑꯩ ꯀꯤꯗꯦꯅ ꯇꯧ ꯂꯩꯈ꯭ꯔꯦꯕ ꯃꯥꯁꯦ ꯑꯗꯩꯗꯤ ꯃꯃꯥ ꯃꯄꯥꯅꯗꯤ ꯇꯧꯅꯨ ꯇꯧꯅꯨ ꯏꯕꯨꯡꯉꯣ ꯃꯥ ꯈꯛꯇꯅ ꯅꯨꯄꯤꯕꯣ ꯅꯪꯉꯣꯟꯗ ꯆꯦꯜꯂꯒ ꯑꯇꯣꯞꯄꯗ ꯆꯦꯟ ꯉꯝꯃꯕ ꯅꯨꯄꯤꯁꯤꯕꯨ ꯍꯌꯦꯡ ꯅꯪꯅ ꯂꯧꯔꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯔꯀꯥꯟꯗꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯔꯛꯑꯒ ꯆꯦꯜꯂꯣꯏ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤ ꯂꯧꯍꯧꯗꯕꯅ ꯐꯔꯦ ꯅꯪ ꯑꯃꯨꯛ ꯌꯦꯠꯂꯨꯔꯅꯨ ꯃꯣꯏꯁꯨ ꯌꯥꯝ ꯍꯥꯏꯖꯩꯀꯣ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯣ ꯈꯣꯠꯂꯣꯅ ꯑꯗꯩ ꯅꯨꯄꯥꯁꯦ ꯌꯥꯗꯦ ꯑꯗꯩ ꯅꯨꯄꯤ ꯃꯌꯨꯝꯒꯤꯁꯤꯅ ꯀꯩꯅꯣ ꯇꯧꯕ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯞꯀꯠꯀꯅꯤ ꯍꯥꯏꯕ ꯑꯗꯨ ꯇꯧꯕ ꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯗꯣꯏꯕ ꯌꯥꯝ ꯉꯥꯡꯉꯦ ꯑꯩꯈꯣꯏꯅ ꯍꯥꯏ ꯅꯣꯏ ꯇꯞꯊꯧ ꯃꯤꯅ ꯁꯥꯎꯔꯛꯏꯁꯦ ꯆꯨꯝꯃꯤ ꯑꯗꯨꯅ ꯅꯣꯏ ꯐꯖꯅ ꯔꯤꯀ꯭ꯋꯦꯁ ꯑꯣꯏꯅ ꯇꯧ ꯃꯤ ꯅꯨꯄꯥꯁꯤꯗꯤꯅꯦ ꯁꯥꯎꯒꯠꯈ꯭ꯔꯒꯗꯤ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯖꯦꯟ ꯆꯪꯕ ꯈꯣꯠꯄꯗꯣ ꯀꯔꯤꯝ ꯀꯤꯗꯕꯤꯗ ꯅꯣꯏꯅ ꯍꯥꯠꯀꯦꯔꯥ ꯇꯨꯛꯀꯦꯔꯥ ꯃꯥꯅ ꯀꯔꯤꯝ ꯀꯤꯗꯕꯤꯗꯅꯦ ꯇꯧꯈ꯭ꯔꯒꯗꯤ ꯅꯣꯏ ꯍꯌꯦꯡ ꯅꯨꯄꯤꯁꯦ ꯃꯥꯡꯉꯛꯀꯅꯤ ꯑꯗꯨꯅ ꯃꯗꯨ ꯇꯧꯒꯅꯨ ꯅꯣꯏ ꯐꯖꯅ ꯍꯥꯏꯖꯧ ꯔꯤꯀ꯭ꯋꯦꯁ ꯇꯧꯅ ꯑꯩꯈꯣꯏꯅꯁꯨ ꯅꯨꯄꯥꯁꯦ ꯌꯥꯝ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯋꯤꯀꯣ ꯅꯪ ꯈꯜꯂꯨ ꯈꯣꯠꯂꯨ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯅꯨꯄꯥꯁꯦ ꯏꯪꯊꯔꯒ ꯊꯦꯝꯊꯔꯒ ꯃꯣꯏ ꯐꯖꯅ ꯆꯠꯈꯤꯕꯀꯣ ꯑꯗꯣ ꯅꯨꯄꯤꯗꯨꯁꯨ ꯂꯨꯍꯣꯡꯈꯤꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯁꯤꯅ ꯃꯇꯝꯗꯨꯗ ꯍꯥꯏꯔꯝꯃꯦꯕꯀோ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯅꯨꯄꯤꯁꯤꯅ ꯑꯩꯅ ꯃꯉꯣꯟꯗ ꯃꯌꯥꯝ ꯑꯁꯨꯝꯕ ꯃꯔꯤꯁꯨ ꯊꯝꯃꯨꯔꯒ ꯑꯩꯅ ꯂꯥꯞꯊꯣꯛꯄ ꯑꯣꯏꯔꯝꯃꯣ ꯑꯩꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯆꯦꯟꯕ ꯑꯣꯏꯔꯝꯃꯣ ꯃꯣꯏꯔꯣꯝꯅ ꯑꯩꯁꯦ ꯍꯥꯠꯀꯦ ꯍꯥꯏꯅꯤ ꯂꯣꯏꯅꯤ ꯑꯩꯈꯣꯏ ꯏꯆꯥ ꯏꯆꯟ ꯃꯥꯡꯍꯜꯂꯝꯃꯒ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨ ꯇꯧꯕꯅ ꯅꯣꯏꯅ ꯂꯣꯏꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯍꯛꯁꯦ ꯂꯩꯇꯕ꯭ꯔꯥ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤꯗꯤ ꯍꯛ ꯂꯩꯇꯕ꯭ꯔꯥ ꯀꯥꯟꯅ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯄꯥ ꯃꯌꯥꯝꯁꯨ ꯍꯛ ꯃꯥꯡꯕ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯅꯨꯄꯤꯅꯁꯨ ꯃꯌꯥꯝ ꯑꯃ ꯀ꯭ꯔꯥꯏꯝꯁꯦ ꯇꯧꯋꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯧꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯠꯇꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯃꯌꯨꯝꯗꯒꯤ ꯅꯨꯄꯥ ꯀꯣꯏꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯕ ꯁꯨꯝꯕꯒꯤ ꯅꯨꯄꯤ ꯈꯨꯟꯅꯥꯏꯗ ꯌꯥꯝ ꯁꯣꯛꯄ ꯏꯃꯨꯡ ꯀꯥꯏꯕ ꯑꯉꯥꯡꯁꯤꯡꯒꯤ ꯍꯛ ꯃꯥꯡꯕꯁꯦ ꯁꯤ ꯇꯧꯒꯅꯣꯅ ꯑꯩꯈꯣꯏꯅ ꯀꯌꯥꯔꯛꯅꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤ ꯆꯦꯜꯂꯨꯔꯕ ꯅꯨꯄꯤꯁꯤꯡꯁꯤꯗꯁꯨ ꯉꯁꯥꯏꯒꯤ ꯆꯦꯜꯂꯨꯔꯗꯤꯅꯦ ꯑꯇꯣꯞꯄ ꯃꯥ ꯍꯥꯟꯅ ꯀꯣꯏꯅꯔꯝꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯅꯨꯄꯥ ꯑꯝꯇ ꯄꯥꯎ ꯐꯥꯎꯅꯔꯅꯨ ꯆꯦꯜꯂꯨꯕꯁꯤꯗ ꯐꯖꯅ ꯂꯩꯌꯨ ꯅꯪꯅ ꯂꯩꯅꯤꯡꯗ꯭ꯔꯦꯗꯅ ꯅꯣꯏ ꯀꯩꯒꯨꯝꯕ ꯈꯔꯗꯩ ꯈꯠꯅꯗꯅ ꯈꯣꯠꯅꯗꯅ ꯅꯨꯄꯥꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯒꯗꯤ ꯋꯥꯁꯦ ꯂꯣꯏꯁꯟꯅꯔꯒ ꯑꯇꯣꯞꯄꯗ ꯐꯖꯅ ꯆꯦꯜꯂꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯤꯁꯦ ꯄ꯭ꯔꯦꯁ ꯀꯟꯐ꯭ꯔꯦꯟꯁ ꯄꯥꯡꯊꯣꯛꯇꯅ ꯑꯩꯈꯣꯏꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯗꯅ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯕꯅꯦꯕ ꯁꯨꯝꯕꯁꯦ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯕ ꯁꯨꯝꯕꯁꯦ ꯊꯣꯛꯍꯟꯅꯤꯡꯗꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯦ ꯍꯦꯛ ꯆꯦꯜꯂꯨꯔꯒ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯅꯤꯡꯉꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯋꯥꯁꯦ ꯂꯣꯏꯁꯟꯅꯕꯤꯔꯒ ꯅꯥꯈꯩ ꯁꯦꯡꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯁꯨ ꯑꯣꯐꯤꯁꯇꯁꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯗ ꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯀꯟꯅ ꯀꯩꯅꯣ ꯄꯤꯕꯗꯒꯤꯅꯦ ꯑꯩꯈꯣই ꯅꯨꯄꯥꯁꯤꯗ ꯑꯩꯁꯦ ꯂꯩꯔꯔꯣꯏꯒꯦ ꯋꯥ ꯂꯣꯏꯁꯟꯅꯕꯤꯌꯨ ꯈꯣꯠꯂꯣꯅ ꯂꯥꯛꯑꯦꯕ ꯑꯗꯣ ꯃꯥꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯗꯨꯅꯒ ꯁꯤꯟꯅꯔꯒ ꯊꯥꯔꯛꯄꯒ ꯌꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯥꯅ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯗꯣ ꯃꯣꯏ ꯈꯟꯅꯕꯗꯩ ꯑꯗꯨꯝ ꯅꯨꯄꯥꯗꯨꯒ ꯈꯟꯅꯕꯗꯩ ꯈꯣꯠꯄꯗꯩ ꯑꯗꯨꯝ ꯃꯣꯏ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯁꯨ ꯌꯥꯎꯋꯦ ꯐꯖꯅ ꯑꯗꯨꯝ ꯃꯣꯠ ꯆꯥꯅꯔꯛꯇꯕꯗꯒꯤ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯔꯣꯏ ꯌꯨ ꯊꯛꯆꯜꯂ ꯆꯥꯁꯜꯂꯒ ꯂꯧ ꯉꯝꯃꯣꯏ ꯅꯪ ꯑꯗꯨ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯪ ꯂꯨꯍꯣꯡꯉꯣꯏ ꯑꯗꯨꯅ ꯄꯨꯡꯍꯥꯏꯗ ꯍꯥꯏ ꯈꯣꯠꯂꯦꯅ ꯑꯗꯨꯃꯥꯏꯅꯁꯨ ꯑꯗꯨꯝ ꯀꯥꯏꯅꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯣ ꯍꯣꯏ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯃꯥꯅ ꯂꯩꯔꯔꯣꯏꯒꯦ ꯍꯥꯏꯔꯗꯤ ꯋꯥ ꯑꯃ ꯍꯥꯟꯅ ꯂꯣꯏꯁꯟꯅꯔꯒ ꯑꯇꯣꯞꯄꯗ ꯃꯥ ꯃꯌꯨꯝ ꯄꯥꯟꯖꯈꯤꯕ ꯐꯩꯌꯦꯕ ꯃꯃꯥ ꯃꯄꯥꯒꯤ ꯏꯖꯠꯁꯨ ꯃꯥꯡꯗ꯭ꯔꯦ ꯑꯗꯣ ꯆꯦꯜꯂꯨꯔꯒ ꯑꯇꯣꯞꯄꯗ ꯆꯦꯟꯊꯣꯛꯑꯦ ꯍꯥꯏꯕꯁꯦ ꯍꯌꯦꯡ ꯃꯥꯅ ꯃꯧ ꯑꯣꯏꯔꯒꯁꯨ ꯃꯅꯦꯝ ꯃꯀꯨꯅꯁꯨ ꯀꯩꯅꯣꯝ ꯍꯥꯏꯅꯔꯛꯄꯗ ꯅꯪꯗꯤꯅ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯃꯅꯅꯦ ꯑꯩꯈꯣꯏ ꯌꯨꯉꯥꯎ ꯑꯃꯨꯛꯇ ꯅꯨꯄꯤ ꯀꯥꯏꯅꯕ ꯂꯨꯍꯣꯡꯕ ꯀꯥꯏꯕꯅ ꯑꯃꯈꯛꯀ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯒꯁꯨ ꯋꯥ ꯉꯥꯡꯖꯕ ꯃꯁꯥꯗꯤ ꯌꯥꯝ ꯆꯝꯖꯕ ꯃꯕꯨꯛꯇꯗꯤ ꯃꯕꯥꯅꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯖꯔꯤꯅꯤ ꯆꯍꯤ ꯑꯃꯅꯤꯁꯦꯀꯣ ꯑꯗ ꯃꯥꯗꯤ ꯌꯨꯗꯤ ꯈꯔ ꯑꯗꯨꯝ ꯊꯛꯑꯕꯖꯥꯠꯅꯦꯕ ꯅꯨꯄꯥꯁꯦ ꯅꯨꯡꯗꯥꯡꯁꯦꯀꯣ ꯑꯗ ꯅꯨꯄꯤꯁꯤꯅ ꯈꯪꯉꯛꯇꯅ ꯋꯥꯔꯤ ꯁꯥꯔꯛꯄ ꯈꯣꯠꯂꯛꯄ ꯁꯨꯝ ꯃꯕꯥꯅꯤꯗꯤ ꯆꯦꯜꯂꯦꯀꯣ ꯂꯨꯍꯣꯡꯕ ꯃꯇꯝꯒ ꯂꯣꯏ ꯂꯦꯞꯅꯔꯦ ꯊꯧꯔꯥꯡꯁꯦ ꯂꯣꯏ ꯇꯧꯅꯔꯕꯅꯤꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯨꯄꯤꯒꯤꯁꯨ ꯑꯃꯨꯛ ꯀꯩ ꯂꯥꯡꯉꯦ ꯂꯨꯍꯣꯡꯕꯁꯦ ꯊꯥꯃꯨꯛꯇ ꯉꯥꯏꯁꯜꯂꯛꯑꯦ ꯅꯨꯄꯥꯒꯤꯁꯨ ꯃꯌꯨꯝ ꯃꯀꯩ ꯁꯥꯔꯦ ꯈꯣꯠꯂꯦ ꯂꯣꯏꯅ ꯇꯧꯖꯔꯦꯕ ꯑꯗꯨꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯥꯗꯤ ꯌꯨꯁꯦ ꯁꯨꯝ ꯊꯛꯄꯁꯦ ꯅꯨꯄꯤꯁꯤꯅꯗꯤ ꯍꯥꯏ ꯅꯪ ꯌꯨ ꯊꯛꯀꯅꯨ ꯅꯪ ꯍꯧꯖꯤꯛꯇꯒꯤ ꯌꯨ ꯊꯛꯑꯗꯤ ꯌꯥꯝ ꯁꯣꯏꯔꯅꯤ ꯌꯨ ꯊꯛꯀꯅꯨꯗꯤ ꯌꯥꯝ ꯍꯥꯏꯖꯕ ꯅꯣꯡꯃꯗꯤ ꯍꯦꯛꯇ ꯅꯨꯄꯥꯁꯦ ꯐꯔꯥ ꯍꯥꯏꯔꯒ ꯍꯦꯛꯇ ꯅꯨꯄꯤꯁꯤꯒꯤ ꯃꯌꯨꯝꯁꯤꯗ ꯂꯥꯛꯄꯅꯦꯕ ꯃꯕꯥꯅꯤꯁꯦ ꯐꯣꯟꯗ ꯈꯔ ꯈꯠꯅꯕ ꯅꯪꯅ ꯍꯦꯛꯇ ꯌꯨ ꯊꯛꯀꯅꯨ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯊꯛꯑꯣꯏꯗ꯭ꯔꯥ ꯅꯪ ꯀꯔꯤ ꯑꯣꯏꯔꯤ ꯅꯣꯏ ꯅꯌꯨꯝꯗ ꯍꯧꯖꯤꯛ ꯂꯥꯛꯀꯦ ꯑꯁ ꯑꯩꯈꯣꯏ ꯌꯨ ꯊꯛꯄꯗꯤ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯕꯕꯥꯅꯁꯨ ꯌꯥꯗꯦ ꯑꯩꯈꯣꯏ ꯏꯕꯨꯡꯈꯩꯅꯁꯨ ꯌꯥꯗꯦ ꯑꯗꯣ ꯅꯣꯏ ꯅꯕꯨꯡꯈꯩ ꯀꯔꯤ ꯑꯣꯏꯔꯤ ꯅꯣꯏ ꯅꯄꯥ ꯀꯔꯤ ꯑꯣꯏꯔꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯍꯧꯖꯤꯛꯃꯛ ꯉꯥꯎꯔ ꯂꯥꯛꯄꯤꯒꯦꯅꯦ ꯍꯥꯏꯔꯒ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯈꯠꯅꯔꯕ ꯃꯕꯥꯅꯤꯁꯦ ꯐꯣꯟꯗ ꯇꯞ ꯇꯥꯏꯅ ꯈꯟꯅꯔꯕ ꯑꯩꯁꯨ ꯂꯩꯔꯣꯏ ꯅꯉꯣꯟꯗ ꯑꯩꯁꯨ ꯂꯧꯔꯣꯏ ꯅꯉꯣꯟꯗ ꯗꯔꯀꯥꯔ ꯇꯥꯗꯦ ꯂꯨꯍꯣꯡꯕ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯅꯒ ꯇꯧꯔꯒ ꯂꯩꯃꯤꯟꯅꯗ꯭ꯔꯤꯉꯩꯗꯕꯨ ꯁꯨꯃꯥꯏꯅ ꯈꯟꯅꯔꯒ ꯍꯌꯦꯡ ꯂꯩꯃꯤꯟꯅꯔꯒꯗꯤ ꯀꯩ ꯑꯣꯏꯅꯤ ꯀꯥꯏꯅ ꯂꯥꯎꯗꯅ ꯈꯣꯡꯗꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯁꯦ ꯉꯥꯎꯔꯃꯤꯅ ꯃꯥꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯌꯨꯗꯣ ꯄꯨꯔꯥ ꯐꯨꯜ ꯉꯥꯎꯔꯒ ꯅꯨꯄꯤꯒꯤ ꯃꯌꯨꯝꯁꯦ ꯂꯥꯛꯑꯒꯅꯦ ꯂꯥꯎꯗꯅ ꯈꯣꯡꯗꯅ ꯊꯣꯛꯂꯛꯑꯣ ꯍꯧꯖꯤꯛꯃꯛ ꯋꯥ ꯂꯣꯏꯁꯟꯅꯕꯤꯔꯝꯒꯦ ꯑꯩ ꯂꯥꯛꯑꯦ ꯀꯥꯏꯅ ꯇꯧꯔꯒ ꯇꯧꯕꯗ ꯍꯦꯛꯇ ꯃꯌꯥꯝ ꯆꯪ ꯈꯥꯝꯗꯣꯛꯅꯗꯅ ꯈꯣꯠꯇꯅ ꯑꯗꯩ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯀꯧꯗꯅ ꯄꯤꯔꯦ ꯅꯨꯄꯥꯁꯦꯀꯣ ꯅꯣꯏ ꯅꯆꯥꯁꯤꯡ ꯆꯠꯇꯣꯏꯁꯦ ꯀꯩꯅꯣꯅ ꯑꯗꯩ ꯅꯨꯄꯤ ꯃꯌꯨꯝ ꯂꯣꯝꯁꯤꯅ ꯀꯝꯄ꯭ꯂꯦꯟꯁꯦ ꯇꯧꯔꯛꯑꯒ ꯋꯥꯁꯦ ꯂꯣꯏꯁꯟꯅꯈꯤꯕ ꯑꯗ ꯅꯨꯄꯥꯁꯦ ꯌꯥꯝ ꯀꯞꯄꯤ ꯑꯁ ꯈꯨꯔꯝꯗꯅ ꯅꯨꯄꯤꯁꯤꯒꯤ ꯃꯈꯣꯡ ꯄꯥꯏꯗꯅ
ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯌꯨ ꯊꯧꯕꯗꯩ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯕꯅꯦ ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯀꯥꯏꯍꯟꯕꯤꯅꯨ ꯇꯁꯦꯡꯅꯗꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯗꯣ ꯃꯥꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥ ꯌꯨ ꯈꯣꯡꯉꯥꯎꯗꯨꯗ ꯃꯤꯒꯤ ꯃꯆꯥꯗꯣ ꯄꯤꯔꯛꯄ ꯀꯤꯔꯦꯕ ꯃꯤꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅꯐꯧ ꯈꯜꯂꯦꯕ ꯑꯁ ꯌꯨꯉꯥꯎ ꯑꯃꯨꯛ ꯈꯛꯇꯗ ꯅꯨꯄꯤꯁꯦ ꯂꯨꯍꯣꯡꯕ ꯀꯥꯏꯔꯦꯅꯦ ꯃꯥꯏꯁꯦꯅ ꯑꯩꯈꯣꯏꯅꯒ ꯈꯜꯂꯦꯕꯀꯣ ꯑꯗꯨꯝꯕ ꯅꯨꯄꯥꯒꯤꯗꯤ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯅꯨꯄꯤꯁꯦ ꯂꯨꯍꯣꯡꯗꯣꯔꯦ ꯃꯥꯅ ꯆꯦꯜꯂꯨꯔꯦꯒ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯒꯁꯦ ꯔꯦꯀꯣꯔꯠ ꯇꯧꯅꯩꯌꯦ ꯈꯟꯅꯕꯁꯦ ꯂꯧꯔꯣꯏ ꯅꯪ ꯇꯧꯅꯤꯡꯕ ꯊꯕꯛ ꯇꯧꯔꯛꯎ ꯀꯥꯟꯗ ꯁꯥꯎꯔꯒ ꯉꯥꯡꯊꯣꯛꯈꯤꯕꯁꯦ ꯅꯨꯄꯤꯗꯤ ꯔꯦꯀꯣꯔꯠ ꯇꯧꯗꯣꯏꯅꯦꯕ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯈꯣꯏ ꯏꯆꯥ ꯄꯤꯔꯔꯣꯏ ꯅ ꯀꯦꯁ ꯊꯥꯡꯒꯠꯂꯛꯇꯣꯏꯅꯦꯕ ꯑꯗꯨꯅ wa ngang bo jam section ba ere ko tor magadi ade mabani budi panga khana ba ado thado kanda mi mabung mama pa ta ba ya da ba wa e laudi ngai dai sumai haras na de hayeng laur kan di kai oi ni gaina mina khanja ba leidana adum ba mayam lei ba adu ngang ning na ju ngang thok pa ji ya de ba ko case study sai nu pa na di saw ga nu pa di ngang thoe ba halura adu tora nang na pam cha ko pining pesa pi thoke da kar oi de adu du nang lupa la ka na pi thoke ga na adu case study adum ba wa adu ngak ta ne ba lokhalak ka doi je phajada ba du ngak ta ne ba aduna wa yam yam ngang thoi dam ne ba ai ahan bagi wari jing je si thamjage aduga break amtang lauraga ai gi koi yum pa lak matam da khoina hona rakhi ba mayam je mung lak sage makha cha sajarak pasidi khoigi ozaro bita lemagi mamangi episode ta su khoina ozaro bita lemagi magi personal life ta man struggle torkyo man thengna kheba akhoigi aphaphata kharasu mayam da akhoigi mid na kong oi hona ba akhoina karam mong na thengna rakhi karam mong da yamna strong oina akhoina thengna bi khi haibedu gi matang da akhoigi break ki matung sidi ozagi personal oiba wakhalon personal oiba thengna rakhi ba struggle torkhiba singdu khar thambiyo koigi aigi wari namu episode 1 da thamgibje angang oiringai aigi haurakkiba poklakiba organization ji kamaina lingkhalaki kamaina wakhalon phaurakya bai matek amkhakne ba adudi ko ado ligadabana adum mayama watpa ngaktani adudi aina ningjangba adum kawngamdana hek koksida leihauba thamoijida su hauba thamoi chokkiba adum ba khara khaktane ba liridudi ko aduga mayama wali ado sigi aigi wari ji aina yam liningi ji saigi hojik je phumbang narabali sai pakhang tawbam khangdaba khoisibu kaidongna doino ne na mama pa ju awa badai mungda pokpa adai maruina khonggang gi lamda ju poena moi ju wakhan je sonda jaba lai lai su ju a yauda school college aring ju tam ngam daba suram chalam ju khangdaba mayam leiba moi je aina singthokpa pameba moi gi mathongna kaidawbagi akhoi smai sum leigadrana aduna moida ai ngasidi koigi nungsinaraga moi ni je nungsinaraga lepna jaraba khoi jibu yum palakanda kamai hingdoino senthok lambina krai deina ka ngauna jaba adugumba pakhang lai chabi jing wajaba imung adugumba mayamda ai wari je dedicate tawjage ba thambi akhoina kaidawbagi khoi je sonda doino haibadi ai sa imai pana ai chaning ni pan gi sanam khak siraga neba ado imai pana akhoi je chaning ni pan gi sanam khatani ko khoi da tholami je adagi isana class 5 6 tagi ise jingna saramba phi je ise jing mayum mathang tang pan gre moina sainga da khoina moigi langchak chak tana lei hakpa yaudana phi sa mathang tang tam horaga moina mayum pan garaga kon je hangaura kanda khoina saraga class 6 7 dagi kanna phi saraga imphanda phi yon chalaga adugi sendong don marup yawga class 9 10 da khoi isa je sanai lek pambom phabi khuji khudop punglang langai khusa khudingi khudop siraga punglang langai khoi siba ngamaeba honaba ngamaeba marup thang yawdan aduna kaidobugi khoi sotha doino ba akhoi imai pana khoi pomme ko pomme khut tek te ko khong tek te ko khoi soinai de ko mitang de lon thoi ko kaimta watana pomme loire simuk phaba leitre ba isana loin tanjaba ya bangaktane ba taidudi sigi thongna sidane ba khoina hingdoi je duga ama khangna khoigi kaino je aingonda khoigi kari je aina wahaim khak nupi singda hainingne ba ko moida khoigi moije ai je karamba nupa da yum bandoi ba nupa mayum je nungairam doribra nungairam moi doribra adai ana aina yum palakanda kari na nupa sina ngakta thakani nupa mayum nungai ba lerga nungai ni habe wakhan je loi lei greba adudo akhoi isana june akhoi yam thongna leina honagadam neba ado aingonda aigi hojik leiriba ipuroi ba je
ꯁꯤꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯌꯥꯝ ꯊꯧꯅꯥ ꯑꯣꯏꯅ ꯋꯥꯍꯩ ꯑꯃꯈꯛ ꯑꯩ ꯍꯥꯏꯖꯒꯦꯕꯀꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃꯈꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦꯕ ꯅꯪꯅ ꯂꯩꯗꯣꯏ ꯅꯨꯄꯥ ꯅꯪꯒꯤ ꯅꯨꯡꯁꯤꯅꯩ ꯅꯨꯄꯥꯗꯣ ꯇꯣꯛꯅꯧ ꯌꯥꯝ ꯋꯥꯕꯅꯤ ꯃꯄꯥꯗꯣ ꯍꯖꯤꯔꯥ ꯁꯨꯕꯅꯤ ꯑꯗꯩ ꯅꯨꯄꯥꯗꯨꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ BOC ꯌꯥꯎꯕꯅꯤ ꯊꯥꯎ ꯀꯥꯞꯊꯣꯛ ꯀꯥꯞꯁꯤꯟ ꯇꯧꯗꯅ ꯑꯗꯨ ꯅꯪ ꯋꯥꯅꯤ ꯅꯣꯏ ꯅꯪꯒ ꯌꯥꯝ ꯆꯥꯟꯅꯗꯦ ꯅꯣꯏ ꯏꯃꯨꯡꯒ ꯑꯗꯨ ꯅꯪ ꯇꯣꯛꯅꯧ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯑꯩꯅ ꯏꯃꯥꯟꯅꯕꯤꯁꯤꯗ ꯑꯩ ꯌꯥꯝ ꯄ꯭ꯔꯥꯎꯗ ꯑꯣꯏꯅ ꯑꯩꯅ ꯌꯥꯝ ꯖꯦꯟꯇꯜ ꯑꯣꯏꯅ ꯈꯨꯝꯈꯤꯕ ꯁꯤꯒꯤꯁꯦ ꯈꯨꯝꯍꯟꯅꯤꯡꯉꯦꯕ ꯑꯩꯅ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯅꯨꯄꯥ ꯈꯛꯇꯅ ꯅꯨꯄꯤ ꯅꯨꯡꯉꯥꯏꯍꯟꯒꯗ꯭ꯔꯣ ꯑꯩꯅ ꯅꯨꯡꯉꯥꯏꯍꯜꯂꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯤꯅꯁꯨ ꯅꯨꯄꯥ ꯅꯨꯡꯉꯥꯏꯍꯟꯕ ꯌꯥꯏ ꯀꯩꯅꯣ ꯑꯗꯨꯅ ꯑꯩꯅ ꯌꯥꯝ ꯖꯦꯟꯇꯜ ꯑꯣꯏꯅ ꯃꯉꯣꯟꯗ ꯈꯨꯝꯃꯝꯃꯦꯕ ꯑꯗ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯅꯦ ꯊꯦꯡꯒꯥꯡ ꯑꯩꯅ ꯆꯦꯂꯦꯟꯖ ꯇꯧꯔꯛꯏꯕ ꯍꯣꯠꯅꯔꯛꯏꯕ ꯑꯩꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯛꯏꯁꯤ ꯌꯥꯝꯃꯦꯕ ꯑꯩꯅ ꯏꯃꯥꯟꯅꯕꯤꯗꯨꯗ ꯋꯥꯍꯩꯗꯣ ꯍꯥꯏꯗꯣꯛꯈ꯭ꯔꯦꯕ ꯑꯩꯅ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯒ ꯋꯥꯔꯗꯤ ꯏꯃꯥꯟꯅꯕꯤꯗꯨꯗ ꯑꯩꯅ ꯃꯨꯛꯇꯅ ꯍꯥꯏꯔꯝꯃꯒꯅ ꯑꯗꯨꯒꯤꯐꯧ ꯌꯥꯎꯅ ꯍꯣꯠꯅꯕꯁꯤ ꯌꯥꯎꯔꯛꯑꯦꯕ ꯑꯩ ꯑꯗꯩꯃꯨꯛ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯈꯛ ꯑꯩꯒꯤ ꯂꯣꯏꯁꯜꯂꯝꯒꯦꯀꯣ ꯑꯩꯅ ꯂꯤꯕꯗ ꯆꯤꯊꯍꯧꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯏꯄꯤꯁꯣꯠ 1ꯁꯦ ꯍꯥꯟꯅ ꯐꯖꯅ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯏ ꯃꯈꯥ ꯇꯥꯕꯗ ꯁꯤꯁꯦ ꯌꯦꯡꯕꯤꯌꯣꯕ ꯌꯦꯡꯕꯤꯍꯧꯗꯕ ꯃꯤ ꯌꯥꯎꯔꯒꯗꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯄꯥꯁꯦ ꯃꯥꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯤꯛꯉꯩ ꯑꯗꯨꯝ ꯀ꯭ꯂꯥꯁ 2, 3 ꯆꯍꯤ 5, 2 ꯑꯗꯥꯏꯗꯨꯗ ꯃꯥꯅ ꯁꯨꯝ ꯅꯨꯄꯥ ꯌꯥꯎꯗꯦꯅ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯈꯔ ꯑꯩꯅ ꯒ꯭ꯌꯥꯟ ꯈꯤꯇꯪ ꯇꯥꯔꯛꯄꯗꯣ ꯑꯗꯨꯝ ꯏꯃꯥꯗ ꯐꯨꯕ ꯈꯣꯠꯄ ꯈꯤꯇꯪ ꯎꯈꯤꯕꯩ ꯋꯥꯅꯤ ꯃꯥꯁꯦ ꯑꯗꯨꯝ ꯉꯥꯎꯁꯟꯅꯗ ꯌꯨ ꯊꯛꯇꯅ ꯂꯩꯕ ꯃꯤ ꯅꯠꯇꯦꯕ ꯌꯥꯝ ꯖꯦꯟꯇꯜ ꯑꯣꯏꯕ ꯑꯗꯩ ꯑꯣꯖꯥ ꯑꯣꯏꯗꯅ ꯈꯨꯟ ꯄꯨꯗꯅ ꯂꯧ ꯌꯥꯝ ꯆꯥꯗꯅ ꯙꯅꯟꯖꯣꯏꯅ ꯈꯨꯜ ꯂꯩꯀꯥꯏꯗ ꯃꯃꯤꯡ ꯆꯠꯅ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯤꯅꯨꯡꯁꯤ ꯐꯥꯎꯔꯤꯕ ꯀꯩꯀꯩ ꯃꯌꯥꯝꯁꯦ ꯃꯥꯅ ꯂꯩꯇ ꯂꯥꯏꯔꯗ ꯐꯧ ꯄꯤꯗꯅ ꯑꯗꯩ ꯙꯅꯟꯖꯣꯏ ꯑꯩ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯂꯨꯄꯥ 500ꯗ ꯄꯤꯗꯅ ꯑꯩ ꯏꯆꯥ ꯅꯥꯔꯦ ꯗꯥꯛꯇꯔ ꯄꯨꯈꯠꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯏꯄꯥꯗꯣ ꯄꯩꯁꯥ ꯄꯤꯗꯅ ꯌꯥꯝꯅ ꯃꯥꯅ ꯀꯠꯊꯣꯛꯄꯗꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯍꯧꯔꯤꯅꯦꯕ ꯑꯗꯣ ꯃꯥꯅ ꯃꯇꯝ ꯈꯔꯈꯛ ꯃꯥꯅ ꯅꯤꯡꯕ ꯀꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯥꯏꯅꯐꯝ ꯈꯪꯗꯗꯅ ꯏꯃꯥꯗ ꯇꯥꯏꯅꯖꯕꯗꯣ ꯑꯗꯨ ꯈꯛꯇꯪꯒꯤ ꯋꯥꯅꯦꯕ ꯑꯗꯨꯝ ꯊꯛꯇꯅ ꯆꯥꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕ ꯅꯠꯇꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯆꯥꯎꯔꯛꯄꯗꯒꯤꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯃꯥꯏ ꯅꯨꯄꯥ ꯐꯠꯇꯦ ꯑꯣꯠꯂꯤ ꯌꯨ ꯊꯛꯏ ꯑꯗꯨꯗꯣ ꯍꯥꯏꯕꯁꯦ ಖꯤꯇꯪ ꯈꯥꯡꯉꯣꯕꯀꯣ ꯆꯍꯤ 95 ꯑꯩ ꯊꯥꯒꯦꯕ ꯑꯗꯨꯝ ꯑꯉꯥꯡ ꯆꯥꯎꯔꯛꯑꯅꯤꯀꯣ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯔꯛꯑꯅꯤ ꯑꯗꯨꯝ ꯃꯆꯥꯈꯩꯗꯨꯅ ꯑꯣꯏꯅꯅꯦ ꯉꯥꯡꯈ꯭ꯔꯅꯤ ꯆꯩꯈ꯭ꯔꯅꯤ ꯃꯄꯥꯗꯨꯅ ꯃꯃꯥ ꯐꯨꯕ ꯀꯩꯁꯨ ꯉꯝꯃꯔꯣꯏꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯖꯥꯠ ꯊꯤꯈ꯭ꯔꯕꯗꯣ ꯑꯩꯈꯣꯏꯅ ꯀꯤꯔꯛꯈ꯭ꯔꯕ ꯏꯄꯥꯗꯣ ꯑꯩꯈꯣꯏꯅ ꯆꯥꯎꯔꯛꯄꯗꯩꯗꯤ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯅꯔꯦꯀꯣ ꯏꯄꯥꯗꯣ ꯀꯩꯁꯨ ꯑꯩꯈꯣꯏꯗ ꯀꯩꯝ ꯍꯥꯏꯕ ꯀꯩꯁꯨ ꯉꯝꯗꯦꯕ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯅꯤꯡꯕ ꯇꯧꯔꯛꯇꯅ ꯉꯁꯤꯐꯥꯎ ꯇꯧꯔꯤꯁꯤꯅꯦꯕ ꯑꯗꯨꯃꯥꯏꯅꯅꯤ ꯃꯥꯁꯦ ꯌꯥꯝ ꯐꯠꯇꯅ ꯈꯣꯠꯇꯅ ꯑꯗꯨꯒꯤ ꯀꯩꯝ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯅꯦ ꯑꯍꯟꯁꯦ ꯁꯤ ꯌꯥꯝ ꯐꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯏꯆꯦ ꯑꯍꯟ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯏꯆꯦ ꯑꯍꯟ ꯍꯤꯡꯍꯧꯔꯤꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯦ ꯑꯍꯟꯁꯦ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛ ꯈꯤꯇꯪ ꯉꯟꯅ ꯃꯥꯁꯦ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦꯕ ꯑꯗꯨꯒ ꯃꯥꯁꯦ ꯅꯔꯁ ꯇ꯭ꯔꯦꯅꯤꯡ ꯆꯠꯍꯟꯒꯦꯅ ꯇꯔꯪꯒ ꯂꯩꯔꯛꯇꯅꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯄꯥꯁꯤꯅꯁꯨ ꯑꯁꯥꯁꯤꯗꯩꯁꯨ ꯀꯥꯏꯈꯤꯕ ꯑꯗꯣ ꯃꯥꯗꯤ ꯍꯌꯦꯡ ꯃꯥ ꯅꯔꯁ ꯇ꯭ꯔꯦꯅꯤꯡ ꯆꯠꯇꯣꯔꯦꯅ ꯃꯥꯏ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯤ ꯎꯅꯖꯕꯁꯤꯗ ꯑꯩꯈꯣই ꯏꯄꯥꯁꯤꯅ ꯃꯥꯅꯗꯤ ꯏꯆꯦꯗꯨꯅꯗꯤ ꯎꯔꯒ ꯏꯄꯥꯗꯨꯅ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯁꯥꯏꯀꯜ ꯊꯧꯔꯛꯄꯗ ꯏꯄꯥꯁꯤꯅꯗꯤꯀꯩꯁꯨ ꯎꯗꯕ ꯃꯥꯗꯤ ꯏꯄꯥꯁꯤꯅ ꯎꯈ꯭ꯔꯦꯅ ꯀꯤꯖꯗꯅ ꯑꯗꯨꯝ ꯍꯟꯖꯜꯂꯛꯇ ꯆꯦꯟꯈ꯭ꯔꯕ ꯑꯗꯩ ꯑꯩꯈꯣꯏ ꯏꯄꯥꯁꯤꯅ ꯅꯔꯁ ꯇ꯭ꯔꯦꯅꯤꯡ ꯊꯥꯒꯦ ꯇꯧꯔ ꯅꯨꯄꯤꯁꯦ ꯁꯦꯝꯃꯣꯏ ꯀꯥꯏꯅ ꯑꯗꯩꯁꯨ ꯑꯩꯈꯣꯏ ꯏꯄꯥꯁꯦ ꯈꯔꯁꯨ ꯅꯤꯡꯕ ꯀꯥꯏꯈꯤꯕ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯏꯆꯦ ꯌꯥꯏꯃꯁꯦ ꯏꯆꯦ ꯖꯥꯟꯗꯕꯤꯅꯀꯣ ꯃꯉꯣꯟꯗꯒꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯇꯝꯍꯧꯔꯤꯕ ꯐꯤ ꯁꯥꯕ ꯏꯔꯅꯥꯏ ꯇꯧꯕ ꯃꯔꯨꯞ ꯌꯥꯎꯕꯁꯦ ꯃꯥꯗꯤꯅꯦ ꯐꯤꯁꯦ ꯌꯥꯝ ꯁꯥꯏ ꯃꯥꯅ ꯐꯤ ꯁꯥꯔꯒ ꯑꯩꯈꯣꯏꯁꯦ ꯃꯥꯏ ꯃꯇꯨꯡ ꯏꯜꯂꯤ ꯑꯗꯨꯒ ꯑꯅꯝ ꯌꯥꯝ ꯀꯟꯕ ꯊꯕꯛꯇꯀꯣ ꯃꯥ ꯐꯤ ꯁꯥꯔ ꯐꯖꯅ ꯃꯔꯅꯥꯏ ꯄꯥꯏꯒꯤ ꯁꯅꯥ ꯂꯨꯄꯥ ꯐꯖꯅ ꯁꯤꯈꯤ ꯃꯁꯥ ꯑꯣꯟꯄ ꯃꯇꯤꯛ ꯆꯥꯅ ꯄꯨꯈꯤ ꯃꯁꯥꯅ ꯇꯥꯜꯂ ꯑꯗꯨꯃꯥꯏꯅ ꯃꯉꯣꯟꯗꯒꯤ ꯇꯝꯍꯧꯕꯅꯦꯕ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯗ ꯑꯍꯟꯁꯦ ꯌꯥꯝ ꯐꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯃꯊꯛ ꯊꯣꯡꯕꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯇꯧꯍꯧꯋꯦꯕ ꯑꯗꯩꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯑꯩ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯈꯛ ꯂꯤꯔꯝꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯁꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯤ ꯀꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯌꯥꯔꯒ ꯀꯩꯒꯤ ꯒꯤꯐꯁꯦ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯕ ꯅꯨꯄꯥꯁꯤꯅꯗꯤ ꯄꯤꯔꯛꯑꯕ ꯍꯟꯗꯛꯇꯤ ꯑꯩꯅ ꯍꯟꯕ ꯇꯥꯗꯣꯏꯕ ꯃꯇꯝꯁꯦ ꯑꯗꯩ ꯑꯩꯈꯣꯏ ꯃꯔꯨꯞꯁꯦ ꯌꯥꯎꯁꯟꯅꯔꯨꯔꯒ ꯂꯣꯟꯅ ꯃꯔꯨꯞꯁꯦ ꯌꯥꯎꯔꯦ ꯃꯔꯨꯞꯇꯤ ꯍꯨꯟꯕꯁꯤ ꯉꯝꯗ꯭ꯔꯕ ꯍꯟꯗꯛꯇꯤ ꯐꯤꯁꯦ ꯈꯔ ꯁꯥꯍꯧꯗ꯭ꯔꯕ ꯀꯨꯝꯍꯩ ꯍꯔꯥꯎꯒ ꯀꯩ ꯂꯩꯔꯤꯉꯩꯗ ꯀꯨꯝꯍꯩ ꯍꯔꯥꯎ ꯌꯦꯡꯕ ꯈꯣꯠꯄ ꯆꯠꯂꯤꯉꯩꯗ ꯃꯔꯨꯞꯇꯤ ꯃꯇꯝ ꯌꯧꯁꯜꯂꯛꯑꯕ ꯑꯗ ꯐꯧ ꯍꯨꯔꯥꯟꯕꯁꯦ ꯌꯥꯝ ꯆꯠꯅꯩꯕ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯛ ꯊꯣꯡꯕ ꯏꯕꯨꯡꯁꯤꯡ ꯏꯆꯦꯁꯤꯡꯁꯨ ꯌꯥꯝ ꯍꯨꯔꯥꯜꯂꯦꯕꯀꯣ ꯅꯣꯏ ꯐꯧꯁꯦ ꯑꯣꯛ ꯂꯥꯎꯒꯥꯟꯅ ꯑꯍꯤꯡꯗꯒ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯒ ꯇꯨꯝꯅꯔꯀꯥꯟꯗ ꯍꯨꯔꯥꯟꯅꯕꯤ ꯃꯥꯏ ꯍꯨꯔꯥꯟꯕꯗꯁꯨ ꯑꯩ ꯌꯥꯎꯕ ꯑꯩ ꯍꯨꯔꯥꯟꯕꯁꯨ ꯃꯥ ꯌꯥꯎꯕꯗ ꯃꯇꯦꯡꯒ ꯄꯥꯡꯅꯕ ꯐꯧꯁꯦ ꯑꯣꯛꯑꯒ ꯇꯧꯅꯩꯕ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯒꯤ ꯍꯨꯔꯥꯟꯕꯁꯤꯅꯅꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯇꯛꯍꯟꯗꯣꯏꯕ ꯑꯩꯈꯣꯏꯗ ꯊꯥꯡꯉꯒ ꯑꯩꯒꯤ ꯍꯨꯔꯥꯟꯕꯁꯤꯅ ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯅ ꯇꯛꯍꯟꯗꯣꯏꯅꯦꯕ ꯑꯗꯨ ꯃꯌꯥꯝꯁꯨ ꯐꯧ ꯆꯦꯡ ꯍꯩꯕ ꯉꯥꯎꯔꯤ ꯃꯇꯝꯗꯨꯒꯤ ꯑꯁꯨꯃꯥꯏꯅ ꯐꯧ ꯍꯨꯔꯥꯟꯅꯔꯛꯄ ꯂꯩꯔꯝꯒꯅꯦꯕ ꯁꯣꯏꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯧ ꯍꯥꯏꯕꯁꯤꯗꯤ ꯀꯩꯁꯤꯗ ꯄꯩꯁꯦ ꯁꯨꯃꯥꯏꯅ ꯉꯝꯅ ꯄꯩꯗꯣꯏꯅꯤꯗꯅ ꯃꯈꯥꯁꯤꯗ ꯑꯩꯈꯣꯏꯅ ꯕꯣꯔꯥꯅ ꯄꯦꯛꯇꯣꯏꯅꯤꯗꯅ ꯑꯍꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯕ ꯐꯧꯁꯦꯀꯣ ꯕꯣꯔꯥꯁꯤꯗ ꯁꯨꯃꯥꯏꯅ ꯄꯦꯛꯄꯁꯤꯗ ꯖꯣꯔ 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 ꯆꯦꯟꯊꯔꯛꯏꯃꯤꯗꯅ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯄꯥꯁꯦ ꯍꯧꯒꯠꯂꯛꯑꯕ ꯑꯍꯤꯡꯁꯤꯗ ꯃꯥꯗꯤ ꯃꯄꯥꯟ ꯊꯣꯛꯂꯛꯑꯕꯀꯣ ꯀꯩꯁꯤꯒꯤ ꯍꯦꯛ ꯃꯈꯥꯗꯅꯤꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯍꯣꯏ ꯕꯕꯥ ꯍꯧꯒꯠꯂꯛꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯦꯅ ꯏꯃꯥꯟꯅꯕꯤꯁꯤꯅ
ꯃꯥꯗ ꯍꯦꯛꯇ ꯄꯥꯈꯠꯃꯟꯗꯅ ꯖꯣꯔ ꯖꯣꯔ ꯆꯦꯟꯊꯔꯛꯏꯕ ꯐꯧꯁꯤꯗꯤ ꯑꯩꯈꯣꯏꯈꯩꯁꯨ ꯁꯨꯃꯥꯏꯅ ꯉꯥꯛꯑꯦꯕ ꯑꯩꯈꯣꯏ ꯆꯦꯟꯊꯔ ꯇꯥꯈ꯭ꯔꯅꯤ ꯐꯧꯁꯦ ꯉꯥꯛꯄꯗꯤ ꯉꯝꯄꯣꯟꯇꯦ ꯐꯧꯗꯨ ꯖꯣꯔ ꯆꯦꯟꯊꯔꯛꯄꯅꯤꯅ ꯏꯃꯥꯟꯅꯕꯤꯁꯤꯅ ꯍꯦꯛꯇ ꯇꯨꯝꯁꯤꯟꯈꯤꯕꯅꯦꯃꯤ ꯐꯧ ꯃꯔꯛꯁꯦ ꯃꯥ ꯁꯨꯃꯥꯏꯅ ꯇꯨꯝꯃꯒ ꯃꯥꯅ ꯑꯣꯏꯅ ꯉꯥꯛꯈ꯭ꯔꯕꯀꯣ ꯑꯗꯩꯗꯤ ꯐꯧꯁꯦ ꯂꯦꯞꯈ꯭ꯔꯦ ꯃꯤꯗꯨꯅ ꯉꯥꯛꯑꯕꯅꯤ나 ꯑꯗꯩ ꯏꯃꯥꯟꯅꯕꯤ ꯃꯄꯥꯁꯦ ꯆꯪꯈ꯭ꯔꯕ ꯍꯦꯟꯅ ꯇꯧꯔꯒ ꯃꯥ ꯍꯧꯒꯠꯂꯛꯄꯀꯥꯟꯗ ꯐꯧꯁꯦ ꯖꯣꯔ ꯆꯦꯟꯊꯔ ꯑꯗꯨꯃꯥꯏꯅ ꯄꯤꯛꯑꯒꯅꯦ ꯂꯣꯏꯁꯜꯂꯁꯦꯅ ꯀꯩꯗꯩ ꯊꯥꯡꯉꯒ ꯍꯦꯛꯇ ꯏꯃꯥꯟꯅꯕꯤꯁꯦ ꯑꯍꯤꯡ ꯆꯨꯞꯄꯁꯤꯃ ꯇꯤꯂꯥꯏꯈꯣꯝꯕꯤ ꯆꯨꯗꯅ ꯐꯧ ꯃꯔꯛꯇꯨꯗ ꯇꯨꯝꯃꯨꯕꯩꯀꯣ ꯑꯍꯤꯡꯗꯨꯗ ꯄꯨꯈ꯭ꯔꯤꯗ ꯑꯃꯨꯛ ꯏꯔꯨꯞꯄꯤ ꯑꯗꯩ ꯐꯠꯇꯦꯅ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯝꯕ ꯆꯪꯉꯦ ꯑꯩ ꯐꯠꯇ꯭ꯔꯦ ꯑꯩ ꯌꯥꯗ꯭ꯔꯦ ꯑꯃꯨꯛ ꯆꯦꯜꯂꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯀꯣ ꯑꯗ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯅꯩꯕ ꯑꯁ ꯑꯩꯈꯣꯏ ꯂꯩꯁꯥꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯐꯧ ꯍꯨꯔꯥꯟꯕꯁꯦ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯐꯧ ꯍꯩꯗꯕ ꯏꯃꯨꯡꯗ ꯌꯨꯝ ꯄꯥꯜꯂꯦꯌꯦ ꯆꯦꯡ ꯋꯥꯜꯂ ꯆꯥꯏꯌꯦ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯏꯃꯣꯏꯅꯨꯅ ꯏꯕꯦꯟꯗꯨꯅ ꯁꯥꯞ ꯇꯧꯋꯦꯌꯦ ꯍꯥꯏꯅꯩꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯇꯝꯗꯨꯗꯗꯤ ꯂꯧ ꯑꯃꯨꯛ ꯄꯦꯡꯕ ꯂꯧ ꯑꯃꯨꯛ ꯈꯥꯎꯕ ꯑꯗꯩ ꯂꯧ ꯑꯃꯨꯛ ꯌꯩꯕ ꯑꯗꯩ ꯐꯧ ꯑꯃꯨꯛ ꯐꯧꯕ ꯁꯨꯃꯥꯡꯗ ꯑꯗꯩ ꯀꯩꯗ ꯑꯃꯨꯛ ꯍꯩꯕ ꯑꯗꯩ ꯑꯃꯨꯛ ꯐꯧꯁꯦ ꯑꯩꯈꯣꯏꯒꯤ ꯆꯔꯥ ꯆꯦꯡꯖꯥ ꯊꯥ ꯈꯨꯗꯤꯡꯒꯤ ꯇꯛꯄꯒꯤ ꯀꯩꯗ ꯑꯃꯨꯛ ꯄꯦꯛꯊꯣꯛꯄ ꯑꯃꯨꯛ ꯐꯧꯔꯥꯗ ꯑꯃꯨꯛ ꯁꯨꯃꯥꯡꯗ ꯐꯧꯕ ꯑꯗꯨ ꯄꯦꯛꯁꯜꯂꯒ ꯃꯤꯟꯗ ꯑꯃꯨꯛ ꯇꯛ ꯆꯠꯄ ꯑꯗꯩ ꯑꯃꯨꯛ ꯆꯦꯡ ꯈꯞꯄ ꯑꯗꯨꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯋꯥꯏꯑꯦꯕ ꯃꯗꯨꯅꯕꯨ ꯐꯔꯦ ꯆꯦꯡ ꯋꯥꯜꯂ ꯆꯥꯖꯒꯦ ꯕꯦꯛ ꯋꯥꯜꯂ ꯅꯨꯡꯉꯥꯏꯅ ꯍꯥꯏꯀꯣ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡꯅꯤꯅ ꯈꯪꯗꯕꯅꯤꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣই ꯏꯃꯥꯟꯅꯕꯤꯈꯩꯗꯣ ꯗꯦꯕ ꯀꯔꯃ ꯊꯣꯛꯄꯗꯅꯦ ꯊꯦꯡꯅꯕꯗ ꯆꯨꯝꯃꯤꯅꯦ ꯑꯩꯈꯣꯏ ꯉꯋꯥꯏ ꯐꯧ ꯍꯨꯔꯥꯜꯂꯨꯕꯩ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯦ ꯐꯧ ꯍꯩꯕ ꯂꯧ ꯂꯩꯕ ꯏꯃꯨꯡꯗ ꯑꯃꯐꯥꯎ ꯂꯩꯅꯗ꯭ꯔꯦ ꯆꯨꯝꯃꯤ ꯒꯥꯏꯅꯩꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯁꯤꯅꯅꯦ ꯀꯩꯅꯣꯁꯤꯅ ꯑꯩꯒꯤ ꯐꯧꯁꯤꯅ ꯃꯣꯏꯗ ꯇꯥꯍꯟꯕ ꯃꯣꯏꯒꯤ ꯐꯧꯁꯤꯅ ꯑꯩꯈꯣꯏꯗ ꯇꯥꯍꯟꯕ ꯇꯧꯕꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯦꯀꯣ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯃꯥꯒꯤꯗꯣ ꯆꯦꯡꯀꯨꯞꯁꯨ ꯐꯪꯉꯦ ꯑꯗꯩ ꯆꯦꯡꯗꯣ ꯀꯦꯖꯤ 30-50 ꯊꯣꯛꯄꯗ 30 ꯈꯛꯅꯤꯅ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯍꯥꯏꯕꯁꯤꯗ ꯀꯣꯛꯇ ꯑꯩꯈꯣꯏꯁꯤ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯈꯟꯈ꯭ꯔꯦꯕ ꯑꯗꯨꯗꯤ ꯃꯣꯏ ꯃꯃꯥꯅ ꯑꯩꯒꯤ ꯇꯛꯄꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯅꯤꯅꯀꯣ ꯑꯗꯩ ꯏꯃꯥꯟꯅꯕꯤꯗꯨꯁꯨ ꯃꯃꯥꯗꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯨꯕꯖꯥꯠꯅꯤꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯍꯥꯏꯔꯦꯀꯣ ꯑꯁ ꯑꯍꯟꯈꯩꯁꯤꯁꯨ ꯑꯩꯈꯣꯏ ꯈꯛ ꯅꯠꯇꯦ ꯃꯣꯏꯁꯨ ꯈꯔ ꯇꯧꯔꯤꯕꯖꯥꯠꯅꯤ ꯈꯔ ꯈꯞꯄꯤꯖꯥꯠꯅꯤ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯀꯥꯟꯗ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯍꯌꯦꯡꯈꯩꯗꯤ ꯅꯣꯏ ꯅꯪꯒꯤ ꯍꯨꯔꯥꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯗꯣ ꯅꯣꯏꯒꯤ ꯑꯗꯨꯝ ꯍꯨꯔꯥꯟꯖꯔꯒꯅꯦ ꯅꯪ ꯅꯁꯥꯒꯤꯁꯦ ꯑꯩꯒꯤꯅꯦ ꯍꯥꯏꯔꯒ ꯅꯣꯏ ꯃꯥꯗ ꯇꯥꯍꯜꯂꯁꯤ ꯑꯗꯣ ꯑꯩ ꯏꯁꯥꯒꯤꯁꯨ ꯕꯣꯔꯥ ꯅꯉꯣꯟꯗꯒꯤ ꯄꯤꯔꯣ ꯑꯩꯈꯣꯏ ꯃꯥꯗ ꯅꯪꯒꯤꯅꯦ ꯍꯥꯏꯔꯒ ꯇꯥꯍꯜꯂꯁꯤ ꯕꯣꯔꯥ ꯈꯛ ꯆꯦꯟꯖ ꯇꯧꯅꯔꯁꯤ ꯐꯧꯗꯤ ꯆꯦꯟꯖ ꯇꯧꯔꯔꯣꯏꯁꯤ ꯑꯗꯨꯑꯣꯏꯗꯤ ꯀꯦꯖꯤ 9 ꯍꯨꯔꯥꯟꯒꯦꯔꯥ 10 ꯍꯨꯔꯥꯟꯒꯦꯔꯥ ꯅꯪꯅ ꯃꯥꯅ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯂꯧꯖꯕꯅꯦ ꯑꯩ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯂꯧꯖꯕꯅꯤ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯕꯣꯔꯥ ꯄꯤꯔꯛꯑꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯀꯩꯗꯩ ꯄꯤꯑꯦꯗꯅ ꯏꯃꯥꯁꯤꯁꯦ ꯃꯥꯒꯤ ꯐꯧꯅꯤꯒ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯩ ꯅꯣꯡꯃ ꯑꯃꯈꯛꯅꯅꯦ ꯑꯉꯥꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯒꯤ ꯃꯆꯥꯁꯦ ꯃꯥꯁꯦ ꯅꯥꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯂꯤꯠ ꯇꯧꯔꯒ ꯁꯥꯟꯅꯕ ꯁꯤꯟꯅ ꯈꯣꯠꯇꯅ ꯂꯩꯔꯤ ꯍꯥꯏꯗꯅ ꯑꯗ ꯁꯤꯒꯤ ꯃꯇꯥꯡꯁꯤಗೆ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯩꯅ ꯁꯤꯁꯦ ꯌꯥꯝ ꯄꯜꯂꯝꯅꯤꯡꯕꯀꯣ ꯑꯗ ꯑꯩꯈꯣꯏ ꯏꯕꯨꯡ ꯃꯆꯥꯁꯦ ꯅꯥꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯅꯗꯤ ꯑꯉꯥꯡꯁꯤꯗꯅꯦ ꯃꯥꯁꯦ ꯂꯥꯏ ꯈꯨꯔꯝꯃꯦꯕ ꯃꯥꯏꯕꯅ ꯃꯥꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯑꯃ ꯍꯥꯏꯔꯒ ꯃꯉꯣꯟꯗ ꯑꯣꯛꯅꯔꯤꯕ ꯂꯥꯏꯁꯦ ꯄꯤꯖꯊꯣꯛꯈ꯭ꯔꯒ ꯃꯥꯁꯦ ꯐꯗꯣꯏꯅꯤ ꯍꯥꯏꯕ ꯑꯗ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯏꯟꯁꯤꯜꯂꯦꯕꯀꯣ ꯅꯪ ꯌꯦꯟ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯛꯀꯗꯕꯅꯤꯀꯣ ꯅꯪ ꯍꯣꯔꯦꯟ ꯍꯥꯟꯅ ꯑꯗꯨꯒ ꯑꯗꯩꯗꯤ ꯑꯃꯨꯛ ꯂꯥꯏꯁꯦ ꯈꯨꯔꯝꯃꯦ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗ ꯂꯩꯔ ꯑꯩꯈꯣꯏꯁꯦ ꯂꯣꯟ ꯁꯨꯝ ꯌꯦꯡꯉꯤꯀꯣ ꯑꯗꯨꯒ ꯑꯉꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯇꯥꯡꯁꯦ ꯌꯧꯁꯜꯂꯛꯑꯦꯕꯀꯣ ꯃꯥꯏꯕꯁꯤꯅ ꯑꯗꯨ ꯁꯣꯟꯗꯅ ꯇꯧꯔꯒ ꯑꯉꯥꯡꯁꯤꯗ ꯃꯥꯏꯕꯁꯤꯅ ꯍꯪꯉꯦꯕꯀோ ꯍꯥꯏꯔꯣ ꯅꯪ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯕ ꯑꯗꯨ ꯀꯠꯊꯣꯛꯑꯒ ꯅꯪ ꯐꯔꯅꯤꯀꯣꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯣ ꯑꯩꯈꯣꯏꯁꯦ ꯏꯪꯒꯤꯠ ꯇꯧꯋꯦꯕꯀꯣ ꯑꯗꯩ ꯑꯉꯥꯡꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯌꯦꯡ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡ ꯃꯃꯥ ꯃꯄꯥꯗꯗꯤ ꯃꯥꯏꯕꯗ ꯑꯃꯨꯛ ꯌꯦꯡ ꯍꯥꯏꯕ ꯑꯃ ꯈꯪꯗ꯭ꯔꯦꯕꯀோ ꯃꯥꯏꯕꯗ ꯍꯥꯏꯔꯣꯅꯦ ꯍꯥꯏꯔꯒ ꯑꯉꯥꯡꯁꯤꯅ ꯌꯥꯝ ꯀꯤꯅꯀꯣ ꯍꯪꯒꯥꯝ ꯏꯔꯣꯟꯕ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯦꯕ ꯑꯩꯈꯣꯏꯁꯦ ꯅꯣꯛꯑꯕ ꯅꯪꯒ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯆꯠꯅꯔꯦꯕꯀꯣ ꯉꯁꯥꯏꯒꯤ ꯃꯥꯗꯤ ꯃꯃꯥ ꯃꯄꯥꯗ ꯋꯥꯕꯗꯨꯗ ꯍꯪꯒꯥꯝ ꯏꯔꯣꯟꯕ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯕ ꯑꯩꯈꯣꯏꯅꯅꯦ ꯂꯥꯏ ꯈꯨꯔꯨꯝ ꯂꯣꯏꯔꯀꯥꯟꯗ ꯅꯪ ꯀꯩꯗꯧꯕꯩꯅꯣ ꯑꯗꯨ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯗꯤ ꯌꯦꯟ ꯊꯣꯡꯕꯁꯤ ꯍꯥꯎꯅ ꯆꯥꯔꯅꯤ ꯀꯥꯏꯅ ꯃꯨꯛꯇꯅ ꯂꯩꯔꯒ ꯀꯔꯤ ꯍꯪꯒꯥꯝ ꯏꯔꯣꯟꯕ ꯅꯪꯒꯅ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯃꯥ ꯌꯥꯝ ꯋꯥꯏ ꯌꯦꯟ ꯂꯩꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯇꯦꯅꯦꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗ ꯍꯪꯒꯥꯝ ꯍꯧꯕꯗꯨꯗ ꯄꯩꯁꯥ ꯇꯤꯡꯉꯔꯣꯏ ꯍꯥꯏꯕꯅꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯑꯃꯨꯛ ꯌꯨꯝ ꯄꯥꯜꯂꯛꯄꯒꯤ ꯃꯇꯥꯡꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯁꯨꯃꯥꯏꯅ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯑꯩꯅ ꯄꯨꯟꯁꯤꯁꯤꯗ ꯇꯧꯔꯛꯏꯕ ꯆꯦꯂꯦꯟꯖꯁꯦ ꯊꯦꯡꯒꯥꯡ ꯀꯣ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯏꯄꯥꯁꯤꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯏ ꯍꯥꯏꯕꯒꯤ ꯅꯨꯄꯤ ꯅꯣꯏꯗꯤ ꯑꯣꯏꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯕꯒꯤ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯒꯦ ꯍꯥꯏꯕꯒꯤ ꯆꯦꯂꯦꯟꯖ ꯑꯃ ꯑꯗꯩ ꯑꯩꯒꯤ ꯏꯆꯦꯁꯤ ꯔꯟꯖꯤꯇꯥ ꯍꯥꯏꯁꯤ ꯍꯧꯖꯤꯛ ꯂꯦꯛꯆꯔ ꯑꯣꯏꯗꯅ ꯂꯩꯔꯤꯁꯦ ꯃꯥꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕꯅꯤꯅ ꯃꯥꯗꯤ ꯃꯤ ꯑꯣꯏꯅꯤ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗꯩ ꯇꯥꯗꯕ ꯑꯣꯏꯅꯤ ꯍꯥꯏꯕꯒꯤ ꯑꯃꯨꯛ ꯆꯦꯂꯦꯟꯖ ꯀꯣ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯁꯦ ꯀꯣꯟꯊꯧꯖꯝ ꯁꯪꯁꯥꯡ ꯑꯅ ꯃꯃꯤꯡ ꯆꯠꯂꯦꯕ ꯌꯥꯝ ꯁꯥꯡꯅ ꯂꯩ ꯁꯪꯁꯥꯡꯁꯦ ꯑꯗꯩ ꯁꯪꯒꯣꯏ ꯄꯔꯦꯡ ꯂꯩꯁꯤꯗ ꯐꯤ ꯁꯥꯕꯩ ꯀꯣꯟ ꯉꯥꯛꯇꯅꯤꯀꯣ ꯑꯩꯈꯣꯏ ꯌꯨꯝ ꯄꯥꯟꯅꯈ꯭ꯔꯦ ꯑꯗꯩ ꯃꯧꯒꯤ ꯃꯆꯥꯈꯩꯅ ꯁꯥꯍꯧꯔꯦ ꯍꯧꯖꯤꯛꯇꯤ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯀꯣꯟ ꯃꯌꯥꯝ ꯁꯪꯒꯣꯏ ꯃꯌꯥꯝ ꯑꯝꯇ ꯂꯦꯡꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯨꯃꯥꯡꯒꯁꯦ ꯌꯥꯝ ꯁꯥꯡꯅ ꯇꯧꯋꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯗꯤ ꯑꯩꯈꯣꯏ ꯀꯣꯟꯊꯧꯖꯝ ꯁꯪꯁꯥꯡꯁꯤꯗꯅꯦ ꯁꯨꯃꯥꯡ ꯂꯤꯂꯥ ꯊꯥꯕꯜꯒꯁꯦ ꯇꯧꯔꯝꯃꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯨꯜ ꯂꯩꯀꯥꯏꯗꯨꯒꯤ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯁꯤꯗ ꯑꯃꯨꯛ
nupi mathanda pokpa masak sumoi ding ngawra yam phajai ba mabung ahum mari gi manung da mathanda pokpa moi ahum mari im ju yawe ba adai mu nupi nga ta pokpa khoi kharam ju yaw ba sei da moi di mabung jing jina luna tawdana ma tawdana mama oina ga je dumai tawba adai khoi gi khoi jina kaya mama leitaba oina khoi gi nupi nga ta pobani na imai pa na ju manga ngang ba aduna mi na ju ngang bangam me ba mi ma pa na ju adai mi macha mathan puena ma pa na luna tawba ma pa na wa ngang do macha do ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯅ ꯃꯣꯏꯗ ꯉꯥꯡꯉꯨꯕ ꯉꯝꯃꯣꯏꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯗꯁꯨ ꯀꯩꯒꯨꯝꯕ ꯀꯥꯟꯗꯁꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯊꯟꯗ ꯄꯣꯛꯄ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯤꯅꯒ ꯌꯥꯝ ꯃꯃꯜ ꯂꯩꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯑꯗꯣ ꯅꯨꯄꯥ ꯎꯅꯕꯁꯤꯅ ꯃꯣꯏꯒꯤ ꯎꯅꯕ ꯊꯣꯛꯎꯁꯦꯅꯗꯤ ꯊꯣꯛꯇꯣꯏꯕ ꯑꯗꯨꯒ ꯉꯥꯡꯕꯁꯤꯅ ꯃꯣꯏ ꯃꯃꯥ ꯍꯣꯏꯅꯅꯦ ꯅꯣꯏꯅ ꯄꯨꯊꯣꯛꯏ ꯏꯆꯥꯈꯩꯁꯦ ꯈꯜꯍꯜꯂꯤ ꯀꯥꯏꯅ ꯑꯩꯈꯣꯏꯗꯒ ꯑꯣꯏꯅ ꯇꯥꯏꯅꯕꯀꯣ ꯑꯗ ꯑꯩꯈꯣꯏꯅꯒ ꯈꯜꯂꯦꯕ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗꯗꯤ ꯅꯣꯏ ꯅꯆꯥ ꯃꯊꯟꯇ ꯄꯣꯛꯑꯦꯅ ꯁꯅꯥꯗꯧ ꯂꯥꯠꯂꯤꯁꯤꯡꯁꯦ ꯃꯣꯏꯗꯩꯗꯤ ꯇꯥꯗꯕ ꯑꯣꯏꯒꯦ ꯒꯥꯏꯅꯒ ꯑꯩꯈꯣꯏꯁꯤꯅ ꯑꯗꯨꯒꯤꯁꯨ ꯑꯃꯨꯛ ꯁꯤꯡꯅꯕ ꯑꯃꯨꯛꯁꯨ ꯌꯥꯎꯔꯛꯇ꯭ꯔꯥ ꯑꯗꯩ ꯑꯃꯨꯛ ꯃꯔꯛꯁꯤꯗ ꯋꯥꯔꯤ ꯑꯃꯒ ꯍꯥꯞꯄꯝꯒꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯁꯦꯟ ꯂꯩꯁꯥꯕꯤ ꯃꯁꯦꯟ ꯁꯤꯁꯦ ꯂꯣꯏ ꯇꯧꯅꯕꯅꯦꯕꯀꯣ ꯃꯃꯥꯟꯅꯕꯤ ꯃꯁꯦꯟꯁꯦ ꯈꯔ ꯌꯥꯅꯕ ꯈꯔ ꯌꯥꯅꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯐꯕ ꯀꯣꯏ ꯀꯥꯟꯅ ꯌꯥꯝꯅ ꯑꯁ ꯑꯩꯗꯤ ꯃꯥꯅ ꯑꯗꯨ ꯂꯩꯔꯦ ꯑꯗꯩ ꯎꯅꯕ ꯂꯣꯏꯔꯛꯄꯗ ꯀꯨꯝꯊꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯎꯅꯕ ꯂꯣꯏꯔꯛꯄꯗ ꯑꯩꯈꯣꯏ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯔꯛꯄ ꯅꯨꯄꯥ ꯑꯗꯩ ꯅ꯭ꯌꯨ ꯌꯥꯔꯒ ꯀꯩ ꯀꯩꯅꯣꯗ ꯒꯤꯐ ꯄꯤꯔꯛꯄ ꯑꯗꯩ ꯄꯤꯒꯟꯗꯕ ꯅꯨꯄꯥ ꯑꯗ ꯄꯤꯒꯟꯗꯕꯗꯨꯅ ꯏꯀꯥꯏꯕ ꯑꯗꯩ ꯄꯤꯔꯛꯄꯗꯨꯅ ꯃꯨꯛꯆꯗꯅ ꯁꯤꯁꯨ ꯌꯥꯎꯔꯛꯑꯦ ꯁꯤꯁꯨ ꯐꯖꯩꯒ ꯇꯧꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯂꯩꯅꯩꯕ ꯑꯗ ꯏꯃꯥꯟꯅꯕꯤ ꯑꯃꯈꯛꯇꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯌꯥꯝ ꯄꯤꯒꯟꯗꯕ ꯑꯗ ꯎꯅꯕ ꯆꯠꯂꯨꯔꯦꯗꯅ ꯍꯜꯂꯛꯄꯗ ꯑꯉꯥꯡꯈꯩꯅꯗꯤ ꯁꯣꯝꯗ ꯑꯆꯥꯄꯣꯠ ꯀꯗꯥꯏ ꯉꯥꯏꯅꯔꯝꯗꯣꯏꯕ ꯑꯗꯩ ꯑꯆꯥꯄꯣꯠ ꯈꯔ ꯌꯥꯝ ꯂꯩꯔꯛꯄꯗꯨꯅ ꯑꯉꯥꯡꯈꯩꯁꯦ ꯍꯔꯥꯎꯗꯣꯏꯕ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯊꯥꯒꯠꯇꯣꯏꯕ ꯑꯗꯩ ꯂꯩꯔꯛꯇꯕꯗꯨꯅ ꯑꯗꯨ ꯅꯨꯄꯥꯗꯣ ꯂꯩꯔꯨꯅꯨ ꯍꯦꯛ ꯍꯥꯏꯕ ꯑꯗ ꯑꯩꯈꯣꯏꯅꯒꯀꯣ ꯏꯃꯥꯟꯅꯕꯤ ꯑꯃꯗꯤꯀꯣ ꯁꯨꯝ ꯂꯩꯗꯕ ꯅꯨꯄꯥꯁꯤꯅ ꯑꯗ ꯑꯩꯈꯣꯏꯅꯗꯤ ꯀꯃꯥꯏꯅ ꯑꯆꯥꯄꯣꯠ ꯂꯩꯔꯝꯃꯨꯍꯦ ꯍꯥꯏꯅ ꯀꯃꯥꯏꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯨꯗꯣꯏꯅꯣꯕ ꯑꯩꯈꯣꯏ ꯄꯩꯁꯥ ꯑꯣꯏꯅ ꯄꯨꯊꯣꯛꯑ ꯊꯣꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯄꯥꯁꯤꯅ ꯂꯩꯔꯝꯕꯅꯦ ꯍꯥꯏꯔꯁꯦ ꯑꯗꯨꯒ ꯂꯩꯔ ꯄꯨꯁꯜꯂꯁꯦ ꯇꯞꯇꯥꯏ ꯄꯨꯁꯜꯂꯒꯀꯣ ꯑꯗꯒꯤ ꯅ꯭ꯌꯨ ꯌꯥꯔꯁꯤꯗꯤ ꯌꯧꯔꯛꯑꯕ ꯑꯗꯩ ꯏꯃꯥꯟꯅꯕꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯨꯒꯤꯗꯤ ꯒꯤꯐ ꯁꯨꯝ ꯄꯤꯔꯛꯑꯦꯗꯅꯀꯣ ꯑꯗꯩ ꯃꯥꯒꯤꯗꯤ ꯄꯤꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯅ꯭ꯌꯨ ꯌꯥꯔ ꯊꯤꯟꯕ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯂꯧꯕ ꯆꯧꯈꯤꯒꯦ ꯑꯉꯥꯡꯖꯥ ꯅꯣꯏ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯣ ꯍꯥꯏꯔꯒ ꯁꯣꯝꯗ ꯍꯥꯏꯔꯝꯃꯅꯤꯀꯣ ꯊꯣꯛꯑꯅꯤ ꯑꯩꯈꯣꯏ ꯌꯥꯏꯄꯣꯛ ꯕꯖꯥꯔꯁꯦ ꯐꯖꯅ ꯂꯩꯔꯅꯦꯕ ꯍꯣꯇꯦꯜꯗꯩ ꯐꯖꯅ ꯄꯦꯛ ꯇꯧꯔꯅꯦꯕꯀꯣ ꯄꯨꯁꯜꯂ ꯆꯪꯉꯒ ꯄꯤꯔꯛꯑꯦꯅ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯀꯟꯕꯒ ꯌꯥꯎꯋꯦꯕꯀꯣ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯩꯒꯤ ꯏꯅꯦꯝꯕꯣꯛ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯈꯛ ꯑꯩꯅ ꯂꯩꯌꯦꯕꯀꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯈꯤꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯏꯕꯣꯛꯇꯣ ꯑꯗꯨꯒꯤ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯕꯖꯥꯠꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯧ ꯑꯃꯒ ꯉꯥ ꯁꯥꯔꯤ ꯑꯃꯒꯁꯦ ꯑꯣꯟꯅ ꯊꯣꯛꯑ ꯆꯥꯊꯣꯛꯄ ꯑꯣꯏꯕꯖꯥꯠꯅꯦꯕ ꯃꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯕ ꯑꯗꯣ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯁꯤꯁꯨ ꯀꯩꯅꯣ ꯊꯕꯛ ꯇꯧꯔꯝꯕ ꯑꯗꯣ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯑꯍꯟꯁꯦ ꯏꯀꯨꯕꯣꯛꯁꯤꯒꯤ ꯃꯌꯥꯝꯕꯁꯤꯗꯤ ꯌꯥꯝ ꯐꯩꯌꯦꯕ ꯅꯨꯄꯥꯗ ꯐꯕꯁꯦ ꯑꯁꯦꯡꯕ ꯑꯁꯤ ꯑꯣꯏꯔꯕꯣꯔꯦꯅ ꯑꯩ ꯃꯉꯣꯟꯗ ꯈꯪꯕ ꯉꯝꯃꯦꯕꯀꯣ ꯌꯥꯝ ꯐꯕ ꯏꯀꯨꯕꯣꯛ ꯑꯍꯟꯁꯤꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯁꯤꯗꯤ ꯊꯕꯛꯀꯁꯦ ꯇꯣꯛꯊꯣꯛꯑꯒ ꯖ꯭ꯋꯥ ꯁꯥꯟꯅ ꯂꯩꯊꯣꯛꯑꯒ ꯂꯧ ꯁꯪꯉꯝ ꯌꯣꯟꯊꯣꯛꯑꯦꯗꯅ ꯄꯩꯁꯥꯁꯦ ꯄꯨꯔꯒ ꯖ꯭ꯋꯥ ꯁꯥꯟꯅ ꯆꯪꯈꯤꯕ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯧ ꯑꯃꯨꯛ ꯌꯣꯟꯕ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯕꯛꯀꯁꯦ ꯇꯣꯛꯊꯣꯛꯑꯒ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏ ꯏꯄꯨꯗꯨꯁꯨ ꯁꯤꯈ꯭ꯔꯕ ꯑꯗꯩ ꯏꯀꯨꯕꯣꯛꯁꯤꯅ ꯂꯧꯁꯨ ꯃꯊꯪ ꯃꯊꯪ ꯌꯣꯟꯗꯅ ꯂꯣꯏꯁꯜꯂꯛꯑꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯋꯥꯗꯅꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯏꯟꯈꯠꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯅ ꯏꯟꯈꯠꯂꯛꯄꯗ ꯌꯥꯝ ꯋꯥꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯅꯦꯝꯕꯣꯛꯁꯤꯅ ꯍꯥꯏꯌꯦꯕ ꯃꯥꯅ ꯆꯦꯡꯀꯣꯛꯁꯦ ꯃꯤꯟꯗ ꯑꯩꯈꯣꯏ ꯃꯤꯒꯤ ꯐꯧ ꯇꯛꯄ ꯌꯥꯎꯔꯒ ꯃꯤꯟꯁꯤꯅ ꯅꯣꯡꯃꯒꯤ ꯄꯤꯔꯛꯄ ꯆꯦꯡꯁꯦ ꯌꯣꯝꯃꯒ ꯄꯣꯔꯛꯑꯒ ꯅꯨꯡꯗꯥꯡꯁꯤꯗ ꯍꯜꯂꯛꯑꯒ ꯑꯗꯨꯅ ꯅꯨꯡꯗꯥꯡ ꯑꯃꯨꯛ ꯊꯣꯡꯕ ꯑꯌꯨꯛ ꯑꯃꯨꯛ ꯊꯣꯡꯉꯒ ꯃꯆꯥꯈꯩꯁꯦ ꯄꯤꯖꯔꯝꯃꯒ ꯑꯃꯨꯛ ꯆꯦꯡꯀꯣꯛ ꯇꯛꯄ ꯆꯠꯂꯦ ꯀꯥꯏꯅ ꯏꯅꯦꯝꯕꯣꯛꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯅꯅꯦ ꯌꯨꯁꯤ ꯉꯥꯎꯔ ꯍꯜꯂꯛꯀꯅꯤ ꯆꯥꯛꯁꯦ ꯑꯩꯅ ꯋꯥꯟ ꯊꯣꯡꯁꯦ ꯍꯩꯗꯣꯛꯀꯅꯤ ꯑꯗꯒꯤ ꯆꯤꯡꯗ ꯑꯗꯨꯃꯥꯏꯅ ꯆꯠꯈ꯭ꯔꯒ ꯂꯧꯁꯦ ꯂꯣꯏꯔꯒ ꯄꯩꯁꯥꯁꯦ ꯂꯣꯏꯔꯒ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯌꯣꯟꯊꯣꯛꯀꯅꯤ ꯇꯧꯗꯅ ꯊꯕꯛ ꯇꯣꯛꯊꯣꯛꯇꯅ ꯏꯕꯦꯝꯃ ꯑꯩ ꯃꯇꯝꯗꯨꯗ ꯈꯥꯏꯅꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯈꯥꯏꯅꯔꯝꯃꯒꯗꯤ ꯉꯁꯤ ꯏꯆꯥꯈꯩ ꯁꯨꯃꯥꯏꯅ ꯌꯣꯛꯑꯒ ꯃꯃꯥ ꯃꯄꯥ ꯁꯨꯕ ꯃꯆꯥ ꯑꯣꯏꯒꯗ꯭ꯔꯥ ꯑꯩꯅ ꯈꯥꯡꯉꯒ ꯏꯆꯥꯈꯩꯁꯤꯕꯨꯗꯤ ꯃꯄꯥ ꯀꯥꯏꯅꯗꯕ ꯃꯆꯥ ꯑꯣꯏꯍꯜꯂꯤꯁꯤꯅꯦꯅ ꯃꯥꯅ ꯍꯥꯏ ꯑꯗꯨꯗꯣ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯅꯦꯕꯣꯛꯁꯤꯗꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯤꯗ ꯃꯣꯏꯁꯨ ꯑꯩꯈꯣꯏ ꯏꯄꯨꯔꯣꯏꯕꯁꯤ ꯅꯤꯡꯕ ꯀꯥꯏꯗꯅꯅꯦ ꯃꯣꯏꯁꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯌꯥꯝ ꯉꯟꯅ ꯃꯣꯏꯅ ꯀ꯭ꯂꯥꯁ 7, 8ꯀ ꯀꯥꯔꯛꯄꯁꯦ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤ ꯃꯇꯨꯡ ꯏꯜꯂ ꯆꯦꯛ ꯁꯨꯕꯒꯁꯦ ꯆꯠꯇꯅ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯏꯂꯥ ꯊꯥꯕꯒꯁꯦ ꯌꯥꯎꯗꯅ ꯑꯗꯒꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯥꯝꯍꯜꯒꯤꯗ ꯑꯣꯏꯜ ꯄꯝꯒ ꯁꯦꯟꯅꯕ ꯌꯥꯎꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯊꯪ ꯃꯥꯁꯨ ꯌꯥꯝ ꯋꯥꯅ ꯃꯁꯥꯒꯤ ꯍꯨꯃꯥꯡꯗꯅ ꯄꯩꯁꯥꯁꯦ ꯇꯥꯟꯖꯔꯛꯑꯒ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯁꯅꯥꯕꯟꯗꯣꯛꯀꯁꯦ ꯇꯦꯛ ꯂꯧꯖꯔ ꯃꯔꯨꯞ ꯊꯥꯡꯉꯛꯄ ꯌꯥꯎꯔ ꯃꯔꯨꯞ ꯐꯪꯉꯛꯄꯗꯨꯅ ꯁꯅꯥꯒ ꯂꯧꯖꯔꯒ ꯑꯗꯨꯃꯥꯏꯅ ꯃꯔꯅꯥꯏꯁꯦ ꯇꯨꯡꯁꯤꯜꯂꯛꯄ ꯑꯣꯏꯔꯝꯃꯦꯕ ꯃꯥꯅ ꯁꯤꯁꯦ ꯑꯩꯉꯣꯟꯗ ꯐꯖꯅ ꯋꯥꯔꯤ ꯂꯤꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯑꯃꯃꯨꯛ ꯍꯥꯏꯔꯦ ꯁꯨꯝ ꯄꯪꯀꯣꯏ ꯀꯣꯏꯔꯝꯕ ꯈꯣꯠꯄꯒꯁꯦ ꯂꯣꯏꯅ ꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯌꯥꯝ ꯃꯊꯧꯅꯥ ꯂꯩꯕ ꯍꯣꯠꯅꯕ ꯀꯟꯕ ꯅꯨꯄꯥꯅꯤ ꯑꯅ ꯑꯩꯈꯣꯏꯅꯒ ꯑꯗꯨꯃꯥꯏꯅꯒ ꯂꯦꯞꯄꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯅ ꯑꯩꯅ ꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯁꯤꯗꯤ ꯃꯥꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯥꯗꯤ ꯍꯖꯤꯔꯥ ꯁꯨꯏꯌꯦ ꯃꯥꯗꯤ ꯑꯗꯨ ꯇꯧꯏ ꯍꯥꯏꯔꯒ ꯂꯩꯊꯣꯛꯄꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯅꯀꯣ ꯑꯗꯨꯗꯣ ꯉꯁꯥꯏꯒꯤ ꯁꯨꯕ ꯅꯣꯝꯕ ꯃꯁꯥꯏ ꯈꯪꯉꯤꯕ ꯃꯤꯁꯦ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯂꯦꯞꯄꯤꯒꯗꯧꯅꯦꯕ ꯑꯗꯨꯒ
ꯊꯧꯅꯥꯁꯦ ꯍꯥꯞꯃꯤꯟꯅꯔꯒ ꯍꯣꯠꯅꯃꯤꯟꯅꯒꯗꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯂꯦꯞꯄꯛꯈꯤꯕ ꯑꯗꯣ ꯑꯩꯈꯣꯏ ꯀꯅꯥꯝꯅ ꯑꯩꯅ ꯁꯤ ꯋꯥꯔꯤꯁꯦ ꯂꯤꯊꯣꯛꯎꯔꯒ ꯑꯩꯈꯣꯏꯁꯦ ꯃꯤꯅ ꯎꯁꯤꯠꯂꯣꯏ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯃꯤꯅ ꯎꯁꯤꯠꯂꯣꯏ ꯀꯥꯏꯅ ꯈꯟꯅꯕ ꯂꯩꯌꯦꯕ ꯑꯗꯨ ꯗꯔꯀꯥꯔ ꯀꯩꯁꯨ ꯇꯥꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯍꯣꯠꯅꯔꯛꯄꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯂꯤꯔꯀꯥꯟꯗ ꯃꯤꯒꯤ ꯊꯧꯅꯥꯁꯦ ꯐꯨꯗꯣꯛꯅꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯅ ꯌꯨꯝ ꯄꯥꯟꯕ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯝꯒꯦꯗꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯈꯦꯠꯅꯕ ꯑꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥꯝꯂꯣꯝꯒꯤꯅ ꯑꯩꯈꯣꯏꯒꯤ ꯐꯧꯁꯦ ꯀꯩꯁꯦ ꯑꯍꯨꯝ ꯀꯩꯖꯥꯎ ꯀꯩꯌꯥꯏ ꯀꯩ ꯃꯆꯥꯅ ꯂꯩꯔꯒ ꯀꯩꯖꯥꯎꯁꯤꯗ ꯐꯧ ꯄꯤꯛ ꯊꯟꯅ ꯍꯥꯞꯄꯒ ꯆꯍꯤ ꯑꯃꯒꯤ ꯑꯗꯨ ꯇꯥꯏꯔꯒ ꯂꯧ ꯂꯩꯕ ꯑꯩꯈꯣꯏ ꯏꯄꯥꯁꯤꯅ ꯐꯪꯉꯛꯄ ꯇꯣꯂꯣꯞꯁꯤꯅ ꯃꯔꯨꯞ ꯌꯥꯎꯔꯒ ꯀꯛꯑꯒ ꯑꯗꯩ ꯐꯧꯗꯨꯒ ꯇꯥꯏꯔꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯧ ꯂꯩꯕ ꯏꯃꯨꯡ ꯀꯩ ꯃꯌꯥꯏ ꯍꯥꯏꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯇꯥꯏꯔꯒ ꯄꯣꯌꯦꯡꯒꯤ ꯆꯥꯌꯦꯡꯒꯤ ꯏꯃꯨꯡꯒꯤ ꯋꯥꯠꯂꯦ ꯍꯥꯏꯕꯗ ꯁꯤꯖꯤꯟꯅꯕ ꯑꯗꯩ ꯃꯤꯉꯣꯟꯗ ꯄꯤꯕ ꯈꯣꯠꯄ ꯁꯨꯝꯕꯁꯤꯒꯤ ꯑꯗꯩ ꯀꯩ ꯃꯆꯥ ꯍꯥꯏꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯆꯥꯅꯕ ꯁꯨꯃꯥꯏꯅꯒ ꯂꯩꯕ ꯑꯗꯒꯤ ꯏꯃꯨꯡ ꯑꯩꯈꯣꯏ ꯏꯟꯁꯥꯡ ꯅꯥꯄꯤꯁꯦ ꯑꯩꯈꯣꯏ ꯏꯄꯥ ꯍꯣꯏꯁꯤꯅ ꯍꯤꯡꯒꯣꯜꯁꯦ ꯆꯥꯎꯅ ꯀꯣꯏꯔꯒ ꯉꯁꯥꯏꯒꯤ ꯆꯍꯤ ꯑꯃꯒꯤ ꯋꯥꯠꯇꯅꯕ ꯇꯤꯜꯍꯧ ꯆꯅꯝ ꯑꯂꯨ ꯃꯣꯔꯣꯛ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯗꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯣꯏ ꯇꯧꯔꯒ ꯑꯩꯈꯣꯏ ꯉꯥꯔꯤꯒꯨꯝꯕ ꯁꯔꯞꯀꯨꯝꯕ ꯊꯥꯎꯒꯨꯝꯕꯗ ꯍꯦꯟꯅ ꯂꯩꯗꯕ ꯏꯃꯨꯡ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯁꯤꯅ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅꯒꯗꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯉꯥꯟꯕꯒ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯗꯦ ꯊꯕꯛꯁꯨ ꯍꯥꯏ ꯍꯥꯏꯗꯣ ꯑꯩꯅ ꯍꯧꯖꯤꯛꯈꯛ ꯑꯩꯅ ꯈꯪꯉꯛꯑꯦꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯀꯥꯟꯗꯀꯣ ꯃꯇꯝꯗꯨꯗꯒꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯄꯥꯗꯒ ꯋꯥꯔꯧꯖꯒꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯨꯅ ꯇꯝꯕꯤꯔꯝꯗꯅ ꯍꯧꯖꯤꯛ ꯑꯩꯈꯣই ꯂꯣꯏ ꯍꯩꯌꯦꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯅ ꯃꯥꯅ ꯇꯝꯕꯤꯔꯝꯃꯤꯅꯤꯀꯣ ꯁꯤꯁꯦꯅ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯀꯥꯟꯗ ꯈꯪꯉꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯒꯦ ꯍꯥꯏꯕꯗ ꯌꯥꯗꯦ ꯑꯗꯨ ꯇꯧꯗꯦ ꯍꯥꯏꯗꯣ ꯃꯥꯁꯨ ꯑꯩꯈꯣই ꯏꯄꯥꯁꯤꯁꯨ ꯉꯁꯥꯏꯒꯤ ꯄꯦꯟꯁꯤꯟ ꯐꯪꯉꯛꯀꯗꯕꯁꯨ ꯀꯨꯏꯔꯛꯇꯕ ꯃꯆꯥꯁꯤꯡ ꯃꯊꯪ ꯃꯊꯪ ꯂꯨꯍꯣꯡꯈꯠꯂꯛꯄ ꯋꯥꯔꯛꯄ ꯑꯗꯨꯒꯤ ꯃꯆꯥ ꯃꯌꯥꯝꯁꯦ ꯂꯣꯏ ꯁꯦꯝꯕꯗꯤ ꯉꯝꯗꯕꯅꯤꯅ ꯈꯤꯇꯪ ꯃꯤ ꯑꯣꯏꯒꯗꯕ ꯁꯣꯏꯔꯣꯏꯗꯕꯗꯨꯅ ꯍꯦꯛ ꯁꯦꯝꯅꯤꯡꯕ ꯁꯤꯗꯤ ꯁꯦꯝꯃꯨꯔꯁꯨ ꯄꯩꯁꯥ ꯊꯥꯗꯔꯁꯨ ꯃꯁꯤꯅꯒ ꯈꯜꯂꯒ ꯑꯗꯨꯝꯕꯗꯨꯅ ꯈꯤꯇꯪ ꯑꯃꯨꯛ ꯇꯥꯕ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯃꯥꯁꯤꯗꯤ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯏꯍꯦ ꯍꯥꯏꯔꯒꯅ ꯁ꯭ꯀꯨꯜ ꯑꯐꯕꯗꯒ ꯇꯝꯍꯟꯅꯤꯡꯕ ꯁꯤꯃꯗꯤ ꯈꯔ ꯋꯥꯠꯂꯤꯗ ꯁꯤꯁꯦ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯎꯔꯛꯑꯦꯕꯀோ ꯑꯗꯩ ꯑꯩꯅꯗꯤ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝ ꯆꯠꯅꯤꯡꯉꯤ ꯑꯩ ꯏꯄꯥꯗꯨꯅ ꯇꯝꯍꯟꯗꯦ ꯀꯥꯏꯅ ꯃꯇꯝꯗꯨꯗ ꯑꯩ ꯋꯥꯔꯧꯖꯒꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯣꯏ ꯀꯣꯛꯈ꯭ꯔꯦꯕ ꯃꯔꯝꯗꯤ ꯑꯩꯁꯨ ꯑꯩ ꯏꯆꯥꯅꯨꯄꯤ ꯍꯧꯖꯤꯛ ꯖꯤꯄꯤꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯃꯤ ꯑꯗꯣ ꯑꯩ ꯃꯄꯥꯟꯗ ꯃꯥ ꯆꯠꯅꯤꯡꯉꯤ ꯑꯩ ꯊꯥꯕ ꯉꯝꯗꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯁꯦꯟ ꯊꯨꯝꯅꯅꯤꯀꯣ ꯀꯥꯏꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯋꯥꯏ ꯋꯥꯔꯧꯈꯤꯕ ꯏꯃꯥ ꯏꯄꯥꯗ ꯃꯌꯥꯝ ꯂꯣꯏ ꯈꯪꯉꯛꯑꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯝꯒꯦꯗꯅꯦ ꯑꯩꯒꯤ ꯏꯅꯦꯝꯕꯣꯛꯁꯤꯅ ꯇꯧꯔꯝꯃꯤꯁꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕꯀꯣ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯆꯦꯡꯁꯦ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏ ꯏꯇꯩ ꯑꯍꯟꯁꯦ ꯗꯨꯀꯥꯟ ꯐꯝꯃꯝꯃꯤꯀꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯌꯥꯝꯕꯁꯦ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯃꯝꯃꯤ ꯃꯥꯁꯦ ꯑꯗꯨꯗꯒꯤ ꯆꯦꯡꯁꯦ ꯑꯌꯨꯛ ꯆꯥꯛ ꯊꯣꯡꯉꯝꯗꯥꯏꯁꯦ ꯃꯥ ꯍꯣꯕꯦ ꯆꯦꯜꯂꯒꯅꯦ ꯆꯦꯡꯅꯦ ꯑꯂꯨ ꯑꯃꯅꯤ ꯃꯣꯔꯣꯛꯅꯦ ꯑꯗꯒꯤꯗꯤ ꯀꯥꯡꯇꯛ ꯑꯗꯒꯤꯗꯤ ꯆꯅꯝ ꯑꯃ ꯇꯤꯜꯍꯧ ꯑꯃ ꯉꯥꯔꯤ ꯑꯅꯤ ꯑꯍꯨꯝ ꯁꯤꯁꯦ ꯂꯩꯔ ꯂꯥꯛꯇꯣꯏꯕ ꯑꯌꯨꯛꯀꯤ ꯑꯃꯨꯛ ꯊꯣꯡꯉ ꯑꯗꯨꯁꯨ ꯆꯥꯃꯤꯟꯅꯗꯣꯏꯕ ꯑꯗꯩ ꯅꯨꯡꯗꯥꯡꯒꯤꯁꯨ ꯊꯣꯡꯉꯝꯗꯥꯏꯁꯤꯗꯅꯦ ꯑꯗꯨ ꯊꯥꯡꯃꯩ ꯀꯜꯂ ꯑꯗꯨ ꯍꯣꯕꯦ ꯂꯩꯔꯨꯔꯒ ꯑꯃꯨꯛ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅ ꯌꯨꯝꯕꯥꯜ ꯑꯅꯤꯁꯦ ꯌꯥꯝ ꯈꯦꯠꯅꯩꯀꯣ ꯑꯗꯨꯗ ꯑꯩꯁꯤꯅꯅꯦ ꯑꯩꯁꯦ ꯏꯊꯟꯇꯀꯣ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯗꯅꯦ ꯑꯩꯁꯦ ꯀꯟꯅ ꯍꯣꯠꯅꯕ ꯇꯥꯏꯀꯣꯅ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯑꯩꯅ ꯄꯦꯟꯊꯣꯛꯆꯈꯤꯕ ꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯌꯥꯝ ꯑꯋꯥꯕ ꯏꯃꯨꯡ ꯑꯣꯏꯔꯝꯃꯤꯅ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗꯤꯅ ꯑꯩꯅ ꯀꯩꯁꯨ ꯍꯟꯊꯈꯤꯗꯦꯕ ꯋꯥꯈꯟꯗꯀꯣ ꯑꯗꯩ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯦꯝꯕꯣꯛꯁꯤꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯊꯣꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯄꯥꯝꯒꯤꯗꯤ ꯐꯧꯁꯦ ꯃꯌꯥꯝ ꯍꯩꯕꯅꯤꯅ ꯆꯥꯛꯁꯦ ꯆꯐꯨ ꯄꯤꯛ ꯊꯣꯟꯅ ꯊꯣꯡꯉꯒ ꯅꯨꯡꯊꯤꯟꯁꯦ ꯑꯃꯨꯛ ꯆꯔꯥ ꯇꯞ ꯇꯥꯏ ꯑꯃꯨꯛ ꯋꯥꯟꯕ ꯑꯗ ꯁꯣꯝꯗꯗꯤ ꯆꯦꯡꯗꯣ ꯋꯥꯜꯂꯒ ꯇꯧꯕꯅꯤna ꯆꯤꯔꯤ ꯆꯥꯛꯇꯨꯐꯥꯎ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯄꯨꯛꯁꯦ ꯊꯥꯡꯀꯣꯛꯇ ꯑꯗꯨꯃꯥꯏꯅ ꯆꯥꯕꯗꯣ ꯑꯩꯈꯣꯏꯒꯤ ꯐꯖꯅꯐꯥꯎ ꯊꯟꯅꯐꯥꯎ ꯑꯗꯣ ꯏꯅꯦꯝꯕꯣꯛꯁꯤꯅ ꯅꯪꯕꯨ ꯑꯣꯑꯕꯅꯦ ꯃꯧꯒ ꯍꯥꯏꯔꯛꯄꯁꯦ ꯏꯃꯥ ꯑꯣꯏꯌꯦꯗꯒ ꯍꯥꯏꯔꯒ ꯑꯗꯨꯝ ꯈꯥꯡꯖꯕ ꯍꯥꯏꯔꯒ ꯃꯥꯒꯤꯗꯒꯤꯒ ꯍꯥꯞꯄꯤꯔꯛꯄ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯆꯔꯥꯋꯥꯟꯕꯩ ꯆꯥꯛ ꯈꯥꯛꯄ ꯍꯥꯏꯕꯁꯦ ꯈꯪꯉꯛꯇꯦꯕ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗꯅ ꯑꯗꯩ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯝꯒꯦꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝꯁꯤꯒꯤ ꯂꯩꯔꯝꯃꯤꯕ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯄꯨꯁꯦ ꯃꯣꯏꯒꯤꯁꯦ ꯃꯆꯤꯟ ꯃꯅꯥꯎ ꯏꯄꯨ ꯑꯍꯨꯝꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯄꯨꯗꯣ ꯑꯃ ꯂꯩꯔꯦꯗꯅ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛ ꯃꯄꯥ ꯑꯗꯩ ꯏꯀꯨꯕꯣꯛ ꯌꯥꯏꯃꯁꯤꯅ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯑꯝꯃꯦꯕ ꯃꯥꯁꯦꯀꯣ ꯏꯀꯨꯕꯣꯛ ꯑꯍꯟꯁꯤꯗꯤ ꯑꯃꯨꯛ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯀꯀꯥ ꯑꯍꯨꯝꯁꯦ ꯂꯦꯛꯆꯔ ꯑꯣꯏ ꯑꯥꯔꯠ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯀꯀꯥꯗꯣ ꯀꯩꯅꯣ ꯑꯣꯏꯈ꯭ꯔꯦ ꯍꯦꯃꯟꯇꯥ ꯑꯔꯥꯝꯕꯝ ꯍꯦꯃꯟꯂꯅꯀꯣ ꯑꯥꯔꯠ ꯀꯣꯂꯦꯖꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅꯦꯕ ꯀꯀꯥꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯀꯀꯥ ꯑꯃꯁꯨ ꯊꯧꯕꯥꯜꯒꯤ ꯐꯦꯟꯁꯤꯌꯥꯔ ꯑꯕꯤꯔꯥꯝ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜꯁꯤ ꯃꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯀꯥ ꯃꯦꯘꯆꯟꯗ꯭ꯔ ꯍꯥꯏꯁꯦ ꯂꯤꯡꯈꯠꯄꯅꯤꯀꯣ ꯃꯥꯒꯤ ꯅꯨꯄꯤ ꯄꯨꯏꯅꯕꯇꯤ ꯍꯥꯏꯁꯦ ꯂꯦꯛꯆꯔꯅꯤꯀꯣ ꯀꯀꯥꯁꯤꯒ ꯏꯟꯗꯣꯝꯆꯥꯁꯤꯒ ꯑꯍꯥꯟꯕꯗ ꯑꯩꯅ ꯇꯝꯃꯛꯑꯦ ꯍꯥꯏꯕ ꯌꯥꯏꯄꯣꯛ ꯌꯨꯅꯤꯚꯔꯁꯦꯜ ꯀꯣꯂꯦꯖꯁꯤꯗ ꯂꯦꯛꯆꯔ ꯑꯣꯏꯔꯝꯃꯤ ꯑꯩꯒꯤ ꯑꯣꯖꯥ ꯑꯣꯏꯔꯦꯕ ꯃꯣꯏ ꯑꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯀꯀꯥ ꯑꯍꯟꯗꯨꯅ ꯑꯃꯨꯛ ꯑꯣꯖꯥ ꯑꯣꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯅꯤꯡꯊꯧꯈꯣꯡꯗꯩ ꯑꯥꯔ ꯀꯦ ꯅꯤꯉꯣꯜꯅꯤ ꯃꯣꯏꯁꯤꯅ ꯄꯨꯔꯥ ꯊꯥꯛ ꯋꯥꯡꯅ ꯂꯩꯔꯝꯃꯦꯕ ꯏꯃꯨꯡ ꯑꯍꯨꯝꯁꯤꯗ ꯏꯃꯨꯡ ꯀꯩꯅꯣꯁꯦ ꯇꯧꯔꯝꯃꯤꯁꯦ ꯈꯦꯠꯅꯔꯝꯃꯤꯁꯦ ꯑꯗꯣ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯀꯨꯕꯣꯛ ꯑꯍꯟꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯃꯥꯏꯁꯨ ꯃꯆꯥꯈꯩꯁꯦ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯕꯅꯤꯅ ꯃꯥꯒꯤ ꯐꯪꯉꯛꯄ ꯇꯣꯂꯣꯞꯇꯨꯅ ꯃꯆꯥꯈꯩꯁꯦ ꯂꯣꯏ ꯁꯦꯝꯃꯒ ꯎꯀꯤꯜ ꯑꯣꯏꯀꯣ ꯏꯇꯩꯍꯟꯗꯣ ꯑꯗꯩ ꯑꯃꯨꯛ ꯑꯅꯤ ꯑꯃꯅ ꯑꯣꯖꯥꯒ ꯑꯣꯏꯗꯅ ꯂꯣꯏꯅ ꯂꯥꯏꯔꯤꯛꯁꯨ ꯍꯩꯔꯝꯕ ꯑꯩꯈꯣꯏꯒꯤꯁꯤꯅ ꯑꯃꯨꯛ ꯃꯄꯥꯁꯦ ꯏꯀꯨꯕꯣꯛꯁꯦ ꯁꯣꯏꯈꯤꯕꯗꯒꯤ ꯃꯆꯥꯁꯤꯡꯁꯦ ꯂꯣꯏ ꯁꯣꯏꯔꯝꯃꯦꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯦ ꯌꯧꯅ ꯈꯣꯠꯅ ꯑꯝꯇ ꯐꯖꯅ ꯇꯝꯃꯝꯗ꯭ꯔꯦꯕꯀꯣ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯩ ꯀꯀꯥꯒꯤ ꯃꯆꯥꯈꯩꯗꯨꯗꯤ ꯌꯥꯝ ꯊꯥꯛ ꯋꯥꯡꯅ ꯈꯣꯠꯅ ꯑꯁ ꯑꯩꯈꯣꯏꯅ ꯄꯣꯛꯂꯛꯄ ꯏꯆꯥꯅ
ꯍꯌꯦꯡ ꯑꯁ ꯑꯗꯨꯗꯤ ꯀꯀꯥꯈꯩꯒꯤ ꯃꯆꯥꯈꯩꯁꯦ ꯑꯩꯈꯣꯏꯁꯦ ꯀꯀꯥꯈꯩꯗꯨꯒ ꯑꯩꯈꯣꯏꯒꯗꯤ ꯍꯥꯏꯐꯦꯠ ꯀꯩꯅꯣꯁꯦ ꯀꯀꯥ ꯍꯣꯏꯅ ꯌꯥꯝ ꯍꯟꯅꯕ ꯅꯠꯇꯦ ꯃꯤꯡꯒꯧꯗ ꯀꯀꯥ ꯀꯧꯅꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯆꯥꯒ ꯃꯣꯏꯅ ꯃꯌꯨꯝ ꯊꯦꯡꯅ ꯄꯥꯜꯂꯦ ꯑꯗꯩ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯉꯟꯅ ꯄꯥꯟꯈꯠꯂꯛꯄꯅꯤꯅ ꯁꯤ ꯍꯥꯏꯐꯦꯠ ꯑꯃꯨꯛꯁꯨ ꯃꯥꯟꯅꯔꯦꯗꯅ ꯃꯣꯏ ꯃꯆꯥꯒ ꯑꯩꯈꯣꯏ ꯏꯆꯥꯒꯁꯤꯗꯤ ꯑꯗꯨꯝ ꯕꯦꯁ ꯑꯣꯏꯅꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯆꯥꯈꯩꯁꯤꯅ ꯍꯌꯦꯡ ꯁꯨꯃꯥꯏꯅ ꯁꯣꯠꯊꯅ ꯂꯩꯕ ꯀꯀꯥꯒꯤ ꯃꯆꯥꯈꯩꯁꯤꯅ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯈꯤꯕ ꯑꯗꯨꯗꯤꯅ ꯑꯗꯨꯒꯤ ꯑꯃꯨꯛ ꯆꯦꯂꯦꯟꯖꯤꯡ ꯑꯃ ꯇꯧꯔꯒ ꯏꯆꯥꯈꯩ ꯁꯣꯠꯊꯕ ꯌꯥꯗꯦꯅ ꯑꯃꯨꯛ ꯍꯣꯠꯅꯔꯛꯑꯦꯕ ꯂꯥꯏꯐꯁꯤꯗ ꯃꯊꯪ ꯊꯦꯡꯅꯔꯛꯑꯦꯕꯀꯣ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯩ ꯑꯃꯨꯛ ꯀꯀꯥꯈꯩꯒꯤꯗꯨꯗꯤ ꯃꯆꯥꯈꯩꯁꯦ ꯃꯣꯏꯒꯤꯗꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯎꯝꯕꯁꯦ ꯁꯤꯗ ꯁꯅꯥ ꯂꯤꯛ ꯀꯩꯀꯩꯁꯦ ꯂꯣꯏ ꯁꯥꯏꯌꯦꯕ ꯃꯣꯏꯁꯦꯀꯣ ꯑꯗ ꯑꯩꯈꯣꯏꯁꯨ ꯈꯜꯂꯦꯕ ꯏꯆꯥꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯧꯒꯗꯣꯏꯁꯦ ꯑꯩꯈꯣꯏ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯄꯩꯁꯥꯁꯦ ꯇꯥꯜꯍꯧꯒꯗꯕꯅꯦꯕ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯄꯩꯁꯥ ꯇꯥꯟꯕꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏꯕ ꯃꯔꯝꯗꯤ ꯂꯨꯍꯣꯡꯕꯩ ꯄꯩꯁꯥ ꯄꯨꯊꯔꯛꯀꯅꯤ ꯑꯉꯥꯡ ꯊꯥ ꯂꯦꯞꯁꯜꯂꯛꯑꯅꯤ ꯑꯉꯥꯡ ꯄꯣꯛꯁꯜꯂꯅꯤ ꯑꯗꯨꯝ ꯃꯊꯪ ꯄꯨꯊꯈ꯭ꯔꯅꯦꯕ ꯑꯗꯨꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯇꯥꯟꯃꯤꯟꯅꯒꯗꯧꯅꯦꯕ ꯌꯥꯝ ꯁꯦꯝ ꯁꯥꯔ ꯌꯨꯝꯁꯦ ꯄꯥꯟꯒꯗꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯨꯒꯤ ꯆꯥꯛꯎꯝꯕꯗ ꯁꯅꯥ ꯂꯤꯛ ꯑꯃ ꯁꯥꯕꯤꯕ ꯀꯥꯟꯅ ꯁꯤꯒꯤ ꯑꯁꯥꯁꯦ ꯊꯝꯒꯗꯕꯅꯦꯕ ꯑꯗꯨꯏꯗꯤ ꯑꯉꯥꯡꯗꯨꯒꯤ ꯃꯁꯥꯒꯤꯅꯦ ꯊꯥꯛ ꯑꯃ ꯑꯗꯨꯝ ꯂꯩꯖꯈ꯭ꯔꯅꯤ ꯃꯤꯅꯁꯨ ꯂꯩꯀꯥꯏꯅꯁꯨ ꯎꯁꯤꯠꯄꯤꯔꯅꯤ ꯑꯉꯥꯡꯗꯣ ꯑꯉꯥꯡ ꯃꯁꯥꯅꯁꯨ ꯁꯅꯥ ꯂꯤꯛ ꯑꯗꯨꯝ ꯁꯤꯔꯛꯑꯕꯁꯦ ꯃꯥꯏ ꯃꯁꯥꯒꯤ ꯏꯁꯇꯦꯟꯗꯔ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯖꯔꯅꯦꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯩꯈꯣꯏꯅ ꯂꯦꯞꯀꯗꯕ ꯃꯌꯥꯝ ꯂꯩꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯗꯤ ꯌꯨꯝꯁꯦ ꯄꯥꯜꯂꯒ ꯀꯅꯥꯒꯨꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥ ꯐꯥꯕꯩ ꯆꯠꯄꯗꯒꯤ ꯃꯅꯦꯝ ꯃꯀꯨꯅ ꯄꯣꯠ ꯆꯩ ꯂꯩꯔꯅꯤ ꯆꯩꯔꯥꯎꯕ ꯆꯠꯄꯁꯦ ꯆꯩꯔꯥꯎꯕ ꯊꯤꯟꯅꯕ ꯃꯅꯦꯝ ꯃꯀꯨꯅ ꯄꯣꯠ ꯆꯩ ꯂꯩꯔꯅꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄꯩꯁꯨ ꯂꯩꯔꯅꯤ ꯑꯉꯥꯡ ꯊꯥ ꯂꯦꯞꯄꯦ ꯗꯥꯛꯇꯔꯗ ꯆꯦꯛ ꯆꯠꯄꯩꯁꯨ ꯄꯩꯁꯥ ꯂꯧꯔꯅꯤ ꯑꯉꯥꯡ ꯄꯣꯛꯄꯩꯁꯨ ꯄꯩꯁా ꯂꯧꯔꯅꯤ ꯏꯄꯥꯟꯒꯤꯁꯨ ꯂꯧꯔꯅꯤ ꯂꯣꯏ ꯇꯧꯗ꯭ꯔꯥ ꯁꯤꯗꯗꯤ ꯃꯅꯦꯝ ꯃꯀꯨꯗꯨꯁꯨ ꯄꯨꯊꯔꯒ ꯍꯥꯟꯅ ꯂꯨꯍꯣꯡꯕꯩ ꯀꯩꯒꯤ ꯃꯆꯥ ꯃꯌꯥꯝꯒꯤ ꯋꯥꯔꯛꯄꯅꯤꯅ ꯉꯝꯃꯛꯇꯗꯅ ꯏꯁꯧꯁꯦ ꯂꯥꯡꯅꯔꯛꯑꯦꯕꯀꯣ ꯑꯩ ꯍꯥꯏꯕ ꯑꯩꯁꯦ ꯏꯅꯦꯝ ꯏꯀꯨꯗ ꯑꯩ ꯄꯣꯛꯄ ꯏꯃꯥ ꯏꯄꯥꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯋꯥꯍꯜꯂꯣ ꯑꯩꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤꯅ ꯂꯧꯗꯦ ꯑꯩ ꯏꯅꯦꯝꯕꯣꯛꯅ ꯆꯍꯤ ꯑꯃꯒꯤ ꯆꯩꯔꯥꯎꯕꯗ ꯄꯣꯠ ꯂꯩꯕꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯄꯣꯠ ꯂꯩꯕꯤꯕ ꯍꯥꯏꯕ ꯑꯗꯩ ꯑꯉꯥꯡ ꯄꯣꯛꯄꯗ ꯄꯩꯁꯥ ꯄꯨꯊꯣꯛꯄ ꯗꯥꯛꯇꯔꯗ ꯆꯦꯛ ꯆꯠꯄꯩ ꯄꯩꯁꯥ ꯄꯨꯊꯣꯛꯄ ꯑꯩ ꯀꯩꯅꯣ ꯈꯪꯗꯦ ꯃꯥꯅ ꯇꯧꯕꯤꯗꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩ ꯏꯁꯥꯅ ꯍꯣꯠꯅꯖꯕ ꯑꯩꯅ ꯂꯧꯖꯗꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯂꯨꯍꯣꯡꯍꯟꯗ꯭ꯔꯦ ꯃꯣꯏ ꯄꯩꯁా ꯇꯤꯡꯍꯟꯗ꯭ꯔꯦꯀꯣ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯑꯩꯅ ꯌꯨꯝꯗꯨꯗ ꯃꯧꯅꯦꯅ ꯂꯥꯛꯄꯗꯒꯤ ꯀꯩꯝ ꯑꯩ ꯇꯤꯡꯍꯟꯖꯗꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯨꯝ ꯄꯥꯜꯂꯒ ꯀꯅꯥꯒꯨꯝꯕꯅꯅꯦ ꯅꯤꯉꯣꯟ ꯌꯥꯝ ꯃꯔꯤꯜ ꯂꯩꯇꯕ ꯌꯨꯝ ꯄꯥꯟꯕꯁꯦ ꯍꯩꯇꯕ ꯉꯁꯥꯏꯒꯤ ꯉꯥꯏꯍꯥꯛ ꯂꯩ ꯃꯃꯥꯗ ꯐꯣꯟ ꯇꯧꯕ ꯉꯥꯏꯍꯥꯛ ꯂꯩ ꯃꯃꯥꯗ ꯐꯣꯟ ꯇꯧꯔꯒꯅꯦ ꯏꯃꯥ ꯑꯉꯥꯡ ꯅꯥꯔꯦ ꯃꯃꯥꯁꯤꯅ ꯆꯦꯜꯂ ꯍꯣꯠꯅꯕ ꯄꯩꯁꯥꯁꯨ ꯄꯨꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯌꯨꯝ ꯄꯥꯟ ꯌꯥꯝ ꯍꯩꯇꯕ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯅ ꯌꯨꯝ ꯍꯦꯛ ꯄꯥꯟꯕꯗꯒꯤꯅꯦ ꯑꯩꯒꯤ ꯏꯅꯦꯝꯅ ꯑꯗꯨ ꯍꯥꯏ ꯑꯩ ꯅꯨꯄꯥꯁꯤꯅ ꯁꯤ ꯍꯥꯏꯅꯅꯦ ꯏꯃꯥꯁꯤꯗꯅꯦ ꯑꯩꯈꯣই ꯐꯣꯟ ꯑꯃꯁꯨ ꯇꯧꯅꯗꯦ ꯍꯥꯏꯁꯨ ꯍꯥꯏꯗꯦ ꯋꯥꯍꯩ ꯑꯃꯐꯧ ꯇꯝꯈꯤꯗꯦ ꯑꯗꯨꯒ ꯏꯃꯥꯗꯨꯗꯅꯦ ꯑꯂꯨ ꯀꯦꯖꯤ ꯑꯃꯕꯨ ꯏꯃꯥ ꯂꯩꯌꯨ ꯑꯩ ꯋꯥꯔꯦꯅ ꯍꯥꯏꯈꯤꯗꯦꯕ ꯂꯨꯄꯥ ꯑꯃꯕꯨ ꯍꯦꯛ ꯅꯤꯗꯅꯅꯦ ꯏꯃꯥꯗꯨ ꯂꯩꯈꯤꯗꯦꯕ ꯑꯗꯨꯃꯥꯏꯅ ꯏꯔꯤꯟꯁꯦ ꯌꯥꯝ ꯈꯥꯔꯒ ꯌꯨꯝ ꯄꯥꯟꯒꯦ ꯂꯥꯛꯑꯗꯤ ꯉꯝꯅꯕ ꯄꯥꯟꯒꯗꯕꯅꯤꯅ ꯄꯥꯜꯂꯛꯑꯦꯕ ꯑꯗꯨꯒ ꯄꯥꯜꯂꯤꯕ ꯌꯨꯝꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯆꯞ ꯆꯥꯅ ꯂꯦꯞꯄꯦꯕ ꯀꯩꯒꯨꯝꯕ ꯅꯨꯄꯥꯁꯦ ꯐꯠꯇ꯭ꯔꯦ ꯍꯥꯏꯅ ꯈꯥꯏꯅꯔꯁꯨꯅꯦ ꯏꯆꯥꯗꯨ ꯌꯣꯛꯑꯒ ꯂꯩꯒꯗꯕꯅꯦꯕ ꯑꯗꯨꯒ ꯌꯥꯝ ꯐꯥꯒꯤ ꯇꯥꯏꯌꯦꯕ ꯑꯅꯤꯔꯛ ꯄꯥꯜꯂꯦ ꯑꯍꯨꯝꯂꯛ ꯄꯥꯜꯂꯦꯒ ꯍꯥꯏꯕꯁꯦ ꯑꯁ ꯑꯍꯥꯟꯕꯩ ꯏꯄꯨꯔꯣꯏꯕꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤ ꯑꯍꯥꯟꯕꯩ ꯏꯆꯥꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯍꯥꯟꯕꯩ ꯏꯅꯦꯝ ꯏꯀꯨꯗꯨꯅ ꯑꯗꯨꯃꯥꯏꯅ ꯀꯥꯏꯅꯒ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯗ꯭ꯔꯃꯥꯒꯤ ꯋꯥꯔꯤꯒ ꯃꯥꯟꯁꯤꯜꯂꯛꯑꯦꯕ ꯑꯃꯈꯛ ꯏꯄꯨꯔꯣꯏꯕ ꯍꯥꯏꯕꯁꯦ ꯑꯃꯈꯛ ꯑꯣꯏꯒꯗꯕꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤ ꯑꯍꯥꯟꯕꯗꯗꯤ ꯑꯩꯒꯤꯗꯃꯛꯇ ꯃꯥꯁꯦ ꯆꯤꯡꯖꯥꯎꯒꯨꯝ ꯂꯦꯞꯄꯝꯃꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯃꯥꯁꯦ ꯋꯥꯃꯟꯗꯅ ꯑꯩꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯏꯇꯨꯡ ꯏꯟꯅꯕ ꯉꯝꯗꯗꯅ ꯆꯤꯡꯖꯥꯎꯗꯧ ꯐꯝꯃ ꯂꯩꯈ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯋꯥꯕ ꯃꯥ ꯉꯝꯃꯛꯇꯕꯒꯤꯀꯣ ꯑꯗꯨꯅ ꯅꯨꯄꯤꯅ ꯊꯕꯛꯇ ꯃꯉꯝ ꯁꯥꯜꯂꯤꯁꯦ ꯃꯄꯨꯔꯣꯏꯕꯁꯤꯅ ꯍꯦꯛ ꯂꯦꯞꯄꯤꯉꯩ ꯌꯥꯎꯕꯤꯔꯤꯉꯩ ꯃꯉꯝ ꯁꯥꯜꯂꯦꯕꯀꯣ ꯅꯨꯄꯥꯁꯤꯅ ꯉꯝꯗ꯭ꯔꯦꯅ ꯌꯥꯎꯗꯕ ꯃꯤꯀꯨꯞꯇ ꯑꯅꯤꯒꯤ ꯈꯦꯠꯅꯕꯁꯦ ꯌꯥꯝ ꯂꯩꯔꯛꯑꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯣꯏꯕꯗꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯏꯁꯥꯒꯤ ꯂꯩꯁꯥꯕꯤꯈꯩꯗ ꯑꯩꯅ ꯁꯤꯁꯦ ꯌꯥꯝ ꯏꯁꯇꯦꯟ ꯇꯧꯍꯟꯅꯤꯡꯉꯦꯕ ꯑꯩ ꯂꯩꯁꯥꯕꯤꯈꯩꯗ ꯀꯣꯏꯁꯟ ꯑꯃ ꯍꯪꯖꯒꯦꯕ ꯍꯧꯖꯤꯛ ꯂꯩꯁꯥꯔꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯂꯦꯞꯅꯕ ꯅꯨꯄꯥ ꯂꯩꯔꯕ ꯅꯪꯅ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨꯒꯤꯗꯃꯛ ꯅꯪ ꯀꯔꯤ ꯇꯧꯒꯅꯤ ꯁꯤ ꯀꯣꯏꯁꯟꯁꯦ ꯅꯪ ꯀꯔꯤ ꯇꯧꯒꯅꯤ ꯅꯨꯄꯥꯗꯨꯒꯤꯗꯃꯛ ꯅꯪ ꯀꯔꯤ ꯇꯧꯒꯦꯅ ꯈꯜꯂꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯪꯅ ꯅꯨꯄꯥꯗꯨꯒꯤꯗꯃꯛ ꯍꯣꯠꯅꯒꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯅꯪꯅ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯨꯝ ꯄꯥꯜꯂꯀꯥꯟꯁꯤꯗꯅꯦ ꯅꯪꯒꯤ ꯁꯦꯟꯊꯣꯛꯁꯦ ꯀꯃꯥꯏꯅ ꯅꯪꯁꯦ ꯂꯩꯒꯗꯒꯦ ꯀꯃꯥꯏꯅ ꯌꯨꯝ ꯄꯥꯟꯒꯗꯒꯦ ꯀꯃꯥꯏꯅ ꯍꯤꯡꯒꯗꯒꯦ ꯁꯤꯗꯩꯁꯤꯗꯅ ꯅꯪꯒꯤ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯦ ꯀꯔꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯊꯣꯛꯅꯕ ꯍꯣꯠꯅꯔꯦ ꯁꯤ ꯑꯩ ꯀꯣꯏꯁꯟ ꯍꯪꯖꯒꯦꯕ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝ ꯅꯨꯡꯉꯥꯏꯕꯗ ꯂꯩꯔꯒ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯅ ꯂꯣꯏ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯂꯩꯕꯤꯒꯅꯣꯕ ꯖꯁ ꯑꯩꯈꯣꯏꯗꯤꯅꯦ ꯅꯨꯄꯥꯁꯤꯗ ꯑꯩꯅ ꯌꯨꯝ ꯄꯥꯟꯕꯗ ꯁꯅꯥꯏ ꯂꯤꯛ ꯍꯨꯛꯀꯅꯤ ꯑꯩꯅ ꯁꯤꯍꯟꯈꯤꯕ ꯁꯅꯥꯏ ꯂꯤꯛꯁꯦ ꯁꯤꯗ꯭ꯔꯤꯐꯥꯎ ꯁꯤꯍꯟꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯒꯤ ꯑꯩꯈꯣꯏ ꯅꯨꯄꯤꯗꯤ ꯑꯩꯗꯤ ꯏꯁꯥꯁꯦ ꯁꯨꯃꯥꯏꯅ ꯈꯟꯕ ꯃꯤꯅꯦꯕ ꯑꯩꯈꯣꯏꯗꯤ ꯀꯣꯇꯦꯛꯂ ꯀꯣꯜꯂꯨꯔ ꯀꯩꯅꯣ ꯈꯔ ꯑꯗꯨꯝ ꯁꯤꯖꯜꯂ ꯌꯥꯏ ꯅꯨꯄꯤꯗꯤ ꯑꯗꯨꯒ ꯅꯨꯄꯥꯅ ꯃꯉꯛ ꯍꯥꯡꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕ ꯃꯉꯛ ꯍꯥꯡꯕꯁꯦ ꯂꯤꯛ ꯁꯤꯗꯕꯁꯦ ꯑꯗꯨꯅ ꯏꯄꯨꯔꯣꯏꯕꯁꯤꯗꯤ ꯂꯦꯝꯍꯟꯗ ꯌꯥꯗꯦ ꯆꯠꯊꯣꯛꯄꯗ ꯃꯥꯒꯤ ꯁꯦꯟꯗꯕ ꯌꯥꯗꯦ ꯐꯤꯔꯣꯜ ꯆꯣꯞꯄ ꯌꯥꯗꯦꯅ ꯁꯨꯃꯥꯏꯅ ꯑꯩꯅ ꯂꯩꯕ ꯅꯨꯄꯥꯗꯤ ꯁꯅꯥꯏ ꯂꯤꯛ ꯁꯤꯍꯟꯅꯤ
ꯑꯗꯩ ꯒꯥꯔꯤ ꯑꯇꯥꯡ ꯊꯧꯍꯟꯅꯤ ꯑꯗꯩ ꯑꯩ ꯁꯨꯃꯥꯏꯅ ꯏꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯔꯒ ꯆꯠꯀꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯅꯦꯅ ꯏꯁꯥꯒꯤ ꯌꯥꯝ ꯊꯧꯅꯥ ꯂꯩꯅ ꯍꯣꯠꯅꯔꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥꯏ ꯍꯦꯟ ꯇꯨ ꯃꯥꯎꯠꯅꯤ ꯑꯩꯈꯣꯏ ꯁꯨꯔ ꯇꯥꯜꯂꯒ ꯑꯩꯈꯣꯏ ꯆꯦꯟ ꯑꯗꯨꯝ ꯏꯁꯥꯒꯤ ꯀꯔꯕꯥꯔ ꯃꯆꯥ ꯀꯩ ꯇꯧꯔꯒ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯩ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯊꯣꯏꯗꯣꯛꯅ ꯀꯩꯁꯨ ꯁꯥꯗꯦ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯣ ꯏꯄꯨꯔꯣꯏꯕꯒꯤꯗꯤ ꯍꯣꯠꯅꯩꯕ ꯑꯗꯣ ꯅꯨꯄꯤ ꯈꯛꯅ ꯍꯣꯠꯅꯒꯗꯕ꯭ꯔꯥꯅ ꯑꯃꯨꯛ ꯍꯪꯉꯛꯀꯅꯦꯕ ꯁꯤ ꯍꯥꯏꯔꯒ ꯅꯣ ꯑꯗꯨꯒꯤ ꯅꯠꯇꯦꯕꯀꯣ ꯅꯨꯄꯤ ꯈꯛꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦꯕ ꯅꯨꯄꯥꯗꯨꯅꯁꯨ ꯅꯨꯡꯁꯤꯕꯤꯒꯗꯧꯅꯦꯕ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯕꯤꯒꯗꯧꯅꯦꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗꯨꯗ ꯑꯅꯤꯃꯛꯇꯨꯅ ꯅꯨꯄꯤꯅꯁꯨ ꯍꯣꯠꯅꯁꯜꯂꯛꯄ ꯅꯨꯄꯥꯅꯁꯨ ꯇꯧꯔꯀꯥꯟꯗ ꯌꯥꯝ ꯊꯥꯛ ꯋꯥꯡꯅ ꯌꯥꯝ ꯌꯨꯝ ꯆꯥꯎꯈꯠꯄ ꯄꯥꯟꯒꯗꯕꯅꯦꯕ ꯊꯣꯡ ꯃꯥꯟꯅꯔꯒꯗꯤ ꯊꯨꯅ ꯆꯥꯎꯈꯠꯄꯁꯨ ꯑꯣꯏꯕ ꯆꯥꯎꯈꯠꯇꯣꯏꯅꯦꯕ ꯑꯗꯩ ꯉꯝꯗꯣꯏꯅꯤ ꯑꯃꯨꯛ ꯑꯩꯅ ꯑꯃꯈꯛ ꯍꯥꯏꯖꯒꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯅ ꯌꯦꯡꯅꯗꯣꯏꯁꯦ ꯄꯣꯂꯣꯏꯅꯦꯕ ꯄꯣꯂꯣꯏꯁꯤ ꯌꯦꯡꯅꯧꯕ ꯀꯔꯤꯝ ꯗꯔꯀꯥꯔ ꯇꯥꯔꯨꯅꯣꯕ ꯍꯧꯖꯤꯛꯁꯤꯗ ꯁꯝ ꯀꯂꯔ ꯁꯪꯗ꯭ꯔꯗꯤ ꯈꯨꯖꯤꯟꯁꯦ ꯁꯥꯡꯍꯟꯗ꯭ꯔꯗꯤ ꯅꯦꯄꯣꯂꯤꯁ ꯁꯪꯗ꯭ꯔꯗꯤ ꯑꯗꯩ ꯀꯦꯕ ꯈꯣꯠꯄ ꯍꯩꯇ꯭ꯔꯗꯤ ꯗ꯭ꯔꯦꯁ ꯃꯇꯝꯒꯤ ꯁꯦꯠꯇ꯭ꯔꯗꯤ ꯑꯅ ꯏꯃꯥꯟꯅꯕꯤꯈꯩꯅ ꯎꯁꯤꯠꯇꯦ ꯑꯗꯨ ꯇꯧꯗꯦꯅ ꯃꯣꯏꯗꯤ ꯁꯤꯗ ꯂꯩꯔꯦꯕ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯃꯥꯟꯅꯅꯕ ꯁꯦꯠꯄ ꯆꯥꯕ ꯉꯝꯗ꯭ꯔꯗꯤ ꯌꯥꯝ ꯋꯥꯈꯟꯁꯦ ꯍꯟꯊꯅꯔꯦꯕ ꯎꯁꯤꯠꯅꯗꯕꯤ ꯑꯗꯩ ꯃꯥꯗꯤ ꯅꯨꯄꯥ ꯀꯥꯔ ꯊꯧꯕ ꯀꯣꯏꯗꯕꯅꯤ ꯑꯗꯩ ꯒꯥꯔꯤ ꯃꯆꯥ ꯊꯧꯕ ꯀꯣꯏꯗꯕꯅꯤ ꯑꯁ ꯑꯩ ꯅꯨꯄꯥꯗꯤ ꯑꯗꯨ ꯊꯧꯕ ꯀꯣꯏ ꯑꯗꯨꯅꯤ ꯃꯄꯥ ꯊꯕꯛ ꯇꯧꯋꯤ ꯑꯗꯨꯅꯤ ꯍꯥꯏꯔꯒ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥ ꯀꯣꯏꯕꯁꯤꯅ ꯃꯨꯛꯈꯥꯏꯅꯕꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯀꯣꯏꯕꯁꯤꯅ ꯃꯨꯛꯈꯥꯏꯅꯕꯤ ꯀꯦꯕ ꯍꯩꯕ ꯑꯗꯩ ꯗ꯭ꯔꯦꯁ ꯅꯨꯡ ꯐꯖꯅ ꯁꯦꯠꯄ ꯆꯥꯕ ꯑꯗꯨꯝꯕ ꯉꯝꯕ ꯃꯆꯥ ꯂꯩꯁꯥꯕꯤꯁꯤꯅ ꯃꯨꯛꯈꯥꯏꯅꯕꯤ ꯇꯧ ꯂꯩꯔꯦꯕ ꯍꯣꯏ ꯑꯗꯨ ꯑꯝꯇ ꯅꯠꯇꯦꯕ ꯁꯛ ꯊꯤꯒꯦꯔꯥ ꯏꯃꯥ ꯏꯄꯥ ꯋꯥꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯤꯒ ꯃꯄꯥꯟꯁꯦ ꯃꯥꯟꯅꯔꯒꯅꯦ ꯑꯩꯅ ꯁꯤꯁꯦ ꯑꯃꯈꯛ ꯁꯨꯃꯥꯏꯅ ꯏꯆꯦ ꯔꯣꯕꯤꯇꯥꯁꯤꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤꯗꯒꯤ ꯊꯧꯅꯥ ꯍꯥꯞꯇꯅ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯛꯈꯤ ꯍꯥꯏꯕꯒꯤ ꯑꯩ ꯂꯝꯕꯤ ꯑꯃꯈꯛ ꯁꯦꯝꯖꯔꯝꯒꯦꯕꯀꯣ ꯍꯣꯏ ꯑꯩꯉꯣꯟꯗ ꯂꯥꯛꯄꯤꯌꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯖꯔꯕ ꯂꯧꯅꯖꯒꯦꯁꯨ ꯈꯜꯂꯕ ꯀꯛꯉꯥꯎꯅꯗꯅ ꯑꯩꯈꯣꯏ ꯋꯥꯏꯅꯅꯦ ꯂꯩꯕꯁꯤꯡ ꯂꯩꯔꯗꯤ ꯑꯩꯉꯣꯟꯗ ꯂꯥꯛꯄꯤꯌꯨ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯒꯤ ꯑꯁꯪꯕ ꯃꯇꯝ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯤ ꯅꯣꯏ ꯊꯧꯅꯥ ꯍꯥꯞꯆꯒꯦ ꯅꯣꯏꯅꯤꯅꯅꯦ ꯃꯇꯝꯈꯔ ꯑꯩꯈꯣꯏꯁꯨ ꯑꯩꯅ ꯀ꯭ꯂꯥꯁ 10ꯒꯁꯦ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥꯒꯁꯦ ꯑꯝꯇ ꯁꯤꯗꯕꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯒ ꯑꯩꯁꯤꯒ ꯑꯩꯈꯣꯏꯒꯤ ꯕꯦꯡꯀꯁꯦ ꯃꯥꯏ ꯁꯅꯥꯂꯤꯛꯀꯁꯦ ꯀꯥꯏꯊꯣꯛꯑꯒ ꯕꯦꯡꯀ ꯍꯥꯡꯃꯤꯟꯅꯗꯅ ꯑꯩꯅ ꯏꯁꯥꯅ ꯁꯥꯖꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯦ ꯂꯣꯏ ꯀꯥꯏꯊꯣꯛꯑꯒ ꯕꯦꯡꯀꯁꯦ ꯍꯥꯡꯉꯒ ꯁꯅꯥꯕꯟꯗꯣꯞ ꯂꯧꯗꯅ ꯑꯗꯩ ꯑꯩꯈꯣꯏ ꯌꯥꯏꯄꯣꯛ ꯃꯥꯏꯀꯩꯁꯤꯗ ꯗꯦꯂꯤ ꯀꯂꯦꯛꯁꯟ ꯊꯥꯗꯗꯅ ꯅꯣꯡꯃꯒꯤ ꯊꯤꯒꯠꯄꯤ ꯄꯩꯁꯥꯗꯩ ꯅꯣꯡꯃꯒꯤ ꯊꯤꯒꯠꯄꯤ ꯃꯔꯨꯞ ꯍꯧꯗꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯈꯔ ꯇꯥꯟꯖꯕꯗꯨꯅ ꯇꯧꯔꯒ ꯀꯣꯟꯅꯔꯛꯇꯗꯅ ꯃꯍꯥꯖꯣꯟꯗꯒꯤ ꯑꯃꯨꯛ ꯂꯧꯔꯒ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯗꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯄꯩ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯁꯤ ꯃꯇꯝꯗꯨꯗ ꯇꯣꯇꯤ ꯏꯁꯤꯡ ꯇꯥꯗꯦ ꯌꯥꯏꯔꯤꯄꯣꯛ ꯇꯨꯔꯦꯟꯗ ꯏꯁꯤꯡ ꯁꯣꯛꯑ ꯆꯥꯅꯩ ꯏꯁꯤꯡ ꯌꯣꯟꯕ ꯏꯁꯤꯡꯒꯤ ꯒꯥꯔꯤ ꯍꯥꯏꯕꯁꯤ ꯃꯇꯝꯗꯣ ꯀꯩꯅꯣ ꯈꯪꯉꯝꯗꯦꯕ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯅꯣꯡꯒꯤ ꯏꯁꯤꯡ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯅꯦꯕ ꯆꯥꯅꯔꯝꯃꯤꯁꯦ ꯍꯣꯏ ꯇꯣꯇꯤ ꯍꯣꯏ ꯇꯥꯅꯔꯝꯗꯦꯕ ꯑꯩꯒꯤ ꯌꯥꯏꯄꯣꯛꯀꯤ ꯇꯨꯔꯦꯟꯁꯤꯗ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯛꯑꯒꯅꯦꯕ ꯑꯩꯈꯣꯏꯅ ꯆꯥꯛ ꯊꯣꯡꯗꯣꯏꯁꯦ ꯂꯩꯔꯥꯏꯁꯨ ꯌꯥꯝ ꯉꯝꯃꯤꯀꯣ ꯑꯗ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛ ꯃꯝꯃꯤꯉꯩꯁꯤꯗꯅꯦ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯑꯩꯈꯣꯏꯒꯤ ꯆꯟꯗꯣꯟ ꯊꯤꯜꯂꯒ ꯐꯅꯦꯛꯁꯨ ꯁꯦꯠꯂꯒ ꯃꯧ ꯑꯃꯅꯤ ꯍꯥꯏꯔꯒ ꯆꯥꯛ ꯊꯣꯡꯉ ꯂꯩꯔꯛꯄꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯐꯪꯉꯛꯇꯦꯕ ꯏꯅꯦ ꯃꯤꯀꯨꯅ ꯃꯧ ꯁꯤ ꯊꯣꯡꯉꯨꯍꯦ ꯑꯅ ꯏꯟꯖꯥꯡꯁꯤꯃ ꯄꯤꯔꯛꯑꯒ ꯆꯥꯛ ꯊꯣꯡꯕ ꯑꯩ ꯐꯪꯉꯛꯇꯦꯕꯀꯣ ꯉꯁꯥꯏꯒꯤ ꯃꯝꯃꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯗꯒꯤ ꯄꯩꯁా ꯍꯥꯠꯈꯤꯕ ꯂꯣꯟ ꯂꯧꯔꯒ ꯁꯤꯡꯉꯛꯇꯕ ꯗꯦꯂꯤ ꯀꯂꯦꯛꯁꯟ ꯃꯔꯨꯞ ꯌꯥꯎꯔꯒ ꯃꯔꯨꯞ ꯐꯪꯈ꯭ꯔꯒ ꯗꯨꯀꯥꯟ ꯊꯣꯡ ꯍꯥꯡꯉꯛꯈꯤꯗ꯭ꯔꯕ ꯑꯗꯨꯝꯕ ꯄꯩꯁꯥ ꯊꯧꯕ ꯈꯣꯠꯄꯁꯦ ꯑꯃꯨꯛ ꯆꯠꯂꯦ ꯍꯣꯏ ꯑꯗꯩ ꯄꯨꯡ ꯍꯜꯂꯛꯑꯒꯅꯦ ꯑꯩ ꯏꯆꯥꯁꯦ ꯃꯇꯝꯁꯤꯗ ꯏꯆꯥꯅꯨꯄꯤ ꯑꯍꯟ ꯄꯣꯛꯑꯦꯀꯣ ꯑꯗꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯋꯥꯏꯑꯦ ꯃꯤꯅꯒ ꯄꯩꯁꯥꯒꯁꯦ ꯍꯥꯠꯈꯤꯗꯅ ꯑꯩꯈꯣꯏꯅ ꯃꯔꯨꯞ ꯀꯛꯊꯠꯂꯨꯕ ꯃꯌꯥꯝꯁꯦ ꯍꯨꯟꯗ ꯌꯥꯗꯕ ꯊꯥꯎ ꯒꯥꯔꯤ ꯃꯆꯥꯒꯤ ꯊꯥꯎꯁꯦ ꯃꯇꯝꯗꯣ ꯂꯤꯇꯔꯗ ꯂꯨꯄꯥ 10 ꯈꯛ ꯄꯤꯔꯝꯃꯦꯕ ꯁꯤꯒꯤ ꯂꯨꯄꯥ 10ꯁꯦ ꯍꯦꯛ ꯂꯧꯊꯣꯛꯎꯕꯗꯗꯤ ꯃꯔꯨꯞ ꯍꯨꯟꯅꯤꯡꯉꯥꯏ ꯄꯩꯁꯥꯁꯦ ꯁꯨꯔꯣꯏꯗꯣꯏꯕ ꯁꯥꯏꯀꯜꯁꯦ ꯊꯧꯔꯦꯗꯅꯀꯣ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯇꯥꯡꯀꯛ ꯍꯣꯏ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨ ꯁꯥꯏꯀꯜꯁꯦ ꯊꯧꯔ ꯄꯩꯁꯥ ꯊꯧꯕꯁꯦ ꯑꯩꯅ ꯆꯠꯂꯦ ꯑꯗꯩ ꯑꯉꯥꯡꯁꯦ ꯄꯣꯔꯦ ꯑꯗꯩ ꯅꯪꯒꯟꯗ ꯑꯉꯥꯡꯁꯦ ꯃꯈꯣꯡ ꯍꯥꯝꯖꯜꯂꯛꯇꯅ ꯏꯕꯥꯅꯤꯁꯦ ꯄꯨꯡꯇꯩ ꯇꯩꯕ ꯑꯗꯩ ꯅꯣꯡꯁꯦ ꯆꯨꯁꯜꯂꯛꯇꯅꯅꯦ ꯋꯥ ꯆꯨꯁꯜꯂꯒ ꯁꯥꯏꯀꯜꯁꯦ ꯊꯧꯔꯤꯉꯩꯗ ꯊꯦꯡꯉꯅꯦꯅ ꯅꯣꯡ ꯃꯔꯛꯇ ꯑꯗꯨꯝ ꯊꯧꯃꯤꯟꯅꯔꯛꯄ ꯏꯃꯥ ꯏꯆꯥꯁꯦ ꯁꯥꯏꯀꯜꯗꯀꯣ ꯑꯗꯩ ꯃꯤ ꯃꯌꯨꯝꯁꯤꯗ ꯃꯤꯁꯦ ꯄꯩꯁꯥ ꯑꯩꯅ ꯊꯧꯕ ꯆꯠꯂꯤꯕꯁꯦ ꯂꯩꯇꯦꯅ ꯉꯥꯏꯕꯗ ꯃꯤ ꯃꯌꯨꯝꯗ ꯃꯈꯣꯡ ꯈꯔ ꯍꯥꯝꯖꯜꯂꯒ ꯑꯉꯥꯡꯅꯤꯅ ꯀꯞꯁꯜꯂꯛꯅꯤꯉꯥꯏ ꯇꯧꯁꯜꯂꯒ ꯑꯗꯩ ꯃꯤꯒꯤ ꯆꯥꯛ ꯊꯤꯗꯣꯔꯛꯄꯗꯣ ꯆꯥꯒꯦ ꯈꯔ ꯍꯥꯏꯔꯛ ꯌꯥꯝꯅ ꯋꯥꯅ ꯍꯧꯔꯛꯑꯦ ꯏꯆꯥ ꯑꯝꯇ ꯐꯖꯅ ꯏꯔꯦꯟꯅ ꯏꯆꯥꯗꯨ ꯈꯛ ꯌꯣꯛꯄꯁꯦ ꯐꯪꯉꯛꯇꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯁꯥꯏꯒꯤ ꯑꯗꯨ ꯍꯜꯂꯛꯑꯒꯅꯦ ꯏꯆꯥꯁꯦ ꯑꯩꯅ ꯗꯣꯝ ꯊꯥꯔꯦꯀꯣ ꯃꯇꯝꯗꯨꯗꯤ ꯍꯒꯤꯁꯁꯨ ꯂꯩꯇꯦ ꯑꯉꯥꯡ ꯅꯤꯡꯊꯥꯒ ꯀꯩꯁꯨ ꯅꯤꯡꯊꯥꯅ ꯂꯣꯏ ꯑꯣꯏꯌꯦꯕ ꯑꯗꯨꯁꯦ ꯑꯩꯅ ꯑꯌꯨꯛꯁꯤꯗ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯃꯈꯣꯡ ꯍꯥꯝꯕ ꯃꯌꯨꯡ ꯍꯥꯝꯕꯒꯤ ꯅꯤꯡꯊꯥ ꯃꯌꯥꯝꯁꯦ ꯇꯞꯁꯤ ꯄꯤꯛ ꯊꯟꯅ ꯏꯟꯓꯜꯂꯝꯗꯣꯏꯅꯤꯀꯣ ꯀꯥꯡꯒꯗ ꯑꯗꯨꯒ ꯑꯩꯅ ꯍꯜꯂꯛꯄꯁꯤꯗꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯒꯤ ꯃꯇꯝꯗ ꯃꯥꯁꯦ ꯁꯥꯏꯅꯁꯁꯦ ꯅꯥꯗꯅ ꯃꯥꯁꯦ ꯉꯟꯅ ꯍꯧꯒꯠꯄꯁꯦ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯗꯨꯒꯤ ꯅꯪ ꯇꯨꯝꯃꯣꯅ ꯑꯉꯥꯡꯁꯤꯁꯨ ꯑꯩꯅ ꯄꯨꯔ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯍꯦꯛ ꯍꯜꯂꯛꯄ ꯑꯉꯥꯡꯁꯦ ꯗꯣꯝ ꯊꯥꯔꯛꯑꯣꯏ ꯃꯥꯅ ꯍꯥꯏꯔꯒ ꯑꯩꯁꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯈꯨꯗꯦꯡꯁꯦ ꯆꯤꯡꯊꯣꯛꯑꯒꯅꯦ ꯇꯨꯔꯦꯟꯁꯦ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯅꯤꯗꯅ ꯖꯣꯝ 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 ꯁꯨꯔꯨꯔꯅꯤ ꯁꯅꯥꯕꯨꯟꯁꯤꯃ ꯁꯣꯛꯀꯠꯂꯛꯑꯅꯤ ꯁꯣꯛꯀꯠꯂꯛꯏꯕ ꯁꯅꯥꯕꯨꯟꯗꯨꯅ ꯆꯥꯛ ꯊꯣꯡꯉ ꯆꯥꯔꯛꯑꯦꯕ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯕ꯭ꯔꯥꯏꯠ ꯑꯃꯐꯧꯅꯦ ꯑꯩꯈꯣꯏ ꯈꯤꯜꯂ ꯊꯝꯕ ꯉꯝꯗꯕ ꯈꯨꯗꯛꯇ ꯁꯣꯛꯑꯒ ꯑꯗꯩ ꯏꯁꯤꯡꯁꯦ ꯆꯥꯛ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯨꯡ 10ꯁꯤꯗ ꯕꯦꯡ ꯅꯪꯅꯕ ꯑꯃꯨꯛ ꯊꯣꯛꯇꯣꯏꯅꯤꯀꯣ ꯁꯤꯗ ꯁꯅꯥ ꯊꯝꯒꯦ ꯍꯥꯏꯕ ꯃꯤ ꯂꯧꯒꯦ ꯍꯥꯏꯕ ꯃꯤ ꯍꯟꯒꯦ ꯍꯥꯏꯕ ꯃꯤ ꯑꯗꯩ ꯂꯣꯟ ꯂꯧꯒꯦ ꯍꯥꯏꯕ ꯃꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯤꯗꯅ ꯍꯣꯏ ꯇꯧꯔ ꯄꯨꯡ 3ꯁꯤꯗ ꯑꯃꯨꯛ ꯊꯣꯡ ꯂꯣꯜꯂꯅꯤꯗꯅ ꯄꯨꯡ 3 ꯃꯈꯥꯏ ꯁ꯭ꯋꯥꯏꯗꯒꯤ ꯑꯃꯨꯛ ꯄꯩꯁꯥ ꯈꯣꯝꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯆꯠ ꯂꯩꯔꯒ ꯄꯨꯡ 8
ꯇꯔꯦꯝ ꯈꯥꯏ ꯁ꯭ꯋꯥꯏꯗ ꯄꯩꯁꯥ ꯈꯣꯝꯕꯁꯤ ꯂꯣꯏꯔꯦ ꯑꯗꯩ ꯃꯍꯥꯖꯣꯟꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯒ ꯅꯣꯡꯃꯒꯤ ꯁꯅꯥꯍꯟꯕ ꯂꯥꯛꯄꯁꯦ ꯑꯃꯨꯛ ꯍꯟꯗꯣꯛꯎꯗꯣꯏꯕ ꯑꯗꯩ ꯈꯣꯝꯒꯠꯂꯛꯄ ꯄꯩꯁꯥꯁꯦ ꯃꯥꯒꯤꯅ ꯃꯥꯒꯤ ꯊꯤꯒꯠꯂꯝꯗꯣꯏꯕ ꯑꯩꯈꯣꯏꯒꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯈꯥꯏꯕꯤꯔꯛꯇꯣꯏꯕ ꯇꯧꯔꯒ ꯍꯤꯁꯥꯞ ꯂꯣꯏꯔꯛꯄꯗ ꯄꯨꯡ 9 ꯃꯈꯥꯏꯁꯦ ꯇꯥꯏꯌꯦꯕ ꯑꯗꯩ ꯍꯜꯂꯛꯑꯒꯅꯦ ꯑꯉꯥꯡꯁꯦ ꯗꯣꯝ ꯊꯥꯔꯑꯣꯏ ꯃꯥꯅ ꯐꯃꯨꯡꯁꯦ ꯉꯥꯛꯇꯪ ꯇꯤꯡꯊꯣꯛꯑꯦꯗꯅ ꯑꯗꯨꯒꯅꯦ ꯆꯥꯛꯁꯦ ꯀꯥꯝꯃꯒ ꯆꯥꯗꯣꯏꯅꯦꯕ ꯆꯥꯛꯁꯦ ꯀꯥꯝꯕꯗ ꯀꯨꯀꯔꯁꯦ ꯃꯁꯥꯅ ꯇꯥꯔꯒ ꯐꯖꯅ ꯂꯧꯊꯣꯛꯑ ꯆꯥꯕꯁꯦ ꯅꯪꯗꯗꯅꯅꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯥꯝꯕ ꯑꯅꯤꯔꯣꯝꯂꯛ ꯀꯥꯝꯃꯦ ꯑꯗꯨꯒ ꯃꯅꯤꯟ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯍꯜꯂꯒꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯆꯥꯛꯇꯣ ꯄꯨꯡꯄꯦꯠ ꯄꯦꯠꯈꯩ ꯈꯦꯔ ꯁꯥꯗꯅꯅꯦ ꯒꯣꯔꯣ ꯒꯣꯔꯣ ꯀꯣꯊꯣꯛꯑꯒ ꯄꯨꯟꯁꯤꯗ ꯏꯟꯖꯥꯡꯁꯦ ꯊꯣꯡꯉꯒ ꯆꯥꯕꯁꯦ ꯉꯝꯃꯛꯇ꯭ꯔꯕꯅꯦꯕ ꯑꯂꯨꯁꯦ ꯉꯥꯟꯕꯁꯦ ꯂꯧꯊꯣꯛꯑꯒ ꯃꯦꯠꯂꯒꯅꯦ ꯅꯪꯕꯣꯏ ꯅꯪꯗꯕꯣꯏ ꯐꯨꯔꯨ ꯐꯨꯔꯨ ꯑꯗꯨꯝ ꯆꯥꯔꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯛꯑꯦꯕ ꯍꯣꯠꯅꯔꯛꯄꯁꯦ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯁꯤꯗ ꯑꯩꯅ ꯀꯩꯅꯣꯁꯦ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯊꯧꯅꯥ ꯃꯥꯡꯉꯕ ꯑꯗꯨꯝꯕ ꯃꯌꯥꯝꯁꯦ ꯂꯥꯛꯄꯤꯌꯣꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅꯒ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯒ ꯃꯔꯨꯞ ꯌꯥꯎꯔꯛꯄ ꯑꯩꯈꯣꯏ ꯃꯔꯨꯞꯁꯤꯗ ꯂꯨꯄꯥ 5,000 ꯊꯥꯡꯕꯁꯦ ꯑꯩꯈꯣꯏ ꯌꯥꯏꯔꯤꯄꯣꯛꯇ ꯇꯧꯅꯩꯁꯦ ꯇꯦꯟꯗꯔ ꯀꯣ ꯂꯣꯇꯔꯤꯗꯤ ꯀꯩꯝ ꯀꯥꯟꯅꯗꯦꯕ ꯂꯣꯇꯔꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ 50 ꯇꯧꯔꯦ ꯂꯨꯄꯥ 50,000 ꯇꯥꯔꯦ 1,000 ꯊꯥꯡꯕꯁꯦ ꯑꯦꯛꯖꯥꯝꯄꯜ ꯀꯣ ꯃꯥ ꯂꯨꯄꯥ 1,000ꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ 500ꯒꯨꯝꯕ ꯍꯥꯞꯀꯠꯂꯛꯀꯅꯤꯀꯣ ꯑꯗꯨ ꯇꯧꯔꯒ ꯍꯌꯦꯡ ꯑꯔꯣꯏꯕꯗ 50,000ꯒ 5 ꯍꯨꯝꯐꯨ ꯁꯨꯃꯥꯏꯅ ꯈꯛ ꯐꯪꯉꯦꯕ ꯇꯦꯟꯗꯔ ꯍꯥꯏꯕꯁꯤꯗꯗꯤ ꯂꯨꯄꯥ 5,000 ꯊꯥꯡꯉꯒ ꯌꯥꯏꯄꯣꯛꯇ ꯍꯧꯖꯤꯛꯁꯦ 3.5 ꯇꯥꯏꯌꯦꯕ ꯑꯗꯨꯗꯤ ꯆꯍꯤ 3ꯗ ꯂꯣꯏ ꯆꯍꯤ 3 ꯍꯥꯏꯕꯁꯦ ꯊꯥ 36ꯅꯦꯕ ꯊꯥ 36ꯁꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯍꯨꯜꯂꯛꯄꯗ 5,000 ꯊꯥ ꯑꯃꯗ ꯍꯨꯜꯂꯛꯄꯗ ꯊꯥ 30ꯗ 1,50,000 ꯂꯩꯇ꯭ꯔꯥ ꯊꯥ 6ꯇꯨꯒꯤ 30,000 ꯑꯃꯒ 1,50,000ꯗꯨꯒ 50,000 ꯈꯛ ꯂꯩꯇ꯭ꯔꯥ ꯑꯔꯣꯏꯕꯗꯗꯤ 3.5 ꯇꯥꯗꯣꯏꯅꯦꯕ ꯇꯪꯈꯥꯏ ꯍꯦꯟꯅ ꯇꯣꯡꯉꯦꯕ ꯁꯤꯒꯤ ꯃꯔꯨꯞꯁꯦ ꯅꯨꯄꯥꯁꯤꯁꯨ ꯊꯕꯛ ꯀꯩꯅꯣꯝꯃ ꯁꯨꯕꯤꯔꯣ ꯁꯤꯌꯥꯔ ꯑꯝꯇꯪ ꯌꯥꯎꯕꯤꯔꯣ ꯅꯨꯄꯤꯁꯤꯁꯨ ꯐꯤ ꯁꯥꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯇꯧꯔꯣ 5,000ꯁꯦ ꯑꯝꯇꯪ ꯌꯥꯎꯕꯤꯔꯣꯕ ꯃꯕꯥꯅꯤꯅ ꯆꯍꯤ 3 ꯂꯩꯔꯒ 8,00,000ꯅꯦꯕ ꯃꯔꯨꯞ ꯌꯥꯎꯐꯝꯗꯨꯁꯨ ꯑꯩ ꯇꯥꯛꯆꯒꯦ 8,00,000ꯅꯤ ꯃꯕꯥꯅꯤꯅ ꯐꯪꯗꯣꯏꯁꯦ 8,00,000ꯇꯨꯅ ꯑꯃꯨꯛ ꯃꯕꯥꯅꯤꯅꯅꯦ ꯁꯅꯥꯕꯟꯗꯣꯞ ꯂꯧꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯁꯦꯟꯗꯣꯏ ꯁꯥꯟꯅꯖꯔꯒ ꯑꯗꯨꯅ ꯀꯔꯕꯥꯔ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯑꯃꯨꯛꯀ ꯃꯔꯨꯞ ꯃꯔꯣꯜ ꯑꯃꯒ ꯌꯥꯎꯁꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ 1,10,000 ꯄꯥꯔ ꯃꯣꯏꯅ ꯌꯨꯝ ꯄꯥꯟꯕ ꯌꯥꯏꯑꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯁ ꯃꯥꯗꯤ ꯕꯥꯏꯛ ꯊꯧꯈ꯭ꯔꯦ ꯑꯗꯩ ꯃꯄꯥ ꯑꯣꯏꯅ ꯃꯣꯏꯗꯤ ꯇꯧꯒꯦꯗ ꯃꯅꯤꯡ ꯊꯨꯡꯍꯜꯂꯤ ꯗ꯭ꯔꯦꯁ ꯑꯇꯥꯡꯕ ꯁꯦꯠꯍꯜꯂꯦꯅ ꯅꯨꯄꯥꯗꯁꯨ ꯌꯥꯝ ꯅꯤꯡꯕ ꯀꯥꯏꯕ ꯂꯩꯖꯩꯑꯕ ꯑꯩꯈꯣꯏꯁꯤꯗꯤ ꯀꯩꯁꯨ ꯃꯤꯊꯥꯅꯗ꯭ꯔꯦ ꯏꯃꯥꯟꯅꯕꯈꯩꯅ ꯑꯗꯨꯗꯨꯅ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯍꯌꯦꯡ ꯄꯣꯂꯣꯏꯅꯦꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥ ꯃꯌꯥꯝ ꯑꯃꯅꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯏꯄꯥ ꯇꯣꯂꯣꯞ ꯆꯥꯏ ꯑꯗꯨ ꯇꯧꯋꯦꯅ ꯇꯧꯕꯗ ꯃꯊꯪ ꯃꯄꯥꯗꯣ ꯑꯩꯈꯣꯏꯒꯤ ꯃꯆꯥꯈꯩ ꯂꯥꯏꯔꯤꯛ ꯊꯥꯔꯛꯄ ꯑꯗꯒꯤ ꯂꯨꯍꯣꯡꯉꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯆꯥꯗꯨꯅ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯋꯥꯕ ꯄꯤꯛꯊꯟꯅ ꯌꯥꯎꯋꯦꯕ ꯑꯩ ꯏꯄꯥ ꯇꯣꯂꯣꯞ ꯆꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯉꯩꯗ ꯊꯕꯛ ꯁꯨꯕꯗꯤ ꯍꯩꯍꯧꯗ꯭ꯔꯕ ꯑꯗꯨꯒ ꯂꯥꯏꯔ ꯃꯆꯥ ꯃꯄꯥ ꯍꯖꯤꯔꯥ ꯁꯨꯕꯒꯤ ꯃꯆꯥꯗꯨꯅ ꯑꯩꯈꯣꯏꯗꯤ ꯋꯥꯕꯅꯤꯅꯅꯦ ꯁꯨꯔ ꯅꯣꯝ ꯍꯣꯠꯅꯈꯤꯕꯗ ꯕꯣꯔꯣ ꯃꯤꯁꯇꯤꯒ ꯑꯣꯏꯗꯅ ꯗꯨꯀꯥꯟꯒ ꯆꯥꯎꯅ ꯐꯝꯕ ꯅꯨꯡꯉꯥꯏꯕꯁꯨ ꯄꯤꯛꯊꯟꯅ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯒꯅꯦ ꯌꯦꯡꯅꯔꯀꯥꯟꯗꯨꯗ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅ ꯌꯦꯡꯅꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯉꯥꯏꯔꯦ ꯏꯃꯥꯟꯅꯕꯤ ꯃꯌꯨꯝ ꯄꯥꯟꯅꯕꯁꯦ ꯂꯣꯏ ꯌꯦꯡꯅꯩꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯈꯤꯕꯁꯤꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩ ꯋꯥꯕꯁꯤꯅ ꯂꯣꯠꯅꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯨ ꯃꯣꯏꯅ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗꯣ ꯅꯠꯇꯦꯕ ꯌꯦꯡꯗꯣꯏꯁꯦ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯀꯥꯟꯒꯤ ꯄꯨꯟꯁꯤꯗꯨꯅꯦꯕ ꯑꯗꯨ ꯌꯦꯡꯉꯛꯀꯗꯕꯅꯦꯕ ꯑꯗꯨꯗꯨꯅ ꯑꯗꯨꯒꯤꯗꯃꯛꯇ ꯇꯨꯡꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩ ꯀꯠꯊꯣꯛꯄ ꯇꯥꯏꯌꯦꯕ ꯑꯩ ꯋꯥꯕ ꯇꯥꯏ ꯍꯣꯠꯅꯕ ꯇꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯀꯨꯝꯍꯩ ꯍꯔꯥꯎꯁꯨ ꯌꯥꯎꯕꯤꯗꯕꯤ ꯑꯗꯒꯤ ꯀꯦꯕ ꯃꯧꯕ ꯃꯇꯝ ꯈꯔ ꯐꯤꯔꯣꯜ ꯑꯅꯧꯕ ꯂꯩꯕ ꯂꯣꯏ ꯂꯦꯞꯊꯣꯛꯄ ꯑꯗꯨꯒ ꯃꯕꯥꯅꯤꯁꯦ ꯃꯥꯟꯅꯔꯒ ସଂꯁꯥꯔꯁꯤꯗ ꯏꯕꯥꯅꯤꯗꯒꯤ ꯍꯦꯟꯕ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯔꯒꯅꯦ ꯁꯨꯡ ꯁꯥꯔ ꯂꯦꯞꯃꯤꯟꯅꯔꯒ ꯑꯝꯇꯪ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯩꯒꯤ ꯑꯦꯗꯚꯥꯏꯁ ꯈꯛ ꯂꯧꯕꯤꯌꯨ ꯃꯇꯝ ꯈꯔ ꯀꯠꯊꯣꯛꯃꯤꯟꯅꯁꯤ ꯑꯗꯨꯒꯅꯦ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯃꯤꯔꯛ ꯇꯤꯟꯅ ꯀꯥꯔ ꯊꯧꯗꯅ ꯆꯦꯛꯀꯤ ꯌꯨꯝ ꯑꯃ ꯁꯥꯗꯅ ꯀꯔꯕꯥꯔ ꯑꯃ ꯇꯧꯔꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯅꯦꯕ ꯑꯗꯩ ꯈꯠꯁꯨ ꯈꯠꯅꯗꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯂꯩꯇꯕ ꯑꯗꯨꯃꯥꯏꯅꯅꯦ ꯑꯩ ꯂꯝꯖꯤꯡꯖꯒꯦꯕ ꯑꯗꯨꯝꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯄꯥꯈꯪ ꯃꯆꯥ ꯊꯃꯣꯏ ꯁꯦꯡꯕ ꯃꯌꯥꯝꯗꯣ ꯑꯩ ꯂꯝꯖꯤꯡꯖꯒꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯊꯧꯅꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯃꯣꯏꯗ ꯑꯩ ꯂꯤꯅꯤꯡꯉꯤ ꯇꯥꯍꯟꯅꯤꯡꯉꯤ ꯈꯪꯍꯟꯅꯤꯡꯉꯦꯕ ꯑꯩꯈꯣꯏꯅꯒ ꯋꯥꯔꯛꯄ ꯃꯌꯥꯝꯁꯦ ꯑꯗꯣ ꯃꯣꯏꯗꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣꯁꯦ ꯑꯝꯐꯥꯎ ꯂꯩꯅꯗ꯭ꯔꯦꯕ ꯃꯣꯏꯁꯤꯗ ꯇꯧꯔꯤꯁꯦ ꯄꯨꯔꯥ ꯁꯣꯏꯕ ꯀꯩꯅꯣꯝꯈꯛ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯁꯤ ꯑꯣꯏꯅ ꯌꯥꯝ ꯄꯥꯈꯠꯂꯦꯕ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯀꯔꯤꯅꯣꯅꯦ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤꯗꯤꯅ ꯑꯩꯈꯣꯏꯁꯨ ꯊꯦꯡꯈꯥꯡ ꯀꯌꯥꯅꯦꯕ ꯑꯩꯈꯣꯏꯅꯒ ꯑꯋꯥꯕ ꯊꯦꯡꯅꯔꯛꯏꯁꯦ ꯑꯗꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯝꯃꯛꯄ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯇꯥꯟꯖꯔꯛꯄ ꯏꯔꯟꯅꯥꯏ ꯃꯌꯥꯝꯗꯩ ꯂꯨꯍꯣꯡꯗꯒꯩ ꯄꯩꯁా ꯑꯣꯏꯅ ꯂꯧꯔꯒ ꯍꯣꯠꯅꯖꯔꯛꯄ ꯃꯌꯥꯝ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯑꯩ ꯌꯨꯝꯁꯦ ꯍꯣꯡꯒꯠꯂꯀꯥꯟꯗ ꯁꯦꯝꯃꯦꯀꯣ ꯁꯦꯝꯃꯀꯥꯟꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯒꯤ ꯊꯕꯛ ꯆꯦꯟꯗ ꯌꯥꯔꯛꯇꯦ ꯒꯥꯔꯤ ꯊꯥꯎ ꯍꯥꯞꯇ ꯌꯥꯗꯦ ꯃꯦꯝꯕꯔ ꯃꯌꯥꯝ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯛꯏ ꯑꯗꯩ ꯍꯣꯝꯗ ꯃꯤ ꯃꯌꯥꯝ ꯆꯪꯖꯔꯛꯏ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯛꯏ ꯑꯗꯩ ꯆꯦꯐꯣꯡꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯑꯗꯩ ꯍꯧꯖꯤꯛꯅ ꯋꯨꯃꯦꯟ ꯑꯦꯟ ꯀ꯭ꯔꯥꯏꯝ ꯍꯥꯏꯈ꯭ꯔꯦꯀꯣ ꯁꯤ ꯆꯦꯐꯣꯡꯁꯦ ꯐꯣꯡꯉꯛꯄꯗ ꯑꯍꯥꯟꯕꯗ ꯃꯣꯏ ꯈꯕꯔꯒꯤ ꯍꯣꯀꯔ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯃꯣꯏꯁꯦ ꯑꯅꯛꯄꯒꯤꯅ ꯃꯥꯏ ꯈꯕꯔꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯑ ꯂꯧꯅꯩꯌꯦꯕ ꯁꯥꯏꯀꯟꯗ ꯑꯗꯨꯒ ꯑꯔꯥꯞꯄꯁꯤꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯌꯥꯏꯔꯤꯄꯣꯛꯀꯤ ꯁꯨꯒꯨꯅꯨꯐꯧꯒꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯩꯕꯤꯐꯧꯒꯤꯁꯦ ꯕꯦꯟꯗ ꯆꯠꯂꯒ ꯑꯃꯨꯛ ꯃꯇꯦꯛꯁꯤꯗ ꯈꯕꯔ ꯂꯧꯕ ꯍꯣꯀꯔ ꯉꯥꯏꯔꯝꯃꯦꯕ ꯁꯤ ꯑꯩꯈꯣꯏꯁꯦ ꯂꯝꯒꯤꯁꯤ ꯌꯥꯎꯔꯦꯗꯅ ꯑꯩꯈꯣꯏ ꯁꯨꯝꯕ ꯆꯦꯐꯣꯡ ꯑꯃ ꯐꯣꯡꯗꯣꯔꯤ
ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯐꯣꯡꯕꯅꯤ ꯑꯁꯦꯡꯕ ꯊꯣꯛꯄ ꯀ꯭ꯔꯥꯏꯝ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯀ꯭ꯔꯥꯏꯝ ꯊꯣꯛꯇꯅ ꯍꯣꯠꯅꯕꯒꯤꯅꯤ ꯑꯗꯣ ꯁꯤ ꯆꯦꯐꯣꯡꯁꯦ ꯅꯣꯏꯅ ꯈꯕꯔ ꯊꯥꯗꯕꯗ ꯊꯥꯗꯕꯤꯌꯨꯅ ꯑꯩꯈꯣꯏꯅ ꯇꯧꯋꯦꯗ ꯃꯣꯏꯅ ꯍꯥꯏꯌꯦꯕ ꯈꯕꯔꯁꯨ ꯑꯍꯥꯟꯕꯗ ꯊꯥ ꯑꯃꯨꯛꯁꯦ ꯐ꯭ꯔꯤꯗ ꯆꯥꯏꯊꯣꯛꯑꯒ ꯃꯤꯈꯩꯅ ꯄꯥꯝꯃꯦ ꯍꯥꯏ ꯀꯥꯟꯗ ꯑꯣꯔꯗꯔ ꯇꯧꯔꯒ ꯂꯩꯕꯅꯤ ꯑꯗꯨꯅ ꯅꯣꯏꯒꯤ ꯆꯦꯐꯣꯡꯁꯤꯁꯨ ꯑꯍꯥꯟꯕꯗ ꯊꯥ 3-4 ꯅꯣꯏꯅ ꯐ꯭ꯔꯤꯗ ꯄꯤꯔꯒ ꯃꯤꯈꯩꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯀꯥꯟꯗ ꯇꯧꯒꯗꯕꯅꯤ ꯑꯍꯥꯟꯕꯗ ꯌꯣꯟꯕꯗꯤ ꯀꯅꯥꯝ ꯂꯩꯕꯤꯔꯣꯏ ꯆꯦꯐꯣꯡꯗꯣ ꯀꯩꯅꯣ ꯈꯪꯗꯕꯅꯤꯅ ꯍꯥꯏꯔꯦꯕ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯦꯐꯣꯡꯁꯤꯗꯤ ꯑꯍꯥꯟꯕ ꯍꯦꯛ ꯐꯣꯡꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯍꯦꯛ ꯂꯩꯈꯤꯗꯕ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯖꯦꯝ ꯍꯣꯟꯗꯀꯣ ꯑꯩꯈꯣꯏ ꯖꯨꯟꯒꯤ ꯇꯥꯡ 6ꯅꯦ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯀꯥꯎꯗꯦ ꯍꯣꯏ ꯖꯦꯝ ꯍꯣꯟꯗ ꯐꯣꯡꯉꯦ ꯑꯗꯨꯒ ꯂꯩꯈꯤꯗꯕ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯏꯃꯨꯡ ꯃꯅꯨꯡ ꯕꯥꯇꯣꯟ ꯇꯧꯔꯒ ꯃꯣꯏꯒꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯃ ꯍꯧꯗꯣꯛꯈꯤꯕ ꯀꯞꯅꯗꯅ ꯂꯥꯎꯅꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯦꯐꯣꯡꯁꯦ ꯐꯣꯡꯈꯤ ꯑꯍꯥꯟꯕ ꯐꯣꯡꯕꯗꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯈ꯭ꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯊꯥ 2-3ꯁꯦ ꯃꯣꯏꯅ ꯐ꯭ꯔꯤꯗ ꯐꯣꯡꯉ ꯑꯗꯨꯃꯥꯏꯅ ꯐꯣꯡꯕꯗꯅꯦ ꯑꯩꯈꯣꯏ ꯑꯩꯒꯤ ꯇꯨꯡꯁꯤꯟꯖꯔꯤꯕ ꯄꯩꯁꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯆꯦꯟꯈꯠꯂꯛꯄ ꯂꯣꯏ ꯂꯣꯏꯁꯜꯂꯦꯕ ꯑꯩꯁꯦ ꯀꯞꯄꯦꯀꯣ ꯑꯁ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤꯅ ꯑꯗꯩ ꯑꯩꯅ ꯍꯥꯏꯔꯦꯕ ꯃꯣꯏꯗ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯄꯩꯁꯥ ꯑꯩꯈꯣꯏ ꯆꯦꯐꯣꯡꯁꯦ ꯐꯣꯡꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯆꯦꯐꯣꯡꯗꯨꯗꯤ ꯑꯩꯈꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯗꯦꯠ 1-1ꯗ ꯑꯗꯨꯝ ꯐꯣꯡꯅꯤ ꯄꯥꯝꯕꯤꯔꯒꯗꯤ ꯍꯣꯀꯔꯒꯩꯗꯤ ꯂꯩꯕꯤꯌꯣꯅ ꯊꯥꯈ꯭ꯔꯦꯕ ꯍꯣꯏ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯂꯩꯔꯦ ꯐꯔꯦ ꯂꯩꯗ꯭ꯔꯦ ꯐꯔꯦ ꯑꯩꯈꯣꯏꯒꯤ ꯆꯦꯐꯣꯡꯁꯦ ꯃꯔꯥꯏꯕꯛ ꯑꯣꯏꯔꯒꯦ ꯃꯤꯅ ꯄꯥꯝꯕꯤꯗ꯭ꯔꯒꯅ ꯑꯩꯈꯣꯏ ꯇꯣꯛꯑꯒꯦ ꯑꯩꯈꯣꯏ ꯁꯨꯝ ꯐ꯭ꯔꯤꯗ ꯐꯣꯡꯕꯒꯤ ꯄꯩꯁꯥꯗꯤ ꯂꯩꯇꯕꯅꯤꯅ ꯑꯗꯨꯅ ꯑꯅ ꯍꯥꯏꯔꯒ ꯅꯣꯏ ꯄꯩꯁꯥ ꯑꯣꯏꯅ ꯂꯩꯔꯣ ꯆꯦꯐꯣꯡꯁꯦꯅ ꯃꯣꯏꯗ ꯂꯩꯍꯜꯂꯦ ꯃꯣꯏꯁꯨ ꯀꯤꯕꯅꯤꯅ ꯃꯤꯅ ꯂꯩꯕꯤꯒꯗ꯭ꯔꯥ ꯂꯩꯕꯤꯔꯣꯏꯗ꯭ꯔꯅ ꯆꯦꯐꯣꯡꯁꯦ ꯈꯤꯇꯪꯈꯛ ꯂꯩꯅꯩꯌꯦꯕꯀꯣ ꯆꯥꯡ ꯌꯦꯡꯒꯦꯅ ꯑꯗ ꯃꯤꯈꯩꯗꯨꯅ ꯃꯣꯏꯅ ꯆꯦꯐꯣꯡꯗꯣ ꯐ꯭ꯔꯤꯗ ꯊꯥꯗꯔꯛꯇ꯭ꯔꯕꯅꯤna ꯃꯤꯈꯩꯁꯤꯅ ꯗꯦꯠ 1ꯗ ꯐꯣꯡꯉꯒ ꯆꯦꯐꯣꯡ ꯊꯥꯗꯔꯛꯇꯦ ꯀꯩꯒꯤꯅꯣ ꯃꯣꯏꯁꯨ ꯄꯩꯁꯥ ꯂꯩꯇꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯦ ꯑꯅ ꯍꯥꯏꯕꯗꯩ ꯑꯩꯈꯣꯏ ꯂꯩꯒꯦ ꯄꯤꯔꯛꯑꯣ ꯑꯣꯔꯗꯔꯁꯦ ꯂꯣꯏ ꯇꯧꯔꯛꯑꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯆꯦꯐꯣꯡꯁꯦ ꯐꯖꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯑꯗꯩ ꯆꯦꯐꯣꯡꯁꯤꯒꯤ ꯄ꯭ꯔꯦꯁꯀꯤ ꯄꯩꯁꯥ ꯄꯤꯊꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯦꯝꯖꯕ ꯈꯔꯁꯤꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯐꯖꯅ ꯑꯩꯈꯣꯏ ꯔꯟꯒ ꯇꯧꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅꯒ ꯋꯥꯔꯛꯈꯤꯕ ꯃꯇꯥꯡ ꯋꯥꯕꯒꯤꯗꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯦ ꯍꯣꯏ ꯑꯗꯩ ꯆꯠꯊꯣꯛꯎꯔꯒ ꯍꯜꯂꯛꯄꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯗꯗꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯀꯞꯇꯅ ꯂꯥꯛꯑꯦꯀꯣ ꯑꯩꯈꯣꯏꯒꯤ ꯆꯦꯡꯁꯦ ꯊꯣꯡꯅꯤꯡꯉꯥꯏꯗꯤ ꯂꯩꯇ꯭ꯔꯕ ꯑꯉꯥꯡꯈꯩꯁꯤꯅꯗꯤ ꯏꯆꯦ ꯆꯦꯡ ꯆꯥꯛ ꯊꯣꯡꯉꯒꯦ ꯊꯕꯛꯇꯤ ꯋꯥꯅ ꯍꯜꯂꯛꯑꯕꯅꯤꯅ ꯑꯩꯅꯗꯤ ꯁꯣꯝꯗ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗꯨꯁꯨ ꯍꯣꯡꯒꯠꯂꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯁꯥꯒꯩ ꯅꯥꯇꯩ ꯂꯩꯇꯕꯅꯤꯅ ꯍꯪꯐꯝꯁꯨ ꯂꯩꯇꯕꯀꯣ ꯌꯨꯝ ꯍꯣꯡꯉꯛꯄꯅꯤna ꯑꯗꯩ ꯑꯃꯨꯛ ꯌꯨꯝ ꯍꯣꯡꯕꯒꯤ ꯑꯋꯥꯕꯁꯦ ꯁꯤꯁꯨ ꯌꯥꯝ ꯋꯥꯏꯑꯦꯕ ꯍꯣꯏ ꯑꯗꯩ ꯑꯃꯨꯛ ꯆꯦꯡꯁꯦ ꯑꯩꯅꯗꯤ ꯂꯩꯇ꯭ꯔꯕ ꯈꯨꯝꯕꯁꯦ ꯉꯝꯗ꯭ꯔꯕ ꯃꯣꯏꯅꯗꯤ ꯏꯆꯦꯅ ꯇꯧꯕꯁꯤꯗꯅꯦ ꯑꯩꯅ ꯀꯞꯄꯁꯦ ꯃꯣꯏ ꯈꯪꯉꯦꯕꯀꯣ ꯆꯦꯡ ꯂꯩꯇꯦꯁꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯒ ꯆꯪꯉꯛꯄ ꯃꯧꯁꯤꯡꯗꯨꯅ ꯃꯌꯨꯝꯗꯒ ꯆꯠꯂ ꯆꯦꯡꯒ ꯂꯧꯔꯒ ꯊꯣꯡꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯊꯕꯛ ꯆꯠꯄꯁꯦ ꯏꯁꯤꯡꯗꯤ ꯊꯛꯅꯤꯡꯕ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯐꯥꯎ ꯂꯩꯔ ꯊꯛ ꯉꯝꯗꯗꯅꯅꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯉꯒ ꯏꯁꯤꯡ ꯊꯛꯄ ꯍꯦꯟꯄꯝꯗꯩ ꯅꯣꯝꯃ ꯏꯁꯤꯡ ꯊꯛꯄ ꯌꯥꯝ ꯊꯤꯅ ꯋꯥꯅ ꯍꯣꯠꯅꯔꯛꯑꯦꯕꯀோ ꯑꯗꯣ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯈꯥꯡꯃꯤꯟꯅꯁꯤ ꯑꯩꯁꯨ ꯉꯁꯤ ꯑꯩꯅ ꯍꯣꯠꯅꯖꯔꯛꯄ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯑꯩꯅ ꯂꯤꯊꯣꯔꯛꯏꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯑꯣꯏꯔꯀꯥꯟꯗ ꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯃꯤꯑꯣꯏ ꯈꯔꯒꯤ ꯄꯨꯟꯁꯤꯗ ꯊꯧꯅꯥ ꯍꯥꯞꯄꯒ ꯃꯤꯑꯣꯏ ꯈꯔꯗꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯐꯨꯗꯣꯛꯑꯀꯥꯟꯗ ꯊꯃꯣꯏ seengna ꯅꯨꯡꯁꯤꯅꯔꯒ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯀꯌꯥꯝꯗꯗꯤ ꯂꯝꯖꯤꯡꯖꯔꯝꯃꯒꯦꯅ ꯑꯩ ꯉꯁꯤ ꯋꯥꯔꯤꯁꯦ ꯂꯤꯊꯣꯛꯔꯛꯏꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯕꯗꯤ ꯑꯣꯖꯥꯒꯤ ꯃꯇꯤꯛ ꯃꯒꯨꯜ ꯃꯌꯥꯝ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯤꯡꯊꯥꯗꯕ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤꯗꯒꯤ ꯃꯌꯥꯝꯅꯁꯨ ꯀꯥꯟꯅꯕꯁꯤ ꯂꯧꯕꯤꯌꯨ ꯑꯃꯗꯤ ꯑꯣꯖꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯁꯨ ꯆꯥꯎꯅ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯖꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯥꯎꯟꯁꯤꯂꯤꯡ ꯄꯥꯝꯕꯤꯔꯒꯁꯨ ꯑꯣꯖꯥꯒꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯂꯧꯕꯤꯔꯒ ꯀꯥꯟꯅꯕ ꯂꯧꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯣꯖꯥꯅ ꯉꯁꯥꯏ ꯊꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯂꯣꯏꯒꯤ ꯈꯟꯒꯗꯕꯅꯤ ꯍꯥꯏꯁꯤ ꯌꯥꯝꯅ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯄꯣꯠꯂꯣꯏꯒꯤ ꯈꯟꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯁꯃꯦꯟ ꯀꯃꯥꯏꯅ ꯍꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏꯒꯤ ꯄꯦꯁꯟꯁ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯒꯜ ꯑꯩꯈꯣꯏꯒꯤ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡꯁꯤꯃ ꯕꯤꯜ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯨ ꯍꯦꯜꯗꯤ ꯑꯣꯏꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯍꯥꯟꯅ ꯍꯣꯠꯍꯧꯕꯁꯤꯅ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥꯅ ꯁꯦꯇꯔꯗꯦ ꯅꯥꯏꯠ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯑꯦꯄꯤꯁꯣꯗ 9 ꯁꯨꯕ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ